ꯑꯔꯥꯝ ꯈꯧꯔꯥꯡꯕꯇꯅꯇ ꯊꯜꯂꯕ ꯄꯤꯕꯣꯛ ꯌꯥꯝꯅ ꯂꯥꯃꯜꯂꯕ ꯅꯣꯡꯁꯥꯅ ꯑꯄꯤꯛꯄ ꯖꯤꯕꯁꯤꯡꯕꯨ ꯇꯨꯍꯠꯇꯨꯅ ꯅꯨꯡꯁꯤꯕ ꯄꯣꯛꯇ ꯃꯥꯒꯤ ꯃꯆꯤꯟꯖꯥꯛ ꯑꯣꯏꯊꯣꯛꯏ꯫ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯐꯥꯎꯔꯤꯕꯗꯨ ꯀꯣꯛꯊꯣꯛꯏ꯫ ꯑꯄꯤꯛꯄ ꯖꯤꯕꯁꯤꯡꯗꯨꯅ ꯊꯋꯥꯏ ꯃꯥꯡꯖꯕꯗ ꯅꯠꯇ ꯃꯥꯒꯤ ꯎꯄꯥꯏ ꯃꯆꯦꯠ ꯑꯃꯠꯇ ꯂꯩꯈꯤꯗꯦ꯫ ꯅꯨꯡꯁꯤꯕꯗꯒꯤ ꯑꯄꯥꯝꯕꯅ ꯍꯦꯜꯂꯕꯗꯤ ꯈꯟꯊꯕꯒꯤ ꯋꯥꯈꯜ ꯁꯔꯨꯛꯁꯤ ꯈꯔ ꯃꯈꯩ ꯋꯥꯠꯇꯅ ꯊꯣꯛꯏ꯫ ꯄꯥꯝꯖꯃꯟꯕ ꯃꯇꯧ ꯎꯊꯣꯛꯃꯜꯂꯕꯁꯨ ꯄꯥꯝꯖꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯍꯦꯟꯅ ꯌꯥꯅꯤꯡꯗꯕ ꯍꯪꯒꯣꯏꯕ ꯐꯥꯎꯏ ꯄꯣꯛꯏ꯫ ꯐꯠꯇꯕꯒꯤ ꯂꯧ ꯀꯌꯥ ꯅꯤꯡꯊꯧ ꯂꯦꯝꯕ ꯃꯥꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯈꯜꯂꯒ ꯊꯕꯛ ꯊꯧꯔꯝ ꯀꯌꯥꯁꯤ ꯇꯧꯔꯒꯦ, ꯁꯤ ꯇꯧꯔꯒꯦ, ꯁꯤ ꯇꯧꯕ ꯍꯥꯏꯗꯨꯅ ꯀꯣꯛꯇꯨꯗ ꯈꯜꯂꯒ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯕꯅꯤ꯫ ꯇꯧꯔꯤꯕ ꯈꯜꯂꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯁꯤꯅ ꯂꯨꯁꯤꯕꯨ ꯃꯥꯅ ꯄꯥꯝꯖꯕ ꯈꯣꯏꯗꯥꯖꯕ ꯍꯦꯟꯃꯟꯕ ꯑꯗꯨꯅ ꯃꯔꯝ ꯆꯥꯎꯅ ꯑꯣꯏꯍꯜꯂꯛꯄꯅꯤ꯫ ꯅꯨꯡꯁꯤꯕꯅ ꯃꯤꯕꯨ ꯑꯉꯥꯎꯕ ꯑꯣꯏꯍꯜꯂꯤ, ꯅꯨꯡꯁꯤꯕꯅ ꯃꯤꯁꯛ ꯑꯃꯕꯨ ꯇꯝꯊꯤꯕꯁꯨ ꯑꯣꯏꯍꯜꯂꯤ, ꯑꯗꯨꯒ ꯅꯨꯡꯁꯤꯕꯅ ꯃꯤꯕꯨ ꯐꯍꯜꯂꯤ꯫ ꯂꯩꯈꯥ ꯇꯥꯔꯕ ꯄꯨꯟꯁꯤꯕꯨ ꯅꯨꯡꯁꯤꯕꯅ ꯀꯟꯕꯤ, ꯅꯨꯡꯁꯤꯕꯅ ꯉꯝꯗꯕ ꯑꯃꯠꯇ ꯂꯩꯇꯦ, ꯈꯨꯗꯤꯡꯃꯛ ꯅꯨꯡꯁꯤꯕꯒꯤ ꯃꯌꯥꯏꯁꯤꯗ ꯂꯣꯏꯅ ꯆꯟꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕꯁꯤꯡꯁꯤ ꯀꯥ ꯍꯦꯟꯕ ꯍꯥꯏꯕꯁꯤꯃ ꯄꯣꯛꯄ ꯌꯥꯗꯦ, ꯀꯥ ꯍꯦꯟꯅ ꯅꯨꯡꯁꯤꯁꯟꯕ ꯑꯁꯤ ꯐꯠꯇꯦ ꯍꯥꯏꯅ ꯍꯥꯏꯕꯅꯤ꯫ ꯑꯣꯏꯈ꯭ꯔꯤꯕ ꯇꯧꯈ꯭ꯔꯤꯕ ꯃꯤꯀꯨꯞꯇꯨꯒꯤ ꯃꯤꯠꯃꯥꯡ ꯑꯗꯨꯗ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡꯗꯨ ꯍꯥꯟꯅꯅ ꯅꯤꯡꯊꯧ ꯂꯦꯝꯕ ꯃꯥꯅ ꯄ꯭ꯂꯥꯟ ꯌꯥꯠꯇꯨꯅ ꯊꯝꯂꯛꯂꯕ, ꯇꯧꯔꯒꯦ ꯈꯟꯅ ꯊꯑꯣꯏꯅ ꯇꯧꯔꯛꯄ ꯆꯠꯊꯔꯛꯄ ꯊꯕꯛ ꯉꯥꯛꯇꯅꯤ꯫ ꯂꯨꯁꯤ ꯃꯥꯒꯤ ꯅꯨꯡꯁꯤꯕꯒꯤ ꯃꯌꯥꯏ ꯑꯗꯨꯅ ꯅꯤꯡꯊꯧ ꯂꯦꯝꯕ ꯇꯝꯊꯤꯕꯒꯤ ꯁꯛꯂꯣꯟ ꯑꯣꯜꯂꯛꯄꯅꯤ ꯍꯥꯏꯅ ꯍꯥꯏꯁꯤꯔꯥ ꯃꯇꯧꯗꯨꯕꯨ꯫ ꯂꯨꯁꯤ ꯅꯤꯡꯊꯧ ꯂꯦꯝꯕꯒ ꯐꯅ ꯀꯟꯅ ꯃꯨꯛꯅꯩ, ꯀꯟꯅ ꯀꯟꯅ ꯂꯥꯎꯗꯨꯅ, "ꯁꯥ! ꯅꯪꯅ ꯇꯧꯔꯤꯁꯤ ꯀꯩꯅꯣ? ꯊꯥꯗꯣꯛꯑꯣ! ꯑꯩꯕꯨ ꯊꯥꯗꯣꯛꯑꯣ!" ꯋꯥꯍꯩꯁꯤ ꯍꯥꯏꯅ ꯍꯥꯏꯅ ꯃꯨꯛꯅꯩ, ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯂꯦꯝꯕ ꯃꯥꯇꯅ ꯍꯦꯟꯅ ꯅꯝꯁꯤꯜꯂꯛꯏ꯫ ꯂꯨꯁꯤꯒꯤ ꯐꯨꯔꯤꯠꯀꯤ ꯐꯤꯕꯝ ꯑꯗꯨ ꯀꯥꯏꯔꯤ, ꯎꯕꯗ ꯐꯖꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡꯗꯨ ꯅꯥꯀꯟꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯚꯤꯗꯤꯑꯣ ꯅꯝꯁꯤꯟꯕꯁꯨ ꯂꯦꯞꯇꯦ꯫ ꯚꯤꯗꯤꯑꯣꯗ ꯂꯧꯕ ꯌꯥꯕ ꯂꯧꯔꯕ ꯃꯇꯨꯡ ꯑꯃꯗꯤ ꯐꯣꯇꯣ ꯀꯌꯥ ꯀꯥꯞꯁꯤꯜꯂꯕ ꯃꯇꯨꯡꯗ ꯅꯨꯄꯥ ꯑꯗꯨꯅ ꯅꯤꯡꯊꯧ ꯂꯦꯝꯕꯗ ꯏꯪꯒꯤꯠ ꯑꯃ ꯄꯤꯔꯝꯂꯒ ꯃꯍꯥꯛ ꯄ꯭ꯔꯞ ꯊꯣꯛꯈ꯭ꯔꯦ꯫ ꯅꯨꯄꯥ ꯑꯗꯨꯅ ꯊꯣꯛꯈ꯭ꯔꯕꯗ ꯅꯤꯡꯊꯧ ꯂꯦꯝꯕ ꯂꯨꯁꯤꯕꯨ ꯃꯨꯛꯂꯝꯕꯗꯨ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯂꯨꯁꯤꯅ ꯑꯣꯏꯅ ꯉꯝꯍꯟꯈ꯭ꯔꯦ꯫ ꯂꯨꯁꯤ ꯅꯤꯡꯊꯧ ꯂꯦꯝꯕꯕꯨ ꯏꯟꯊꯣꯛꯂꯒ ꯍꯧꯒꯠꯇꯨꯅ ꯃꯈꯨꯠ ꯑꯅꯤ ꯆꯪꯅ ꯅꯤꯡꯊꯧ ꯂꯦꯝꯕꯒꯤ ꯃꯃꯥꯏ ꯃꯃꯤꯠ ꯈꯪꯗ ꯊꯥꯖꯤꯜꯂꯛꯏ꯫ ꯃꯍꯥꯛ ꯀꯞꯄꯁꯨ ꯀꯞꯂꯦ꯫ ꯅꯪꯅ ꯈꯜꯂꯤꯁꯤ ꯀꯩꯅꯣ? ꯀꯩꯅꯣ ꯅꯪꯅ ꯄꯥꯝꯃꯤꯁꯦ? ꯁꯥ, ꯅꯪꯗꯤ ꯁꯥ ꯑꯣꯏꯔꯒ ꯂꯩꯔꯝꯂꯦ, ꯁꯥ! ꯑꯩꯕꯨ ꯁꯔꯝꯆꯠ ꯆꯠꯀꯦ ꯍꯥꯏꯗꯨꯗꯤ ꯅꯪ ꯍꯣꯠꯅꯔꯛꯀꯅꯨ, ꯈꯪꯂꯕ꯭ꯔꯥ? ꯅꯪꯅ ꯑꯩꯒꯤ ꯏꯁꯥꯁꯦ ꯅꯈꯨꯠ ꯆꯟꯁꯤꯟꯕ ꯉꯝꯗ꯭ꯔꯤꯉꯩ ꯏꯁꯥ ꯏꯊꯟꯇ ꯊꯋꯥꯏꯁꯦ ꯃꯥꯡꯍꯟꯖꯕ ꯉꯝꯃꯤ ꯍꯥꯏꯕꯁꯤꯃ ꯅꯪ ꯈꯪꯁꯤꯜꯂꯨ꯫ ꯅꯤꯡꯊꯧ ꯂꯦꯝꯕꯗꯣ ꯃꯥꯒꯤ ꯈꯜꯂꯝꯕ ꯅꯤꯡꯂꯝꯕ ꯄ꯭ꯂꯥꯟ ꯑꯗꯨ ꯁꯛꯁꯦꯁ ꯑꯣꯏꯈ꯭ꯔꯕꯗ ꯃꯍꯥꯛ ꯏꯪꯊꯔꯛꯇꯨꯅ ꯂꯨꯁꯤꯕꯨ ꯊꯦꯝꯂꯛꯏ꯫ "ꯂꯨꯁꯤ, ꯅꯪ ꯁꯥꯎꯔꯅꯨ꯫ ꯅꯪꯕꯨ ꯅꯨꯡꯁꯤꯃꯟꯕꯅ ꯑꯩꯇꯒꯤ ꯑꯣꯏꯖꯅꯤꯡꯕꯒꯤ ꯃꯌꯥꯏ ꯑꯗꯨꯅ ꯍꯦꯟꯃꯟꯈꯤꯕꯅ ꯑꯩ ꯋꯥꯈꯜ ꯑꯁꯦ ꯈꯟꯊꯕ ꯋꯥꯠꯈ꯭ꯔꯦ꯫ ꯅꯪ ꯑꯩꯕꯨ ꯁꯥꯎꯒꯅꯨ, ꯑꯩꯉꯣꯟꯗ ꯁꯥꯎꯒꯅꯨ, ꯁꯦ ꯂꯨꯁꯤ." ꯍꯥꯏꯔꯒ ꯅꯤꯡꯊꯧ ꯂꯦꯝꯕ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯨꯁꯤꯒꯤ ꯃꯁꯥꯗꯣ ꯁꯣꯛꯂꯒ ꯊꯦꯝꯒꯦ ꯇꯧꯔꯛꯏ꯫ ꯂꯨꯁꯤꯅ ꯅꯤꯡꯊꯧ ꯂꯦꯝꯕꯒꯤ ꯃꯈꯨꯠꯇꯨ ꯀꯟꯊꯣꯛꯏ, ꯀꯟꯊꯣꯛꯄꯗ ꯅꯠꯇ ꯏꯟꯊꯣꯛꯄ ꯑꯃꯁꯨ ꯇꯧꯔꯤ꯫ ꯂꯨꯁꯤ ꯀꯞꯄꯒꯗ ꯂꯩꯈ꯭ꯔꯦ꯫ "ꯑꯩꯅ ꯑꯁꯨꯛ ꯆꯝꯅ ꯈꯟꯖꯕ, ꯑꯗꯨꯒ ꯅꯪꯕꯨꯅ ꯅꯤꯡꯊꯧ, ꯅꯪꯗꯤ ꯃꯤ ꯃꯥꯜꯂꯒ ꯋꯥꯈꯜꯗ ꯃꯤꯒꯤ ꯋꯥꯈꯜꯂꯣꯟ ꯆꯦꯟꯗꯕ ꯍꯥꯏꯗꯣ ꯅꯪ ꯑꯣꯏꯔꯦ, ꯅꯪꯅꯦ." "ꯍꯣꯏ, ꯑꯩ ꯋꯥꯈꯜ ꯈꯟꯊꯕ ꯉꯝꯍꯧꯗ꯭ꯔꯦ, ꯑꯩ ꯁꯣꯏꯈ꯭ꯔꯦ꯫ ꯑꯩꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯃꯟꯕꯅ ꯇꯧꯈꯤꯕꯅꯤ꯫ ꯑꯩꯈꯣꯏ ꯑꯅꯤ ꯍꯧꯖꯤꯛ ꯑꯗꯨꯝ ꯆꯦꯜꯂꯁꯤ꯫ ꯑꯩꯅ ꯅꯪꯕꯨ ꯃꯥꯡꯍꯟꯒꯦ, ꯂꯩꯈꯥ ꯇꯥꯍꯟꯒꯦ ꯍꯥꯏꯅ ꯈꯟꯈꯤꯕ, ꯅꯤꯡꯈꯤꯕ ꯑꯝꯇ ꯂꯩꯇꯦ꯫ ꯁꯦꯡꯅ ꯅꯪꯕꯨ ꯅꯨꯡꯁꯤꯖꯔꯨꯕꯅꯤ ꯑꯩꯗꯤ ꯂꯨꯁꯤ." ꯂꯨꯁꯤ ꯈꯣꯟꯖꯦꯜ ꯀꯜꯂꯞ ꯂꯥꯎꯈꯠꯇꯨꯅ, "ꯅꯨꯡꯁꯤꯕ! ꯅꯨꯡꯁꯤꯕ! ꯅꯨꯡꯁꯤꯕ! ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯣ ꯑꯩꯉꯣꯟꯗ, ꯏꯁꯥꯗ, ꯑꯩꯒꯤ ꯏꯐꯝꯗ ꯆꯟꯅꯗꯦ, ꯆꯟꯅꯐꯝ ꯂꯩꯇꯦ꯫ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯣ ꯑꯩꯅꯁꯨ ꯏꯀꯥꯏ ꯈꯨꯝꯅꯗꯦ꯫ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯈꯛꯅ ꯃꯤꯒꯤ ꯅꯨꯡꯁꯤꯕ ꯊꯨꯒꯥꯏꯒꯦ ꯍꯥꯏꯅ ꯈꯜꯂꯤꯕ ꯅꯪꯒꯤ ꯅꯀꯣꯛꯇꯣ ꯊꯥꯗꯣꯛꯑꯣ." ꯅꯤꯡꯊꯧ ꯂꯦꯝꯕ ꯁꯣꯔ ꯑꯃꯇꯪ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ, ꯑꯗꯨꯒ ꯇꯞꯅ ꯏꯪꯊꯗꯨꯅ, "ꯐꯔꯦ, ꯍꯧꯈ꯭ꯔꯦ, ꯂꯣꯏꯈ꯭ꯔꯦ꯫ ꯑꯗꯣ ꯉꯁꯤ ꯑꯩꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯝ ꯂꯩꯔꯁꯤ꯫ ꯑꯩꯈꯣꯏꯅꯤ ꯉꯁꯤꯗꯤ ꯆꯦꯜꯂꯁꯤ꯫ ꯐꯖꯅ ꯂꯩꯔꯣ꯫ ꯅꯪꯒꯤ ꯂꯤꯠꯂꯤꯕ ꯐꯨꯔꯤꯠꯇꯨꯁꯨ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇ꯭ꯔꯦ, ꯑꯩ ꯐꯤ ꯑꯃ ꯂꯧꯔꯨꯒꯦ." ꯅꯤꯡꯊꯧ ꯂꯦꯝꯕ ꯃꯈꯣꯡꯗꯨ ꯊꯥꯡꯂꯒ ꯆꯠꯄ ꯍꯧꯏ, ꯑꯗꯨꯕꯨ ꯂꯨꯁꯤꯅ ꯁꯠ ꯂꯥꯛꯇꯨꯅ ꯅꯤꯡꯊꯧ ꯂꯦꯝꯕꯕꯨ ꯐꯥꯔꯛꯇꯨꯅ, "ꯑꯩ ꯉꯝꯃꯣꯏ ꯆꯦꯟꯕ꯫ ꯁꯥ, ꯅꯪꯒꯤ ꯅꯅꯤꯡ ꯇꯧꯕ ꯑꯩꯅ ꯈꯛ ꯌꯥꯔꯣꯏ, ꯊꯤꯜꯂꯣ, ꯑꯩꯕꯨ ꯍꯧꯖꯤꯛꯃꯛ ꯊꯤꯜꯂꯣ."
ꯅꯤꯡꯊꯧꯂꯦꯝꯕꯅ ꯂꯨꯁꯤꯒꯤ ꯃꯉꯣꯟꯗ ꯐꯥꯔꯛꯄ ꯃꯈꯨꯠꯇꯨ ꯀꯟꯊꯣꯔꯛꯏ ꯑꯗꯨꯒ ꯋꯥ ꯂꯥꯡꯉꯥꯡꯗ ꯑꯗꯨꯃꯛ ꯊꯣꯔꯛꯏ꯫ ꯂꯨꯁꯤ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯐꯝꯊꯔꯛꯂꯒ ꯀꯞꯂꯛꯏ꯫ ꯑꯩꯅ ꯀꯅꯥꯗ ꯀꯔꯤ ꯑꯔꯥꯟꯕ ꯑꯁꯣꯏꯕ ꯇꯧꯔꯨꯕꯅꯣ? ꯑꯁꯤꯒꯨꯝꯕ ꯃꯤꯀꯨꯞꯁꯦ ꯑꯩꯉꯣꯟꯗ ꯁꯤꯟꯅꯕꯤꯕꯅꯣ? ꯀꯔꯤꯒꯤ ꯄꯤꯕꯤꯕꯅꯣ? ꯑꯩ ꯄꯥꯝꯗꯤꯌꯦ꯫ ꯍꯤꯡꯕꯁꯤꯕꯨ ꯀꯔꯤꯒꯤꯗꯃꯛ ꯑꯁꯨꯛ ꯂꯨꯍꯟꯕꯤꯔꯤꯕꯅꯣ? ꯑꯩ ꯋꯥꯔꯦ, ꯁꯦꯡꯅ ꯋꯥꯔꯦ꯫ ꯉꯝꯃꯦ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯅꯅꯤꯡ ꯇꯧꯕ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯎꯁꯤꯠꯇꯕ ꯃꯇꯧ ꯎꯠꯄ ꯑꯩꯒꯤ ꯊꯃꯣꯏꯅ ꯁꯣꯛꯂꯤꯕꯁꯤꯗꯤ ꯃꯆꯦꯠ ꯑꯃꯠꯇ ꯎꯕꯤꯗꯕ꯫ ꯋꯥ ꯃꯌꯥꯝꯗꯣ ꯍꯥꯏꯗꯨꯅ ꯂꯨꯁꯤ ꯑꯗꯨꯃꯛ ꯀꯞꯇꯨꯅ ꯂꯩꯔꯛꯏ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ꯫ ꯃꯤꯀꯨꯞ ꯈꯔ ꯀꯥꯟꯅꯔꯒ ꯅꯤꯡꯊꯧꯂꯦꯝꯕꯗꯨ ꯑꯃꯨꯛ ꯆꯪꯂꯛꯏ꯫ ꯂꯨꯁꯤ ꯅꯤꯡꯊꯧꯂꯦꯝꯕ ꯆꯪꯂꯛꯄꯗꯨꯗ ꯀꯞꯂꯤꯕꯗꯨ ꯇꯣꯛꯂꯒ ꯐꯝꯂꯤꯕꯗꯨꯗꯒꯤ ꯍꯧꯒꯠꯂꯛꯂꯤ꯫ ꯅꯤꯡꯊꯧꯂꯦꯝꯕ ꯆꯪꯁꯤꯜꯂꯛꯂꯒ ꯐꯤ ꯃꯆꯥ ꯃꯇꯦꯛ ꯁ꯭ꯀꯥꯞ ꯑꯃ ꯄꯤꯔꯛꯇꯨꯅ, ꯁꯤ ꯏꯟꯁꯤꯜꯂꯨ ꯅꯁꯥꯗꯣ꯫ ꯂꯨꯁꯤ ꯁ꯭ꯀꯥꯞꯇꯣ ꯂꯧꯔꯒ ꯏꯟꯁꯤꯜꯂꯤ ꯑꯗꯨꯒ ꯑꯩꯕꯨ ꯍꯧꯖꯤꯛ ꯌꯨꯝꯗ ꯊꯤꯜꯂꯨ꯫ ꯂꯨꯁꯤ, ꯑꯩꯕꯨ ꯊꯤꯜꯂꯨ ꯍꯧꯖꯤꯛ꯫ ꯉꯁꯥꯏꯅ ꯑꯩꯅ ꯍꯥꯏꯔꯤꯕꯗꯨꯅ ꯉꯁꯤꯗꯤ ꯑꯩꯈꯣꯏꯅ ꯆꯦꯜꯂꯁꯤ ꯍꯥꯏꯗꯅ ꯑꯩꯗꯤ ꯍꯥꯏꯈ꯭ꯔꯤꯕꯗꯨꯅꯤ꯫ ꯂꯨꯁꯤꯅ ꯌꯥꯔꯣꯏ, ꯃꯗꯨ ꯌꯥꯔꯣꯏ꯫ ꯑꯩ ꯅꯪꯒ ꯂꯩꯃꯤꯟꯅꯕ, ꯆꯦꯟꯕ, ꯂꯨꯍꯣꯡꯕ ꯑꯝꯇ ꯇꯧꯕ ꯄꯥꯝꯗꯦ꯫ ꯇꯧꯁꯨ ꯇꯧꯔꯣꯏ꯫ ꯑꯗꯨꯅ ꯑꯩꯕꯨ ꯌꯥꯝ ꯊꯨꯅ ꯊꯤꯜꯂꯨ, ꯌꯨꯝꯗ ꯊꯤꯜꯂꯨ꯫ ꯅꯤꯡꯊꯧꯂꯦꯝꯕ ꯋꯥ ꯂꯥꯡꯉꯥꯡꯗ ꯇꯨꯃꯤꯟꯅ ꯂꯩ ꯂꯦꯞꯂꯒ꯫ ꯂꯨꯁꯤ ꯅꯤꯡꯊꯧꯂꯦꯝꯕꯒꯤ ꯃꯇꯧꯗꯨꯗ ꯁꯥꯎꯅꯤꯡꯕ ꯄꯦꯟꯗꯕ ꯑꯅꯤꯗꯨ ꯄꯨꯟꯁꯤꯟꯅꯔꯛꯇꯨꯅ ꯍꯟꯖꯤꯟꯅ ꯃꯄꯤ ꯇꯥꯔꯛꯂꯤ꯫ ꯂꯨꯁꯤ ꯀꯞꯅ ꯂꯦꯞꯂꯤꯕ ꯅꯤꯡꯊꯧꯂꯦꯝꯕꯒꯤ ꯃꯁꯥꯗꯨ ꯄꯥꯏꯗꯨꯅ ꯅꯣꯝꯂꯒ ꯑꯩꯕꯨ ꯌꯨꯝꯗ ꯊꯤꯜꯂꯨ꯫ ꯅꯪꯅ ꯇꯧꯔꯤꯁꯤ ꯀꯩꯅꯣ? ꯅꯪꯅ ꯈꯜꯂꯤꯁꯤ ꯀꯩꯅꯣ? ꯑꯁꯤ ꯇꯧꯒꯅꯨ꯫ ꯑꯩꯕꯨ ꯊꯤꯜꯂꯨ꯫ ꯗꯗꯥ ꯅꯤꯡꯊꯧ, ꯑꯩꯕꯨ ꯊꯤꯜꯂꯨ꯫ ꯅꯤꯡꯊꯧꯂꯦꯝꯕ ꯂꯨꯁꯤꯗ ꯌꯦꯡꯂꯛꯏ꯫ ꯂꯨꯁꯤ ꯀꯞꯂꯗꯨꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ ꯑꯗꯨꯃꯛ꯫ ꯀꯩꯒꯨꯝꯕ ꯅꯪꯅ ꯑꯩꯕꯨ ꯊꯤꯟꯗꯕ, ꯑꯩꯕꯨ ꯌꯨꯝꯗ ꯊꯤꯟꯕ ꯉꯝꯂꯣꯏ ꯍꯥꯏꯔꯒꯗꯤ ꯑꯩ ꯏꯁꯥꯅ ꯏꯁꯥꯒꯤ ꯊꯋꯥꯏ ꯃꯥꯡꯍꯟꯖꯒꯅꯤ꯫ ꯑꯩꯕꯨ ꯊꯤꯜꯂꯨ꯫ ꯂꯨꯁꯤ ꯏꯜꯂꯤꯕ ꯁ꯭ꯀꯥꯞ ꯑꯗꯨꯅ ꯃꯥꯒꯤ ꯃꯉꯛꯁꯝ ꯑꯗꯨꯗ ꯀꯤꯁꯤꯟꯕ ꯍꯧꯗꯨꯒꯤ ꯇꯧꯔꯛꯏ꯫ ꯃꯇꯧꯗꯨ ꯅꯤꯡꯊꯧꯂꯦꯝꯕꯅ ꯇꯥꯞ ꯐꯥꯔꯒ, ꯁꯤ ꯀꯩꯅꯣ ꯅꯪꯅ ꯈꯜꯂꯤꯁꯦ? ꯑꯩꯕꯨ ꯍꯧꯖꯤꯛꯃꯛ ꯊꯤꯜꯂꯨ꯫ ꯃꯐꯝꯁꯤꯗꯒꯤ ꯌꯨꯝ ꯌꯧꯅ ꯊꯤꯜꯂꯨ, ꯅꯠꯇ꯭ꯔꯗꯤ ꯑꯩ ꯁꯤꯖꯒꯅꯤ꯫ ꯅꯪꯒꯤ ꯃꯈꯥꯗ ꯍꯤꯡꯂꯒ ꯂꯩꯕ ꯑꯩ ꯄꯥꯝꯗꯦ, ꯁꯨꯛꯄꯥꯝ ꯄꯥꯝꯗꯦ꯫ ꯂꯨꯁꯤ, ꯃꯤꯐꯠꯇ ꯅꯪ ꯑꯩꯅ ꯀꯩꯗꯧꯔꯛꯄ ꯉꯝꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯉꯨ꯫ ꯅꯪ ꯌꯦꯡꯉꯨ ꯁꯤꯃꯁꯨ꯫ ꯅꯤꯡꯊꯧꯂꯦꯝꯕ ꯃꯤꯀꯨꯞ ꯑꯃꯅꯤ ꯋꯥꯈꯜ ꯇꯧꯏ ꯑꯗꯨꯒ ꯇꯞꯅ ꯑꯃꯨꯛ, ꯐꯔꯦ ꯊꯤꯜꯂꯒꯦ꯫ ꯑꯩ ꯅꯪꯕꯨ ꯅꯪꯒꯤ ꯌꯨꯝꯗ ꯂꯥꯛꯑꯣ, ꯌꯥꯔꯕ? ꯁꯤ ꯑꯣꯏꯔꯗꯤ ꯅꯪꯒꯤ ꯅꯗꯤꯡ ꯊꯨꯡꯂꯗ꯭ꯔꯥ? ꯂꯨꯁꯤ ꯈꯨꯝꯂꯛꯇꯦ꯫ ꯅꯤꯡꯊꯧꯂꯦꯝꯕ ꯂꯨꯁꯤꯒꯤ ꯈꯨꯗꯥꯡꯗꯨ ꯇꯥꯞ ꯄꯥꯏꯔꯒ ꯑꯃꯨꯛ ꯆꯤꯡꯗꯨꯅ ꯄꯨꯔꯛꯂꯤ ꯃꯄꯥꯟꯂꯣꯝꯗ ꯑꯗꯨꯒ ꯒꯥꯔꯤꯗꯨꯗ ꯀꯥꯍꯟꯈ꯭ꯔꯦ꯫ ꯂꯨꯁꯤꯁꯨ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯍꯥꯏꯗ ꯑꯗꯨꯃꯛ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯂꯦꯝꯕ ꯃꯥꯒꯤ ꯃꯤ ꯈꯔ ꯂꯩꯔꯤꯕꯗꯨꯗ ꯋꯥꯔꯤ ꯈꯔ ꯍꯥꯏꯔ ꯃꯇꯨꯡ ꯃꯥꯒꯤ ꯒꯥꯔꯤꯗ ꯀꯥꯔꯛꯂꯤ꯫ ꯂꯨꯁꯤꯗ ꯌꯦꯡꯂꯛꯏ ꯑꯗꯨꯒ, ꯅꯪꯕꯨ ꯗꯗꯥ ꯅꯤꯡꯊꯧꯗ ꯁꯥꯎꯅꯤꯡꯕ꯭ꯔꯅꯦ? ꯂꯨꯁꯤ ꯈꯨꯝꯗꯤ ꯅꯥꯀꯜꯗ ꯂꯩꯊꯣꯛꯇꯨꯅ ꯂꯩꯈꯤ꯫ ꯁꯥꯎꯅ ꯅꯨꯡꯁꯤꯕꯒꯤ ꯂꯛꯅꯕꯅꯤ꯫ ꯑꯗꯨꯒꯅꯦ, ꯅꯪꯕꯨ ꯌꯨꯝꯗ ꯊꯅꯝꯂꯦ ꯍꯥꯏꯗꯅ ꯏꯔꯥꯏ ꯂꯥꯏꯅꯗꯤ ꯑꯩꯅ ꯅꯪꯕꯨ ꯊꯥꯗꯣꯔꯛꯂꯤꯅꯤ ꯍꯥꯏꯅꯗꯤ ꯅꯪꯁꯨ ꯈꯟꯒꯅꯨ꯫ ꯁꯤ ꯅꯪ ꯉꯁꯤꯗꯒꯤ ꯍꯧꯔꯒ ꯅꯪꯅ ꯅꯨꯡꯁꯤꯖꯔꯤꯕ ꯄꯨꯝꯍꯦꯟꯕ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥꯗꯨꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛ꯫ ꯃꯥꯒꯤ ꯋꯥꯈꯜꯒꯤ ꯆꯟꯅꯐꯝ ꯅꯪꯉꯣꯟꯗ ꯂꯩꯔꯔꯣꯏ, ꯃꯥꯒꯤ ꯀꯥꯟꯅꯐꯝ ꯁꯨꯛꯂꯩ ꯂꯩꯔꯔꯣꯏ, ꯁꯤ ꯈꯪꯉꯨ꯫ ꯂꯨꯁꯤꯁꯨ ꯍꯟꯗꯛꯃꯨꯛꯇꯤ ꯅꯈꯨꯠ ꯆꯜꯍꯧꯗ꯭ꯔꯕꯤ ꯂꯩꯔꯥꯛꯅꯤꯅ ꯅꯪꯕꯨ ꯀꯔꯝꯕ ꯐꯤꯕꯝꯗ ꯊꯝꯂꯛꯄꯒꯦ ꯍꯥꯏꯕꯗꯣ ꯅꯪꯁꯨ ꯌꯦꯡꯖꯧ꯫ ꯅꯤꯡꯊꯧꯂꯦꯝꯕ ꯅꯣꯛꯂꯛꯏ ꯑꯗꯨꯒ, ꯌꯦꯡꯗꯕ ꯇꯥꯔꯦꯗꯅ ꯑꯗꯨꯗꯤ ꯑꯩꯗꯤ ꯑꯩꯒꯤ ꯑꯅꯤꯡꯕ ꯄꯥꯝꯕ ꯊꯨꯡꯈ꯭ꯔꯦ꯫ ꯅꯪ ꯑꯩꯉꯣꯟꯗꯒꯤ ꯆꯦꯟꯕ ꯂꯥꯞꯄꯁꯨ ꯌꯥꯔꯔꯣꯏ꯫ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯑꯩꯅ ꯅꯛꯁꯤꯜꯂꯛꯀꯗꯕꯁꯨ ꯂꯩꯇ꯭ꯔꯦ꯫ ꯉꯁꯤꯅ ꯑꯔꯣꯏꯕꯅꯤ ꯅꯪꯅ ꯑꯩꯕꯨ ꯎꯕ ꯐꯪꯖꯕ꯫ ꯅꯥꯄꯜ ꯆꯥꯎꯕꯤ ꯃꯥꯂꯤꯀꯥ ꯂꯩꯔꯥꯡ, ꯅꯪ ꯑꯩꯅ ꯀꯔꯝ ꯇꯧꯔꯒ ꯂꯩꯈꯣꯛꯇꯒꯤ ꯊꯠꯈꯤꯗꯨꯅ ꯂꯥꯏꯅ ꯄꯥꯈꯪꯉꯩꯒꯤ इखुद लाइन सनसिन की भाईबदो येंगजाओ नंग नमित चिकने येंगजाओ लुसीना आइबु थिलो गाड़ी सिथुना थौ थिन्ने नंगबु सोइदना हौजिक थिन अदुबु नंगसु आयोइगन सिखंग लुसी खुमलखिद्री निंगथौ लेंबसो लुसीदा ngaihak yam munna yengduna leiramlaba tungda gari du thawraga lakre lucy bu thilakpa hanagum hana ningthau lembana thawrakpa gari gi matung maning adudana atopa gari amana lona tapli tapli moli moli inarakli
ꯁꯣꯝ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯄꯨꯝꯍꯦꯟꯕꯗꯨ ꯂꯩꯐꯝ ꯁꯥꯐꯝ ꯑꯃꯠꯇ ꯈꯪꯗ꯭ꯔꯤ ꯂꯨꯁꯤꯒꯤ ꯅꯝꯕꯔꯗꯨꯗ ꯀꯣꯜ ꯍꯟꯖꯤꯟ ꯇꯧꯔꯕꯁꯨ ꯑꯗꯨꯃꯛ ꯑꯣꯐ ꯍꯥꯏꯗꯨꯅꯇ ꯂꯩꯈ꯭ꯔꯦ ꯄꯨꯝꯍꯦꯟꯕ ꯃꯗꯨꯅ ꯃꯀꯣꯛꯇꯣ ꯌꯥꯝ ꯁꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯄꯨꯝꯍꯦꯟꯕ ꯐꯣꯟꯗꯣ ꯃꯊꯣꯡ ꯈꯪꯗ ꯊꯝꯈ꯭ꯔꯦ ꯑꯗꯨꯒ ꯃꯊꯥ ꯁꯥꯅ ꯐꯃꯨꯡꯗꯨꯗ ꯐꯝꯊꯔꯛꯂꯤ ꯑꯗꯨꯒ ꯀꯩꯗꯧꯕ ꯌꯥꯎꯔꯖꯥꯠꯅꯣ ꯉꯁꯤꯁꯤꯕꯣ ꯅꯣꯡꯃꯇ ꯁꯨꯃꯥꯏꯅ ꯇꯧꯗꯕꯅꯤ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯂꯁꯨ ꯈꯣꯠꯇꯣꯛꯂꯁꯨ ꯍꯥꯏꯔꯝꯕ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯉꯁꯤꯗꯤ ꯁꯨꯡꯍꯥꯏ ꯍꯥꯏꯗꯦ ꯍꯥꯏꯔꯝꯗꯦ ꯀꯔꯤꯝꯇ ꯀꯗꯥꯏꯗꯅꯣ ꯃꯥꯅ ꯂꯩꯔꯝꯗꯣꯏꯁꯤꯕꯣ ꯄꯨꯝꯍꯦꯟꯕ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯏ ꯐꯣꯟꯗꯨꯁꯨ ꯂꯧꯈꯠꯇꯨꯅ ꯃꯈꯨꯠꯅ ꯄꯥꯏꯔꯛꯏ ꯅꯪꯅ ꯑꯣꯠꯄꯁꯤ ꯑꯣꯠꯂꯤꯗꯀꯣ ꯂꯨꯁꯤ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯂꯩꯇꯥꯐꯝ ꯄꯣꯊꯥꯐꯝ ꯃꯆꯦꯠ ꯑꯃꯠꯇ ꯐꯥꯎꯕ ꯍꯦꯛ ꯈꯪꯍꯟꯗꯦ ꯇꯧꯔꯤꯁꯤ ꯀꯗꯥꯏꯗ ꯆꯠꯂꯤꯅꯣ ꯅꯪꯕꯣ ꯄꯨꯝꯍꯦꯟꯕ ꯋꯥꯗꯣ ꯍꯥꯏꯔꯒ ꯐꯣꯟꯒꯤ ꯁꯀ꯭ꯔꯤꯟꯗꯣ ꯑꯣꯟ ꯇꯧꯔꯒ ꯀꯟꯇꯦꯛ ꯂꯤꯁꯇ ꯆꯪꯂꯛꯇꯨꯅ ꯂꯨꯁꯤꯒꯤ ꯆꯥꯟꯅꯕꯤ ꯃꯇꯥꯁꯨ ꯑꯣꯏꯔꯤꯕ ꯈꯨꯁꯤꯒꯤ ꯅꯝꯕꯔꯗꯨꯗ ꯀꯣꯜꯗꯨ ꯇꯧꯁꯤꯜꯂꯛꯂꯤ ꯈꯨꯁꯤꯁꯨ ꯑꯁꯣꯝꯗꯒꯤ ꯐꯠ ꯀꯣꯜꯗꯨ ꯄꯥꯏꯔꯛꯇꯨꯅ ꯍꯜꯂꯣ ꯄꯨꯝꯍꯦꯟꯕꯅ ꯈꯨꯁꯤ ꯀꯩꯗꯧꯔꯤꯒꯦ ꯍꯧꯖꯤꯛ ꯀꯩꯁꯨꯝ ꯇꯧꯗꯦ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯀꯦ ꯍꯥꯏꯗꯅ ꯂꯣꯏꯁꯤꯜꯂꯝꯕꯅꯤ ꯑꯣꯍꯣ ꯑꯗꯣ ꯀꯩ ꯂꯩꯔꯒꯦ ꯅꯪꯕꯣ ꯂꯨꯁꯤ ꯀꯩꯗꯧꯔꯒꯦ ꯄꯨꯝꯍꯦꯟꯕ ꯃꯥꯗꯣ ꯉꯁꯤꯒꯤ ꯐꯣꯟꯁꯤ ꯑꯣꯐ ꯑꯗꯨꯝ ꯊꯝꯂꯒ ꯂꯩꯈ꯭ꯔꯕ ꯀꯣꯜ ꯇꯧꯕꯁꯨ ꯁꯨꯡꯆꯠ ꯆꯠꯈꯤꯗ꯭ꯔꯦ ꯑꯗꯨꯒꯤ ꯅꯣꯏꯒ ꯄꯥꯎ ꯐꯥꯎꯅꯕ꯭ꯔꯥ ꯄꯨꯟꯕ ꯈꯣꯠꯄ꯭ꯔꯥꯅ ꯍꯪꯂꯛꯄꯅꯤ ꯆꯝꯅ ꯈꯨꯁꯤꯁꯨ ꯀꯩꯅꯣ ꯍꯥꯏꯁꯦ ꯅꯣꯏꯅꯤ ꯁꯥꯎꯅꯈꯤꯕꯒꯗꯤ ꯂꯩꯇ꯭ꯔꯣ ꯂꯩꯇꯦ ꯑꯗꯨꯒꯨꯝꯕ ꯑꯝꯇꯗꯤ ꯑꯗꯨꯗꯤ ꯀꯩꯒꯤ ꯑꯣꯏꯖꯥꯠꯅꯣ ꯑꯩꯈꯣꯏꯒ ꯃꯥꯒꯁꯨ ꯄꯨꯟꯗꯕ ꯄꯥꯎ ꯐꯖꯅ ꯅꯤꯡꯊꯤꯅ ꯐꯥꯎꯅꯗꯕꯁꯨ ꯀꯨꯏꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯊꯝꯂꯒꯦ ꯈꯨꯁꯤ ꯅꯪ ꯊꯕꯛ ꯆꯠꯅꯤꯗꯨꯁꯨ ꯆꯠꯊꯣꯛꯅꯕ ꯇꯧꯖꯔꯣ ꯍꯣꯏ ꯀꯩꯁꯨꯝ ꯇꯧꯔꯝꯃꯣꯏꯗ ꯀꯩꯝ ꯈꯟꯖꯤꯜꯂꯨꯅꯨ ꯄꯨꯝꯍꯦꯟꯕ ꯍꯣꯏ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕ ꯑꯅꯤꯗꯨ ꯀꯛꯅꯔꯛꯂꯦ ꯀꯣꯜ ꯄꯨꯝꯍꯦꯟꯕꯗꯣ ꯈꯨꯁꯤꯗ ꯀꯣꯜ ꯇꯧꯕ ꯂꯣꯏꯔ ꯃꯇꯨꯡ ꯑꯃꯨꯛ ꯄꯥꯔꯤꯗ ꯐꯣꯟ ꯇꯧꯔꯛꯏ ꯄꯥꯔꯤ ꯀꯩ ꯇꯧꯔꯦ ꯀꯩ ꯂꯩꯔꯦ ꯂꯨꯁꯤ ꯍꯣꯏ ꯐꯥꯎꯗ ꯆꯠꯃꯤꯟꯅꯧꯁꯤꯔꯥ ꯄꯥꯔꯤ ꯏꯉꯛ ꯉꯛꯅ ꯀꯩꯗꯧꯕ ꯃꯥꯗꯣ ꯉꯁꯤꯒꯤ ꯄꯥꯎ ꯐꯥꯎꯅꯕ ꯐꯪꯗ꯭ꯔꯤ ꯆꯠꯂꯣꯀꯣ ꯑꯝꯇ ꯅꯣꯡꯃꯈꯛ ꯄꯥꯎ ꯐꯥꯎꯅꯗꯕꯁꯤꯗ ꯂꯩꯕ ꯉꯝꯗ꯭ꯔꯕꯗꯣ ꯉꯥꯏꯔꯦꯅꯦ ꯑꯗꯨꯏ ꯅꯠꯇꯦ ꯅꯣꯡꯃꯇ ꯉꯁꯤꯒꯤ ꯁꯨꯃꯥꯏꯅ ꯇꯧꯗꯕꯅꯤ ꯑꯗꯨꯒꯤꯅꯦ ꯑꯩꯅ ꯍꯥꯏꯁꯦ ꯄꯥꯔꯤꯅ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯅꯪ ꯇꯧꯗꯣꯏꯁꯦ ꯀꯩꯅꯣꯕ ꯃꯌꯨꯝꯗ ꯆꯠꯂꯒ ꯅꯪ ꯆꯪꯍꯜꯂꯒ ꯀꯔꯤꯅꯣ ꯄꯣꯠ ꯗꯦꯂꯤꯚꯔꯤ ꯂꯥꯛꯄ ꯁꯥꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯒꯗꯧ ꯑꯗꯨꯒ ꯃꯥ ꯌꯨꯝꯗꯨꯗ ꯂꯩꯇꯦ ꯀꯩꯗꯧꯕ ꯌꯥꯎꯒꯦ ꯍꯥꯏꯗꯣ ꯈꯪꯗꯣꯛꯀꯗꯧ ꯄꯥꯔꯤꯅ ꯐꯣꯟꯗꯨꯗ ꯈꯣꯟꯖꯦꯜ ꯀꯜꯂꯞ ꯂꯥꯛꯁꯤꯜꯂꯛꯇꯨꯅ ꯆꯠꯂꯍꯦ ꯆꯠꯊꯣꯛꯑꯗ ꯑꯝꯇ ꯑꯩꯕꯨ ꯗꯦꯂꯤꯚꯔꯤ ꯕꯣꯏ ꯑꯃꯨꯛ ꯁꯥꯔꯒ ꯆꯪꯈꯤ ꯇꯥꯔꯦꯅꯦ ꯅꯪꯒꯤꯗꯃꯛ ꯅꯣꯏ ꯅꯇꯨꯒꯤꯗꯃꯛ ꯉꯝꯗ꯭ꯔꯦ ꯑꯩ ꯑꯗꯨꯒꯤ ꯊꯕꯛꯇꯨꯃꯗꯤ ꯁꯨꯡꯉꯝ ꯉꯝꯗ꯭ꯔꯦꯀꯣ ꯄꯥꯔꯤ ꯍꯧꯈꯤꯇ ꯇꯧꯕꯤꯌꯨꯗ ꯑꯩ ꯂꯩꯐꯝ ꯈꯪꯗ꯭ꯔꯤ ꯂꯩꯇꯥꯗ꯭ꯔꯦꯕ ꯄꯨꯝꯍꯦꯟꯕ ꯇꯥꯅꯤꯡꯗꯦ ꯂꯞꯇꯅꯦ ꯂꯩꯅꯥ ꯌꯥꯝ ꯍꯦꯟꯖꯤꯜꯂꯛꯀꯅꯨ ꯌꯦꯡꯅꯤꯡꯗꯦ ꯐꯣꯟ ꯕꯦꯇ꯭ꯔꯤ ꯅꯨꯡ ꯌꯥꯎꯗꯕ ꯈꯣꯠꯇꯕ ꯑꯣꯏꯔꯝꯅꯤ ꯍꯣꯔꯦꯟ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯖꯔꯛꯀꯅꯤ ꯀꯩꯗꯧꯔꯒꯦ ꯅꯣꯡꯃꯇ ꯉꯥꯏꯍꯥꯛꯇ ꯄꯥꯎ ꯐꯥꯎꯅꯗꯕꯗ ꯂꯩꯕ ꯉꯝꯅꯗꯕꯒꯤ ꯇꯥꯏꯞꯇ ꯌꯦꯡꯅꯤꯡꯗꯦꯀꯣ ꯂꯞ ꯑꯣꯚꯔꯗꯣꯁ ꯆꯠꯁꯤꯜꯂꯛꯀꯅꯨ ꯁ꯭ꯋꯥꯏꯗ ꯆꯩꯅꯔ ꯀꯤꯟꯅꯔ ꯀꯥꯔꯟ ꯂꯥꯛꯂꯛꯀꯅꯤ ꯈꯪꯉꯨ ꯄꯨꯝꯍꯦꯟꯕꯗꯣ ꯄꯥꯔꯤꯅꯗꯤ ꯂꯥꯏꯊꯣꯛꯅ ꯍꯥꯏꯔꯛꯄ ꯋꯥ ꯃꯌꯥꯝꯗꯨ ꯇꯥꯔꯒ ꯃꯥꯗꯤ ꯃꯁꯥꯗꯣ ꯏꯁꯥꯎꯁꯨ ꯁꯥꯎꯒꯠꯄ ꯄꯣꯛꯂꯤ ꯌꯥꯔꯦ ꯊꯝꯃꯣ ꯃꯔꯨꯞꯅꯤ ꯍꯥꯏꯕꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯥꯏꯔꯛꯄꯅꯤ ꯊꯝꯃꯨꯅ ꯍꯥꯏꯔꯒ ꯀꯣꯜꯗꯨ ꯄꯨꯝꯍꯦꯟꯕꯅ ꯑꯣꯏꯅ ꯐꯠ ꯀꯛꯈ꯭ꯔꯦ ꯃꯇꯧꯗꯨꯗ ꯄꯥꯔꯤꯗ ꯁꯣꯝꯗ ꯐꯣꯟꯗꯨꯗ ꯌꯦꯡꯂꯒ ꯉꯥꯎꯏꯅꯦ ꯁꯤꯗꯤ ꯐꯖꯅ ꯅꯥꯔꯦꯅꯦ ꯂꯞꯇ ꯃꯁꯤꯒꯤ ꯄꯨꯝꯍꯦꯟꯕ ꯍꯥꯏꯕ ꯅꯨꯄꯥꯁꯤꯗꯤ ꯕꯦꯔꯥꯅꯤ ꯇꯧꯔꯤꯁꯦ ꯍꯥꯏꯔꯒ ꯄꯥꯔꯤꯗ ꯅꯣꯛꯏ ꯄꯨꯝꯍꯦꯟꯕꯗꯤ ꯁꯣꯝꯗ ꯃꯁꯥꯗꯣ ꯂꯩꯇꯥꯗ ꯀꯥꯗꯨꯗ ꯁꯨꯝ ꯍꯪꯒꯠ ꯍꯟꯗꯥ ꯑꯃꯨꯛ ꯆꯠ ꯑꯃꯨꯛ ꯃꯁꯤ ꯑꯃꯗ ꯐꯝꯊ ꯇꯧꯔꯒ ꯂꯩꯔꯛꯂꯦ ꯃꯝꯂꯤꯒꯤ ꯃꯇꯥꯡ ꯅꯨꯃꯤꯠ ꯃꯌꯨꯝ ꯆꯪꯂꯛꯄꯒꯤ ꯇꯥꯟꯖꯥꯗꯨꯗ ꯂꯨꯁꯤꯗꯨ ꯃꯌꯨꯝꯗ ꯊꯤꯜꯂꯛꯂꯤ ꯅꯤꯡꯊꯧꯂꯦꯝꯕ ꯃꯥꯅ ꯒꯥꯔꯤꯗꯨ ꯈꯥꯝꯕꯒ ꯂꯨꯁꯤ ꯋꯥꯂꯥꯡ ꯍꯥꯏꯗ ꯉꯥꯡꯗ ꯄ꯭ꯔꯞ ꯀꯨꯝꯂꯒ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯦ ꯃꯅꯨꯡꯗꯨꯗ ꯃꯥꯅ ꯃꯅꯨꯡ ꯆꯪꯂꯛꯄꯗ ꯂꯛꯀꯤ ꯑꯃꯗꯤ ꯃꯝꯇꯥꯅ ꯃꯊꯥ ꯁꯥꯅ ꯁꯨꯃꯥꯡꯗꯨꯗ ꯂꯩꯕ ꯌꯥꯎ ꯃꯥꯡꯒꯣꯜꯗ ꯂꯩꯕ ꯌꯥꯎ ꯇꯧꯔꯒ ꯂꯩꯔꯝꯃꯤ ꯂꯨꯁꯤꯒꯤ ꯑꯄꯣꯛꯄꯗꯨꯗꯤ ꯃꯁꯥ ꯁꯣꯟꯕꯅ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯇꯦ ꯃꯁꯥꯒꯤ ꯑꯅꯥꯕ ꯀꯌꯥ ꯕꯤꯄꯤꯒꯤ ꯀꯩꯒꯤ ꯍꯥꯔꯠꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯨ ꯂꯩꯕꯅꯤ ꯂꯨꯁꯤ ꯃꯃꯥꯒ ꯃꯕꯨꯡꯒ ꯎꯕꯗ ꯀꯞꯂꯛꯂꯤ ꯃꯝꯇꯥꯅ ꯃꯁꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯃꯁꯥꯗꯨ ꯄꯥꯏꯔꯒ ꯀꯩꯗꯧꯕ ꯌꯥꯎꯔꯦ ꯏꯃꯥꯒꯤ ꯂꯨꯁꯤꯌꯥ ꯍꯥꯏꯌꯨ ꯏꯆꯥ ꯀꯔꯤ ꯇꯧꯔꯕꯒꯦ ꯂꯨꯁꯤ ꯋꯥ ꯉꯥꯡꯗ ꯃꯝꯇꯥꯗ ꯀꯣꯜꯂꯒ ꯀꯞꯂꯛꯂꯤ ꯂꯛꯀꯤꯗꯨ ꯃꯁꯟꯗ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯔꯛꯏ ꯑꯗꯨꯃꯛ ꯃꯝꯇꯥ ꯃꯆꯥꯕꯨ ꯀꯣꯟꯅ ꯍꯥꯏꯌꯣ
ꯏꯆꯥ ꯀꯔꯤ ꯇꯧꯔꯕꯒꯦ ꯁꯤ ꯍꯥꯏꯌꯨ ꯏꯃꯥ ꯍꯥꯏꯔꯒ ꯍꯦꯟꯅ ꯀꯞꯄꯤ ꯃꯊꯪꯗꯨꯗ ꯅꯤꯡꯊꯧꯂꯦꯝꯕꯗꯨ ꯇꯞꯂꯤ ꯇꯞꯂꯤ ꯆꯪꯂꯛꯇꯨꯅ ꯂꯦꯞꯄꯤ ꯂꯛꯀꯤ ꯑꯃꯗꯤ ꯃꯝꯇꯥ ꯑꯅꯤꯃꯛꯀꯤ ꯃꯤꯠꯌꯦꯡꯗꯨ ꯃꯔꯧ ꯂꯩꯅ ꯅꯤꯡꯊꯧꯂꯦꯝꯕꯗ ꯌꯦꯡꯂꯛꯏ ꯅꯤꯡꯊꯧꯂꯦꯝꯕ ꯇꯞꯅ ꯏꯃꯥ ꯂꯨꯁꯤꯁꯦ ꯂꯨꯁꯤ ꯅꯤꯡꯊꯧꯂꯦꯝꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯁꯠ ꯃꯃꯥꯏꯕꯦꯝꯃꯒꯤ ꯃꯅꯤꯡꯗ ꯂꯦꯞꯈ꯭ꯔꯦ ꯑꯗꯨꯒ ꯃꯄꯤ ꯇꯥꯅ ꯏꯃꯥ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯃꯤꯠꯃꯥꯡꯗ ꯂꯦꯞꯂꯤꯕꯁꯦ ꯃꯤ ꯅꯠꯇꯦ ꯃꯥꯗꯤ ꯃꯤ ꯅꯠꯇꯦ ꯏꯃꯥ ꯁꯥꯒꯤ ꯋꯥꯈꯜ ꯆꯦꯟꯕ ꯃꯤꯅꯤ ꯑꯩꯕꯨ ꯉꯁꯤ ꯃꯥꯅ ꯁꯥꯁꯤꯅ ꯑꯩꯕꯨ ꯃꯐꯝ ꯈꯪꯗꯕ ꯑꯃꯗ ꯄꯨꯗꯨꯅ ꯑꯩꯕꯨ ꯁꯔꯝ ꯆꯠꯆꯅꯕ ꯍꯥꯏꯅ ꯍꯣꯠꯅꯔꯛꯂꯤꯕꯅꯤ ꯏꯃꯥ ꯁꯥꯅꯤ ꯁꯥ ꯃꯤ ꯅꯠꯇꯦ ꯂꯨꯁꯤꯒꯤ ꯋꯥꯍꯩꯗꯨꯗ ꯃꯝꯇꯥ ꯑꯃꯗꯤ ꯂꯛꯀꯤ ꯑꯁꯥꯎꯕ ꯄꯣꯛꯂꯛꯂꯤ ꯂꯛꯀꯤꯅ ꯅꯤꯡꯊꯧꯂꯦꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯦ ꯐꯤꯡꯅ ꯑꯗꯨꯒ ꯀꯔꯤꯅꯣ ꯅꯤꯡꯊꯧ ꯏꯆꯜꯅ ꯍꯥꯏꯔꯤꯁꯦ ꯍꯥ ꯃꯥꯅ ꯍꯥꯏꯔꯤ ꯃꯌꯥꯝꯁꯦ ꯀꯩꯅꯣ ꯅꯤꯡꯊꯧꯂꯦꯝꯕꯅ ꯅꯠꯇꯦ ꯂꯛꯀꯤ ꯑꯩ ꯋꯥ ꯐꯖꯅ ꯍꯥꯏꯒꯦ ꯑꯩ ꯍꯥꯏꯒꯦ ꯂꯨꯁꯤꯁꯦ ꯑꯩꯅ ꯅꯤꯡꯊꯧꯂꯦꯝꯕꯒꯤ ꯋꯥꯗꯨ ꯂꯣꯏꯍꯟꯗ ꯃꯝꯇꯥꯅ ꯁꯠ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯤꯡꯊꯧꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯛꯂꯦ ꯑꯗꯨꯒ ꯃꯇꯤꯟ ꯁꯤꯠꯇꯨꯅ ꯍꯨꯏꯒꯤ ꯁꯥꯖꯠ ꯌꯨꯝꯁꯤꯗ ꯂꯥꯛꯁꯤꯟꯅꯗꯨꯅ ꯅꯪꯗꯤ ꯆꯤꯅꯤ ꯆꯐꯨ ꯂꯥꯛꯅꯕ ꯃꯨꯟꯅꯕ ꯍꯣꯠꯅꯔꯝꯂꯤ ꯕꯣꯏꯔꯦ ꯍꯦ ꯍꯨꯏ ꯅꯪꯕꯨ ꯏꯆꯥꯃꯛꯅꯤ ꯈꯟꯅ ꯌꯨꯝꯁꯤꯗ ꯆꯪꯍꯜꯂꯨꯕ ꯑꯩ ꯌꯥꯝ ꯁꯣꯏꯔꯕꯅꯤ ꯅꯤꯡꯊꯧꯂꯦꯝꯕꯗꯨ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯍꯥꯏꯗꯦ ꯂꯛꯀꯤ ꯑꯁꯥꯎꯕꯅ ꯍꯦꯃꯜꯂꯛꯄꯅ ꯃꯔꯨꯞ ꯅꯤꯡꯊꯧꯂꯦꯝꯕ ꯅꯪꯒꯤꯁꯦ ꯑꯩꯗ ꯅꯠꯇ ꯑꯩꯒꯤ ꯏꯃꯨꯡꯁꯤꯕꯨ ꯅꯪꯅ ꯎꯁꯤꯠꯇꯕ ꯀꯔꯦꯝꯅꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯗꯤ ꯅꯪ ꯍꯥꯏꯔꯒ ꯂꯛꯀꯤ ꯑꯁꯥꯎꯕ ꯄꯨꯝꯕ ꯐꯨꯗꯣꯛꯂꯒ ꯅꯤꯡꯊꯧꯂꯦꯝꯕꯗ ꯈꯨꯠ ꯊꯥꯕ ꯍꯧꯔꯛꯂꯦ ꯁꯦꯡꯅ ꯃꯄꯥꯡꯒꯜꯒꯤ ꯆꯥꯡ ꯀꯟꯕꯗ ꯌꯦꯡꯅꯔꯛꯂꯕꯗꯤ ꯅꯤꯡꯊꯧꯂꯦꯝꯕꯅ ꯂꯛꯀꯤꯗꯒꯤ ꯌꯥꯝ ꯁꯥꯊꯤꯅ ꯍꯦꯟꯒꯅꯤ ꯑꯗꯨꯕꯨ ꯅꯤꯡꯊꯧꯂꯦꯝꯕ ꯃꯤꯀꯨꯞꯇꯨꯗ ꯈꯨꯠ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯍꯜꯂꯛꯇꯦ ꯏꯃꯨꯡꯁꯤꯕꯨ ꯎꯁꯤꯠꯇꯕ ꯍꯨꯏ ꯃꯔꯨꯞ ꯑꯣꯏꯅ ꯇꯤꯟꯅꯔꯒ ꯍꯨꯏ ꯑꯣꯜꯂꯛꯄꯅ ꯅꯪ ꯍꯥꯏꯔꯒ ꯅꯤꯡꯊꯧꯂꯦꯝꯕꯒꯤ ꯃꯃꯥꯏꯗꯨꯗ ꯍꯟꯖꯤꯟꯅ ꯊꯤꯟꯖꯤꯜꯂꯛꯂꯦ ꯑꯀꯣꯟꯕꯗ ꯅꯤꯡꯊꯧꯂꯦꯝꯕꯕꯨ ꯂꯥꯛꯇꯅ ꯆꯤꯡꯈꯠꯂꯒ ꯏꯟꯊꯣꯔꯛꯂꯒ ꯂꯛꯀꯤꯅ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯅꯪꯒꯩꯒ ꯏꯇꯥꯎ ꯁꯥꯟꯅꯔꯝꯕꯒꯤ ꯃꯔꯤꯗꯣ ꯇꯠꯅꯔꯦ ꯁꯤꯃꯗꯤ ꯈꯪꯉꯨ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯅꯃꯥꯏꯗꯣ ꯏꯃꯨꯡꯁꯤꯗ ꯑꯣꯟꯁꯤꯜꯂꯛꯀꯅꯨ ꯅꯤꯡꯊꯧꯂꯦꯝꯕ ꯏꯈꯦꯡꯅ ꯃꯃꯥꯏ ꯃꯃꯤꯠꯇꯨ ꯂꯣꯏꯔꯤ ꯏꯇꯥꯎ ꯂꯛꯀꯤ ꯅꯣꯏ ꯑꯩꯒꯤ ꯋꯥꯁꯦ ꯅꯤꯡꯊꯧꯂꯦꯝꯕ ꯅꯪ ꯃꯐꯝꯁꯤꯗꯒꯤ ꯍꯟꯈ꯭ꯔꯣ ꯊꯨꯅ ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯕꯨ ꯊꯋꯥꯏ ꯐꯥꯎꯕ ꯂꯧꯕ ꯉꯝꯂꯛꯀꯅꯤ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯃꯁꯤꯗꯨꯗ ꯂꯦꯞꯂꯒ ꯃꯝꯇꯥꯒ ꯂꯨꯁꯤꯒꯁꯨ ꯌꯦꯡꯂꯒ ꯂꯩꯔꯤ ꯂꯨꯁꯤ ꯑꯗꯨꯃꯛ ꯃꯃꯥꯒꯤ ꯃꯅꯤꯡ ꯑꯣꯏꯔꯞ ꯇꯨꯡ ꯑꯣꯏꯅ ꯂꯦꯞꯄꯤ ꯅꯤꯡꯊꯧꯂꯦꯝꯕꯒꯤ ꯇꯨꯡꯗ ꯂꯣꯟꯅ ꯏꯟꯅꯔꯛꯄ ꯅꯨꯄꯥꯗꯨꯅ ꯄ꯭ꯔꯕꯞ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯅꯤꯡꯊꯧꯂꯦꯝꯕꯕꯨ ꯄꯨꯔꯒ ꯈꯨꯗꯛꯇꯨꯗ ꯊꯣꯛꯈ꯭ꯔꯦ ꯂꯨꯁꯤꯗꯨ ꯍꯤꯛꯅ ꯀꯞꯂꯛꯂꯤ ꯃꯝꯇꯥꯅ ꯀꯞꯀꯅꯨ ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ ꯍꯨꯏꯁꯦ ꯅꯪꯒꯤ ꯅꯕꯨꯡꯁꯤꯅ ꯋꯥꯔꯛꯈ꯭ꯔꯦꯗꯅ ꯃꯇꯨꯡ ꯍꯦꯟꯖꯤꯟꯕ ꯉꯝꯂꯛꯂꯔꯣꯏ ꯏꯃꯥ ꯁꯣꯝ ꯃꯄꯥꯟꯗꯨꯗ ꯅꯤꯡꯊꯧꯂꯦꯝꯕꯗꯨ ꯒꯥꯔꯤꯗ ꯀꯥꯔꯛꯇꯨꯅ ꯇꯣꯡꯂꯒ ꯊꯧꯔꯛꯂꯕꯗ ꯃꯥꯏꯊꯣꯡꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ꯃꯥꯅ ꯅꯣꯛꯄꯗꯨ ꯎꯔꯒ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯕꯣꯁ ꯂꯤꯂꯥ ꯁꯥꯟꯅꯕꯗꯤ ꯐꯖꯅ ꯍꯩꯔꯦꯅꯦ ꯈꯔ ꯍꯩꯇꯕ ꯌꯥꯗ꯭ꯔꯦꯅꯦ ꯅꯪꯕꯨ ꯁꯤ ꯅꯠꯇ꯭ꯔꯗꯤ ꯀꯔꯝ ꯇꯧꯅꯤ ꯆꯨꯝꯃꯤ ꯕꯣꯁ ꯆꯨꯝꯃꯤ ꯅꯤꯡꯊꯧꯂꯦꯝꯕꯗꯤ ꯍꯦꯟꯅ ꯃꯣꯃꯣꯟ ꯅꯣꯛꯂꯛꯏ ꯑꯗꯨꯒ ꯋꯥꯈꯜꯗꯨꯗ ꯌꯥꯝ ꯇꯝꯊꯤꯅ ꯋꯥꯍꯩ ꯈꯔꯁꯨ ꯁꯣꯜꯂꯛꯏ ꯑꯩꯅ ꯀꯔꯝ ꯑꯍꯦꯟꯕ ꯂꯤꯂꯥ ꯑꯃꯃꯨꯛ ꯁꯥꯟꯅꯔꯛꯀꯦ ꯍꯥꯏꯕꯗꯣ ꯅꯃꯤꯠ ꯊꯤꯠꯅ ꯌꯦꯡꯖꯧ ꯑꯩꯒꯤ ꯑꯅꯤꯡꯕꯗꯤ ꯊꯨꯡꯈ꯭ꯔꯦ ꯃꯥꯏꯁꯨ ꯁꯣꯏꯗꯅ ꯄꯥꯛꯂꯅꯤ ꯅꯪꯕꯨꯁꯨ ꯑꯩꯒꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯑꯩꯅ ꯅꯤꯡꯊꯧꯂꯦꯝꯕꯗꯨ ꯃꯤꯀꯨꯞꯇꯨꯒꯤ ꯑꯣꯏꯅ ꯃꯅꯥꯛ ꯅꯛꯄ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯆꯪꯁꯤꯟ ꯈꯔ ꯑꯁꯣꯛ ꯑꯄꯟ ꯏ ꯅꯥꯏ ꯇꯧꯔꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯗꯣ ꯌꯦꯡꯁꯤꯟꯈ꯭ꯔꯦ ꯃꯤꯁꯛ ꯑꯃꯅ ꯃꯤꯑꯣꯏ ꯑꯃꯅ ꯐꯠꯂꯔꯣꯏ ꯈꯟꯅ ꯐꯠꯂꯛꯇ꯭ꯔꯕꯗꯤ ꯂꯝꯕꯥ ꯂꯩꯇ ꯐꯠꯇꯕ ꯃꯤꯁꯛ ꯍꯥꯏꯗꯨ ꯑꯣꯏꯔꯛꯏ ꯐꯠꯇꯕꯗ ꯏꯆꯪ ꯍꯦꯟꯅ ꯊꯧꯖꯤꯟꯈꯤꯕ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯁꯦꯝꯗꯣꯛꯄꯗ ꯋꯥꯅ ꯊꯣꯛꯏ
ꯐꯠꯇꯕ ꯑꯃꯗꯤ ꯑꯐꯕ ꯑꯆꯨꯝꯕ ꯑꯅꯤ ꯑꯁꯤ ꯄꯨꯟꯅ ꯂꯣꯏꯅꯗꯨꯅ ꯆꯠꯄ ꯍꯩꯕ ꯉꯝꯕ ꯃꯤꯑꯣꯏ ꯃꯈꯜ ꯑꯗꯨꯕꯨꯅꯤ ꯑꯁꯤꯡꯕ ꯒ꯭ꯌꯥꯟ ꯇꯥꯕ ꯃꯀꯣꯛ ꯂꯩꯕ ꯃꯔꯧꯁꯤꯡ ꯂꯩꯕ ꯍꯥꯏꯅ ꯍꯥꯏꯅꯔꯤꯕ ꯃꯈꯜꯁꯤꯗ ꯆꯜꯂꯤꯗꯣ꯫ ꯑꯁꯤꯡꯕ ꯃꯤ ꯋꯥ ꯉꯥꯡꯊꯣꯛꯇ ꯊꯕꯛꯅ ꯎꯠꯂꯤ, ꯑꯄꯪꯕ ꯃꯤꯅ ꯅꯥꯄꯜ ꯇꯧꯗꯨꯅ ꯋꯥ ꯍꯥꯏ, ꯑꯗꯨꯒ ꯑꯅꯤꯃꯛꯁꯤꯒꯤ ꯒꯨꯜ ꯆꯦꯟꯕ ꯃꯤꯅ ꯋꯥꯁꯨ ꯍꯥꯏꯒꯅꯤ ꯅꯥꯄꯜꯁꯨ ꯇꯧꯏ꯫ ꯑꯗꯨꯕꯨ ꯍꯩꯅ ꯁꯤꯡꯅ ꯍꯥꯏꯗꯣꯛꯄ ꯌꯥꯕ ꯌꯥꯗꯕ ꯍꯥꯏꯅ ꯈꯥꯏꯗꯣꯛꯂꯒ ꯅꯨꯡꯗ ꯃꯔꯣꯜ ꯅꯥꯏꯅ ꯆꯠꯂꯤ ꯂꯤꯆꯠ ꯑꯃꯈꯛ꯫ ꯅꯤꯡꯊꯧꯂꯦꯝꯕ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯒꯤ ꯃꯒꯨꯜ ꯑꯣꯏꯅ ꯑꯇꯝꯅꯅ ꯌꯦꯡꯂꯛꯄꯗ ꯃꯔꯣꯜ ꯅꯥꯏꯅ ꯆꯠꯄ ꯑꯐ ꯐꯠꯇ ꯑꯅꯤꯁꯤꯒꯤ ꯂꯪꯗꯥꯏꯗ ꯂꯩꯗꯨꯅ ꯑꯅꯤꯃꯛꯁꯤꯗ ꯂꯨꯞꯂꯒ ꯆꯠꯄ ꯃꯤꯑꯣꯏ ꯃꯈꯜ ꯍꯥꯏꯕꯗꯣ ꯃꯍꯥꯛꯁꯤ ꯑꯣꯏꯔꯤ꯫ ꯐꯠꯇꯕꯗꯁꯨ ꯃꯍꯥꯛ ꯂꯝꯕꯥ ꯂꯩꯇ ꯐꯠꯇꯕ ꯃꯇꯧ ꯀꯌꯥ ꯎꯠꯂꯤ, ꯑꯍꯦꯟꯕꯁꯨ ꯎꯠꯂꯛꯈꯤꯒꯗꯧꯔꯤ ꯃꯈꯥ ꯇꯥꯅ꯫ ꯑꯐꯕ ꯑꯣꯏꯅ ꯑꯃꯨꯛ ꯄꯜꯂꯕꯗ ꯑꯃꯨꯛ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯄꯣꯛꯂꯤꯕ ꯊꯃꯣꯏꯒꯤ ꯃꯕꯦꯝꯃ ꯑꯗꯨꯇꯃꯛ ꯃꯍꯥꯛꯈꯛ ꯑꯣꯏꯅ ꯅꯨꯡꯁꯤꯔꯒ ꯃꯍꯥꯛꯇꯕꯨ ꯐꯪꯅꯕ ꯍꯣꯠꯅꯖꯩ꯫ ꯅꯨꯄꯥ ꯑꯃꯒꯤ ꯑꯆꯧꯕ ꯑꯐꯕ ꯃꯒꯨꯜ ꯇꯥꯛꯂꯛꯄꯗ ꯃꯥꯒꯤ ꯂꯤꯆꯠ ꯁꯥꯖꯠ, ꯃꯥꯒꯤ ꯂꯣꯏꯅꯔꯤꯕ ꯅꯨꯄꯤ ꯑꯉꯥꯡ ꯍꯥꯏꯅ ꯑꯗꯨꯃꯛ ꯌꯦꯡꯂꯒ ꯆꯦꯟꯅꯔꯛꯂꯗꯕꯅꯤ ꯌꯦꯡꯁꯤꯜꯂꯛꯄ ꯃꯇꯝꯗ꯫ ꯂꯨꯁꯤ ꯃꯥꯒꯤ ꯃꯔꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗꯅꯤ꯫ ꯄꯨꯝꯍꯦꯟꯕꯅ ꯐꯣꯟꯗꯨꯗ ꯏꯁꯧ ꯇꯧꯔꯤ꯫ ꯂꯨꯁꯤ ꯁꯦꯡꯅ ꯋꯥꯈꯜꯗꯣ ꯌꯥꯝ ꯁꯥꯊꯤꯅ ꯁꯣꯟꯊꯕ ꯑꯃ ꯄꯣꯛꯈ꯭ꯔꯕꯅꯤ ꯃꯁꯥꯗꯨꯗ꯫ ꯍꯥꯏꯅꯤꯡꯕ ꯀꯧꯕꯁꯨ ꯄꯣꯛꯈꯤꯗ꯭ꯔꯤ, ꯑꯗꯨꯃꯛ ꯎꯪꯂꯒ ꯊꯣꯛꯈꯤꯕ ꯑꯣꯏꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯗꯨ ꯅꯤꯡꯁꯤꯡ ꯑꯗꯨꯃꯛ ꯂꯩꯔꯕꯅꯤ꯫ ꯅꯠꯇꯦ ꯂꯨꯁꯤ, ꯅꯪ ꯍꯟꯗꯛ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯆꯦꯟꯖ ꯇꯧꯔꯤꯁꯤ ꯀꯩꯒꯤꯅꯣ? ꯁꯤ ꯀꯩꯒꯤꯅꯣ? ꯀꯃꯥꯏꯅꯅꯣ? ꯅꯪ ꯀꯩꯗꯧꯔꯒꯦ ꯂꯨꯁꯤ? ꯂꯨꯁꯤ ꯇꯞꯅ, ꯗꯥꯍꯦꯟ, ꯑꯩ ꯀꯔꯤꯁꯨ ꯇꯧꯗꯤꯌꯦ꯫ ꯀꯔꯤꯁꯨ ꯇꯧꯗꯦꯗꯤ ꯅꯪ ꯍꯥꯏꯔꯛꯀꯅꯨ꯫ ꯑꯩ ꯅꯪꯒꯤ ꯅꯑꯣꯡ ꯆꯞ ꯆꯥꯅ ꯈꯪꯉꯤ꯫ ꯉꯁꯤ ꯉꯔꯥꯡꯗ ꯅꯠꯇꯦ ꯑꯩꯈꯣꯏꯅꯤ ꯂꯣꯏꯅꯔꯛꯄ ꯃꯔꯤ ꯂꯩꯅꯔꯛꯂꯤꯕꯁꯤ꯫ ꯗꯥꯍꯦꯟ, ꯅꯣꯡꯃꯇ ꯃꯤꯅꯠ 5-10 ꯐꯥꯅ ꯐꯣꯟ ꯑꯣꯐ ꯊꯝꯗꯕ ꯅꯪꯅ ꯅꯨꯃꯤꯠ ꯆꯨꯞꯄ ꯐꯣꯟꯗꯣ ꯑꯣꯐꯇ ꯂꯩꯈ꯭ꯔꯤꯗꯨꯅ ꯀꯃꯥꯏꯅ ꯇꯧꯔꯤꯕ? ꯑꯗꯨꯅ ꯀꯩ ꯃꯔꯝꯒꯤ ꯊꯝꯂꯤꯕꯅꯣ? ꯂꯨꯁꯤ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕ ꯃꯥ ꯍꯩꯇꯦ, ꯑꯗꯨꯅ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯂꯩꯈꯤ꯫ ꯄꯨꯝꯍꯦꯟꯕ ꯁꯣꯔ ꯑꯃꯇꯪ ꯍꯣꯟꯗꯣꯛꯈ꯭ꯔꯦ, ꯑꯗꯨꯒ ꯂꯨꯁꯤ, ꯁꯦꯡꯅ ꯅꯪ ꯍꯟꯗꯛ ꯅꯣꯡꯃ ꯅꯤꯅꯤꯁꯦ ꯀꯩꯗꯧꯔꯒꯦ ꯍꯥꯏꯌꯨ꯫ ꯗꯥꯍꯦꯟꯗ ꯐꯖꯅ ꯍꯥꯏꯌꯨ꯫ ꯅꯪꯒꯤ ꯅꯇꯧꯁꯤꯗ ꯑꯩꯁꯨ ꯍꯥꯏꯐꯝ ꯇꯧꯐꯝꯇ ꯈꯪꯗ꯭ꯔꯦ꯫ ꯑꯩꯇꯅ ꯏꯁꯥ ꯏꯊꯟꯇ ꯑꯣꯏꯅ ꯑꯁꯥꯎꯕ ꯄꯣꯛꯂꯒꯗ ꯂꯩꯔꯦ꯫ ꯗꯥꯍꯦꯟ, ꯑꯩ ꯀꯔꯤꯁꯨ ꯇꯧꯗꯤꯌꯦ꯫ ꯑꯩ ꯍꯟꯗꯛꯁꯦ ꯏꯁꯥ ꯈꯔ ꯅꯨꯡꯉꯥꯏꯇꯕ, ꯑꯗꯨꯒꯤꯅꯤ꯫ ꯑꯩ ꯑꯇꯩꯗꯤ ꯀꯔꯤꯝꯇ ꯇꯧꯗꯤꯌꯦ꯫ ꯄꯨꯝꯍꯦꯟꯕꯗꯨ ꯁꯥꯎꯒꯠꯂꯛꯏ ꯑꯃꯨꯛ꯫ ꯅꯪꯅ ꯀꯔꯤꯝꯇ ꯇꯧꯗꯦ ꯍꯥꯏꯔꯒ ꯑꯩꯅ ꯊꯥꯖꯒꯗ꯭ꯔꯣ? ꯍꯥ? ꯅꯪ ꯍꯟꯗꯛ ꯑꯣꯏꯗꯕꯁꯨ ꯌꯥꯝ ꯍꯥꯏꯕ ꯍꯩꯔꯦ ꯑꯩꯉꯣꯟꯗ꯫ ꯅꯪ ꯌꯥꯝ ꯍꯩꯔꯦ꯫ ꯗꯥꯍꯦꯟ, ꯍꯥꯏꯔꯛꯎ ꯊꯨꯅ꯫ ꯅꯍꯥꯟ ꯅꯪꯅ ꯐꯣꯟ ꯑꯣꯐ ꯊꯝꯂꯒ ꯂꯩꯕꯒꯤ ꯃꯔꯝ ꯍꯥꯏꯔꯛꯎ꯫ ꯉꯔꯥꯡꯁꯨ ꯅꯪ ꯊꯝꯗꯥꯏꯅꯦ? ꯍꯥꯏꯔꯛꯎ, ꯑꯗꯨ ꯀꯩꯒꯤꯅꯣ? ꯃꯔꯝꯗꯨ ꯐꯖꯅ ꯍꯥꯏꯌꯨ꯫ ꯂꯨꯁꯤꯗꯨ ꯈꯨꯝꯂꯛꯇꯦ꯫ ꯄꯨꯝꯍꯦꯟꯕ ꯈꯣꯟꯖꯦꯜ ꯋꯥꯡꯅ ꯐꯣꯟꯗꯨꯗ ꯂꯥꯎꯈꯠꯂꯛꯏ꯫ ꯅꯔꯣꯟ ꯊꯣꯛꯇ꯭ꯔꯕ ꯅꯪ? ꯍꯥ? ꯂꯨꯁꯤ! ꯂꯨꯁꯤ ꯋꯥꯍꯩ ꯑꯣꯏꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯄꯒꯤ ꯃꯍꯨꯠꯇ ꯍꯤꯛ ꯑꯣꯏꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯣꯏꯅ ꯐꯣꯟꯗꯨꯗ ꯄꯨꯝꯍꯦꯟꯕꯅ ꯇꯥꯔꯛꯂꯤ꯫ ꯄꯨꯝꯍꯦꯟꯕ ꯃꯗꯨ ꯇꯥꯔꯨꯕꯗꯒꯤ ꯃꯁꯥꯗꯣ ꯑꯃꯨꯛ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ꯫ ꯃꯤꯀꯨꯞ ꯑꯃꯅꯤ ꯃꯁꯥꯒꯤ ꯄꯨꯛꯅꯤꯡꯒꯤ ꯑꯁꯥꯎꯕꯗꯣ ꯉꯥꯏꯍꯥꯛ ꯐꯥꯊꯕ ꯑꯣꯏꯅ ꯇꯨꯃꯤꯟ ꯂꯩꯔꯨꯔ ꯃꯇꯨꯡꯗ ꯈꯣꯟꯖꯦꯜ ꯇꯞꯂꯞ, ꯌꯥꯔꯦꯁꯦ, ꯁꯣꯏꯈ꯭ꯔꯦ꯫ ꯑꯩ ꯈꯣꯟ ꯈꯔ ꯋꯥꯡꯈꯠꯈ꯭ꯔ ꯃꯥꯜꯂꯦ꯫ ꯇꯣꯛꯂꯣ, ꯀꯞꯂꯅꯨ꯫ ꯂꯨꯁꯤ ꯀꯞꯄ ꯇꯣꯛꯇꯦ꯫ ꯁꯤ ꯂꯨꯁꯤ, ꯀꯞꯂꯅꯨ, ꯑꯩ ꯁꯣꯏꯈ꯭ꯔꯦ꯫ ꯑꯩꯁꯨ ꯁꯥꯎꯅꯤꯡꯕ, ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕ, ꯅꯨꯡꯅꯥꯡꯕ ꯀꯌꯥ ꯄꯣꯛꯄꯒꯤ ꯐꯥꯊꯕ ꯉꯝꯈꯤꯗꯕꯅꯤ꯫ ꯁꯤ, ꯀꯞꯂꯅꯨ, ꯑꯩ ꯀꯔꯤꯁꯨ ꯍꯥꯏꯔꯔꯣꯏ꯫ ꯁꯤ, ꯑꯩ ꯁꯦꯡꯅ ꯅꯪꯒ ꯃꯤꯀꯨꯞ ꯑꯃꯠꯇ ꯐꯥꯎꯕ ꯄꯥꯎ ꯐꯥꯎꯅꯗꯕꯗꯣ ꯂꯩꯕ ꯉꯝꯗꯕꯒꯤꯅꯤ꯫ ꯅꯪ ꯁꯥꯎꯔꯅꯨ, ꯀꯞꯄꯗꯨ ꯇꯣꯛꯂꯣ꯫ ꯁꯤ, ꯇꯣꯛꯂꯣ꯫ ꯂꯨꯁꯤ ꯉꯥꯏꯍꯥꯛ ꯀꯞꯊꯣꯛꯂꯦ, ꯑꯗꯨꯒ ꯇꯞꯅ, ꯗꯥꯍꯦꯟꯗꯤ ꯁꯣꯏꯗꯦ, ꯀꯔꯤꯝꯇ ꯁꯣꯏꯗꯦ꯫ ꯑꯩꯅ ꯁꯣꯏꯕꯅꯤ꯫ ꯍꯣꯏꯁꯤ, ꯌꯥꯔꯦꯁꯦ, ꯑꯗꯣ ꯅꯁꯥ ꯅꯨꯡꯉꯥꯏꯇꯦ, ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯣ ꯀꯩ ꯑꯣꯏꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯅꯣ? ꯀꯩꯁꯨꯝ ꯇꯧꯗꯦ꯫ ꯑꯁ ꯂꯨꯁꯤ, ꯑꯁꯦꯡꯕꯅꯤ꯫ ꯐꯔꯦ ꯑꯗꯨꯗꯤ꯫ ꯑꯗꯣ ꯑꯩꯈꯣꯏꯅꯤ ꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤꯁꯤꯗ ꯊꯦꯡꯅꯅꯕ, ꯎꯅꯅꯕ ꯇꯧꯁꯤ꯫ ꯑꯩ ꯄꯨꯝꯍꯦꯟꯕꯅ ꯃꯔꯛ ꯐꯠ ꯊꯠꯈꯤꯗꯨꯅ, ꯇꯜꯂꯦ ꯍꯥꯏꯔꯛꯄ ꯌꯥꯔꯣꯏ꯫ ꯗꯣꯛꯇꯔꯗꯁꯨ ꯆꯠꯇꯣꯏꯅꯤ, ꯅꯪꯅ ꯅꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯣ ꯑꯗꯨ ꯌꯦꯡꯊꯣꯛꯅꯕ꯫ ꯌꯥꯅꯤꯌꯦ ꯗꯥꯍꯦꯟ꯫ ꯌꯥꯕ ꯌꯥꯔꯣꯏ꯫ ꯃꯤ ꯄꯥꯔꯤꯒꯤ ꯕꯥꯔꯗꯦꯁꯨ ꯀꯨꯏꯗ꯭ꯔꯕꯅꯤ ꯀꯣ꯫ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏꯅꯤ ꯄꯨꯟꯅ ꯆꯠꯀꯗꯧꯕꯅꯤ꯫ ꯅꯥꯟꯅ ꯆꯠꯇꯣꯏꯅꯤ꯫ ꯑꯇꯩ ꯂꯥꯛꯅꯗꯧꯔꯤ ꯃꯌꯥꯝ ꯀꯄꯜꯁꯤꯡꯗꯨꯗꯒꯤ ꯅꯪ ꯑꯩꯅ ꯍꯦꯟꯅ ꯐꯖꯗꯕ, ꯅꯤꯡꯊꯤꯗꯕ ꯌꯥꯗꯕꯅꯤ꯫ ꯑꯁ ꯅꯠꯇꯦ, ꯑꯁꯦꯡꯕꯅꯤ ꯑꯩꯅ ꯍꯥꯏꯁꯦ꯫ ꯂꯨꯁꯤ ꯍꯩꯅꯤꯡꯗꯅ, ꯍꯣꯏ꯫ ꯄꯨꯝꯍꯦꯟꯕꯅ, ꯐꯔꯦ, ꯀꯞꯁꯨ ꯀꯞꯊꯣꯛꯂꯨꯔꯦ ꯉꯥꯏꯍꯥꯛꯇꯤ, ꯋꯥꯔꯝꯂꯅꯤ, ꯑꯗꯨꯅ ꯄꯣꯊꯥꯖꯔꯣ ꯉꯥꯏꯍꯥꯛ꯫
ꯂꯨꯁꯤ ꯇꯞꯅ ꯋꯥꯗꯦꯗ ꯑꯩ ꯈꯪꯉꯤ ꯁꯤ ꯊꯝꯃꯒꯦ ꯗꯥꯍꯦꯟ ꯅꯪꯅ ꯋꯥꯕ ꯐꯔꯝꯃꯅꯤ ꯍꯥꯏꯕ ꯃꯇꯥꯡꯗꯨꯗ ꯑꯩꯅ ꯀꯣꯜ ꯑꯗꯨꯝ ꯇꯧꯔꯛꯂꯒꯦ ꯃꯇꯝ ꯈꯪꯅ ꯂꯨꯁꯤ ꯇꯨꯃꯤꯟꯅ ꯂꯩ ꯐꯔꯦ ꯄꯣꯊꯥꯔꯣꯀꯣ ꯗꯥꯍꯦꯟ ꯊꯝꯃꯦꯀꯣ ꯄꯨꯝꯍꯦꯟꯕ ꯂꯨꯁꯤꯒꯤ ꯍꯥꯏꯕ ꯈꯣꯟꯖꯦꯜꯗꯨ ꯋꯥꯎꯔꯤ ꯁꯥꯎꯔꯤ ꯍꯦꯛ ꯇꯥꯕꯒ ꯀꯣꯜꯗꯨ ꯑꯗꯨꯝ ꯀꯛꯈ꯭ꯔꯦ ꯂꯨꯁꯤ ꯐꯣꯟ ꯊꯝꯈ꯭ꯔ ꯃꯇꯨꯡ ꯐꯃꯨꯡꯗꯨꯗ ꯍꯤꯞꯊꯔꯛꯂꯦ ꯑꯗꯨꯒ ꯃꯃꯤꯠꯇꯨꯅ ꯑꯌꯦꯡꯕ ꯑꯃꯗ ꯁꯨꯝ ꯌꯦꯡꯂꯒ ꯂꯩꯗꯨꯅ ꯀꯩꯅꯣ ꯑꯩꯅ ꯇꯧꯗꯣꯏꯁꯦ ꯑꯩꯒꯤ ꯋꯥꯈꯜꯁꯤꯅ ꯈꯟꯒꯗꯕ ꯋꯥꯈꯜ ꯇꯧꯒꯗꯕ ꯊꯕꯛꯁꯤ ꯀꯔꯤꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯗꯣꯏꯁꯤꯕꯣ ꯑꯁꯨꯛ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯄꯨꯟꯁꯤ ꯇꯥꯡꯀꯛ ꯑꯃ ꯑꯩꯉꯣꯟꯗ ꯁꯤꯟꯅꯕꯤꯔꯛꯂꯤꯕꯁꯤꯕꯨ ꯀꯩꯒꯤꯅꯣ ꯀꯔꯤꯒꯤ ꯑꯣꯏꯔꯤꯕꯖꯥꯠꯅꯣ ꯋꯥꯍꯩꯁꯤꯡꯗꯨ ꯁꯣꯟꯖꯔꯒ ꯂꯨꯁꯤ ꯇꯨꯃꯤꯟ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ ꯁꯣꯝꯗꯁꯨ ꯉꯥꯏ ꯄꯨꯝꯍꯦꯟꯕ ꯃꯥꯁꯨ ꯃꯊꯟ ꯃꯗꯣꯝ ꯋꯥꯈꯜꯅ ꯃꯁꯥꯗ ꯃꯁꯥꯒꯤ ꯄꯨꯛꯅꯤꯡꯅ ꯋꯥꯍꯪ ꯇꯧꯖꯔꯤ ꯁꯦꯡꯅ ꯂꯨꯁꯤꯁꯤꯕꯨ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ ꯃꯥꯒꯤ ꯃꯇꯧꯁꯤ ꯍꯥꯟꯅꯒ ꯁꯨꯡꯃꯥꯟ ꯃꯥꯟꯅꯗꯦ ꯆꯦꯟꯖ ꯈꯪꯇꯧ ꯇꯧꯋꯦ ꯍꯟꯗꯛꯅ ꯀꯔꯤ ꯇꯧꯔꯕꯖꯥꯠꯅꯣ ꯐꯔꯦ ꯍꯟꯗꯛꯀꯤ ꯎꯅꯕꯗ ꯀꯔꯤ ꯇꯧꯔꯤꯅꯣ ꯀꯩꯅꯣ ꯍꯥꯏꯕꯗꯣ ꯂꯣꯏꯅ ꯐꯖꯅ ꯈꯪꯗꯣꯛꯂꯒꯦ ꯈꯪꯗꯣꯛꯇꯕꯁꯨ ꯌꯥꯗ꯭ꯔꯦ ꯂꯨꯁꯤ ꯅꯪꯁꯤ ꯃꯔꯧ ꯑꯣꯟꯊꯣꯛꯅꯁꯨ ꯆꯥꯎꯏꯗꯀꯣ ꯄꯨꯝꯍꯦꯟꯕ ꯂꯨꯁꯤꯒꯤ ꯍꯣꯡꯂꯛꯂꯤꯕ ꯑꯍꯣꯡꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯕꯨ ꯀꯔꯤꯅ ꯑꯣꯏꯍꯜꯂꯛꯄꯅꯣ ꯍꯣꯡꯍꯜꯂꯛꯄꯅꯣ ꯍꯥꯏꯅ ꯈꯪꯗꯣꯛꯅꯕ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯈ꯭ꯔꯦ ꯍꯟꯗꯛꯀꯤ ꯃꯈꯣꯏꯅꯤ ꯊꯦꯡꯅꯕꯗ ꯁꯣꯏꯗꯅ ꯍꯪꯗꯣꯛꯂꯒꯦ ꯍꯥꯏꯅ ꯈꯜꯂꯒ ꯂꯩꯈ꯭ꯔꯦ ꯆꯞ ꯌꯨꯡꯅ ꯄꯨꯝꯍꯦꯟꯕꯗꯣ ꯁꯣꯝ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅꯤ ꯅꯤꯡꯊꯧꯂꯦꯝꯕꯅ ꯈꯨꯅꯦꯛ ꯑꯣꯏꯅ ꯅꯦꯛꯈꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯅꯤꯡꯊꯧꯂꯦꯝꯕꯗ ꯐꯣꯟ ꯑꯃ ꯄꯤꯔꯛꯂꯤ ꯑꯗꯨꯒ ꯇꯞꯂꯤ ꯕꯣꯁꯅ ꯍꯥꯏꯕꯗꯨꯃꯛ ꯇꯧꯖꯔꯤ ꯄꯥꯝꯒꯗꯕ ꯍꯥꯏꯗꯣ ꯑꯣꯏꯔꯕ꯭ꯔꯥ ꯌꯦꯡꯕꯤꯌꯨ AI ꯁꯤꯖꯤꯟꯅꯔꯒꯁꯨ ꯍꯦꯟꯅ ꯈꯔ ꯃꯥꯜꯍꯟꯕ ꯍꯦꯟꯖꯤꯜꯍꯜꯂꯒ ꯚꯤꯗꯤꯑꯣꯗꯣ ꯏꯗꯤꯇꯤꯡ ꯇꯧꯔꯕꯅꯤ ꯑꯩ ꯍꯥꯏꯔꯞ ꯌꯦꯡꯕꯤꯔꯨ ꯕꯣꯁꯅ ꯅꯤꯡꯊꯧꯂꯦꯝꯕ ꯐꯣꯟꯗꯨ ꯂꯧꯏ ꯅꯨꯄꯥꯗꯨꯗꯒꯤ ꯑꯗꯨꯒ ꯐꯣꯟꯗꯨ ꯃꯦꯠꯂꯒ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯤꯕ ꯚꯤꯗꯤꯑꯣꯗꯨ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯃꯗꯨ ꯌꯦꯡꯂꯒ ꯅꯤꯡꯊꯧꯂꯦꯝꯕ ꯅꯣꯛꯐꯦꯠ ꯇꯧꯔꯛꯂꯦ ꯑꯗꯨꯒ ꯌꯥꯔꯦ ꯁꯤ ꯃꯉꯥꯏꯗꯅ ꯆꯞ ꯆꯥꯔꯦ ꯑꯣꯀꯦ ꯕꯣꯁ ꯑꯗꯨꯗꯤ ꯑꯇꯩ ꯃꯈꯥ ꯇꯥꯕ ꯄ꯭ꯂꯥꯟꯁꯤꯡꯗꯨꯅ ꯀꯝꯗꯧꯒꯅꯤ ꯑꯗꯨꯒꯤ ꯋꯥꯔꯤꯗꯨꯅ ꯀꯣꯟꯅ ꯑꯩꯅ ꯇꯞꯅ ꯍꯥꯏꯔꯒꯦ ꯐꯅꯕ ꯁꯤꯜꯂꯛꯂꯒꯦ ꯑꯣꯀꯦ ꯕꯣꯁ ꯑꯗꯨꯗꯤ ꯌꯥꯔꯦ ꯅꯪ ꯅꯊꯧ ꯇꯧꯖꯧꯔꯣ ꯐꯅꯤ ꯅꯨꯄꯥꯗꯨ ꯆꯠꯈ꯭ꯔꯦ ꯊꯣꯛꯈ꯭ꯔꯦ ꯀꯥꯗꯨꯗꯒꯤ ꯅꯤꯡꯊꯧꯂꯦꯝꯕ ꯚꯤꯗꯤꯑꯣꯗꯨ ꯍꯟꯖꯤꯟ ꯌꯦꯡꯂꯛꯂꯤ ꯑꯗꯨꯒ ꯃꯗꯨꯒꯤ ꯃꯇꯨꯡ ꯅꯣꯛꯂꯗꯨꯅ ꯃꯊꯟꯇ ꯁꯤ ꯎꯔꯗꯤ ꯅꯪ ꯀꯔꯝ ꯑꯩꯒꯤ ꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯂꯒ ꯆꯦꯟꯕ ꯉꯝꯅꯤ ꯑꯣꯏꯔꯔꯣꯏ ꯉꯝꯂꯔꯣꯏ ꯁꯨꯡꯉꯝ ꯉꯝꯂꯔꯣꯏ ꯅꯪꯅ ꯏꯅꯥꯛꯇꯒꯤ ꯂꯥꯞꯇꯨꯅ ꯆꯦꯟꯈꯤꯕꯗꯤ ꯁꯨꯡꯉꯝ ꯉꯝꯂꯔꯣꯏ ꯅꯪꯅ ꯅꯤꯡꯊꯧꯂꯦꯝꯕ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯅꯣꯛꯂꯛꯏ ꯃꯥꯒꯤ ꯋꯥꯈꯜꯗꯨ ꯃꯤꯀꯨꯞꯇꯨꯗ ꯍꯩꯅꯤꯡꯉꯥꯏ ꯂꯩꯇ ꯃꯀꯥ ꯂꯥꯝꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯅꯤꯡꯖꯔꯛꯄ ꯈꯨꯗꯤꯡ ꯊꯨꯡꯂꯅꯤ ꯄꯥꯝꯖꯕ ꯄꯣꯠꯁꯛ ꯑꯃ ꯐꯪꯗꯨꯅ ꯃꯅꯥꯛꯇ ꯂꯦꯡꯗ ꯊꯝꯕ ꯌꯥꯔꯅꯤ ꯍꯥꯏꯅ ꯈꯟꯖꯗꯨꯅ ꯍꯦꯟꯅ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯄꯣꯛꯄꯒꯤ ꯆꯥꯡꯁꯤ ꯍꯦꯟꯒꯠꯂꯤ ꯅꯪꯕꯨ ꯅꯨꯡꯁꯤꯕꯅ ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏꯅ ꯏꯅꯥꯛꯇ ꯂꯦꯡꯗꯅ ꯊꯝꯅꯕ ꯂꯩꯍꯟꯅꯕ ꯍꯣꯠꯅꯕꯗ ꯅꯪꯕꯨ ꯆꯩꯊꯦꯡ ꯈꯔꯗꯤ ꯄꯤꯕ ꯇꯥꯔꯦ ꯅꯪ ꯑꯋꯥꯕ ꯈꯔꯗꯤ ꯃꯥꯌꯣꯛꯅꯕ ꯇꯥꯔꯦ ꯃꯁꯤꯒꯤꯗꯃꯛꯇꯗꯤ ꯋꯥꯔꯧꯅꯨ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯅꯨꯀꯣ ꯂꯨꯁꯤ ꯋꯥꯔꯧꯅꯨ ꯑꯩꯉꯣꯟꯗ ꯃꯔꯝꯗꯤ ꯅꯪꯅ ꯁꯤꯗ ꯇꯥꯅꯕ ꯁꯤꯟꯕꯅꯤ ꯑꯩꯕꯨ ꯇꯝꯊꯤꯕꯒꯤ ꯁꯛꯂꯣꯟꯁꯤ ꯅꯪꯅ ꯑꯣꯏꯍꯜꯂꯛꯄꯅꯤ ꯑꯩꯕꯨ ꯋꯥꯔꯧꯅꯨ ꯑꯩꯉꯣꯟꯗ ꯋꯥꯔꯧꯒꯅꯨ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ ꯂꯨꯁꯤ ꯀꯥꯗ ꯃꯥꯅ ꯎꯪꯗꯨꯅ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯃꯅꯥꯛꯇ ꯊꯝꯂꯤꯕ ꯐꯣꯟꯗꯨꯅ ꯀꯣꯜ ꯂꯥꯛꯄꯒꯤ ꯚꯥꯏꯕ꯭ꯔꯦꯁꯟ ꯇꯧꯔꯛꯄꯗ ꯃꯁꯥꯗꯣ ꯍꯥꯏꯔꯞ ꯈꯪꯉꯤ ꯀꯅꯥꯒꯤꯅꯣ ꯍꯥꯏꯅ ꯌꯦꯡꯂꯛꯄꯗ ꯅꯤꯡꯊꯧꯂꯦꯝꯕꯒꯤ ꯀꯣꯜ ꯑꯣꯏꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯂꯨꯁꯤ ꯕꯤꯠ ꯂꯩꯇꯅ ꯐꯣꯟꯗꯨ ꯅꯥꯀꯟꯗ ꯍꯟꯖꯤꯟ ꯑꯃꯨꯛ ꯊꯝꯈ꯭ꯔꯦ ꯀꯣꯜꯗꯨ ꯇꯠꯈ꯭ꯔꯦ ꯑꯍꯥꯟꯕꯗꯨꯒꯤꯗꯤ ꯑꯗꯨꯕꯨ ꯁꯨꯝ ꯂꯦꯞꯄ ꯂꯩꯇ ꯃꯅꯝ ꯍꯦꯛꯇ ꯇꯧꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯗꯗꯤ ꯂꯨꯁꯤ ꯃꯥꯁꯨ ꯈꯩꯗꯧꯗꯨ ꯊꯤꯠꯈ꯭ꯔꯗꯨꯅ ꯇꯥꯞ ꯄꯥꯏꯈꯠꯂꯤ ꯑꯗꯨꯒ ꯀꯣꯜꯗꯨ ꯔꯤꯁꯤꯚ ꯇꯧꯗꯨꯅ ꯀꯩꯅꯣ ꯀꯩ ꯄꯥꯝꯒꯦ ꯅꯪ ꯍꯟꯖꯤꯟ ꯏꯀꯥꯏ ꯈꯪꯗꯕ ꯍꯨꯏ ꯁꯥꯔꯒ ꯆꯀꯠ ꯁꯨꯝ ꯑꯣꯟꯁꯤꯟ ꯈꯣꯡꯉꯩꯁꯤꯕꯨ ꯀꯩꯒꯤꯅꯣ ꯍꯥꯏꯌꯨ ꯀꯩ ꯄꯥꯝꯒꯦ ꯅꯪ ꯅꯤꯡꯊꯧꯂꯦꯝꯕ ꯈꯣꯟꯖꯦꯜꯗꯨ ꯏꯇꯞ ꯇꯞꯅ ꯀꯔꯤꯅꯣ ꯅꯪꯗꯤ ꯌꯥꯝ ꯁꯥꯎꯅ ꯂꯩꯔꯝꯃꯤꯅ ꯀꯩꯗꯧꯔꯦ ꯂꯨꯁꯤ ꯀꯔꯦꯝꯅꯔꯛꯀꯅꯨ ꯑꯩ ꯀꯣꯜꯁꯤ ꯊꯝꯂꯒꯦ ꯑꯗꯨꯒ ꯑꯃꯨꯛ ꯍꯟꯅꯁꯨ ꯇꯧꯔꯛꯀꯅꯨ ꯑꯣꯟꯁꯤꯜꯂꯛꯀꯅꯨ ꯉꯥꯏꯈꯣ ꯍꯣꯏ ꯊꯝꯖꯧꯅꯦ ꯅꯪꯒꯤ ꯀꯣꯜꯗꯣ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯅꯪꯉꯣꯟꯗ ꯀꯩꯅꯣꯝ ꯊꯥꯔꯛꯀꯦ ꯅꯪꯒꯤ ꯋꯥꯆꯞꯇ ꯑꯃꯨꯛꯇ ꯆꯪꯉꯨꯅꯦ ꯀꯩ ꯂꯩꯒꯦ ꯑꯩ ꯌꯦꯡꯅꯤꯡꯗꯦ ꯆꯪꯉꯨ ꯌꯥꯝ ꯃꯔꯨ ꯑꯣꯏꯕꯅꯤ ꯂꯨꯁꯤ ꯐꯣꯟ ꯃꯦꯠꯇꯨꯅ ꯋꯥꯆꯞꯇ ꯆꯪꯂꯛꯂꯤ ꯅꯤꯡꯊꯧꯂꯦꯝꯕꯅ ꯃꯉꯣꯟꯗ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯔꯛꯇꯨꯅ ꯂꯩꯔꯝꯂꯦ ꯂꯨꯁꯤ
ꯚꯤꯗꯤꯑꯣꯗꯨ ꯌꯦꯡꯕꯗ ꯅꯍꯥꯟ ꯃꯥꯕꯨ ꯅꯤꯡꯊꯧ ꯂꯦꯝꯕ ꯃꯥꯅ ꯅꯝꯖꯥ ꯅꯝꯊꯦꯛꯅꯒꯤ ꯇꯧꯈꯤꯕ ꯃꯤꯀꯨꯞꯇ ꯅꯝꯈꯤꯕ ꯚꯤꯗꯤꯑꯣꯗꯨꯅꯤ꯫ ꯚꯤꯗꯤꯑꯣꯗꯨ ꯎꯕꯗ ꯌꯥꯝ ꯐꯖꯗꯕ ꯂꯨꯁꯤ ꯃꯥꯒꯤ ꯏꯖꯠꯇꯨ ꯌꯥꯝ ꯊꯤꯅ ꯂꯩꯈꯥ ꯇꯥꯕ ꯑꯃ ꯑꯣꯏꯔꯤ꯫ ꯃꯗꯨ ꯎꯕꯗ ꯂꯨꯁꯤꯗꯨ ꯃꯤꯍꯨꯜ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯦ꯫ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯦ? ꯅꯪꯅ ꯈꯜꯂꯤꯁꯤ ꯀꯩꯅꯣ? ꯍꯥ? ꯀꯩꯅꯣ ꯅꯪꯅ ꯈꯜꯂꯤꯕ, ꯅꯪꯅ ꯄꯥꯝꯂꯤꯕꯁꯦ? ꯅꯤꯡꯊꯧ ꯂꯦꯝꯕꯗꯨ ꯅꯣꯛꯂꯛꯏ ꯑꯗꯨꯒ ꯚꯤꯗꯤꯑꯣꯗꯨ ꯎꯔꯕ ꯅꯠꯇ꯭ꯔꯣ? ꯚꯤꯗꯤꯑꯣꯗꯨ ꯑꯩ ꯈꯛ ꯁꯨꯝ ꯌꯦꯡꯕꯗꯤ ꯇꯜꯂꯦ, ꯑꯗꯨꯅ ꯅꯪꯉꯣꯟꯗꯁꯨ ꯊꯥꯔꯒ ꯅꯪꯒ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯁꯦ ꯍꯥꯏꯒꯦ ꯇꯧꯕꯅꯤ꯫ ꯑꯗꯣ ꯄꯨꯝꯍꯦꯟꯕ ꯍꯥꯏꯕ ꯅꯪꯒꯤ ꯅꯨꯄꯥ, ꯅꯪꯅ ꯌꯥꯝ ꯅꯨꯡꯁꯤꯖꯕ ꯃꯤꯗꯣ ꯑꯗꯨꯗ ꯊꯥꯒꯦ ꯍꯥꯏꯅꯁꯨ ꯑꯩꯅ ꯈꯜꯂꯤ꯫ ꯂꯨꯁꯤ ꯃꯁꯥꯗꯨ ꯏꯄꯥ ꯄꯥꯈꯠꯈ꯭ꯔꯦ꯫ ꯅꯤꯡꯊꯧ, ꯅꯪꯅ ꯁꯨꯛ ꯌꯥꯝ ꯐꯠꯇ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ? ꯌꯥꯝ ꯊꯨꯅ ꯚꯤꯗꯤꯑꯣꯗꯨ ꯀꯛꯎ, ꯅꯠꯇ꯭ꯔꯗꯤ ꯑꯩ ꯅꯪꯒꯤ ꯅꯊꯛꯇ ꯀꯦꯁ ꯊꯥꯡꯒꯠꯀꯅꯤ꯫ ꯎꯁꯤꯠꯇꯕ ꯇꯧꯒꯅꯨ, ꯚꯤꯗꯤꯑꯣꯗꯨ ꯀꯛꯎ ꯊꯨꯅ꯫ ꯅꯤꯡꯊꯧ ꯂꯦꯝꯕ ꯃꯣꯃꯣꯟ ꯅꯣꯛꯏ ꯑꯗꯨꯒ ꯑꯗꯨꯝ ꯇꯞꯂꯤ꯫ ꯅꯪꯅ ꯄꯨꯂꯤꯁꯇ ꯀꯦꯁ ꯇꯧꯔꯁꯨ ꯇꯧꯖꯔꯣ, ꯑꯩꯅ ꯅꯪꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩꯒꯤ ꯈꯨꯕꯤꯁꯤꯅ ꯑꯃꯨꯛꯈꯛ ꯅꯝꯕꯗ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯋꯥꯍꯩ ꯆꯥꯏꯍꯟꯕꯗ ꯅꯪꯒꯤ ꯅꯁꯥꯒꯤ ꯏꯖꯠꯇꯨꯗꯤ ꯀꯔꯤ ꯑꯣꯏꯖꯔꯅꯤ ꯍꯥꯏꯕ ꯈꯪꯖꯕ꯭ꯔꯣ? ꯅꯪꯅ ꯀꯦꯁ ꯇꯧꯗꯨꯅ ꯑꯩꯅ ꯖꯦꯜꯗ ꯂꯩꯈ꯭ꯔꯁꯨ ꯅꯪꯗꯤ ꯏꯖꯠ ꯌꯥꯎꯗꯕ ꯃꯤꯒꯤ ꯇꯤꯟꯁꯤꯠ ꯃꯥꯏꯁꯤꯠꯅꯐꯝ ꯑꯣꯏꯔꯒ ꯇꯥꯔꯒ ꯇꯣꯛꯂꯣꯏꯗ꯭ꯔꯣ? ꯂꯨꯁꯤꯗꯨ ꯅꯤꯡꯊꯧ ꯂꯦꯝꯕꯅ ꯀꯣꯛ ꯁꯥꯟꯅꯔꯛꯇꯨꯅ ꯃꯥꯕꯨ ꯈꯨꯠꯂꯥꯏꯒꯨꯝ ꯁꯤꯖꯤꯟꯅꯈꯤꯗꯣꯏꯕꯒꯤ ꯇꯧꯔꯛꯄꯁꯤꯗ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ꯫ ꯇꯁꯦꯡꯅ ꯀꯤꯖꯩ꯫ ꯑꯁꯨꯝ ꯃꯥꯒꯤ ꯏꯖꯠꯅ ꯂꯩꯈꯥ ꯇꯥꯗꯨꯅ ꯃꯥꯡꯂꯒ ꯂꯩꯕꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯁꯤꯒꯨꯝꯕ ꯑꯃ ꯇꯧꯈꯤ, ꯃꯥꯒꯤ ꯏꯖꯠ ꯂꯨꯛꯃꯥꯏꯗ ꯌꯣꯟꯈ꯭ꯔꯦ ꯍꯥꯏꯕꯁꯤꯃ ꯄꯨꯝꯍꯦꯟꯕꯅ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯈꯪꯈ꯭ꯔꯕꯗꯤ ꯃꯥꯕꯨ ꯈꯛ ꯅꯨꯡꯁꯤꯔꯣꯏ, ꯃꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯍꯥꯏꯔꯛꯂꯅꯤ ꯍꯥꯏꯕꯁꯤꯃꯁꯨ ꯈꯪꯖꯔꯦ꯫ ꯑꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯤꯡꯊꯧ, ꯅꯪꯅ ꯈꯜꯂꯤꯁꯤ ꯀꯩꯅꯣ? ꯑꯩꯁꯤ ꯀꯩ ꯑꯣꯏꯅ ꯎꯒꯦ? ꯅꯪꯅ ꯑꯩꯁꯤ ꯁꯥꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯁꯥꯟꯅꯕ ꯌꯥꯕ ꯍꯪꯅ ꯁꯥꯕ ꯃꯤ ꯑꯣꯏꯅ ꯎꯕ꯭ꯔꯥ? ꯀꯛꯎ ꯊꯨꯅ, ꯚꯤꯗꯤꯑꯣꯗꯨ ꯀꯛꯎ꯫ ꯑꯩꯗꯤ ꯀꯛꯑꯣꯏ꯫ ꯁꯤꯒꯤ ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞ ꯃꯆꯥꯁꯤꯃꯇꯪ ꯂꯧꯅꯕ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯑꯩꯒꯤ ꯀꯣꯛꯅ ꯀꯌꯥ ꯋꯥꯅ ꯂꯧꯁꯤꯡ ꯄꯨꯊꯣꯛꯂꯒ ꯏꯐꯣꯔꯠ ꯃꯌꯥꯝ ꯊꯥꯗꯗꯨꯅ ꯋꯥꯈꯜ ꯆꯥꯝꯃ ꯈꯟꯈꯤꯕꯅꯤ꯫ ꯑꯗꯨꯅ ꯀꯛꯑꯣꯏ, ꯑꯩꯗꯤ ꯀꯛꯑꯣꯏ꯫ ꯑꯗꯨꯕꯨ ꯅꯪ ꯆꯦꯛꯁꯤꯜꯂꯨ, ꯅꯪꯒꯤ ꯅꯨꯡꯁꯤꯖꯕ ꯅꯨꯄꯥꯒꯤ ꯈꯨꯠꯇ ꯚꯤꯗꯤꯑꯣꯁꯤ ꯌꯧꯕꯗ ꯁꯦꯀꯦꯟ ꯐꯥꯅ ꯆꯪꯂꯣꯏ꯫ ꯂꯨꯁꯤ ꯐꯣꯟꯗꯨꯗ ꯈꯣꯟꯖꯦꯜ ꯅꯤꯛꯅ ꯍꯧꯅ, ꯅꯪꯅ ꯄꯥꯝꯃꯤꯁꯤ ꯀꯩꯅꯣ? ꯃꯤꯐꯠꯇ ꯁꯥ ꯅꯪꯅ ꯈꯜꯂꯤꯕ ꯄꯥꯝꯂꯤꯕꯁꯤ ꯀꯔꯤ? ꯅꯪꯅ ꯄꯥꯝꯃꯤꯁꯤ ꯑꯩꯅ ꯁꯤꯈꯤꯕꯗꯨꯔꯥ? ꯅꯤꯡꯊꯧ ꯂꯦꯝꯕ ꯇꯞꯅ ꯑꯗꯨꯝ ꯍꯪ꯫ ꯂꯨꯁꯤ, ꯅꯪ ꯌꯥꯝ ꯐꯤꯡꯒꯠꯈ꯭ꯔꯦ, ꯇꯨꯃꯤꯟ ꯂꯩꯌꯨ, ꯇꯞꯊꯧ꯫ ꯑꯩꯒꯤ ꯑꯄꯥꯝꯕꯗꯤ ꯅꯪꯅ ꯂꯣꯏꯅ ꯈꯪꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯅ ꯅꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯖꯧ꯫ ꯅꯪꯅ ꯅꯤꯡꯂꯤꯕꯁꯤꯡ ꯑꯗꯨꯗꯤ ꯑꯣꯏꯊꯣꯛꯂꯣꯏ, ꯑꯩꯅ ꯁꯨꯛꯑꯣꯏ ꯑꯣꯏꯊꯣꯛꯍꯜꯂꯣꯏ, ꯁꯤꯕꯨꯗꯤ ꯅꯪ ꯈꯪꯖꯧ꯫ ꯑꯩꯒꯤ ꯑꯅꯤꯡꯕ ꯍꯥꯏꯈ꯭ꯔꯦ꯫ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯅꯪꯒꯤ ꯚꯤꯗꯤꯑꯣꯁꯤꯅ ꯆꯥꯏꯊꯣꯛꯇ꯭ꯔꯤꯉꯩ ꯅꯪ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯨ꯫ ꯑꯩ ꯅꯪꯉꯣꯟꯗ ꯃꯇꯝ ꯈꯔ ꯄꯤꯒꯦ꯫ ꯍꯥꯏꯔꯒ ꯅꯤꯡꯊꯧ ꯂꯦꯝꯕꯅ ꯀꯣꯜꯗꯨ ꯑꯗꯨꯃꯛ ꯀꯛꯂꯦ꯫ ꯑꯁꯣꯝꯗꯒꯤ ꯂꯨꯁꯤ ꯃꯈꯨꯠ ꯑꯅꯤꯅ ꯃꯀꯣꯛꯇꯨ ꯄꯥꯏꯔꯒ ꯀꯞꯇꯨꯅ, ꯀꯔꯤꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯒꯗꯧꯕ? ꯑꯩ ꯀꯔꯤ ꯇꯧꯗꯣꯏꯅꯣ? ꯑꯩ ꯀꯔꯤ ꯇꯧꯅꯤ? ꯑꯁꯨꯛ ꯐꯠꯇꯕ ꯃꯤ ꯑꯃꯒ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯗ ꯀꯔꯤꯒꯤ ꯊꯦꯡꯅꯔꯨꯕꯅꯣ? ꯑꯩ ꯋꯥꯔꯦ, ꯑꯩ ꯍꯤꯡꯕꯁꯤ ꯋꯥꯁꯤꯜꯂꯛꯑꯦ, ꯑꯩ ꯍꯤꯡꯕꯁꯤ ꯋꯥꯁꯤꯜꯂꯛꯂꯦ, ꯂꯨꯁꯤ ꯋꯥꯍꯩꯁꯤꯡꯗꯣ ꯍꯥꯏꯔꯒ ꯀꯞꯂꯒ ꯑꯗꯨꯃꯛ ꯂꯩꯔꯛꯂꯦ꯫ ꯁꯦꯡꯅ ꯃꯤꯀꯨꯞꯇꯨꯒꯤ ꯑꯣꯏꯅ ꯂꯨꯁꯤ ꯋꯥꯈꯜꯗꯨ ꯆꯥꯏꯔꯦ, ꯃꯀꯣꯛ ꯉꯥꯎꯔꯦ꯫ ꯅꯤꯡꯊꯧ ꯂꯦꯝꯕꯅ ꯃꯍꯥꯛꯄꯨ ꯌꯥꯝ ꯂꯥꯏꯅ ꯁꯥꯟꯅꯔꯛꯄꯁꯤꯗ ꯍꯥꯏꯐꯝ ꯈꯪꯗ ꯇꯧꯐꯝ ꯈꯪꯗ ꯃꯁꯥꯗꯨ ꯄꯦꯟꯗꯕꯅ ꯄꯤꯛ ꯍꯦꯛ ꯊꯜꯂꯛꯄ ꯍꯥꯏꯗꯨ ꯑꯣꯏꯔꯦ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯂꯨꯁꯤ ꯄꯨꯝꯍꯦꯟꯕ ꯃꯉꯣꯟꯗ ꯄꯥꯎꯏ ꯑꯃꯠꯇ ꯐꯥꯎꯔꯨꯕ ꯇꯧꯗ꯭ꯔꯦ꯫ ꯁꯦꯡꯅ ꯂꯨꯁꯤ ꯎꯪꯗꯨꯅꯇ ꯂꯩꯈ꯭ꯔꯦ꯫ ꯚꯤꯗꯤꯑꯣꯗꯨꯒꯤ ꯃꯇꯥꯡꯗ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯅ ꯂꯣꯏꯅ ꯈꯪꯂꯦ꯫ ꯈꯨꯠ ꯊꯥꯒꯦ ꯍꯥꯏꯅ ꯇꯧꯅꯔꯛꯄꯗ ꯂꯨꯁꯤ ꯃꯥꯒꯤ ꯏꯖꯠꯇꯤ ꯄꯨꯡꯃꯥꯡ ꯃꯥꯡꯈ꯭ꯔꯒꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕꯅ ꯃꯈꯣꯏ ꯄꯥꯡꯒꯜ ꯊꯧꯅ ꯐꯨꯗꯣꯛꯅꯤꯡꯂꯕꯁꯨ ꯐꯨꯗꯣꯛꯄ ꯉꯝꯗ꯭ꯔꯦ꯫ ꯏꯔꯥꯏ ꯂꯥꯏꯅ ꯍꯦꯛ ꯅꯤꯡꯊꯧ ꯂꯦꯝꯕ ꯃꯥꯅ ꯃꯤꯑꯣꯏꯁꯤꯡꯗꯨꯒꯤ ꯊꯧꯅꯥꯗꯨ ꯃꯠꯄꯒ ꯆꯞ ꯃꯥꯟꯅꯅ ꯊꯣꯛꯂꯦ꯫ ꯁꯣꯝꯗ ꯄꯨꯝꯍꯦꯟꯕꯁꯨ ꯂꯨꯁꯤꯒ ꯄꯥꯎꯏ ꯐꯥꯎꯅ ꯈꯣꯠꯅ ꯇꯧꯗꯕꯗꯨꯗ ꯏꯉꯥꯎ ꯉꯥꯎꯔꯦ꯫ ꯁꯦꯡꯅ ꯄꯨꯛꯅꯤꯡ ꯂꯩꯇꯥꯗ꯭ꯔꯦ, ꯊꯕꯛ ꯏꯪꯈꯥꯡ ꯐꯥꯎꯕ ꯆꯠꯇ꯭ꯔꯦ꯫ ꯄꯨꯝꯍꯦꯟꯕꯅ ꯀꯥꯗꯨꯗ ꯃꯊꯥ ꯁꯥꯅ ꯐꯝꯂꯒ ꯂꯩꯔꯤꯉꯩ ꯏꯟꯗꯨꯗꯨ ꯃꯐꯤ ꯃꯔꯣꯜ ꯈꯖꯤꯛ ꯅꯥꯟꯕ ꯃꯁꯦꯠ ꯆꯥꯔꯒ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥꯒꯤ ꯄꯨꯝꯍꯦꯟꯕ, ꯀꯩꯗꯧꯔꯤꯅꯣ ꯅꯪ ꯍꯧꯖꯤꯛ? ꯄꯨꯝꯍꯦꯟꯕ ꯃꯁꯥꯗꯨ ꯍꯩꯅꯤꯡꯕ ꯃꯆꯦꯠ ꯑꯃꯠꯇ ꯄꯣꯛꯇ, ꯀꯔꯤꯁꯨ ꯇꯧꯗꯦ꯫ ꯀꯔꯤꯅꯣ
Nang thabak satchena nong nini se. Pumhen makhumdi tumi leiki induna makha tara dunamo. Adu phare lao. Nang ngasidi thabak su sathokdrabani na ne imaga bazar phaudang chalusi. Insang nabi ama kita yenglusi. Nang pabung gasat kadabado madi sathokri thabak ne dan. Aduna nang gasat pada tari. As aisa ningde yar talima. Haima. Karino karigi talino hairisibo. Pumhen makhumlakte. Hai hawgalathuna chataba yaroi. Ma ai ngamoy. Ma pa phange thabak haidana chatsi yadre. Masa phange yadi. Aduga ina yumsida thabak sunaba mi imda thamse na haibadana thazaba yaiga yadi gan tawriba. Aduga ai ne ai wa yamna hainingde ko napa na sa se ai wa hainingde. Ima nasa sing akto pothage ba. Nang seng na ngamlaroi hairibro. Hoi talle. Phare ima line chalage ko. Mawa mapuroi ba masa masuna thabak chaungna tawraga mama asina magi nupi sina auto sina chali haidana mina khanakibado noi yengo ko noi ima no auto bu yamirai rubagi wana tap sum imung sigi mawong sina hairibni pumhen manasan sai kem khangtra tangai phadradi adum chalo auto oigera mo oigera noi Indudu masaga ngangnaba oiraroi haiba khangladuna mahak thorakle ka adudagi aduga dumak chatkhri mapalom duda Pumhen ba madi magi makok aduda adumak wakhalna sagatuna Lucy matangna khanba leplamde Karino handak Lucy na asuk yamna honglibasibo Kari leiribasano Lucy ai ngauduna chatgadawri nang isigi na tawse utlano tokloba ai wari Pumhen badu Phone do amuk paikhatuna Lucy ki number du call tawsilakle aduba switch off hairakle. Pumhen ba maduda phone do mafam khangda langboi thamboi thamkhraga mahakpuk awgatuna ka adudagi thokre. Somkai then manung aduda indu do mana pama potchei insang na pikhra leiba yaba makhai leire matungda thorakpani. Mana thorakpaduda nakandagi nupa amakakna changsilaklaga yam khangna sanabagi maong amada. Imai bema karai satpirubano. Indudu ingak na nupaduna yenglaktuna. Kana oigadoi no ibungo sibo nupaduna. Imai bema nasagi mingkhom ai pumhen bagi company da thabak tawseba. Aduna imai bema busu nasa nasakmuna khangsai. Indudu aduk mamut tana hairaklabadudadi khumlai phajana. Oh adu oire isi. Kaithel karakpani posai ahonga saw kita yengge haidana. Kana lakpibagi imai bema bo. Aikoigi sir pabungga lakpibra. Induna. Lakti itomtani. Nang sar pabungsu adagi nakoi sar pumhen basu thabak siledana amta sasi haiba yadi. Imai thanta idom laklibani line gi garida. Haiba. Adu su ek phajabu watlini imai bema. Khangde tawrisi. Ado nang de karaida lakpano. Imai bema nasa su pot ama yengbani thiba phangdredo. Oh Ado imai bema hanbagi sidi nasagi garisu yaurakli nasa oina thinjaramlagi chingnabigadra Indu karisu singnaba pok tahirei Yai kaide phanadum tan chari isaga thengnaba Indu na khombabu chingnadabagi maramsi makhoigi company de thabak inghangi su tawi kholi haina haibaduda chingnaba pokludabani khombana Imai bema pochai leiba loibirabadi thoklasira hannabu tawrasi Thoklasi bungo hanbana phari Adumna anidu wari sana adumak thokminaraktuna khombagi garida kakhattuna tonglakle Sengna khomba hariba misak asi pumhenbagi company de thabak taw miyoi amadi natte Iseng namak hek hairabada khomba ningthaulembana tharakpa neklakpa miyoi ni Ningthaulemba mangonda boss haina kauriba miyoi aduni Karigumba ningthaulembagi wakhalgi lalong kharagidamak thawoina mikuptuda khombabu mafamduda tharakpani
ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯤ ꯇꯥꯠ ꯍꯩꯕ ꯃꯤꯅ ꯇꯧꯔꯛꯄ ꯊꯥꯖꯅꯕ ꯃꯣꯏꯊꯦꯝꯒꯤ ꯂꯥꯡꯗ ꯑꯗꯨꯃꯛ ꯂꯥꯏꯅ ꯍꯦꯛꯇ ꯊꯨꯒꯠꯂꯤ꯫ ꯇꯥꯠ ꯍꯩꯕꯅ ꯌꯥꯝ ꯍꯩꯅ ꯁꯤꯡꯅ ꯁꯦꯝꯂꯛꯄ ꯃꯣꯏꯊꯦꯝꯒꯤ ꯂꯥꯡ ꯑꯣꯏꯕꯅꯔꯁꯨ ꯈꯪꯗꯦ ꯑꯗꯨꯃꯛ ꯊꯥꯖꯕꯁꯨ ꯄꯣꯛꯈꯤ꯫ ꯃꯤ ꯑꯃꯅ ꯃꯤ ꯑꯃꯗ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯑꯣꯏꯗ ꯁꯤꯔꯣꯜ ꯍꯥꯏꯔ ꯐꯥꯎꯕꯗ ꯊꯥꯖꯗꯨꯅ ꯂꯩꯒꯟꯕ ꯃꯤꯑꯣꯏ ꯃꯈꯜꯁꯨ ꯌꯥꯝꯅ ꯌꯥꯎꯔꯤ꯫ ꯑꯣꯏꯗꯕꯕꯨ ꯑꯋꯣꯏꯕ ꯌꯥꯝꯅ ꯃꯥꯜꯍꯟꯗꯨꯅ ꯋꯥ ꯍꯥꯏꯕ, ꯃꯑꯣꯡ ꯃꯇꯧ ꯎꯠꯄ ꯍꯩꯕ ꯃꯤ ꯁꯥꯊꯤꯅ ꯂꯩꯇꯕꯁꯨ ꯅꯠꯇꯦ꯫ ꯈꯖꯤꯛ ꯃꯤꯅ ꯃꯔꯤ ꯃꯈꯣꯡ ꯄꯨꯊꯣꯛꯂꯒ ꯋꯥꯍꯩ ꯈꯔ ꯍꯥꯏꯅꯕꯗ ꯊꯥꯖꯕꯅ ꯍꯥꯟꯕ ꯑꯗꯨꯒꯨꯝꯂꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯄꯨꯝꯍꯦꯟꯕꯒꯤ ꯃꯃꯥ ꯏꯕꯦꯝꯃ ꯏꯟꯗꯨꯁꯤꯁꯨ ꯃꯅꯨꯡ ꯆꯟꯅ ꯌꯥꯎꯔꯤ꯫ ꯃꯤꯀꯨꯞꯇꯨꯗ ꯃꯥꯅ ꯒꯥꯔꯤꯒ ꯇꯣꯡꯃꯤꯟꯅꯔꯛꯇꯨꯅ ꯂꯥꯛꯂꯤꯕ ꯈꯣꯝꯕ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯣ ꯃꯈꯣꯏꯒꯤ ꯊꯕꯛ ꯏꯪꯈꯥꯡꯒ ꯀꯩꯒ ꯀꯝꯄꯦꯅꯤꯁꯤꯡ ꯑꯗꯨꯒ ꯍꯤꯔꯝ ꯑꯃꯠꯇꯗ ꯃꯔꯤ ꯑꯃꯠꯇ ꯂꯩꯅꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯈꯣꯝꯕ ꯃꯥꯅ ꯑꯣꯏꯗ ꯋꯥꯍꯩꯅ ꯊꯥꯖ ꯋꯥꯍꯩ ꯑꯣꯏꯍꯟꯅꯕ ꯍꯥꯏꯅ ꯋꯥ ꯈꯔ ꯈꯖꯤꯛꯈꯛ ꯍꯥꯏꯕꯗ ꯏꯟꯗꯨ ꯃꯥꯗꯤ ꯑꯐꯕ ꯃꯇꯧ ꯎꯠꯇꯨꯅ ꯑꯗꯨꯃꯛ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯗꯨ ꯆꯨꯝꯂꯕꯣꯏ ꯂꯥꯟꯗ꯭ꯔꯕꯣꯏ ꯍꯥꯏꯅ ꯋꯥꯈꯜꯗꯨꯗ ꯅꯤꯡꯂꯒ ꯑꯗꯨꯃꯛ ꯂꯥꯛꯂꯕꯅꯤ꯫ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩꯁꯤꯡꯗꯨꯅ ꯁꯨꯝꯈ꯭ꯔꯕꯣꯏ ꯁꯦꯡꯅꯃꯛ ꯍꯦꯛ ꯊꯥꯖꯔꯗꯨꯅ ꯏꯟꯗꯨꯒ ꯈꯣꯝꯕꯒꯗꯣ ꯒꯥꯔꯤꯗꯣ ꯊꯧꯕ ꯍꯧꯔꯛꯂꯤ꯫ ꯏꯟꯗꯨ ꯈꯣꯝꯕꯒꯤ ꯅꯥꯀꯜꯗꯨꯗ ꯑꯗꯨꯝ ꯐꯝꯃꯤ꯫ ꯈꯣꯝꯕꯅ, "ꯏꯃꯥ ꯏꯕꯦꯝꯃ, ꯁꯥꯔꯁꯤꯕꯨ ꯅꯣꯡ ꯅꯤꯅꯤ ꯈꯔꯅꯤ ꯁꯨꯔ ꯃꯥꯜꯂꯦꯅꯦ ꯊꯕꯛꯂꯣꯝꯗ ꯍꯥꯏꯗꯣꯔꯛꯇꯕ, ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯒꯦ?" "ꯈꯪꯗꯦ ꯏꯕꯨꯡꯉꯣ, ꯍꯟꯗꯛꯁꯦ ꯃꯁꯥꯗꯣ ꯀꯩꯅꯣꯃ ꯏꯇꯧ ꯇꯧꯈ꯭ꯔꯦꯅꯦ." "ꯑꯣ, ꯑꯗꯣ ꯉꯥꯏꯈꯣ, ꯅꯪꯅ ꯀꯔꯤ ꯂꯝꯗꯒꯤꯅꯣ?" "ꯏꯃꯥ ꯑꯩꯁꯤ ꯁꯣꯝ ꯅ꯭ꯌꯨ ꯀꯩꯊꯦꯜ ꯃꯟꯕꯤꯗꯒꯤ ꯑꯣꯏꯗꯣꯏꯅꯦ." "ꯑꯣ, ꯂꯥꯞꯅꯩꯅꯦ ꯑꯗꯨꯗꯤ ꯈꯔ ꯅꯣꯏꯒ ꯑꯩꯈꯣꯏꯒꯁꯦ." "ꯍꯣꯏ ꯏꯃꯥ ꯏꯕꯦꯝꯃ." ꯈꯣꯝꯕꯅ ꯋꯥꯗꯣ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯃꯨꯛ ꯄꯨꯔꯛꯏ꯫ "ꯑꯗꯣ ꯑꯩꯈꯣꯏ ꯁꯥꯔ ꯄꯨꯝꯍꯦꯟꯕꯁꯨ ꯆꯍꯤ ꯌꯥꯝꯂꯝꯂꯅꯤ, ꯅꯨꯄꯤ ꯑꯉꯥꯡ ꯊꯤꯕ ꯈꯣꯠꯄꯒꯤ ꯃꯇꯝ ꯌꯧꯔꯛꯂꯝꯂꯅꯤꯗꯅ." ꯏꯟꯗꯨꯅ, "ꯌꯥꯝꯅ ꯌꯥꯝꯕꯕꯨꯗꯤ ꯑꯣꯏꯗ꯭ꯔꯤꯗ ꯆꯍꯤꯗꯤ, ꯑꯗꯣ ꯌꯨꯝ ꯀꯩ ꯄꯥꯟꯕꯕꯨꯗꯤ ꯌꯥꯔꯦ, ꯃꯇꯝ ꯑꯣꯏꯔꯛꯂꯦ. ꯃꯣꯏ ꯃꯁꯥ ꯃꯁꯥ ꯈꯪꯅꯖꯕꯤ ꯇꯤꯟꯅꯖꯕꯤ ꯂꯩ ꯍꯥꯏꯗꯅꯒ ꯏꯃꯥꯗ ꯃꯁꯛ ꯇꯥꯛꯇꯅ ꯈꯪꯍꯟꯗꯅ ꯌꯨꯝꯗ ꯄꯨꯔꯛꯇꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯈ꯭ꯔꯦ." "ꯑꯣ, ꯏꯃꯥ ꯏꯕꯦꯝ ꯍꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯈ꯭ꯔꯦꯕ ꯅꯨꯄꯤ ꯃꯆꯥꯗꯣ?" "ꯂꯥꯛꯈ꯭ꯔꯦ ꯂꯥꯛꯈ꯭ꯔꯦ." "ꯃꯑꯣꯡꯒꯗꯤ ꯀꯝꯗꯧꯕꯒꯤ ꯏꯃꯥ ꯏꯕꯦꯝ ꯅꯨꯄꯤꯗꯨꯒꯤ?" "ꯌꯥꯝ ꯆꯝꯕ, ꯃꯤꯉꯣꯟꯗ ꯀꯥꯏꯒꯟꯗꯕ ꯃꯤ ꯑꯣꯏꯅ ꯇꯧꯏ. ꯌꯥꯝ ꯊꯣꯠ ꯅꯧꯅ ꯃꯕꯨꯛ ꯃꯔꯥ ꯇꯞꯅ ꯎꯏꯅꯦ." "ꯑꯣ, ꯑꯗꯨꯅ ꯁꯥꯔꯒꯤ ꯀꯔꯝꯕ ꯅꯨꯄꯤ ꯑꯣꯏꯕꯖꯥꯠꯅꯣ?" ꯏꯟꯗꯨꯗꯨ ꯏꯉꯥꯎ ꯉꯥꯎꯅ, "ꯀꯔꯤꯅꯣ ꯀꯔꯝꯕ ꯅꯨꯄꯤ ꯑꯣꯏꯕꯖꯥꯠꯅꯣ ꯍꯥꯏꯕꯗꯤ?" ꯈꯣꯝꯕꯅ ꯃꯇꯥꯡ ꯆꯥꯅ ꯆꯥꯅ ꯋꯥ ꯍꯥꯏꯕ ꯉꯥꯡꯕ ꯃꯔꯤ ꯃꯔꯤ ꯍꯧꯔꯛꯂꯝꯃꯤ꯫ "ꯍꯥꯏꯗꯤ ꯃꯥ ꯁꯥꯔ ꯄꯨꯝꯍꯦꯟꯕꯒ ꯈꯪꯅꯕ ꯅꯨꯄꯤꯅꯤ ꯍꯥꯏꯗꯅ ꯅꯨꯄꯤ ꯑꯃꯁꯨ ꯚꯤꯗꯤꯑꯣꯗ ꯀꯟꯅ ꯍꯧꯖꯤꯛ ꯚꯥꯏꯔꯦꯜ ꯑꯣꯏꯔꯤ." "ꯍꯥꯏꯕꯗꯤ ꯀꯔꯤꯕꯣ? ꯏꯃꯥ ꯚꯥꯞ ꯇꯥꯗ꯭ꯔꯦꯅꯦ ꯅꯨꯄꯥ ꯃꯆꯥ ꯅꯪꯒꯤ ꯋꯥꯗꯣ." "ꯏꯃꯥ, ꯅꯨꯄꯤꯗꯨꯒꯤ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯕ ꯚꯤꯗꯤꯑꯣ ꯈꯔ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯄꯗꯨꯒꯤ ꯋꯥꯅꯤꯗ." ꯏꯟꯗꯨ ꯋꯥꯐꯝꯗꯨ ꯍꯦꯛ ꯇꯥꯕꯗ ꯃꯁꯥꯗꯨ ꯄꯤꯡ ꯍꯦꯛ ꯂꯥꯎꯏ꯫ ꯃꯥꯒꯤ ꯈ꯭ꯋꯥꯏ ꯄꯥꯝꯖꯗꯕꯤ ꯍꯩꯅꯗꯕꯤ ꯍꯥꯏꯗꯨ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯅ ꯌꯥꯝ ꯊꯨꯅ, "ꯀꯔꯤꯑꯕ? ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯕ ꯚꯤꯗꯤꯑꯣ ꯍꯥꯏꯕ?" "ꯍꯣꯏ ꯏꯃꯥ ꯏꯕꯦꯝꯃ, ꯏꯀꯥꯏ ꯍꯪꯒꯣꯏꯗꯅ ꯍꯥꯏꯔꯕꯗ ꯅꯨꯄꯥ ꯑꯃꯒ ꯂꯣꯏꯅꯕꯒꯤ ꯃꯇꯧꯅꯤ ꯃꯣꯏꯒꯤꯗꯣ." ꯏꯟꯗꯨꯗꯨ ꯌꯥꯝ ꯉꯛꯅ, "ꯑꯁ, ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯕꯁꯤꯕꯣ? ꯑꯗꯨꯒꯨꯝꯕ ꯅꯨꯄꯤꯗꯨꯒ ꯀꯔꯝ ꯍꯥꯏꯅ ꯑꯩꯈꯣꯏ ꯄꯨꯝꯍꯦꯟꯕꯒ ꯈꯪꯅꯔꯤꯕꯅꯣꯅꯦ ꯍꯥꯏꯔꯤꯕꯁꯤꯕꯣ? ꯑꯁ, ꯂꯣꯏꯔꯦ ꯂꯣꯏꯔꯦ, ꯑꯩꯒꯤ ꯈ꯭ꯋꯥꯏ ꯇꯨꯀꯠꯆꯕꯤ ꯍꯪꯒꯣꯏꯕ ꯅꯨꯄꯤ ꯍꯥꯏꯗꯨ ꯑꯣꯏꯔꯦꯅꯦ." "ꯑꯗꯣ ꯏꯃꯥ ꯏꯕꯦꯝꯃ, ꯌꯨꯝꯗ ꯂꯥꯛꯑꯝꯃꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯃꯃꯤꯡꯅ ꯀꯔꯤ ꯀꯧꯕꯒꯦ?" ꯏꯟꯗꯨ ꯉꯥꯏꯍꯥꯛ ꯅꯤꯡꯁꯤꯡꯕ ꯃꯇꯧꯗ ꯇꯨꯃꯤꯟꯅ ꯂꯩ ꯑꯗꯨꯒ, "ꯂꯨꯁꯤ ꯍꯥꯏꯕꯅꯤ ꯅꯨꯄꯥ ꯃꯆꯥ." ꯈꯣꯝꯕꯗꯨ ꯏꯉꯛ ꯉꯛꯁꯤꯟꯅꯕ ꯃꯥꯟꯕꯒꯤ ꯃꯁꯛ ꯃꯑꯣꯡ ꯑꯃꯗ, "ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯏꯃꯥ ꯏꯕꯦꯝꯃ, ꯑꯗꯨꯗꯤ ꯑꯁ ꯀꯩꯅꯣꯅꯦ, ꯕꯦꯔꯥꯅꯤ." ꯏꯟꯗꯨꯅ ꯃꯔꯧ ꯂꯩꯅ ꯌꯦꯡꯂꯛꯇꯨꯅ, "ꯀꯔꯤ ꯇꯧꯔꯤ ꯅꯨꯄꯥ ꯃꯆꯥ? ꯀꯩ ꯇꯧꯔꯦ? ꯍꯥꯏꯌꯣ ꯏꯃꯥꯗ ꯍꯦꯛꯇ." ꯈꯣꯝꯕꯅ, "ꯏꯃꯥ ꯉꯥꯏꯕꯤꯈꯣ, ꯒꯥꯔꯤꯁꯤ ꯃꯁꯤꯃꯗ ꯉꯥꯏꯍꯥꯛꯇꯪ ꯅꯦꯅꯥ ꯇꯥꯅ ꯈꯥꯝꯂꯒ ꯋꯥꯔꯤ ꯅꯤꯡꯊꯤ ꯅꯨꯡꯇ ꯁꯥꯁꯤ." ꯏꯟꯗꯨꯁꯨ ꯃꯁꯥꯗꯨ ꯆꯤꯡꯅꯕꯗꯅ ꯄꯤꯛ ꯊꯜꯂꯛꯂꯤ꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯒꯥꯔꯤꯗꯨ ꯃꯇꯦꯛ ꯈꯖꯤꯛ ꯊꯧꯔꯛꯂ ꯃꯇꯨꯡ ꯃꯁꯤꯗꯨꯗ ꯂꯩꯁꯤꯜꯂꯒ ꯈꯥꯝꯂꯛꯂꯤ꯫ ꯏꯟꯗꯨꯅ ꯁꯠ, "ꯅꯨꯄꯥ ꯃꯆꯥ, ꯀꯔꯤ ꯍꯥꯏꯕꯅꯣ? ꯅꯪꯒꯤ ꯋꯥꯗꯣ ꯃꯌꯦꯛ ꯁꯦꯡꯉꯨ, ꯁꯦꯡꯅ ꯑꯃꯨꯛꯇ ꯍꯥꯏꯌꯨ ꯏꯃꯥꯗ." ꯏꯟꯗꯨꯒꯤ ꯃꯁꯥꯗꯨ ꯂꯥꯡꯇꯛꯅꯔꯤ꯫ ꯈꯣꯝꯕꯅ ꯇꯞꯂꯤ ꯇꯞꯂꯤ, "ꯏꯃꯥ ꯏꯕꯦꯝꯃ, ꯁꯥꯔꯒ ꯈꯪꯅꯔꯤꯕ ꯅꯨꯄꯤ ꯃꯆꯥꯗꯨ ꯑꯣꯏꯗꯣꯏꯅꯤ, ꯍꯥꯏꯗꯤ ꯚꯤꯗꯤꯑꯣ ꯚꯥꯏꯔꯦꯜ ꯆꯠꯂꯤꯕ ꯅꯨꯄꯤ ꯃꯆꯥꯁꯤꯅꯤ, ꯌꯨꯝꯗ ꯂꯥꯛꯂꯝꯂꯤꯕ ꯅꯨꯄꯤ ꯃꯆꯥꯗꯣ." "ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯕꯁꯤꯕꯣ? ꯃꯗꯨꯒꯤ ꯅꯨꯄꯤ ꯃꯆꯥꯗꯨꯗꯤ ꯌꯥꯝꯅ ꯊꯣꯠ ꯅꯧꯅ ꯇꯧꯔꯒ ꯏꯪꯕꯗꯥꯏ, ꯑꯗꯨꯒ ꯃꯥꯅ ꯀꯔꯝ ꯑꯩ ꯊꯥꯖꯗꯦꯕꯣ." ꯈꯣꯝꯕꯅ, "ꯏꯃꯥ ꯏꯕꯦꯝꯃ, ꯏꯃꯥ ꯏꯕꯦꯝꯃꯅ ꯍꯪꯒꯣꯏꯕ ꯄꯣꯛꯄꯤꯒꯗ꯭ꯔꯥ ꯍꯥꯏꯗꯤ ꯈꯪꯗ꯭ꯔꯦ,
ꯄꯨꯛꯅꯤꯡ ꯆꯝꯅꯕ ꯊꯥꯖꯕꯤꯅꯕ ꯚꯤꯗꯤꯑꯣꯗꯣ ꯑꯣꯏꯅ ꯌꯦꯡꯕꯤꯒꯗ꯭ꯔꯥ? ꯀꯔꯤ ꯈꯟꯕꯤꯕꯅꯣ ꯏꯃꯥ ꯏꯕꯦꯝꯃꯅ? ꯍꯦꯛꯇ ꯑꯗꯨꯝ ꯍꯥꯏꯕꯤꯌꯨ. ꯅꯆꯥꯅꯗꯤ ꯁꯦꯡꯅ ꯁꯔꯕꯨ ꯅꯨꯡꯁꯤꯖꯕꯒꯤ, ꯁꯔ ꯃꯥꯡꯍꯟꯅꯤꯡꯗꯕꯒꯤ ꯍꯥꯏꯖꯕꯅꯤ ꯋꯥꯐꯝꯁꯦ. ꯃꯔꯝ ꯆꯠꯃꯣꯠꯄꯤ ꯃꯥꯅ ꯃꯤꯁꯨꯝ ꯇꯧꯔꯒ ꯑꯣꯏꯗꯕ ꯇꯧꯔꯒ ꯁꯦꯡꯂꯕ ꯏꯃꯥ ꯏꯕꯦꯝ ꯃꯣꯏꯒꯤ ꯌꯨꯝꯗꯨꯗ ꯃꯥꯡꯊꯣꯛꯄꯗꯣ ꯑꯗꯨ ꯑꯣꯏꯍꯟꯖꯅꯤꯡꯗꯗꯨꯅ ꯍꯥꯏꯖꯔꯤꯕꯅꯤ. ꯅꯆꯥꯕꯨ ꯂꯥꯟꯅ ꯈꯟꯕꯗꯤ ꯈꯟꯕꯤꯒꯅꯨꯀꯣ. ꯏꯟꯗꯨꯗꯨ ꯋꯥꯈꯜ ꯑꯃꯇꯪ ꯈꯟꯊꯔꯛꯏ. ꯃꯍꯥꯛꯀꯤ ꯃꯕꯨꯛꯅ ꯆꯝꯅꯕ ꯚꯤꯗꯤꯑꯣꯗꯨ ꯌꯦꯡꯊꯣꯛꯂꯁꯤꯔꯥ ꯍꯥꯏꯅꯁꯨ ꯈꯜꯂꯛꯏ. ꯃꯥꯒꯤ ꯃꯇꯧꯗꯨ ꯈꯣꯝꯕꯅ ꯌꯦꯡꯗꯨꯅ ꯃꯕꯨꯛꯇ ꯅꯣꯛꯏ ꯏꯟꯗꯨꯅ. ꯅꯨꯄꯥ ꯃꯆꯥ, ꯏꯃꯥꯒꯤ ꯋꯥꯈꯜꯁꯤ ꯀꯔꯤꯅꯣꯃ ꯇꯧꯔꯦ. ꯐꯔꯦ, ꯑꯩꯒꯤ ꯄꯨꯛꯅꯤꯡꯅ ꯆꯤꯡꯅꯔꯤꯕꯁꯤ ꯀꯣꯛꯅꯅꯕ ꯌꯦꯡꯂꯒꯦ ꯚꯤꯗꯤꯑꯣ ꯍꯥꯏꯗꯣ. ꯑꯗꯨꯒ ꯏꯃꯥ ꯊꯕꯛ ꯄꯥꯏꯈꯠꯄ ꯍꯧꯒꯦ. ꯐꯅꯤ ꯏꯃꯥ ꯏꯕꯦꯝꯃ. ꯈꯣꯝꯕꯅ ꯐꯣꯟꯗꯨ ꯂꯧꯊꯣꯔꯛꯂꯒ ꯃꯍꯥꯛ ꯂꯨꯁꯤꯒꯤ ꯁꯦꯝꯗꯣꯛꯂꯕ ꯚꯤꯗꯤꯑꯣꯗꯨ ꯊꯥꯔꯒ ꯏꯟꯗꯨꯗ ꯄꯤꯁꯤꯜꯂꯛꯂꯦ. ꯏꯟꯗꯨ ꯃꯗꯨ ꯎꯔꯨꯕꯗ ꯃꯃꯤꯠ ꯃꯅꯥ ꯄꯨꯝꯕ ꯊꯛꯀꯠ ꯃꯈꯨꯠꯇꯨ ꯊꯕꯥꯛ ꯌꯩꯗꯨꯅ, ꯏꯃꯥ ꯏꯕꯦꯝꯃ, ꯑꯁꯨꯛ ꯂꯝꯆꯠ ꯃꯣꯠꯄꯤ ꯑꯣꯏꯔꯦꯀꯣ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯗꯤ. ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯕꯁꯤꯕꯣ? ꯈꯣꯝꯕꯗꯤ ꯄꯨꯛꯅꯤꯡꯗ ꯍꯔꯥꯎꯕꯅ ꯂꯣꯏꯔꯤ. ꯏꯟꯗꯨ ꯐꯣꯟꯗꯨ ꯈꯣꯝꯕꯗ ꯄꯤꯔꯛꯂꯒ, ꯁꯦ ꯃꯁꯤꯒꯤ ꯅꯨꯄꯤ ꯃꯆꯥꯁꯤ ꯑꯣ ꯃꯪꯒꯣꯜꯒꯤ ꯃꯁꯛꯅꯤ. ꯃꯁꯤ ꯌꯦꯡꯍꯩꯕ ꯅꯠꯇꯦꯀꯣ. ꯈꯣꯝꯕ ꯐꯣꯟꯗꯨ ꯂꯧꯁꯤꯜꯂꯒ ꯌꯥꯝ ꯑꯐꯕ ꯃꯣꯏꯒꯤꯗꯃꯛ ꯈꯟꯕꯤꯕ ꯅꯤꯡꯖꯕ ꯁꯥꯔꯒ, ꯏꯃꯥ ꯏꯕꯦꯝꯃ, ꯑꯁꯤꯒꯨꯝꯕ ꯃꯔꯝꯆꯠ ꯀꯥꯝꯕꯤ ꯃꯣꯠꯄꯤꯁꯤꯅ ꯏꯃꯥ ꯏꯕꯦꯝꯃꯒꯤ ꯃꯃꯧꯒꯗꯤ ꯑꯣꯏꯍꯟꯖꯅꯤꯡꯗꯦ. ꯌꯥꯝ ꯁꯦꯡꯂꯕ ꯂꯥꯏꯁꯪꯒꯨꯝꯂꯕ ꯌꯨꯝꯗꯣ ꯃꯥꯡꯊꯣꯛꯄ ꯑꯣꯏꯅ ꯊꯣꯛꯀꯅꯤ. ꯅꯨꯄꯥ ꯃꯆꯥ, ꯏꯃꯥ ꯊꯕꯛ ꯇꯧꯕ ꯍꯧꯗꯕ ꯌꯥꯗ꯭ꯔꯦ. ꯏꯃꯥ ꯌꯥꯗ꯭ꯔꯦ. ꯑꯁ ꯀꯔꯤꯅꯣ? ꯏꯃꯥ ꯁꯦꯡꯅ ꯍꯪꯒꯣꯏ. ꯊꯨꯏ ꯍꯥꯏꯔꯒ ꯃꯇꯤꯟ ꯁꯤꯠꯈꯤ ꯅꯥꯀꯟꯗ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯂꯒ. ꯃꯗꯨ ꯄꯨꯝꯕꯗ ꯎꯔꯒ ꯈꯣꯝꯕ ꯍꯔꯥꯎꯅ ꯃꯕꯨꯛꯇ, ꯑꯩꯅ ꯅꯤꯡꯕ ꯊꯨꯡꯂꯦ. ꯄ꯭ꯂꯥꯟ ꯁꯛꯁꯦꯁ ꯑꯣꯏꯔꯦ. ꯑꯩꯅ ꯀꯥꯞꯄ ꯇꯦꯟꯒꯤ ꯆꯩꯅ ꯁꯣꯏꯗꯅ ꯃꯤ 3 ꯐꯪꯕ ꯍꯧꯔꯅꯤ. ꯁꯣꯏꯗꯅ ꯍꯧꯔꯛꯂꯅꯤ. ꯏꯟꯗꯨꯅ ꯑꯃꯨꯛ ꯆꯠ, ꯍꯩ ꯅꯨꯄꯥ ꯃꯆꯥ, ꯀꯥꯟꯅꯗꯦ. ꯒꯥꯔꯤꯁꯤ ꯊꯧ. ꯏꯃꯥꯕꯨ ꯌꯨꯝꯗ ꯊꯤꯜꯂꯨ. ꯏꯃꯥ, ꯏꯁꯥꯁꯤ ꯀꯔꯤꯅꯣꯃ ꯇꯧꯔꯛꯀꯗꯧꯔꯦ. ꯑꯁꯥꯎꯕ ꯀꯥꯔꯛꯂꯦ ꯏꯁꯥꯁꯦ. ꯑꯗꯨꯅ ꯍꯜꯂꯁꯤ. ꯍꯣꯏ ꯌꯥꯅꯤ. ꯏꯃꯥ ꯏꯕꯦꯝꯃ ꯐꯅꯤ. ꯊꯧꯔꯣ ꯈꯔ ꯊꯨꯅ. ꯏꯟꯗꯨꯅ ꯋꯥꯍꯩꯗꯣ ꯍꯥꯏꯔꯕꯗ ꯈꯣꯝꯕꯁꯨ ꯒꯥꯔꯤꯗꯨ ꯁ꯭ꯇꯥꯔꯠ ꯇꯧꯔꯒ ꯊꯧꯔꯛꯂꯦ. ꯑꯗꯨꯝꯅ ꯈꯣꯝꯕꯅ ꯏꯟꯗꯨꯕꯨ ꯃꯈꯣꯏꯒꯤ ꯒꯦꯠ ꯐꯥꯎꯕ ꯊꯤꯜꯂꯛꯂꯝꯃꯤ. ꯏꯟꯗꯨ ꯒꯥꯔꯤꯗꯨꯗꯒꯤ ꯀꯨꯝꯈ꯭ꯔꯦ. ꯈꯣꯝꯕꯅ, ꯑꯗꯨꯗꯤ ꯏꯃꯥ ꯏꯕꯦꯝꯃꯁꯨ ꯂꯩꯕꯤꯍꯧꯔꯣ. ꯅꯆꯥ ꯑꯃꯨꯛ ꯊꯣꯛꯆꯈ꯭ꯔꯒꯦ. ꯆꯠꯂꯨ ꯅꯨꯄꯥ ꯃꯆꯥ. ꯍꯣꯏ ꯏꯃꯥ ꯏꯕꯦꯝꯃ, ꯑꯗꯣ ꯅꯆꯥꯅ ꯍꯥꯏꯔꯤꯕ ꯎꯠꯂꯤꯕ ꯃꯌꯥꯝꯗꯣ ꯏꯃꯥꯅ ꯁꯔ ꯄꯨꯝꯍꯦꯟꯕꯗꯗꯤ ꯍꯥꯏꯗꯣꯛꯄꯤꯒꯅꯨ. ꯅꯠꯇ꯭ꯔꯕꯗꯤ ꯏꯃꯥ ꯏꯕꯦꯝꯃ, ꯅꯆꯥꯒꯤ ꯄꯨꯟꯁꯤꯁꯤ ꯃꯁꯤ. ꯏꯟꯗꯨꯅ ꯌꯥꯔꯦ ꯏꯃꯥ ꯈꯪꯂꯦ. ꯂꯣꯏꯅ ꯑꯩꯅ ꯐꯅꯕ ꯁꯤꯜꯂꯅꯤ ꯍꯧꯖꯤꯛꯇꯤ ꯊꯕꯛ ꯄꯨꯝꯕ. ꯍꯣꯏ ꯐꯔꯦ, ꯅꯆꯥ ꯑꯃꯨꯛ ꯊꯣꯛꯆꯔꯦ, ꯍꯥꯏꯗꯣꯛꯆꯔꯦ. ꯆꯠꯂꯨ. ꯈꯣꯝꯕ ꯒꯥꯔꯤꯗꯨ ꯊꯧꯔꯒ ꯆꯠꯈ꯭ꯔꯦ. ꯏꯟꯗꯨ ꯒꯦꯠꯇꯨꯗ ꯁꯥꯎꯅ ꯃꯈ꯭ꯌꯥ ꯆꯤꯛꯇꯨꯅ, ꯑꯁꯨꯛ ꯅꯝꯊꯥꯛ ꯇꯧꯕ ꯑꯄꯪꯕ ꯏꯆꯥꯁꯤꯗ ꯂꯥꯏꯅ ꯁꯥꯟꯅꯕ. ꯍꯦꯔꯥ, ꯏꯟꯗꯨ ꯍꯣꯏꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯍꯟꯕ ꯇꯥꯔꯦꯗꯅ. ꯂꯝꯆꯠꯂꯨꯗꯕꯤ ꯅꯥꯏꯗꯕꯤ. ꯃꯥꯅ ꯌꯥꯝ ꯆꯝꯖꯕꯤꯒ ꯁꯥꯗꯨꯅ ꯌꯨꯝꯁꯤꯗ ꯈꯣꯡ ꯊꯥꯡꯖꯤꯜꯂꯛꯄ ꯁꯥꯏ. ꯐꯩ, ꯑꯩꯅ ꯑꯃꯨꯛ ꯃꯗꯨꯒꯤ ꯅꯨꯄꯤ ꯃꯆꯥꯗꯣ ꯏꯀꯥꯏꯕ, ꯌꯥꯝ ꯁꯥꯊꯤꯅ ꯏꯀꯥꯏꯕ ꯄꯤꯕ ꯇꯥꯔꯦꯗꯅ. ꯏꯟꯗꯨꯒꯤ ꯄꯨꯛꯅꯤꯡꯗꯨꯅ ꯂꯨꯁꯤꯕꯨ ꯁꯨꯛꯌꯥ ꯌꯥꯈꯤꯗ꯭ꯔꯦ. ꯃꯍꯥꯛꯅ ꯌꯥꯝ ꯍꯪꯒꯣꯏꯕꯤ, ꯍꯩꯅꯗꯕꯤ ꯅꯨꯄꯤ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ರೆ. ꯑꯁꯥꯎꯕ ꯄꯨꯝꯕꯗꯨꯅꯁꯨ ꯊꯨꯝꯍꯠꯈꯤꯗꯨꯅ ꯏꯟꯗꯨ ꯋꯥꯈꯜꯗꯨꯗꯁꯨ ꯃꯑꯣꯟ ꯃꯌꯥꯝ ꯑꯃ ꯈꯟꯖꯤꯜꯂꯛꯄ ꯍꯧꯔꯕꯅꯤ. ꯁꯣꯝꯗꯅ ꯒꯥꯔꯤꯗꯨ ꯃꯇꯦꯛ ꯈꯔ ꯊꯧꯔꯛꯂꯒ ꯈꯥꯝꯈ꯭ꯔꯦ ꯈꯣꯝꯕꯗꯣ. ꯑꯗꯨꯒ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯐꯣꯟꯗꯨ ꯂꯧꯊꯣꯔꯛꯇꯨꯅ ꯅꯤꯡꯊꯧꯂꯦꯝꯕꯒꯤ ꯅꯝꯕꯔꯗꯨꯗ ꯀꯣꯜ ꯇꯧꯁꯤꯜꯂꯛꯂꯦ. ꯀꯣꯜꯗꯨ ꯔꯤꯡ 2ꯔꯛꯃꯨꯛ ꯍꯦꯛ ꯆꯠꯄꯒ ꯑꯗꯨꯝ ꯄꯥꯏꯈꯠꯂꯛꯂꯝꯃꯤ. ꯍꯜꯂꯣ, ꯀꯝꯗꯧꯔꯦ? ꯈꯣꯝꯕꯅ, ꯐꯖꯅ ꯊꯥꯖꯈ꯭ꯔꯦ ꯕꯣꯁ. ꯕꯣꯁꯀꯤ ꯑꯅꯤꯡꯕ ꯄꯥꯝꯕ ꯁꯣꯏꯗꯅ ꯊꯨꯡꯂꯅꯤ. ꯋꯥꯎꯔꯅꯨ, ꯁꯣꯏꯗꯅ ꯊꯨꯡꯂꯒꯅꯤ. ꯅꯤꯡꯊꯧꯂꯦꯝꯕ ꯅꯣꯛꯐꯦꯠ ꯇꯧꯏ. ꯑꯗꯨꯒ ꯒꯨꯗ, ꯑꯗꯨꯅꯤꯗꯅ. ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞꯇꯨ ꯑꯩꯅ ꯊꯥꯛꯁ ꯂꯥꯎꯅ ꯌꯦꯡꯍꯟꯕꯅꯤ. ꯑꯗꯨ ꯎꯕꯗꯅꯤ ꯃꯪꯂꯒ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯤꯁꯤ. ꯑꯁ ꯂꯣꯏꯔꯦ, ꯁꯣꯏꯗꯅ ꯀꯩꯅꯣꯝꯗꯤ ꯊꯣꯛꯂꯅꯤ. ꯑꯔꯣꯏꯕꯤ ꯊꯥꯗꯅ ꯁꯥꯎꯈ꯭ꯔꯕꯅꯤ ꯃꯥꯒꯤ ꯃꯃꯥ ꯏꯕꯦꯝꯃꯗꯣ. ꯈꯣꯝꯕ, ꯑꯗꯨꯗꯅꯤꯅꯦ ꯑꯩꯅ ꯄꯥꯝꯃꯤꯁꯤꯁꯨ. ꯌꯥꯔꯦ, ꯅꯪ ꯁꯤꯗ ꯊꯨꯅ ꯌꯧꯔꯛꯅꯕ ꯇꯧ. ꯊꯕꯛ ꯃꯈꯥ ꯇꯧꯅꯕ ꯇꯧꯁꯦ. ꯅꯪꯒꯤ ꯉꯁꯤꯒꯤ ꯑꯋꯥꯃꯜ ꯃꯇꯤꯛ ꯆꯥꯅ ꯊꯝꯂꯦ. ꯁꯤꯁꯨ ꯂꯧꯔꯨ ꯂꯥꯛꯑꯣ. ꯈꯣꯝꯕ ꯍꯔꯥꯎꯅ, ꯍꯣꯏ ꯐꯅꯤ ꯕꯣꯁ, ꯂꯥꯛꯆꯔꯦ. ꯑꯩ ꯂꯥꯛꯆꯔꯦ. ꯌꯦꯁ ꯍꯥꯏꯔꯒ ꯀꯣꯜꯗꯨ ꯀꯛꯈ꯭ꯔꯒ ꯈꯣꯝꯕ ꯒꯥꯔꯤꯗꯨ ꯌꯥꯡꯂꯞ ꯊꯧꯔꯛꯂꯦ.
ꯁꯣꯝꯗ ꯅꯤꯡꯊꯧ ꯂꯦꯝꯕꯗꯨ ꯂꯨꯁꯤꯒꯤ ꯐꯣꯇꯣ ꯑꯃ ꯃꯥꯒꯤ ꯐꯣꯟꯒꯤ ꯁ꯭ꯀ꯭ꯔꯤꯟꯗꯨꯗ ꯊꯣꯛꯂꯤꯕꯗꯨ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯂꯕ ꯃꯇꯨꯡ ꯑꯁꯨꯛ ꯄꯥꯝꯃꯨꯖꯕꯤ ꯂꯩꯔꯥꯡ ꯅꯪꯁꯦ ꯑꯩꯅ ꯆꯩꯊꯦꯡ ꯈꯔꯗꯤ ꯐꯪꯍꯜꯂꯤ ꯁꯤꯒꯤ ꯑꯩꯕꯨꯗꯤ ꯋꯥꯔꯧꯅꯨ ꯑꯩꯅ ꯄꯤꯔꯤꯕ ꯆꯩꯊꯦꯡꯁꯤꯒꯤ ꯂꯃꯟ ꯑꯣꯏꯅ ꯅꯪꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯑꯣꯏꯒꯦ ꯑꯩꯒꯤ ꯅꯨꯡꯁꯤꯕꯅ ꯅꯪꯒꯤ ꯆꯩꯊꯦꯡꯒꯤ ꯃꯃꯜꯒ ꯎꯟꯅꯁꯤ ꯑꯩ ꯅꯪ ꯅꯨꯡꯁꯤ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ ꯂꯨꯁꯤ ꯅꯤꯡꯊꯧ ꯂꯦꯝꯕ ꯑꯉꯥꯎꯕ ꯑꯣꯜꯂꯤ ꯂꯨꯁꯤꯕꯨ ꯅꯨꯡꯁꯤꯕꯅ ꯑꯉꯥꯎꯕ ꯑꯣꯜꯂꯤ ꯂꯨꯁꯤꯕꯨ ꯅꯨꯡꯁꯤꯕꯅ ꯄꯥꯝꯖꯕꯅ ꯐꯠꯇꯕꯒꯤ ꯃꯁꯛꯁꯨ ꯑꯣꯜꯂꯤ ꯃꯤꯐꯠꯇꯒꯤ ꯁꯛꯇꯝꯗꯨꯁꯨ ꯃꯥꯅ ꯂꯥꯡꯂꯦ ꯋꯥꯔꯤ ꯄꯔꯤꯡꯁꯤꯗ ꯑꯗꯨꯕꯨ ꯃꯤꯐꯠꯇꯗꯤ ꯅꯠꯇꯦ ꯑꯣꯏꯔꯤꯕ ꯃꯍꯥꯛꯅ ꯅꯨꯡꯁꯤꯃꯟꯕꯅ ꯅꯨꯡꯁꯤꯕ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯎꯄꯥꯏ ꯊꯤꯖꯔꯛꯄꯅꯤ ꯈꯨꯗꯤꯡꯃꯛ ꯅꯨꯡꯁꯤꯕꯅ ꯑꯣꯏꯍꯟꯕꯅꯤ ꯅꯨꯡꯁꯤꯔꯤꯕꯁꯤ ꯄꯥꯞꯂ ꯍꯥꯏꯅ ꯃꯊꯟꯇ ꯃꯗꯣꯝ ꯋꯥꯍꯪ ꯑꯃꯁꯨ ꯆꯣꯡꯊꯣꯛꯆꯔꯕꯅꯤ ꯉꯁꯤꯗꯨ ꯄꯨꯝꯍꯦꯟꯕ ꯃꯇꯧ ꯄꯥꯔꯤꯅ ꯌꯥꯗ꯭ꯔꯕꯁꯨ ꯌꯥꯗꯅ ꯃꯥꯅ ꯅꯝꯗꯨꯅ ꯇꯧꯔꯒ ꯒꯥꯔꯤꯗ ꯍꯥꯞꯀꯠꯇꯨꯅ ꯄꯨꯔꯒ ꯂꯥꯛꯃꯤꯟꯅꯔꯦ ꯂꯨꯁꯤ ꯍꯣꯏꯒꯤ ꯃꯌꯨꯝꯂꯣꯝꯗ ꯇꯝꯅ ꯒꯥꯔꯤꯗ ꯁꯨꯝ ꯊꯧꯔꯛꯂꯒ ꯂꯨꯁꯤ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜꯗꯨꯗ ꯈꯥꯝꯂꯒ ꯂꯩꯔꯛꯂꯤ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯏ ꯑꯅꯤꯃꯛꯇꯣ ꯄꯥꯔꯤꯅ ꯀꯣꯜ ꯇꯧꯈ꯭ꯔꯣꯗꯅ ꯑꯗꯨꯒ ꯀꯧꯊꯣꯛꯑꯣ ꯀꯣꯜ ꯆꯠꯇꯦ ꯑꯦ ꯐꯖꯔꯦꯅꯦ ꯅꯪ ꯋꯥꯔꯤꯁꯤꯗꯨꯗꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯅꯤ ꯑꯗꯨꯝ ꯆꯪꯁꯤꯜꯂꯨꯔꯁꯦ ꯍꯥꯏꯒꯦ ꯇꯧꯕꯅꯦ ꯍꯦ ꯉꯝꯃꯣꯏ ꯑꯩ ꯆꯪꯒꯦ ꯍꯥꯏꯔꯁꯨ ꯅꯪ ꯆꯪꯉꯨ ꯅꯊꯟꯗ ꯑꯁ ꯑꯩꯗꯤ ꯅꯣꯏꯅꯤ ꯄꯥꯎ ꯐꯥꯎꯅꯗꯅ ꯀꯧꯅꯔꯛꯄꯒꯤ ꯂꯥꯛꯏꯔ ꯑꯩꯕꯨ ꯀꯣꯜ ꯆꯠꯇꯤ ꯂꯣꯏꯔꯦꯅꯦ ꯐꯖꯔꯦꯕ ꯋꯥꯔꯤꯁꯦ ꯄꯨꯝꯍꯦꯟꯕꯅ ꯈꯪꯗꯦ ꯄꯥꯔꯤ ꯁꯦꯡꯅ ꯂꯨꯁꯤꯁꯦ ꯍꯟꯗꯛ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ ꯃꯥ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯒ ꯄꯨꯝꯍꯦꯟꯕꯗꯨ ꯅꯨꯡꯉꯥꯏꯇꯕ ꯃꯇꯧ ꯇꯧꯔꯛꯏ ꯄꯥꯔꯤꯁꯨ ꯇꯞꯅ ꯍꯣꯏ ꯅꯪꯅ ꯍꯥꯏꯕꯁꯨ ꯍꯥꯏꯕꯅꯤ ꯑꯁꯦꯡꯕ ꯂꯨꯁꯤꯁꯦ ꯈꯔꯗꯤ ꯑꯣꯜꯂꯕ ꯃꯥꯜꯂꯦ ꯃꯥ ꯑꯣꯜꯂꯤ ꯑꯗꯨꯗꯅꯤ ꯃꯁꯤꯗꯅꯤ ꯑꯩꯅ ꯉꯥꯎꯔꯤꯁꯤ ꯑꯩꯅ ꯑꯁꯥꯎꯕ ꯑꯣꯟꯈꯠꯂꯛꯂꯤꯕꯁꯤ ꯄꯥꯔꯤꯗꯨ ꯃꯤꯀꯨꯞ ꯈꯔ ꯇꯨꯃꯤꯟꯅ ꯂꯩ ꯑꯗꯨꯒ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯁꯦ ꯍꯥꯏꯔꯤꯅꯣ ꯑꯗꯨꯝ ꯆꯪꯁꯤꯜꯂꯁꯦ ꯍꯥꯏꯔꯣ ꯆꯪꯂꯒꯅ ꯀꯔꯤꯒꯤꯅꯤ ꯍꯥꯏꯔꯒ ꯆꯪꯕꯗ ꯇꯥꯔꯦ ꯑꯗꯨꯉꯩ ꯀꯣꯂꯦꯖ ꯂꯥꯏꯐ ꯑꯣꯏꯔꯤꯉꯩ ꯊꯣꯛꯄ ꯑꯃ ꯍꯩꯖꯤꯜꯂꯒ ꯗꯨꯛ ꯆꯪꯕ ꯌꯥꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯐꯔꯛ ꯑꯗꯨꯝ ꯇꯥꯔꯦꯅꯦ ꯄꯨꯝꯍꯦꯟꯕꯗꯣ ꯇꯨꯃꯤꯟꯅ ꯂꯩ ꯀꯃꯥꯏꯅ ꯇꯧꯁꯦ ꯍꯥꯏꯅ ꯄꯨꯝꯍꯦꯟꯕ ꯑꯗꯨꯝ ꯍꯜꯂꯗꯣꯏꯔꯣ ꯄꯥꯔꯤ ꯑꯩ ꯍꯟꯅꯤꯡꯗ꯭ꯔꯦ ꯅꯪ ꯍꯜꯂꯝꯕ ꯊꯦꯡꯉꯅꯤ ꯄꯥꯔꯤꯗꯨ ꯄꯨꯝꯍꯦꯟꯕꯒꯤ ꯃꯁꯥꯗ ꯊꯥꯔꯛꯏ ꯃꯈꯨꯠꯇꯨꯅ ꯇꯞꯅ ꯑꯗꯨꯒ ꯏꯔꯥ ꯅꯥꯞ ꯆꯥꯗꯕ ꯑꯗꯨꯒꯨꯝꯕ ꯋꯥꯊꯤꯗꯣ ꯇꯧꯔꯛꯀꯅꯨꯅꯦ ꯅꯪꯕꯨ ꯄꯨꯝꯍꯦꯟꯕꯗꯨ ꯇꯨꯃꯤꯟ ꯂꯩꯁꯤꯟꯈ꯭ꯔꯦ ꯃꯤꯀꯨꯞ ꯈꯔ ꯑꯃꯨꯛ ꯇꯨꯃꯤꯟ ꯑꯗꯥꯏ ꯂꯩꯔꯨꯔ ꯃꯇꯨꯡꯗ ꯃꯍꯥꯛ ꯂꯨꯁꯤꯒꯤ ꯅꯝꯕꯔꯗꯨꯗ ꯀꯣꯜ ꯇꯧꯔꯛꯄꯅꯤ ꯑꯗꯨꯕꯨ ꯀꯣꯜꯗꯨ ꯑꯗꯨꯃꯛ ꯁ꯭ꯋꯤꯆ ꯑꯣꯐ ꯍꯥꯏꯔꯛꯂꯦ ꯃꯗꯨ ꯄꯥꯔꯤꯅꯁꯨ ꯈꯪꯂꯤ ꯎꯔꯦ ꯄꯥꯔꯤꯅ ꯐꯔꯦ ꯂꯥꯎ ꯆꯪꯉꯁꯤ ꯃꯅꯨꯡꯗ ꯀꯔꯤꯅꯣ ꯊꯣꯛꯂꯕ ꯑꯃ ꯂꯥꯛꯆꯔꯁꯅꯤ ꯆꯪꯁꯤꯜꯂꯁꯤ ꯄꯥꯔꯤꯒꯤ ꯋꯥꯗꯨꯗ ꯄꯨꯝꯍꯦꯟꯕꯁꯨ ꯍꯣꯏ ꯆꯪꯂꯁꯤ ꯍꯥꯏꯅꯔꯒ ꯑꯅꯤꯗꯨ ꯂꯝꯕꯤꯗꯨ ꯂꯥꯜꯂꯛꯂꯒ ꯂꯨꯁꯤ ꯍꯣꯏꯒꯤ ꯒꯦꯠ ꯂꯩꯔꯤꯗꯣꯝꯗ ꯂꯥꯛꯂꯤ ꯂꯨꯁꯤ ꯍꯣꯏꯒꯤ ꯒꯦꯠꯇꯣ ꯍꯥꯡꯗꯣꯛꯇꯨꯅ ꯃꯅꯨꯡꯗ ꯆꯪꯒꯦ ꯍꯦꯛ ꯇꯧꯕꯒ ꯃꯅꯨꯡꯂꯣꯝꯗꯒꯤ ꯒꯦꯠꯇꯣ ꯍꯥꯡꯂꯛꯇꯨꯅ ꯂꯨꯁꯤꯒꯤ ꯃꯕꯨꯡ ꯂꯛꯀꯤꯗꯨ ꯊꯣꯔꯛꯏ ꯂꯛꯀꯤ ꯂꯥꯛꯂꯤꯕ ꯄꯨꯝꯍꯦꯟꯕ ꯑꯃꯗꯤ ꯄꯥꯔꯤ ꯃꯈꯣꯏ ꯑꯅꯤꯗ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯄꯥꯔꯤ ꯄꯨꯝꯍꯦꯟꯕ ꯃꯈꯣꯏ ꯑꯅꯤꯁꯨ ꯏꯊꯛ ꯊꯛꯀꯠꯅ ꯇꯨꯃꯤꯟꯅ ꯂꯦꯞꯂꯒ ꯂꯩꯔꯛꯏ ꯂꯛꯀꯤꯅ ꯀꯩ ꯂꯩꯔꯦ ꯀꯅꯥ ꯍꯪꯕꯅꯣ ꯄꯥꯔꯤꯅ ꯇꯥꯃꯣ ꯀꯩꯅꯣꯅꯦ ꯂꯨꯁꯤꯕꯨ ꯍꯪꯕꯅꯤ ꯂꯨꯁꯤꯒ ꯑꯃꯨꯛꯇ ꯎꯅꯖꯒꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯂꯥꯛꯆꯕꯅꯤ ꯀꯔꯤꯒꯤ ꯄꯨꯝꯍꯦꯟꯕꯅ ꯁꯠ ꯃꯔꯝꯗꯨꯗꯤ ꯂꯨꯁꯤꯒ ꯑꯣꯏꯅ ꯍꯥꯏꯅꯖꯔꯒꯦ ꯂꯛꯀꯤꯅ ꯑꯩꯈꯣꯏ ꯂꯨꯁꯤ ꯂꯩꯇꯦ ꯎꯅꯕ ꯌꯥꯔꯣꯏ ꯇꯥꯃꯣ ꯑꯩꯒꯤ ꯏꯆꯜ ꯃꯁꯥ ꯉꯝꯗꯦ ꯅꯥꯔꯤ ꯑꯗꯨꯅ ꯎꯅꯕ ꯈꯣꯠꯄ ꯑꯝꯇ ꯌꯥꯔꯣꯏ ꯌꯥꯗꯦ ꯃꯕꯨꯡꯉꯩꯅ ꯄꯨꯝꯍꯦꯟꯕꯅ ꯈꯣꯟꯖꯦꯜ ꯇꯞꯅ ꯇꯥꯃꯣ ꯌꯥꯔꯗꯤ ꯑꯃꯨꯛꯈꯛ ꯑꯣꯏꯔꯕꯁꯨ ꯑꯩ ꯂꯨꯁꯤꯒ ꯋꯥꯔꯤ ꯁꯥꯟꯅꯖꯒꯦ ꯀꯨꯏꯖꯔꯣꯏ ꯑꯣꯏꯔꯔꯣꯏ ꯍꯟꯈ꯭ꯔꯣ ꯅꯣꯏ ꯑꯅꯤ ꯄꯥꯔꯤꯅ ꯇꯞꯂꯤ ꯇꯥꯃꯣ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯏꯇꯥꯎꯁꯤꯒ ꯂꯨꯁꯤꯒ ꯈꯪꯅꯖꯕꯅꯤ ꯄꯥꯎ ꯏ ꯐꯥꯎꯅꯗꯕ ꯈꯔ ꯀꯨꯏꯔ ꯃꯥꯜꯂꯤ ꯑꯗꯨꯒꯤ ꯂꯩꯊꯥꯐꯝ ꯇꯧꯐꯝ ꯈꯪꯗ꯭ꯔꯕꯒꯤ ꯁꯤꯗ ꯑꯁꯦꯡꯕ ꯑꯃ ꯈꯪꯅꯤꯡꯗꯨꯅ ꯂꯥꯛꯄꯅꯤ ꯌꯥꯔꯗꯤ ꯑꯃꯨꯛꯇ ꯎꯅꯍꯟꯕꯤꯌꯨꯕ ꯂꯛꯀꯤꯗꯣ ꯍꯟꯗꯛꯃꯨꯛꯇꯤ ꯈꯣꯟꯖꯦꯜꯗꯣ ꯋꯥꯡꯂꯞ ꯁꯥꯎꯔꯞꯅ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯍꯥꯏꯔꯤꯁꯦ ꯋꯥꯊꯤꯔꯥ ꯐꯥꯒꯤꯔꯥ ꯑꯩꯅ ꯌꯥꯔꯣꯏ ꯍꯥꯏꯔꯗꯤ ꯌꯥꯔꯣꯏ ꯊꯨꯅ ꯍꯟꯈ꯭ꯔꯣ ꯑꯩꯒꯤ ꯏꯆꯜꯒ ꯈꯪꯅꯗꯕ ꯍꯧꯖꯤꯛ ꯏꯆꯜꯒ ꯎꯅꯕ ꯀꯅꯥꯝꯇ ꯌꯥꯔꯣꯏ ꯃꯁꯥ ꯅꯥꯏ ꯑꯗꯨꯅ ꯌꯥꯔꯣꯏ ꯄꯨꯝꯍꯦꯟꯕꯅ ꯇꯥꯃꯣ ꯀꯔꯤ ꯑꯣꯏꯅ ꯉꯝꯗꯕꯅꯣ ꯂꯨꯁꯤꯕꯣ ꯑꯗꯨ ꯅꯣꯏꯒꯤ ꯅꯊꯧ ꯅꯠꯇꯦ ꯆꯠꯂꯣ ꯍꯥꯏꯔꯗꯤ ꯆꯠꯈ꯭ꯔꯣꯗꯅ ꯍꯥꯏꯔꯒ ꯂꯨꯁꯤꯒꯤ ꯃꯕꯨꯡꯗꯣ ꯐꯤꯡꯒꯠꯂꯛꯏ ꯁꯦꯡꯅ ꯂꯨꯁꯤꯒꯤ ꯃꯕꯨꯡ ꯂꯛꯀꯤꯁꯤ ꯃꯍꯥꯛꯁꯨ ꯃꯆꯜꯒꯤ ꯑꯣꯏꯔꯤꯕ ꯊꯣꯛꯂꯤꯕ ꯃꯌꯥꯝꯗꯨꯗ ꯃꯀꯣꯛꯇꯣ ꯌꯥꯝ ꯁꯥꯊꯤꯅ ꯁꯥꯕ ꯍꯥꯏꯗꯣ ꯑꯣꯏꯔꯕꯅꯤ ꯃꯁꯥꯗꯣ
Matam khudingda asaubaga loinadunata laikrabani adugi mikuptuda yamna thuna phingatpa matau ulaklibadu. Lakina phingalaktuna khut yawgadugi tawrakpaduda pariga pumhenbagasu handorakli mafam adudagi. Gari manungduda pumhenbadu namdana kahallaba matungda parina. Yari pumhenba janaba tawse halase kuina leitharaklabadi afaba oiraroi soidana khuthoknaba yawraklani. Pumhenbana pari ngaiko kaisu tawroi ai Lucyga muktang oirasu wari sanakhigeba. Pari pumhenbana hairibadu tasinada garidu start tawna thauba hawraklaga. Nangi warido ingna kona saru pumhenba husik yaroi oiraroi madu. Parina garidu adumak thauraduna lakli pumhenba thamoiduda pendaba poktuna niknik lauraga adumak halakli mafam adudagi. Adumna adum Lucy amadi pumhenba makoi ani pau I phaunabagi changsi khasi hantharakli. Lucy mana pumhenbadagi lotki yauna chengi yauna chelaklabani tauribado. Ahingi matam amani indudu hipna hipam khangda amadamu on tauraga leirakli. Mahak makoktasu yam saba haibadu oikre. Indu tapna masinda. Phagi daki madugi nupi masaduna yumsida imung sida mau oinaga laktuna leirarabadi karam tawni. Yaroi. Adudi khak yaroi. Indu oina leiringai madudi oithoktabadi. Maram chitkambi modbi mana senglaba sagai sida tatki maikum uplaga sum leibadi yaroi haina sukya yaroi adudi ai kari tawni ai kari thabak tawba yai nupi dubudi haina supam pamche ai kari tawni nupi siga aigi isa siga lapna kinaba kidamak ai kari tawni Indudu mana Lucybu mamo iba supam pam kichri. Hai kribaduni mamangda Indu madi asingbi nupi izat yamna leibi nupi na magi mamo iba pami pamjay haina. Maram sina Lucybudi magi video ka ukibaduna yam hangoiba hainadaba sauningba pokre. Lamchat chengdabi mana moithem tawba soidana oigani. Si soidrabani moithem tawbani. Phai adudi nangi moithem haiba natat haiba na koktu aina muk sisinaduna. Yaithatpa tare nang aina chapchana warak watemlaga aikhoidagi lapna lehankibada tare Indudu wakhal mayam ama khalakli aduga mahak hiplibadudagi hawgalaklaga phondo karaida lei haini yenglai phondo masi mada leirambadagi madu pairaga metuna Indu khombagi number du metlaga khombada call tawrakli khombasu somdagi phone du dum pairakli hello imai bema khomba isabu tumlabro tumjadri kari leiri mai bem haibiyu hekta Indu adum tumina ngahak lei aduga mu kaino ni nang hayeng sibu thabak asin baga lei lakpro khomba su dum khumlei hayeng si imai bem hayeng si thoidokpa thabak leite bu kari leiragi adum hekta haibiyu ba Indu soramatang sanglap hondokre aduga yam phare dudi hayeng si nang imagi nakta amukta lao imaga thabak amata haidok minarudaba yadri isaka khomba mathanta somda wakhal khalli ais kari thabo isano chikti singnaida nahan gi video yenghalubudugi reaction soitana malida khomba namo kari thabak no haibiri sibu imai be mage thabak tu budi hayeng hairage ai ado nang soigano sattaba yadaba yamna maroi ba thabak ni ko soigano hoi mai bem soizare dugi di karimta phare dudi tumjar ima phone si thamlage phani mai bem call du kakna rakle Indu tapna hayeng si soidana nangbu athiba wahina natraga phazaba wahina oiningba mana oisano nangbu yade pamdi haibasi matangdi khangalage utlage soidana Indugi wakhalduda hayengi numitta mahak masamag Lucy hoigi mayumda sattuna Lucybu wari sarurage mahakbu pamde hangoituga chai haibasi utpa khanghanba soitana chatlage haina chap yungna wakhalduna khankre somdana khombadu kolka kramatung ningthau lembada text sama type tawduna thajinkre boss pumhenbagi mamai bema Indudu call tawrame husik wai hayengsi thabaka machalusi haina hairi
ꯑꯩꯅ ꯊꯕꯛꯁꯤ ꯁꯨꯝ ꯈꯟꯕꯗ ꯂꯨꯁꯤ ꯍꯣꯏꯗ ꯆꯠꯀꯗꯕ ꯃꯥꯜꯂꯤ ꯑꯩꯒꯤ ꯊꯥꯖꯕ ꯆꯥꯎꯅ ꯂꯩ ꯍꯌꯦꯡꯁꯦ ꯆꯠꯂꯒꯗꯤ ꯁꯣꯏꯗꯅ ꯐꯕꯨ ꯍꯩꯗꯤ ꯍꯥꯏꯔꯔꯣꯏ ꯍꯥꯏꯕꯁꯨ ꯈꯪꯂꯦ ꯑꯗꯨꯅ ꯕꯣꯁ ꯄꯥꯎꯁꯤ ꯅꯨꯡꯉꯥꯏꯔꯅꯤ ꯈꯜꯂꯤ ꯑꯩꯅ ꯁꯣꯝꯗ ꯊꯥꯔꯛꯂꯤꯕ ꯈꯣꯝꯕꯒꯤ ꯃꯦꯁꯦꯖꯇꯨ ꯄꯥꯔ ꯃꯇꯨꯡ ꯅꯤꯡꯊꯧꯂꯦꯝꯕꯗꯣ ꯅꯣꯛꯐꯦꯠ ꯇꯧꯅ ꯋꯥꯔꯤ ꯅꯨꯡꯉꯥꯏꯗꯧꯔꯤ ꯂꯤꯂꯥ ꯐꯖꯗꯧꯔꯤ ꯈꯟꯊꯗꯅ ꯊꯥꯡꯕ ꯈꯣꯡꯊꯥꯡꯁꯤ ꯌꯥꯝ ꯂꯨꯏ ꯑꯐꯕ ꯅꯠꯇ꯭ꯔꯒ ꯐꯠꯇꯕ ꯑꯅꯤꯁꯤꯒꯤ ꯈꯌꯥꯠꯇ ꯇꯥꯗꯨꯅ ꯂꯩꯒꯜꯂꯤ ꯄꯥꯝꯖꯗꯕ ꯍꯩꯅꯗꯕ ꯄꯣꯛꯂꯕꯗꯤ ꯇꯨꯃꯤꯟꯅ ꯂꯩꯕ ꯉꯝꯗꯦ ꯑꯩꯅ ꯍꯪꯒꯣꯏꯕ ꯄꯣꯠꯁꯛ ꯑꯃꯕꯨ ꯀꯔꯝ ꯏꯅꯥꯛꯇ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯂꯦꯡꯗꯅ ꯀꯔꯝꯅ ꯊꯝꯅꯤꯡꯒꯅꯤ ꯊꯝꯅꯤꯡꯂꯣꯏ ꯀꯔꯤꯁꯨ ꯄꯣꯠꯁꯛ ꯑꯗꯣ ꯍꯪꯒꯣꯏꯔꯤꯕ ꯄꯣꯠꯁꯛ ꯑꯗꯣ ꯏꯅꯥꯛꯇꯒꯤ ꯂꯥꯞꯈꯤꯅꯕ ꯃꯥꯡꯈꯤꯅꯕ ꯍꯣꯠꯅꯔꯛꯄ ꯍꯥꯏꯕꯁꯤ ꯃꯁꯥꯅ ꯇꯥꯕꯅꯤ ꯄꯣꯠꯁꯛ ꯑꯗꯨꯅꯕꯨ ꯏꯅꯥꯛꯇ ꯂꯩꯇ꯭ꯔꯕꯗꯤ ꯍꯪꯒꯣꯏꯕꯁꯨ ꯂꯩꯔꯔꯣꯏ ꯋꯥꯈꯜ ꯃꯥꯁꯨ ꯁꯣꯏꯗꯅ ꯏꯪꯂꯅꯤ ꯍꯥꯏꯅꯁꯨ ꯅꯤꯡꯕꯅꯤ ꯏꯟꯗꯨ ꯃꯥꯅ ꯂꯨꯁꯤꯕꯨ ꯌꯥꯝꯅꯃꯛ ꯁꯥꯊꯤꯅ ꯍꯪꯒꯣꯏꯕ ꯇꯨꯀꯠꯆꯕ ꯄꯣꯛꯈ꯭ꯔꯦ ꯃꯁꯥꯒꯤ ꯃꯃꯜ ꯂꯩꯖꯗꯕꯤ ꯏꯖꯠꯄꯨ ꯂꯨꯝꯅ ꯈꯟꯗꯕ ꯏꯖꯠ ꯂꯩꯇꯕꯤ ꯏꯖꯠꯄꯨ ꯈꯣꯡꯒꯣꯏꯅꯗꯨꯅ ꯅꯨꯄꯥ ꯅꯍꯥꯒ ꯄꯨꯟꯕꯤ ꯑꯣ ꯃꯪꯒꯣꯜꯒꯤ ꯃꯁꯛ ꯑꯣꯏꯕꯤ ꯅꯨꯄꯤꯅꯤ ꯍꯥꯏꯅ ꯋꯥꯈꯜꯗꯨꯅ ꯅꯤꯡꯈ꯭ꯔꯦ ꯃꯔꯝꯁꯤꯅ ꯂꯨꯁꯤꯕꯨ ꯃꯥꯒꯤ ꯁꯥꯒꯩꯗ ꯈꯣꯡꯗꯥꯔꯛꯇꯅꯕ ꯅꯛꯁꯤꯜꯂꯛꯇꯅꯕ ꯍꯥꯏꯅ ꯂꯥꯞꯅ ꯇꯥꯝꯅ ꯂꯩꯈꯤꯅꯕ ꯃꯑꯣꯡꯗ ꯋꯥ ꯍꯥꯏꯒꯦ ꯆꯩꯔꯨꯒꯦ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯅꯤꯡꯂꯒ ꯂꯩꯈ꯭ꯔꯦ ꯏꯟꯗꯨ ꯑꯌꯨꯛ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯂꯒ ꯇꯥꯂꯛꯋꯥꯏꯒꯤ ꯃꯇꯝ ꯑꯗꯨꯗ ꯋꯥꯈꯜꯗ ꯃꯆꯦꯠ ꯑꯃꯗ ꯈꯟꯊꯗ ꯃꯥꯒꯤ ꯑꯅꯤꯡꯕꯗꯨꯅ ꯃꯥꯡ ꯊꯥꯔꯒ ꯃꯌꯨꯝꯗꯒꯤ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯈꯣꯝꯕꯕꯨ ꯀꯧꯔꯒ ꯑꯅꯤꯗꯨ ꯂꯨꯁꯤ ꯍꯣꯏꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯑꯌꯨꯛꯇꯨꯅꯤ ꯉꯁꯤ ꯑꯁꯤ ꯂꯨꯁꯤꯒꯤ ꯃꯃꯥꯏꯕꯦꯝꯃ ꯃꯝꯇꯥ ꯍꯣꯏꯔꯣꯝꯒꯤ ꯃꯄꯥꯝꯂꯣꯝꯗ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯄꯅꯤ ꯃꯝꯇꯥꯒ ꯃꯆꯥꯅꯨꯄꯥ ꯂꯛꯀꯤꯒ ꯄꯨꯟꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯆꯠꯊꯣꯛꯀꯗꯕꯅꯤ ꯂꯛꯀꯤꯗꯨ ꯂꯣꯏꯁꯤꯟ ꯈꯣꯠꯆꯤꯟ ꯂꯣꯏꯔꯒ ꯊꯣꯔꯛꯂꯒ ꯃꯄꯥꯟꯗꯨꯗ ꯂꯩꯔꯦ ꯊꯣꯔꯛꯄꯒꯤꯗꯨꯗ ꯍꯥꯏꯈꯤ ꯃꯃꯥꯏꯕꯦꯝꯃ ꯇꯥꯅꯕ ꯍꯥꯏꯅ ꯏꯃꯥ ꯑꯩꯗꯤ ꯂꯣꯏꯔꯦ ꯃꯄꯥꯟꯁꯤ ꯁꯨꯝ ꯂꯩꯔꯝꯃꯒꯦ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯑꯗꯨꯝ ꯊꯣꯛꯄꯤꯔꯛꯂꯣ ꯏꯃꯥ ꯂꯛꯀꯤ ꯆꯤꯌꯔ ꯑꯃꯗ ꯐꯝꯊꯔꯛꯂꯒ ꯐꯣꯟꯗꯨ ꯃꯦꯠꯂꯒ ꯌꯦꯡꯗꯨꯅ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ ꯁꯣꯝ ꯃꯅꯨꯡꯗꯨꯗꯅ ꯃꯝꯇꯥꯅ ꯃꯆꯥꯅꯨꯄꯤꯗꯨ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯆꯥꯛ ꯏꯁꯤꯡ ꯅꯤꯡꯊꯤꯅ ꯊꯣꯡ ꯊꯥꯛꯇꯅ ꯂꯣꯏꯔꯝꯂꯕꯅꯤ ꯅꯪꯅ ꯆꯥꯅꯤꯡꯕ ꯃꯇꯝꯗ ꯑꯗꯨꯝ ꯆꯥꯔꯣꯀꯣ ꯆꯥꯗꯕꯗꯤ ꯇꯧꯒꯅꯨꯀꯣ ꯏꯃꯥꯒꯤ ꯂꯨꯁꯤ ꯂꯨꯁꯤ ꯍꯩꯅꯤꯡꯗꯅ ꯍꯣꯏ ꯑꯩ ꯀꯣꯟꯅ ꯑꯗꯨꯝ ꯇꯞꯅ ꯆꯥꯔꯒꯦ ꯑꯗꯣ ꯄꯥꯕꯨꯡꯗꯤ ꯆꯥꯈ꯭ꯔꯕ꯭ꯔꯣ ꯆꯥꯛ ꯆꯥꯈ꯭ꯔꯦ ꯄꯤꯖꯈ꯭ꯔꯦ ꯉꯁꯥꯏꯅ ꯑꯣ ꯑꯗꯣ ꯂꯩꯔꯝꯃꯨꯀꯣ ꯅꯤꯡꯊꯤꯅ ꯀꯔꯤꯅꯣ ꯅꯊꯟꯇ ꯂꯩꯕ ꯅꯨꯡꯉꯥꯏꯇ꯭ꯔꯁꯨ ꯏꯃꯥꯅ ꯐꯣꯟ ꯑꯗꯨꯝ ꯇꯧꯔꯣ ꯏꯃꯥꯁꯨ ꯊꯨꯅ ꯐꯠ ꯆꯠꯂꯨꯔꯒ ꯂꯥꯛꯀꯅꯤꯗ ꯍꯣꯏ ꯕꯩꯃ ꯐꯔꯦ ꯏꯃꯥ ꯊꯣꯛꯂꯒꯦ ꯀꯗꯥꯏ ꯏꯆꯥ ꯃꯅꯝ ꯅꯝꯕꯤꯔꯝꯃꯒꯦ ꯂꯨꯁꯤ ꯋꯥ ꯉꯥꯡꯗ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯃꯝꯇꯥ ꯃꯆꯥꯕꯨ ꯃꯅꯝ ꯃꯍꯥ ꯅꯝꯕꯤꯔꯕ ꯃꯇꯨꯡꯗ ꯋꯥ ꯈꯔ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯊꯣꯛꯈ꯭ꯔꯦ ꯂꯨꯁꯤꯁꯨ ꯑꯗꯨꯝ ꯇꯨꯃꯤꯟ ꯂꯩꯍꯧꯔꯦ ꯃꯝꯇꯥ ꯊꯣꯔꯛꯄ ꯎꯕꯗ ꯂꯛꯀꯤꯗꯨ ꯍꯧꯒꯠꯂꯛꯂꯦ ꯑꯗꯨꯒ ꯂꯣꯏꯔꯕ꯭ꯔꯥ ꯆꯠꯂꯁꯤꯔ ꯏꯃꯥ ꯊꯣꯛꯂꯁꯤ ꯑꯆꯧꯕ ꯍꯣꯏ ꯊꯨꯅ ꯍꯜꯂꯛꯅꯕ ꯇꯧꯁꯤ ꯄꯥꯕꯨꯡꯒꯤ ꯏꯆꯟꯒ ꯈꯛꯇꯪ ꯊꯅꯝꯕꯗꯨꯁꯨ ꯅꯨꯡꯉꯥꯏꯇꯦ ꯇꯔꯛ ꯍꯣꯏ ꯑꯗꯨꯅꯤꯅꯦ ꯑꯩꯅ ꯈꯜꯂꯤꯁꯤꯁꯨ ꯐꯔꯦꯁꯦ ꯂꯥꯎ ꯆꯠꯂꯁꯤ ꯂꯛꯀꯤ ꯋꯥ ꯉꯥꯡꯗ ꯒꯥꯔꯤꯗ ꯀꯥꯔꯛꯂꯒ ꯊꯧꯕ ꯍꯧꯈ꯭ꯔꯦ ꯑꯗꯨꯝꯅ ꯂꯛꯀꯤ ꯑꯃꯗꯤ ꯃꯝꯇꯥ ꯃꯈꯣꯏ ꯑꯅꯤꯗꯨ ꯌꯨꯝꯗꯨꯗꯒꯤ ꯆꯠꯊꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯂꯩꯍꯧꯔꯤꯕ ꯍꯥꯏꯕꯕꯨ ꯂꯨꯁꯤꯒꯤ ꯑꯄꯣꯛꯄ ꯃꯄꯥ ꯏꯕꯨꯡꯉꯣ ꯂꯨꯈꯣꯏ ꯑꯃꯗꯤ ꯂꯨꯁꯤ ꯃꯈꯣꯏ ꯑꯅꯤ ꯈꯛꯇ ꯉꯥꯏꯔꯤ ꯂꯛꯀꯤꯒ ꯃꯝꯇꯥꯒꯅ ꯌꯨꯝꯗꯨꯗꯒꯤ ꯊꯣꯛꯈꯤꯕꯒ ꯃꯝꯇꯥꯗꯣ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯏꯟꯗꯨꯗꯨ ꯂꯨꯁꯤ ꯍꯣꯏꯒꯤ ꯌꯨꯝꯗꯨꯗ ꯐꯨꯠ ꯐꯥꯎꯖꯤꯜꯂꯛꯂꯦ ꯏꯟꯗꯨꯅ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯦꯞꯄꯗꯨꯅ ꯈꯣꯟꯖꯦꯜꯗꯨ ꯋꯥꯡꯂꯞ ꯍꯧꯔꯞ ꯇꯧꯔꯒ ꯑꯣ ꯀꯅꯥ ꯂꯩꯕꯒꯦ ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯂꯩꯕꯒꯦ ꯃꯤ ꯂꯥꯛꯏꯌꯦ ꯂꯨꯁꯤꯗꯨ ꯇꯞꯅ ꯃꯅꯨꯡꯗꯒꯤ ꯊꯣꯔꯛꯂꯦ ꯇꯞꯂꯤ ꯏꯟꯗꯨ ꯂꯦꯞꯂꯒ ꯂꯩꯔꯝꯕꯗꯨꯗ ꯏꯉꯛ ꯉꯛꯄ ꯐꯥꯎꯈ꯭ꯔꯦ ꯑꯗꯨꯕꯨ ꯏꯃꯥ ꯂꯥꯛꯄꯤꯔꯤ ꯅꯁꯥꯒꯤ ꯅꯥꯛꯇ ꯂꯥꯎ ꯆꯪꯕꯤꯔꯛꯑꯣ ꯑꯩ ꯆꯪꯉꯔꯣꯏ ꯁ꯭ꯋꯥꯏꯁꯤꯗ ꯑꯣꯏꯅ ꯑꯗꯨꯝ ꯐꯝꯂꯁꯤ ꯅꯪꯁꯨ ꯊꯣꯔꯛꯎ ꯂꯥꯎ ꯉꯥꯏꯍꯥꯛꯇ ꯑꯩ ꯅꯪꯒ ꯋꯥꯔꯤ ꯈꯔ ꯁꯥꯒꯦ ꯍꯥꯏꯅ ꯂꯥꯛꯄꯅꯤ ꯊꯑꯣꯏꯅ ꯌꯨꯝꯁꯤꯗ ꯂꯨꯁꯤ ꯏꯟꯗꯨꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩ ꯃꯌꯥꯝꯗꯨ ꯇꯥꯔꯒ ꯃꯥꯒꯤ ꯃꯀꯣꯛꯇꯨꯗꯅ ꯈꯜꯂꯛꯄꯁꯤ ꯑꯇꯩ ꯅꯠꯇꯦ ꯃꯃꯥ ꯏꯕꯦꯝꯃ ꯏꯟꯗꯨꯕꯨ ꯄꯨꯝꯍꯦꯟꯕꯅ ꯊꯥꯔꯛꯄꯅꯤ ꯃꯥꯕꯨ ꯊꯦꯝꯂꯨꯅꯕ ꯄꯥꯎ ꯐꯥꯎꯅꯕ ꯌꯥꯗ꯭ꯔꯤꯕꯁꯤ ꯐꯥꯎꯅꯅꯕ ꯀꯔꯤꯒꯤ ꯑꯗꯨꯝ ꯇꯧꯔꯤꯕꯅꯣ ꯍꯥꯏꯅ
ꯈꯪꯗꯣꯛꯄ ꯍꯪꯗꯣꯛꯄ ꯃꯥꯕꯨ ꯊꯦꯝꯕ ꯍꯥꯏꯅꯕ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯅ ꯈꯜꯂꯛꯏ ꯂꯨꯁꯤꯅ꯫ ꯏꯃꯥ ꯑꯗꯨꯗꯤ ꯑꯗꯨꯋꯥꯏꯗꯨꯗ ꯊꯥꯔꯤꯕ ꯆꯤꯌꯔꯗꯨꯗ ꯍꯦꯛꯇ ꯐꯝꯊꯕꯤꯌꯨ꯫ ꯏꯟꯗꯨ ꯋꯥ ꯉꯥꯡꯗ ꯇꯞꯅ ꯐꯝꯊꯈ꯭ꯔꯦ꯫ ꯂꯨꯁꯤꯁꯨ ꯐꯝꯊꯔꯛꯏ ꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯏꯟꯗꯨꯒ꯫ ꯏꯃꯥ ꯀꯔꯤ ꯋꯥꯅꯣ ꯅꯆꯥꯒ ꯇꯥꯟꯅꯒꯅꯤ ꯁꯥꯟꯅꯒꯅꯤ ꯍꯥꯏꯅ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ? ꯏꯟꯗꯨ ꯂꯨꯁꯤꯒꯤ ꯏꯪ ꯇꯞꯄ ꯃꯑꯣꯡ ꯃꯇꯧꯁꯤꯡꯗꯨ ꯌꯥꯝ ꯀꯨꯞꯅ ꯃꯔꯧ ꯂꯩꯅ ꯑꯃꯃꯝꯇꯪ ꯑꯣꯏꯅ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯎꯁꯤꯠꯇꯕ ꯍꯩꯅꯤꯡꯗꯕ ꯃꯤꯅꯣꯛ ꯑꯃ ꯁꯦꯝꯗꯨꯅ ꯅꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯒ ꯑꯃꯨꯛ ꯏꯕꯦꯝꯃ ꯃꯤꯑꯣꯏꯕꯅ ꯃꯁꯥꯒꯤ ꯑꯁꯦꯡꯕ ꯐꯠꯇꯕ ꯑꯔꯣꯟꯕ ꯂꯝꯆꯠꯁꯤ ꯂꯣꯠꯀꯤ ꯌꯥꯝꯅ ꯂꯣꯠꯂꯕꯗ ꯀꯌꯥꯝ ꯀꯨꯏꯅꯕꯨ ꯂꯣꯠꯂꯒ ꯇꯨꯃꯤꯟ ꯂꯩꯕ ꯉꯝꯒꯗꯣꯏꯅꯣꯅꯦ? ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯑꯗꯨꯝ ꯁꯥꯐꯣꯡꯂꯛꯄ ꯍꯥꯏꯕꯁꯤ ꯃꯁꯥꯅ ꯇꯥꯕꯅꯤ ꯅꯠꯇ꯭ꯔꯅꯦ? ꯋꯥꯍꯩꯅ ꯃꯔꯧ ꯇꯧꯔꯒ ꯀꯣꯁꯤ ꯀꯣꯠꯇꯨꯅ ꯍꯥꯏꯔꯛꯄ ꯏꯟꯗꯨꯒꯤ ꯋꯥꯍꯩꯗꯨ ꯂꯨꯁꯤꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯃꯥꯒꯤ ꯀꯣꯛꯇꯨꯗ ꯂꯧꯁꯤꯟꯕ ꯉꯝꯂꯨꯗ꯭ꯔꯦ꯫ ꯑꯗꯨꯃꯛ ꯏꯉꯥꯎ ꯉꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥ ꯀꯩꯅꯣ ꯍꯥꯏꯕꯤꯔꯤꯕꯁꯤꯕꯣ? ꯅꯆꯥꯗꯤ ꯚꯥꯞ ꯑꯃ ꯏꯇꯥ ꯇꯥꯕ ꯉꯝꯖꯗ꯭ꯔꯦ ꯇꯧꯔꯤꯁꯦ꯫ ꯇꯥꯔꯣꯏꯌꯦ ꯅꯪꯅꯗꯤ ꯚꯥꯞ ꯀꯔꯤꯁꯨꯝꯇ ꯇꯥꯔꯣꯏ꯫ ꯃꯔꯝꯗꯤ ꯍꯨꯔꯥꯟꯕ ꯃꯤꯁꯛ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯃꯥ ꯃꯁꯥꯃꯛꯁꯤ ꯍꯨꯔꯥꯟꯕꯅꯤ ꯗꯥꯀꯨꯅꯤ ꯍꯥꯏꯅ ꯃꯁꯥꯅ ꯃꯔꯥꯜ ꯑꯃꯠꯇ ꯌꯥꯖꯗꯕꯅꯤ꯫ ꯃꯔꯝꯁꯤꯅ ꯅꯪ ꯋꯥꯈꯜ ꯁꯨꯛꯇꯥ ꯇꯥꯔꯣꯏ ꯒ꯭ꯌꯥꯟ ꯇꯥꯔꯣꯏꯌꯦ꯫ ꯏꯃꯥ ꯕꯦꯝꯃ ꯅꯪꯁꯦ ꯌꯥꯝ ꯊꯣꯠꯂꯤ ꯃꯦꯡꯉꯤ ꯏꯪꯉꯤ ꯇꯞꯄꯤ ꯍꯥꯏꯅ ꯏꯃꯥꯅ ꯈꯜꯂꯨꯕꯅꯤ꯫ ꯅꯨꯡꯁꯤꯕꯁꯨ ꯌꯥꯝ ꯄꯣꯛꯂꯨꯕꯅꯤ꯫ ꯏꯆꯥꯅ ꯈꯣꯏꯗꯥꯖꯕꯤ ꯅꯨꯄꯤꯅꯤ ꯑꯩꯒꯤꯅꯤ ꯏꯃꯧꯅꯤ ꯈꯜꯂꯒ ꯅꯪꯕꯨ ꯌꯥꯝ ꯄꯥꯝꯖꯅ ꯅꯨꯡꯁꯤꯅ ꯊꯝꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯗꯤ ꯊꯣꯠꯅ ꯁꯦꯡꯖꯪꯕꯤ ꯃꯍꯥ ꯑꯣꯝ ꯃꯪꯒꯣꯜꯒꯤ ꯃꯁꯛ ꯁꯛꯅꯣ ꯂꯧꯕꯤ ꯅꯨꯄꯤ ꯍꯥꯏꯗꯨ ꯑꯣꯏꯔꯝꯂꯦꯗꯅ꯫ ꯂꯨꯁꯤꯗꯨ ꯇꯨ ꯁꯨꯡꯉꯤ ꯏꯟꯗꯨꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩ ꯃꯌꯥꯝꯁꯤꯡꯗꯨ ꯇꯥꯕꯗ ꯌꯥꯝ ꯉꯛꯅꯁꯨ ꯏꯟꯗꯨꯗ ꯌꯦꯡꯂꯗꯨꯅ ꯏꯃꯥ ꯀꯔꯤꯅꯣ ꯉꯁꯤ ꯏꯃꯥꯅ ꯍꯥꯏꯕꯤꯔꯤꯕ ꯋꯥ ꯃꯌꯥꯝꯁꯤꯕꯣ? ꯅꯠꯇꯦ ꯏꯃꯥ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯒꯦ ꯅꯆꯥꯅ? ꯍꯥꯏꯕꯤꯌꯨ ꯏꯃꯥ ꯀꯩꯒꯤꯅꯣ ꯏꯃꯥꯅ ꯉꯁꯤ ꯅꯆꯥꯗ ꯀꯣꯛ ꯉꯥꯎꯕ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯗꯕ ꯋꯥ ꯃꯌꯥꯝ ꯑꯃ ꯍꯥꯏꯕꯤꯔꯤꯕꯁꯤꯕꯨ ꯀꯩꯒꯤꯅꯣ? ꯏꯟꯗꯨ ꯍꯟꯗꯛꯃꯨꯛꯇꯤ ꯋꯥꯍꯩꯗꯨ ꯀꯣꯏꯊꯣꯛꯇꯅ ꯙꯛ ꯍꯦꯛꯇ ꯍꯥꯏꯔꯛꯏ꯫ ꯏꯕꯦꯝꯃ ꯂꯨꯁꯤ ꯅꯪꯁꯦ ꯑꯩꯅ ꯏꯃꯧ ꯑꯣꯏꯒꯦꯅ ꯈꯜꯂꯝꯕꯅꯤ ꯅꯤꯡꯖꯔꯝꯕꯅꯤ ꯑꯗꯨꯕꯨꯅꯦ ꯍꯧꯖꯤꯛꯇꯤ ꯅꯪ ꯑꯩꯅ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯕ ꯄꯥꯝꯗ꯭ꯔꯦ꯫ ꯑꯩꯒꯤ ꯁꯥꯒꯩ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯅꯪꯅ ꯈꯣꯡꯒꯨꯜ ꯇꯥꯔꯛꯍꯟꯕꯁꯨ ꯑꯩꯅ ꯁꯨꯛꯄꯥꯝ ꯄꯥꯝꯗ꯭ꯔꯦ꯫ ꯃꯔꯝꯗꯨꯅ ꯅꯪ ꯑꯩꯒꯤ ꯏꯆꯥ ꯄꯨꯝꯍꯦꯟꯕꯗꯒꯤ ꯂꯥꯞꯊꯣꯛꯂꯣ꯫ ꯅꯪꯒꯨꯝꯕꯤ ꯅꯔꯝꯆꯠ ꯀꯥꯝꯕꯤ ꯅꯁꯥꯒꯤ ꯏꯖꯠꯄꯨ ꯂꯨꯛꯃꯥꯏꯗ ꯍꯥꯞꯇꯨꯅ ꯌꯣꯟꯕꯤ ꯅꯪꯅ ꯑꯩꯒꯤ ꯌꯨꯝꯒꯤ ꯁꯥꯒꯩꯗꯨꯒꯤ ꯁꯦꯡꯂꯕ ꯃꯟꯗꯤꯔ ꯑꯗꯨꯗ ꯃꯥꯡꯊꯣꯛꯄ ꯂꯥꯛꯄꯗꯤ ꯌꯥꯔꯣꯏ꯫ ꯏꯟꯗꯨ ꯑꯣꯏꯅ ꯈꯛ ꯌꯥꯔꯣꯏ꯫ ꯃꯔꯝ ꯑꯗꯨꯅ ꯅꯪ ꯅꯁꯥꯅ ꯈꯪꯅ ꯑꯩꯒꯤ ꯏꯆꯥꯗꯒꯤ ꯂꯥꯞꯅ ꯂꯩꯈꯣ꯫ ꯂꯨꯁꯤ ꯏꯟꯗꯨꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩꯗꯨꯗ ꯃꯄꯤ ꯇꯥꯔꯛꯀꯦ ꯇꯧꯏ꯫ ꯏꯔꯥ ꯆꯦꯜꯂꯛꯏ꯫ ꯃꯍꯥꯛ ꯋꯥꯈꯜꯗꯨꯅ ꯆꯤꯡꯅꯕ ꯑꯃꯗꯤ ꯄꯣꯛꯂꯦ ꯃꯊꯟꯇ꯫ ꯏꯃꯥ ꯅꯆꯥꯅ ꯀꯔꯤ ꯑꯁꯣꯏꯕ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯨꯕꯒꯤꯅꯣ ꯅꯆꯥꯗ ꯑꯁꯤꯒꯨꯝꯂꯕ ꯋꯥ ꯃꯌꯥꯝ ꯑꯃ ꯍꯥꯏꯕꯤꯔꯤꯕꯁꯤꯕꯣ? ꯏꯃꯥ ꯅꯆꯥꯅ ꯀꯔꯤ ꯑꯀꯥꯝꯕ ꯂꯤꯆꯠ ꯆꯠꯂꯝꯂꯕꯒꯦ ꯍꯥꯏꯕꯤꯌꯨ ꯏꯃꯥ꯫ ꯏꯟꯗꯨ ꯃꯊꯕꯥꯛ ꯌꯩꯗꯨꯅ ꯍꯩ ꯆꯤꯟꯊꯤꯕꯤꯌ ꯃꯣꯟꯅ ꯁꯦꯡꯒꯥꯎ ꯂꯥꯛꯄꯤ ꯂꯝꯆꯠ ꯂꯨꯗꯕꯤ ꯑꯐꯥꯎꯕꯤꯌ ꯅꯪ ꯆꯦꯟꯕꯒ ꯌꯥꯔꯣꯏꯅꯦ꯫ ꯅꯪꯅ ꯂꯨꯗꯕ ꯂꯤꯆꯠ ꯆꯠꯂꯨꯕꯗꯨꯒꯤ ꯁꯥꯈꯤ ꯁꯥꯕꯣꯟꯁꯤꯡꯗꯣ ꯑꯩ ꯂꯣꯏꯅ ꯎꯔꯦ꯫ ꯑꯩ ꯅꯪꯒꯤ ꯚꯤꯗꯤꯑꯣꯗꯣ ꯎꯔꯕ ꯈꯪꯂꯕ ꯃꯇꯨꯡꯗꯅꯤꯅꯦ ꯅꯪꯒꯤ ꯅꯅꯥꯛꯇꯩꯅ ꯂꯥꯛꯂꯤꯕꯁꯦ꯫ ꯂꯨꯁꯤ ꯃꯆꯤꯟꯗꯨ ꯃꯈꯨꯠꯅ ꯃꯊꯟꯇ ꯃꯦꯟꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯏꯃꯥ ꯂꯨꯁꯤ ꯃꯄꯤꯗꯨ ꯂꯦꯞꯄ ꯂꯩꯇ ꯄꯣꯞ ꯇꯥꯔꯛꯂꯤ꯫ ꯏꯟꯗꯨꯅ ꯑꯗꯨꯛ ꯅꯇꯥꯠ ꯍꯩꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯂꯝꯆꯠ ꯀꯥꯝꯕꯤ ꯑꯃꯣꯠꯄꯤ ꯅꯣꯏꯗꯤ ꯑꯗꯨꯝ ꯅꯈꯣꯏ ꯑꯀꯥꯝꯕꯁꯤꯡꯒ ꯀꯥꯡꯕꯨ ꯁꯥꯋꯣ ꯈꯨꯄꯥ ꯁꯦꯝ ꯁꯦꯡꯂꯕ ꯑꯩꯒꯤ ꯏꯆꯥꯗꯤ ꯌꯦꯜꯂꯛꯀꯅꯨ ꯃꯥꯡꯊꯣꯛꯄꯤꯒꯅꯨ꯫ ꯂꯨꯁꯤꯗꯨ ꯋꯥꯍꯩ ꯑꯃꯠꯇ ꯃꯥꯒꯤ ꯃꯆꯤꯟꯗꯨꯗꯒꯤ ꯊꯣꯔꯛꯈꯤꯗ꯭ꯔꯦ꯫ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯅꯣꯟꯊꯗꯨꯅ ꯀꯞꯂꯒ ꯂꯩꯔꯛꯂꯦ꯫ ꯏꯟꯗꯨꯗꯨ ꯐꯝꯂꯤꯕꯗꯨꯗꯒꯤ ꯍꯧꯒꯠꯂꯛꯇꯨꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯩꯒꯤ ꯏꯆꯥꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯜꯂꯛꯀꯅꯨ꯫ ꯅꯁꯥꯅ ꯈꯪꯅ ꯂꯥꯞꯊꯣꯛꯈꯣ꯫ ꯁꯤ ꯅꯠꯇꯗꯅ ꯑꯩꯒꯤ ꯏꯆꯥꯕꯨ ꯅꯪꯅ ꯅꯪꯒꯤ ꯃꯣꯏꯊꯦꯝꯗ ꯄꯪꯊꯍꯟꯗꯨꯅ ꯅꯪꯒꯤ ꯂꯥꯡꯗ ꯊꯨꯅꯕ ꯁꯤꯜꯂꯛꯂꯕ ꯏꯕꯦꯝꯃ ꯅꯪ ꯑꯩꯅ ꯀꯔꯤ ꯇꯧꯔꯛꯄ ꯉꯝꯕꯒꯦ ꯍꯥꯏꯕꯗꯣ ꯅꯪ ꯌꯦꯡꯉꯨ ꯅꯁꯥꯅ ꯅꯃꯤꯠ ꯇꯤꯛꯅ ꯌꯦꯡꯖꯧ꯫ ꯂꯨꯁꯤ ꯍꯟꯗꯛꯃꯨꯛꯇꯤ ꯇꯞꯅ ꯏꯃꯥ ꯅꯁꯥ ꯁꯦꯡꯅ ꯑꯗꯨꯒꯨꯝꯕ ꯐꯠꯇꯕ ꯊꯕꯛ ꯑꯃꯠꯇꯗꯤ ꯇꯧꯈꯤꯗꯕꯅꯤ꯫ ꯑꯩ ꯁꯦꯡꯅ ꯏꯔꯥꯜ ꯑꯃꯇ ꯂꯩꯇꯕꯅꯤ꯫ ꯍꯩ ꯆꯤꯟꯊꯤꯕꯤ ꯏꯃꯤꯠꯅ ꯏꯈꯣꯡꯅ ꯎꯔꯕꯅꯤꯅꯦ ꯅꯪꯁꯦ ꯑꯩꯅ ꯇꯨꯕꯨ ꯇꯨꯀꯠꯆꯩ ꯊꯨꯏ ꯍꯥꯏꯔꯒ ꯏꯟꯗꯨꯗꯨ ꯃꯇꯤꯟ ꯁꯤꯠꯂꯤ꯫ ꯏꯟꯗꯨꯒꯤ ꯃꯇꯧ ꯑꯃꯗꯤ ꯋꯥꯉꯥꯡ ꯁꯉꯥꯡꯗꯨꯗ ꯊꯃꯣꯏꯗꯨ ꯌꯥꯝ ꯁꯥꯊꯤꯅ ꯁꯣꯛꯂꯤ꯫ ꯏꯀꯥꯏꯕꯅꯁꯨ ꯂꯣꯏꯈ꯭ꯔꯦ꯫ ꯃꯍꯥꯛ ꯁꯦꯡꯅ ꯁꯤꯅꯤꯡꯕ ꯄꯣꯛꯂꯦ ꯃꯤꯀꯨꯞꯇꯨꯗ꯫ ꯅꯪꯅ ꯅꯪꯒꯤ ꯐꯠꯇꯕ ꯂꯤꯆꯠꯇꯨꯒ ꯑꯗꯨꯝ ꯂꯣꯏꯅꯗꯨꯅ ꯍꯤꯡꯖꯧ꯫ ꯑꯃꯨꯛ ꯍꯟꯅ ꯂꯥꯝꯂꯛꯀꯅꯨꯀꯣ ꯑꯩꯈꯣꯏꯒꯤ ꯁꯦꯡꯂꯕ ꯆꯝꯂꯕ ꯄꯨꯟꯁꯤ ꯃꯍꯤꯡꯁꯤꯗ꯫ ꯁꯣꯝ ꯏꯃꯨꯡꯗ ꯇꯨꯃꯤꯟ ꯁꯨꯝ ꯍꯤꯞꯂꯒ ꯂꯩꯔꯝꯕ ꯂꯨꯁꯤꯒꯤ ꯑꯄꯣꯛꯄ ꯂꯨꯈꯣꯏꯗꯨ ꯇꯞꯂꯤ ꯇꯞꯂꯤ ꯁꯣꯜꯂꯤ ꯁꯣꯜꯂꯤ ꯊꯣꯔꯛꯏ꯫
ꯃꯄꯥꯟ ꯑꯗꯣꯝꯗ ꯈꯣꯟꯖꯦꯜ ꯈꯔ ꯇꯥꯏ ꯍꯥꯏꯅ ꯍꯩ ꯏꯄꯥꯒꯤ ꯂꯨꯁꯤ ꯀꯔꯤ ꯍꯥꯏꯅꯕꯒꯤꯅꯣꯅꯦ ꯅꯣꯏꯅꯗꯨ ꯈꯣꯟꯖꯦꯜ ꯍꯧꯅ ꯋꯥ ꯍꯥꯏꯅꯔꯤꯕꯗꯨꯕꯣ ꯅꯠꯇꯦ ꯀꯅꯥ ꯂꯥꯛꯄꯒꯦ ꯍꯥꯏꯔꯒ ꯊꯣꯔꯛꯏ ꯃꯥꯁꯨ ꯃꯄꯥꯟ ꯑꯗꯣꯝꯗ ꯂꯨꯁꯤ ꯃꯄꯥ ꯊꯣꯔꯛꯄ ꯎꯕꯗ ꯃꯁꯥꯗ ꯃꯤꯄꯥꯏꯕ ꯑꯃꯗꯤ ꯄꯣꯛꯈ꯭ꯔꯦ ꯍꯥꯏꯕꯒ ꯇꯧꯕꯒ ꯏꯟꯗꯨꯗꯨ ꯂꯨꯈꯣꯏꯔꯣꯝꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯇꯥꯏꯕꯨꯡꯉꯣ ꯑꯩꯅꯦ ꯅꯆꯟꯅꯤ ꯉꯁꯤꯗꯤ ꯑꯩꯅ ꯇꯥꯏꯕꯨꯡꯉꯣꯒꯤ ꯅꯆꯥꯅꯨꯄꯤ ꯂꯝꯀꯦꯠꯄꯤ ꯑꯁꯦ ꯋꯥꯔꯛꯆꯔꯝꯂꯤꯕꯅꯤ ꯏꯟꯗꯨꯒꯤ ꯋꯥꯍꯩ ꯈꯣꯟꯗꯥꯗꯨꯗ ꯂꯨꯈꯣꯏꯗꯨ ꯃꯃꯤꯠ ꯁꯨꯛꯂꯞ ꯇꯧꯏ ꯑꯗꯨꯒ ꯀꯔꯤꯅꯣꯅꯦ ꯏꯕꯦꯝꯃꯅ ꯍꯥꯏꯕꯤ ꯉꯥꯡꯕꯤꯔꯤꯕ ꯋꯥ ꯃꯌꯥꯝ ꯑꯁꯤꯕꯣ ꯏꯟꯗꯨꯅ ꯇꯥꯏꯕꯨꯡꯉꯣ ꯍꯣꯏꯗꯤ ꯏꯃꯨꯡꯗ ꯁꯨꯝ ꯂꯩꯔꯕꯅꯤꯅꯅꯦ ꯀꯔꯤ ꯑꯃꯠꯇ ꯈꯪꯕꯤꯔꯝꯂꯔꯣꯏ ꯅꯆꯥꯅꯨꯄꯤ ꯁꯛ ꯐꯖꯕꯤꯅ ꯇꯧꯔꯤꯕ ꯆꯠꯂꯤꯕ ꯂꯤꯆꯠ ꯁꯥꯖꯠ ꯑꯃꯗꯤ ꯑꯔꯣꯟꯕ ꯁꯥꯖꯠ ꯃꯈꯩꯗꯣ ꯂꯨꯈꯣꯏꯗꯨ ꯃꯁꯥꯗ ꯌꯦꯡꯂꯛꯏ ꯂꯨꯁꯤ ꯃꯥꯗꯤ ꯇꯊꯛ ꯏꯟꯗꯨ ꯃꯉꯣꯟꯗ ꯑꯃꯨꯛ ꯌꯦꯡ ꯃꯄꯥ ꯏꯕꯨꯡꯉꯣꯟꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯔꯒ ꯂꯩꯔꯛꯏ ꯕꯦꯝꯃ ꯑꯩꯒꯤ ꯏꯆꯥꯅ ꯀꯔꯤ ꯑꯀꯥꯏꯕ ꯑꯁꯣꯏꯕ ꯇꯧꯔꯝꯂꯕꯒꯦ ꯅꯪꯅ ꯁꯤ ꯌꯧꯅ ꯁꯥꯎꯗꯨꯅ ꯋꯥ ꯍꯥꯏꯔꯤꯕꯕꯣ ꯍꯥꯏꯌꯨ ꯀꯔꯤ ꯂꯥꯜꯂꯝꯃꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯅ ꯇꯥꯏꯕꯨꯡꯉꯣ ꯅꯪ ꯅꯆꯥꯅꯨꯄꯤꯁꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯨꯒ ꯈꯪꯅꯕꯅꯤ ꯑꯗꯨꯕꯨꯅꯦ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯁꯦ ꯇꯥꯏꯕꯨꯡꯉꯣꯒꯤ ꯏꯆꯥꯅꯨꯄꯤꯁꯤ ꯃꯥꯗꯤ ꯑꯣꯛꯇꯕꯤ ꯑꯣꯏꯔꯝꯂꯦꯅꯦ ꯑꯗꯨꯅ ꯃꯥꯁꯦ ꯑꯩꯅ ꯏꯃꯥ ꯑꯣꯏꯕ ꯄꯥꯝꯗ꯭ꯔꯕ ꯑꯗꯨꯒꯤ ꯑꯩꯒꯤ ꯏꯆꯥꯗ ꯌꯦꯜꯂꯛꯂꯅꯨ ꯍꯥꯏꯅ ꯊꯤꯅ ꯆꯩꯔꯝꯂꯤꯕꯅꯤ ꯂꯨꯈꯣꯏꯗꯨ ꯃꯁꯥꯃꯛꯄꯨ ꯃꯤꯅ ꯑꯣꯛꯇꯕꯤ ꯍꯥꯏꯕꯃꯛ ꯍꯦꯛ ꯍꯥꯏꯔꯛꯂꯕꯗꯨꯗꯗꯤ ꯁꯥꯎꯅꯤꯡꯕ ꯐꯥꯎꯈ꯭ꯔꯦ ꯁꯥꯎꯒꯠꯄ ꯐꯤꯡꯒꯠꯄ ꯌꯥꯗꯕ ꯉꯁꯤꯗꯤ ꯃꯍꯥꯛ ꯁꯥꯎꯒꯠꯄ ꯄꯣꯛꯂꯦ ꯀꯔꯤ ꯑꯩꯒꯤ ꯏꯆꯥꯅ ꯀꯅꯥꯗ ꯑꯣꯛꯇꯕꯤ ꯑꯣꯏꯔꯣꯏ ꯅꯪꯒꯤꯁꯦ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯥ ꯁꯥꯈꯤ ꯁꯥꯕꯣꯟ ꯌꯥꯎꯅ ꯂꯩꯌꯦ ꯂꯣꯏꯅ ꯂꯩ ꯏꯃꯤꯠꯁꯤꯅꯅꯦ ꯎꯔꯕꯅꯤ ꯎꯔꯕ ꯅꯨꯄꯥꯗꯨꯒ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯁꯤꯒꯅ ꯇꯨꯒꯠꯆꯩ ꯎꯕꯗꯕꯨ ꯍꯪꯒꯣꯏ ꯑꯗꯨ ꯏꯖꯠꯀꯤ ꯃꯃꯜ ꯂꯩꯖꯗꯕꯤ ꯅꯪꯒꯤ ꯅꯆꯥꯁꯤꯅ ꯂꯨꯁꯤ ꯀꯞꯂꯦ ꯀꯞꯅ ꯌꯥꯔꯦ ꯏꯃꯥ ꯂꯦꯞꯄꯤꯔꯣ ꯅꯆꯥ ꯇꯥꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ ꯑꯩ ꯂꯥꯞꯊꯣꯛꯀꯅꯤ ꯁꯣꯏꯗꯅ ꯗꯥꯍꯦꯟꯗꯒꯤ ꯏꯃꯥꯅ ꯆꯤꯡꯅꯕ ꯄꯣꯛꯄꯤꯒꯅꯤ ꯑꯩ ꯁꯣꯏꯗꯅ ꯂꯥꯞꯊꯣꯛꯀꯅꯤ ꯏꯟꯗꯨꯅ ꯕꯦꯝꯃ ꯇꯥꯠ ꯍꯩꯕꯤꯌꯥ ꯅꯪꯁꯤ ꯅꯁꯛ ꯐꯥꯎꯕ ꯌꯦꯡꯅꯤꯡꯗꯦ ꯇꯨꯃꯤꯟ ꯂꯩꯌꯨ ꯑꯣꯛꯇꯕꯤꯁꯤꯗꯤ ꯂꯨꯈꯣꯏꯅ ꯁꯥꯎꯅ ꯆꯠꯈ꯭ꯔꯣ ꯌꯨꯝ ꯑꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯣ ꯅꯪꯅ ꯌꯨꯝꯁꯤꯗ ꯂꯥꯛꯂꯒ ꯃꯊꯣꯡ ꯈꯪꯗꯕ ꯋꯥ ꯍꯥꯏꯕ ꯌꯥꯕ꯭ꯔꯥ ꯂꯩꯅꯤꯡꯗꯦ ꯑꯣꯛꯇꯕꯤ ꯃꯀꯣꯟꯒꯤ ꯌꯨꯝꯁꯤꯗ ꯑꯗꯨꯕꯨꯅꯦ ꯅꯆꯥꯅꯨꯄꯤ ꯃꯔꯝ ꯆꯠꯀꯥꯝꯕꯤ ꯑꯁꯦ ꯑꯩꯈꯣꯏꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯒꯤ ꯄꯨꯟꯁꯤꯗ ꯌꯦꯜꯍꯜꯂꯛꯀꯅꯨ ꯑꯃꯨꯛ ꯍꯟꯅ ꯕꯩꯔꯤ ꯑꯣꯏꯍꯜꯂꯛꯀꯅꯨꯀꯣ ꯃꯥ ꯃꯊꯣꯡ ꯀꯌꯥ ꯆꯥꯔꯣꯏ ꯂꯨꯈꯣꯏꯗꯨ ꯈꯨꯗꯨꯝ ꯇꯥꯁꯤꯜꯂꯤ ꯑꯁꯥꯎꯕꯗꯨ ꯐꯥꯊꯅꯕ ꯍꯣꯠꯅꯕꯗ ꯃꯁꯥꯗꯨꯁꯨ ꯅꯤꯛꯂꯤ ꯃꯇꯧꯗꯨ ꯎꯕꯗ ꯂꯨꯁꯤꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯄꯥꯕꯨꯡ ꯌꯥꯔꯦ ꯇꯣꯛꯂꯣꯕ ꯃꯃꯥ ꯃꯄꯥ ꯌꯥꯎꯅ ꯃꯁꯥꯅ ꯑꯣꯛꯇꯕꯤ ꯑꯣꯏꯕꯗ ꯀꯟꯈꯠꯂꯤꯕ ꯊꯨꯏ ꯃꯐꯝꯁꯤꯗ ꯈꯣꯡꯒꯨꯜ ꯇꯥꯍꯩ ꯄꯣꯠꯇꯦ ꯄꯨꯔꯥ ꯃꯍꯥ ꯅꯣꯔꯣꯛꯀꯤ ꯃꯐꯝ ꯍꯥꯏꯗꯣ ꯑꯣꯏꯒꯗꯣꯏꯅꯤ ꯃꯐꯝꯁꯦ ꯂꯨꯈꯣꯏ ꯈꯣꯟꯖꯦꯜ ꯍꯧꯅ ꯕꯦꯝꯃ ꯅꯪ ꯆꯠꯂꯣ ꯑꯩꯒꯤ ꯃꯥꯡꯗ ꯂꯦꯞꯂꯅꯨ ꯅꯪꯒꯤꯁꯤ ꯋꯥꯀꯥꯏ ꯌꯥꯎꯔꯦ ꯆꯠꯂꯣ ꯊꯨꯅ ꯅꯪꯒꯤ ꯅꯔꯝ ꯆꯠꯅ ꯀꯌꯥꯝ ꯐꯔꯗꯅ ꯀꯟꯈꯠꯂꯣ ꯅꯆꯥꯅꯨꯄꯤꯗꯣ ꯑꯁꯨꯝ ꯀꯔꯕꯥꯔ ꯑꯣꯏꯅ ꯆꯠꯊꯧ ꯑꯗꯨꯒ ꯑꯩꯒꯤ ꯂꯝꯆꯠꯇꯤꯅꯦ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯁꯤꯅ ꯌꯦꯇꯨꯝ ꯃꯇꯣꯟꯗ ꯄꯛꯄ ꯂꯩꯔꯤꯛ ꯑꯃꯒꯤ ꯆꯥꯡ ꯐꯥꯎꯕ ꯐꯪꯕ ꯉꯝꯂꯣꯏ ꯈꯪꯂꯕ꯭ꯔꯥ ꯑꯩꯅ ꯍꯦꯟꯅ ꯂꯩꯅꯤꯡꯗꯦ ꯂꯩꯖꯔꯣꯏ ꯃꯐꯝꯁꯤꯗ ꯍꯥꯏꯔꯒ ꯏꯟꯗꯨꯗꯨ ꯃꯄꯤ ꯀꯜꯂꯒ ꯃꯇꯤꯟ ꯁꯤꯠꯂꯝꯂꯒ ꯃꯐꯝꯗꯨꯗꯒꯤ ꯒꯝ ꯊꯣꯛꯈ꯭ꯔꯦ ꯏꯟꯗꯨꯅ ꯊꯣꯛꯈꯤꯕꯗꯨ ꯂꯨꯈꯣꯏꯅ ꯁꯥꯎꯅ ꯃꯁꯥ ꯅꯤꯛꯅ ꯂꯩꯗꯨꯅ ꯌꯦꯡꯂꯛꯏ ꯂꯨꯈꯣꯏꯗꯨ ꯁꯨꯝ ꯁꯥꯎꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯒꯤ ꯃꯁꯥꯗꯨ ꯂꯦꯛꯊꯔꯛꯇꯨꯅ ꯂꯩꯃꯥꯏꯗꯨꯗ ꯍꯤꯞꯊꯔꯛꯇꯨꯅ ꯈꯞ ꯆꯤꯡꯗꯨꯅ ꯂꯩꯔꯛꯂꯤ ꯃꯇꯧꯗꯨꯗ ꯂꯨꯁꯤ ꯄꯥꯈꯠꯅ ꯄꯥꯕꯨꯡ ꯀꯩꯗꯧꯔꯒꯦ ꯄꯥꯕꯨꯡ ꯇꯥꯕ꯭ꯔꯩꯅ ꯀꯧꯔꯤꯁꯦ ꯄꯥꯕꯨꯡ ꯂꯨꯁꯤ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯆꯦꯟꯁꯤꯟꯈꯤꯗꯨꯅ ꯐꯣꯟꯗꯨ ꯃꯕꯨꯡ ꯂꯛꯀꯤꯒꯤ ꯅꯝꯕꯔꯗꯨꯗ ꯐꯣꯟ ꯇꯧꯔꯛꯏ ꯂꯛꯀꯤꯁꯨ ꯁꯠ ꯄꯥꯏꯔꯛꯇꯨꯅ ꯀꯩꯗꯧꯔꯤ ꯆꯟ ꯂꯨꯁꯤ ꯀꯞꯇꯨꯅ ꯄꯥꯈꯠꯅ ꯇꯥꯍꯥ ꯅꯆꯥꯎ ꯊꯨꯅ ꯂꯥꯛꯑꯣ ꯄꯥꯕꯨꯡꯗ ꯑꯅꯥꯕ ꯍꯧꯔꯦ ꯄꯥꯕꯨꯡ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ ꯅꯆꯥꯎ ꯊꯨꯅ ꯂꯥꯛꯑꯣ ꯈꯦꯕ ꯄꯥꯕꯨꯡ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦꯕ ꯅꯆꯥꯎ ꯊꯨꯅ ꯂꯥꯛꯑꯣ ꯊꯝꯃꯣ ꯌꯥꯔꯦ ꯑꯩ ꯌꯧꯔꯛꯑꯅꯤ ꯂꯨꯁꯤ ꯃꯄꯥꯟꯂꯣꯝꯗ ꯑꯃꯨꯛ ꯆꯦꯟꯊꯣꯔꯛꯇꯨꯅ ꯃꯄꯥꯕꯨ ꯀꯧꯗꯨꯅ ꯂꯛꯅꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯤꯀꯨꯞ ꯈꯔ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯂꯛꯀꯤ ꯑꯃꯗꯤ ꯃꯝꯇꯥ ꯃꯈꯣꯏ ꯑꯅꯤꯗꯨꯁꯨ ꯌꯧꯁꯤꯜꯂꯛꯇꯨꯅ ꯂꯨꯈꯣꯏꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯇꯨꯅ ꯂꯩꯀꯟꯅꯈ꯭ꯔꯦ ꯂꯨꯈꯣꯏ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈꯤꯕꯗꯒꯤ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯒꯤ ꯍꯛꯆꯥꯡ ꯍꯥꯟꯅꯗꯒꯤ ꯀꯥ ꯍꯦꯟꯅ ꯌꯥꯝ ꯁꯣꯟꯖꯤꯟꯕ ꯍꯥꯏꯗꯨ ꯑꯣꯏꯈ꯭ꯔꯦ ꯂꯨꯁꯤ ꯃꯄꯥꯒꯤ ꯃꯇꯧꯗ ꯊꯃꯣꯏ ꯍꯦꯟꯅ ꯁꯣꯛꯂꯤ ꯃꯍꯥꯛ ꯄꯨꯛꯅꯤꯡꯅ ꯄꯨꯝꯍꯦꯟꯕꯗ ꯋꯥꯔꯧꯕ ꯅꯨꯡꯉꯥꯏꯇꯕ ꯄꯦꯟꯗꯕ ꯀꯌꯥ ꯑꯣꯏꯅ ꯄꯣꯛꯂꯛꯂꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯃꯨꯛꯀꯤ ꯃꯇꯨꯡꯗꯅꯤ
ꯄꯨꯝꯍꯦꯟꯕꯗꯨ ꯃꯃꯥ ꯏꯕꯦꯝꯃꯒꯤ ꯃꯅꯥꯛꯇ ꯆꯥꯛꯈꯨꯝ ꯑꯗꯣꯝꯗ ꯆꯪꯂꯛꯂꯒ ꯂꯦꯞꯂꯛꯏ꯫ ꯃꯁꯥꯒꯤ ꯃꯇꯧꯕꯨ ꯃꯨꯟꯅ ꯈꯪꯕ ꯏꯟꯗꯨꯅ ꯇꯞꯅ "ꯀꯔꯤ ꯇꯧꯔꯤ ꯃꯥꯒꯤ ꯄꯨꯝꯍꯦꯟꯕ?" ꯄꯨꯝꯍꯦꯟꯕꯁꯨ ꯇꯞꯅ "ꯏꯃꯥ." "ꯍꯥꯏꯌꯨꯅꯦ ꯏꯆꯥ, ꯏꯃꯥꯗ ꯀꯔꯤ ꯍꯥꯏꯅꯤꯡꯕꯒꯦ ꯅꯤꯡꯊꯤꯅ ꯍꯥꯏꯌꯨꯗꯅ꯫ ꯐꯝꯃꯨ ꯆꯤꯌꯔꯗꯨꯗ." ꯄꯨꯝꯍꯦꯟꯕꯗꯨ ꯐꯝꯊꯈ꯭ꯔꯦ ꯆꯤꯌꯔꯗꯨꯗ ꯑꯗꯨꯒ "ꯏꯃꯥ, ꯂꯨꯁꯤꯗꯣ ꯃꯥꯗꯣ..." ꯏꯟꯗꯨ ꯂꯨꯁꯤ ꯄꯜꯂꯛꯄꯗꯨꯗ ꯈꯣꯏꯗꯧꯗꯨ ꯄꯤꯡ ꯍꯦꯛ ꯂꯥꯎꯏ꯫ ꯑꯗꯨꯕꯨ ꯃꯗꯨ ꯐꯥꯊꯔꯒ ꯇꯞꯂꯤ ꯇꯞꯂꯤ "ꯀꯩꯗꯧꯔꯕ? ꯃꯥ ꯀꯔꯤ ꯇꯧꯔꯕꯒꯦ ꯏꯃꯧ ꯏꯕꯦꯝꯃ ꯂꯨꯁꯤꯕꯣ?" "ꯃꯥꯗꯣ ꯏꯃꯥ, ꯃꯁꯥ ꯅꯥꯏ, ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯅ ꯍꯥꯏꯕ ꯃꯥꯜꯂꯤ." "ꯀꯌꯥꯝ ꯀꯟꯅ ꯉꯝꯗ꯭ꯔꯕꯅꯣꯅꯦ ꯍꯥꯏꯔꯤꯕꯁꯤꯕꯣ?" "ꯈꯪꯗꯦ ꯏꯃꯥ, ꯑꯗꯨꯝ ꯈꯔꯗꯤ ꯉꯝꯗ꯭ꯔꯕ ꯑꯣꯏꯔ ꯃꯥꯜꯂꯤ." "ꯑꯣ, ꯑꯗꯣ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯏꯃꯥ?" ꯄꯨꯝꯍꯦꯟꯕꯅ ꯂꯠꯂꯤ. ꯌꯥꯔꯗꯤ ꯏꯃꯥꯗꯣ ꯑꯃꯨꯛꯇ ꯈꯔ ꯆꯠꯄꯤꯔꯒ ꯑꯅꯥꯕꯗꯣ ꯑꯃꯨꯛꯇ ꯍꯪꯕꯤꯔꯨꯁꯨ ꯍꯥꯏꯒꯦꯅ ꯇꯧꯕ." ꯏꯟꯗꯨ ꯃꯕꯨꯛꯅꯤꯡꯗꯗꯤ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯈ꯭ꯔꯦ, ꯑꯗꯨꯕꯨ ꯇꯧꯁꯤꯟꯅꯗꯨꯅ "ꯑꯣ, ꯑꯗꯨꯒꯤ ꯑꯣꯏꯔꯦ? ꯀꯔꯤꯅꯣ ꯑꯗꯨꯝ ꯍꯦꯛ ꯇꯧꯕꯗꯨꯁꯨ ꯐꯖꯒꯗ꯭ꯔꯅꯦ?" "ꯏꯃꯥ, ꯐꯖꯕ ꯐꯖꯗꯕ ꯊꯤꯗꯅ ꯇꯉꯥꯏ ꯐꯗꯅ ꯏꯃꯥꯅ ꯑꯃꯨꯛꯇ ꯆꯠꯄꯤꯗꯕ ꯌꯥꯗ꯭ꯔꯦ꯫ ꯏꯃꯥ, ꯁꯦꯡꯅ ꯑꯩ ꯌꯥꯝ ꯋꯥꯔꯦ, ꯈꯪꯗꯦ, ꯋꯥꯈꯜꯁꯨ ꯂꯩꯇꯥꯗ꯭ꯔꯦ꯫ ꯃꯥꯒ ꯂꯨꯁꯤꯒ ꯄꯥꯎ ꯏ ꯐꯥꯎꯅꯔꯛꯇ꯭ꯔꯤꯕꯁꯦ ꯀꯨꯏꯔꯦ ꯈꯔ꯫ ꯑꯗꯨꯅ ꯏꯃꯥꯅ ꯈꯔ ꯑꯃꯨꯛꯇ ꯆꯠꯄꯤꯔꯒ ꯄꯥꯎ ꯏ ꯐꯥꯎꯅꯕ ꯌꯥꯅꯕꯁꯨ ꯈꯔ ꯁꯤꯟꯕꯤꯌꯨ ꯏꯃꯥ." ꯏꯟꯗꯨꯒꯤ ꯊꯃꯣꯏ ꯄ꯭ꯔꯣꯛ ꯍꯦꯛ ꯆꯥꯛꯄ ꯍꯥꯏꯗꯨ ꯑꯣꯏꯔꯦ꯫ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤ ꯑꯁꯨꯛ ꯊꯤꯅ ꯑꯣꯛꯇꯕꯤ ꯂꯝꯆꯠ ꯅꯥꯏꯗꯕꯤ ꯅꯨꯄꯤꯗꯨꯗ ꯂꯨꯞꯂꯦ, ꯉꯥꯎꯔꯤ ꯍꯥꯏꯕꯁꯤ ꯍꯦꯛ ꯈꯟꯕꯗ ꯃꯍꯥꯛ ꯃꯗꯣꯝ ꯁꯥꯎꯅꯤꯡꯕꯅ ꯃꯁꯥꯗꯨ ꯊꯨꯃꯠꯆꯔꯦ꯫ "ꯐꯣꯟ ꯇꯧꯗꯅ ꯍꯥꯟꯅ." "ꯏꯃꯥ, ꯃꯥꯒꯤ ꯐꯣꯟꯗꯨꯁꯨ ꯆꯠꯈꯤꯗ꯭ꯔꯦ, ꯑꯗꯨꯅ ꯏꯃꯥꯅ ꯑꯃꯨꯛꯇ ꯈꯔ ꯆꯠꯄꯤꯗꯕ ꯌꯥꯗꯕꯅꯤ." ꯏꯟꯗꯨ ꯁꯣꯔ ꯑꯃꯇꯪ ꯁꯥꯡꯂꯞ ꯍꯣꯟꯗꯣꯛꯈ꯭ꯔꯦ, ꯑꯗꯨꯒ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯐꯔꯦ, ꯍꯣꯏ, ꯏꯃꯥ, ꯏꯆꯥꯅ ꯍꯥꯏꯕꯗꯣ ꯏꯜꯂꯒꯦ꯫ ꯍꯌꯦꯡꯂ ꯍꯪꯆꯤꯠꯂ ꯏꯃꯥ ꯍꯦꯛꯇ ꯆꯠꯂꯒꯦ꯫ ꯁꯤ ꯑꯣꯏꯔꯗꯤ ꯌꯥꯔꯕ꯭ꯔꯥ ꯏꯆꯥꯕꯣ?" ꯄꯨꯝꯍꯦꯟꯕꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯃꯥ ꯏꯕꯦꯝꯃꯗ ꯌꯦꯡꯂꯛꯇꯨꯅ "ꯌꯥꯔꯦ, ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯂꯣꯏꯅ ꯌꯥꯔꯦ ꯏꯃꯥ." "ꯏꯃꯥ, ꯁꯣꯏꯗꯅ ꯆꯠꯀꯦ." ꯄꯨꯝꯍꯦꯟꯕꯗꯣ ꯐꯝꯂꯝꯕꯗꯨꯗꯒꯤ ꯍꯧꯒꯠꯂꯛꯂꯦ, ꯑꯗꯨꯒ "ꯅꯆꯥꯁꯨ ꯌꯥꯝ ꯍꯔꯥꯎꯔꯤ ꯏꯃꯥ. ꯑꯗꯣ ꯀꯩ ꯏꯟꯁꯥꯡ ꯊꯣꯡꯗꯣꯏꯅꯣ ꯑꯩꯈꯣꯏꯒꯤ ꯉꯁꯤꯁꯤꯕꯣ?" "ꯏꯟꯗꯨꯅ ꯆꯒꯦꯝ ꯄꯣꯝꯗꯣꯏꯅꯤ." "ꯑꯁ, ꯍꯥꯎꯔꯅꯤꯗ." "ꯏꯃꯥ, ꯊꯨꯅ ꯆꯥꯛ ꯏꯟꯁꯥꯡꯁꯤ ꯂꯣꯏꯁꯤꯜꯂꯛꯂꯒꯦ. ꯆꯪꯈ꯭ꯔꯣꯆꯣ ꯏꯃꯨꯡꯗ ꯑꯃꯨꯛꯇ." ꯄꯨꯝꯍꯦꯟꯕꯅ "ꯍꯣꯏ." ꯋꯥꯍꯩꯗꯨꯈꯛ ꯍꯥꯏꯔꯒ ꯑꯗꯨꯃꯛ ꯊꯣꯛꯈ꯭ꯔꯦ ꯀꯤꯆꯟ ꯔꯨꯝꯗꯨꯗꯒꯤ ꯄꯨꯝꯍꯦꯟꯕꯗꯣ꯫ ꯃꯁꯥꯅ ꯊꯣꯛꯈ꯭ꯔꯕꯗ ꯏꯟꯗꯨꯅ ꯁꯥꯎꯅꯤꯡꯅ ꯁꯣꯜꯂꯛꯏ, "ꯑꯣ, ꯀꯔꯝ ꯇꯧꯅꯤ ꯁꯤꯗꯤ? ꯑꯩꯒꯤ ꯏꯆꯥꯁꯤꯗꯤ ꯃꯥꯡꯂꯦꯗꯅ, ꯁꯣꯏꯗꯅ ꯃꯥꯡꯕ ꯇꯥꯔꯦ꯫ ꯀꯔꯝ ꯇꯧꯅꯤ? ꯀꯔꯤ ꯇꯧꯅꯤ ꯁꯤꯗꯤ? ꯂꯝꯆꯠ ꯅꯥꯏꯗꯕꯤ ꯃꯔꯝꯆꯠ ꯃꯣꯠꯄꯤ ꯅꯨꯄꯤꯗꯨꯒꯤ ꯍꯛꯇꯛꯇ ꯏꯆꯥꯁꯦ ꯄꯨꯡꯃꯥꯡꯕ ꯇꯥꯔꯦ꯫ ꯏꯆꯥꯒꯤ ꯃꯥꯡꯗ ꯑꯐ ꯁꯥꯗꯨꯅ ꯏꯆꯥꯁꯤꯕꯨ ꯃꯉꯣꯟꯗ ꯄꯨꯡꯂꯨꯞ ꯂꯨꯞꯍꯟꯕ ꯃꯈꯩ ꯉꯥꯎꯍꯜꯂꯒ ꯊꯝꯗꯨꯅ ꯂꯩꯍꯜꯂꯦ, ꯑꯗꯨꯒ ꯃꯥꯅ ꯂꯣꯟꯅ ꯅꯠꯇꯕ ꯂꯤꯆꯠ ꯆꯠꯄ. ꯌꯥꯔꯣꯏ. ꯑꯩꯒꯤ ꯏꯆꯥꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯁꯦ ꯑꯣꯜꯍꯜꯍꯧꯗꯕ, ꯐꯥꯖꯤꯜꯍꯧꯔꯣꯏꯗꯕ ꯌꯥꯗꯦ, ꯁꯨꯛꯌꯥ ꯌꯥꯗꯦ꯫ ꯑꯗꯨꯕꯨ ꯑꯩ ꯇꯨꯃꯤꯟꯅꯗꯤ ꯂꯩꯒꯦ. ꯑꯩ ꯇꯨꯃꯤꯟ ꯀꯨꯝꯍꯩꯁꯤꯡꯁꯤ ꯌꯦꯡꯒꯦ, ꯈꯪꯁꯤꯟ ꯎꯁꯤꯟꯅꯗ. ꯇꯧꯕꯗꯁꯨ ꯂꯨꯁꯤ ꯍꯥꯏꯕꯤ ꯅꯨꯄꯤꯗꯨꯃꯗꯤ ꯌꯨꯝꯁꯤꯗ ꯃꯧ ꯑꯣꯏꯅ ꯂꯥꯛꯄ ꯌꯥꯗꯦ, ꯑꯩꯅ ꯁꯨꯛꯌꯥ ꯌꯥꯗꯦ. ꯃꯥꯗꯤ ꯅꯨꯄꯤ ꯈꯨꯟꯅꯥꯏꯕꯨ ꯁꯦꯟꯊꯅꯕ ꯊꯣꯛꯂꯛꯄ ꯅꯨꯄꯤ ꯃꯈꯜ ꯑꯃꯅꯤ. ꯑꯗꯨꯅ ꯌꯨꯝꯁꯤꯗ ꯁꯥꯒꯩꯁꯤꯗ ꯏꯇꯤꯜꯂꯛꯄ ꯈꯣꯡꯒꯨꯜ ꯑꯃꯨꯛ ꯍꯟꯅ ꯇꯥꯔꯛꯄ ꯌꯥꯗꯦ. ꯊꯤꯡꯂꯤ ꯑꯩꯅ." ꯏꯟꯗꯨ ꯃꯥꯅ ꯂꯨꯁꯤꯕꯨ ꯍꯪꯒꯣꯏꯕ ꯇꯨꯀꯠꯆꯕ ꯄꯣꯛꯈꯤꯕꯒꯤ ꯆꯥꯡ ꯑꯁꯤ ꯀꯔꯤꯒ ꯀꯔꯝꯕ ꯄꯣꯠꯁꯛ ꯑꯃꯒ ꯑꯣꯟꯗꯨꯅ ꯆꯥꯡꯗꯝꯅꯒꯗꯕꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ. ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯩꯅꯗꯕ, ꯄꯥꯝꯗꯕ, ꯍꯪꯒꯣꯏꯕ ꯄꯣꯛꯄ ꯍꯥꯏꯗꯨ ꯑꯣꯏꯈ꯭ꯔꯦ. ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯂꯨꯁꯤꯕు ꯌꯥꯔꯔꯣꯏ ꯍꯥꯏꯅꯁꯨ ꯈꯟꯈ꯭ꯔꯦ. ꯑꯗꯨꯕꯨ ꯃꯔꯛꯁꯤꯗ ꯄꯨꯝꯍꯦꯟꯕ ꯃꯥꯒꯤ ꯊꯃꯣꯏꯅꯤꯡꯉꯥꯏ ꯑꯗꯨꯅ ꯀꯔꯝ ꯑꯃꯨꯛ ꯇꯧꯕ ꯈꯪꯗꯦ. ꯄꯨꯝꯍꯦꯟꯕꯒꯤ ꯊꯃꯣꯏꯅꯤꯡꯉꯥꯏ ꯑꯗꯨ ꯑꯗꯨꯃꯛ ꯇꯥꯕꯤꯅꯕ, ꯊꯦꯝꯖꯤꯟꯕꯤꯅꯕ ꯂꯩꯇ꯭ꯔꯕ ꯊꯃꯣꯏꯒꯤ ꯅꯤꯡꯉꯥꯏ ꯑꯣꯏꯅ ꯇꯥꯔꯒ ꯇꯣꯛꯂꯒꯗ꯭ꯔꯥ? ꯈꯪꯗꯦ, ꯈꯪꯕ ꯉꯝꯗꯦ. ꯑꯗꯨꯕꯨ ꯅꯤꯡꯉꯥꯏꯗꯤ ꯑꯗꯨꯛ ꯆꯥꯎꯖꯕ, ꯋꯥꯔꯧ ꯆꯥꯎꯖꯕ ꯄꯨꯝꯍꯦꯟꯕ ꯃꯥꯒꯤ ꯊꯃꯣꯏꯅꯤ, ꯊꯃꯣꯏ꯫ ꯐꯨꯝꯖꯤꯟꯗꯨꯅ ꯊꯝꯕ ꯁꯥꯎꯅꯤꯡꯕ ꯄꯦꯟꯗꯕ
ꯍꯥꯏꯗꯣꯛꯐꯝ ꯇꯝꯊꯣꯛꯐꯝ ꯂꯩꯇꯕ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯀꯌꯥꯅ ꯃꯤꯑꯣꯏ ꯑꯃꯕꯨ ꯑꯣꯜꯂꯛꯄꯁꯤ ꯑꯔꯥꯏꯕ ꯃꯈꯜꯒꯤ ꯈꯨꯑꯣꯠ ꯅꯠꯇꯦ꯫ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨ ꯆꯩꯗꯨꯅ ꯑꯣꯠꯄ ꯃꯤ ꯑꯣꯠꯄꯗꯨꯗꯒꯤ ꯋꯥꯍꯩꯅ ꯑꯣꯏꯅ ꯆꯩꯅꯥ ꯄꯤꯔꯛꯇꯨꯅ ꯑꯣꯠꯄꯗꯨꯅ ꯍꯦꯟꯅ ꯊꯃꯣꯏꯗ ꯁꯣꯛꯄꯗꯤ ꯃꯁꯤꯅ ꯌꯥꯝ ꯁꯥꯊꯤꯅ ꯍꯦꯟꯕ ꯍꯥꯏꯗꯨ ꯑꯣꯏ꯫ ꯊꯃꯣꯏꯅ ꯆꯩꯅꯥ ꯁꯥꯊꯤꯅ ꯐꯪꯃꯜꯂꯛꯂꯕꯗꯤ ꯇꯧꯐꯝ ꯈꯪꯂꯛꯇꯦ꯫ ꯄꯨꯟꯁꯤꯒꯤ ꯃꯃꯜ ꯑꯁꯤ ꯌꯥꯎꯁꯤꯜꯂꯛꯇ꯭ꯔꯕꯒꯨꯝ ꯈꯟꯖꯔꯛꯏ ꯏꯁꯥ ꯏꯊꯟ ꯅꯠꯇ ꯑꯁꯤꯒꯨꯝꯕ ꯃꯇꯥꯡ ꯃꯇꯝ ꯑꯁꯤꯅ ꯂꯥꯛꯄꯗꯅꯤ ꯍꯤꯡꯅꯤꯡꯕꯒꯤ ꯏꯍꯨꯜ ꯑꯁꯤ ꯏꯁꯥꯗꯒꯤ ꯄꯣꯛꯄ ꯋꯥꯠꯁꯤꯜꯂꯛꯂꯤꯕꯁꯤ꯫ ꯂꯨꯁꯤꯒꯤ ꯊꯃꯣꯏꯗꯨꯁꯨ ꯃꯁꯛ ꯃꯊꯣꯡ ꯈꯪꯗꯕ ꯃꯔꯝ ꯀꯌꯥꯅ ꯌꯥꯝ ꯁꯥꯊꯤꯅ ꯇꯝꯊꯤꯕ ꯃꯑꯣꯡ ꯑꯃꯗ ꯑꯣꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯆꯩꯊꯦꯡꯗꯤ ꯄꯤꯔꯛꯇ ꯃꯥꯒꯤ ꯊꯃꯣꯏꯕꯨ ꯃꯥꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯕꯨ ꯏꯃꯣꯁꯟꯁ ꯑꯗꯨꯕꯨ ꯅꯤꯡꯊꯧꯂꯦꯝꯕ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤꯅ ꯑꯁꯨꯝꯅ ꯄꯨꯡꯄꯥꯏ ꯄꯥꯏꯁꯤꯟꯈ꯭ꯔꯒ ꯁꯥꯟꯅꯅꯤꯡꯕ ꯁꯦꯝꯅꯤꯡꯕ ꯃꯁꯛ ꯃꯑꯣꯡ ꯑꯃꯗꯤ ꯑꯣꯠꯅꯤꯡꯕ ꯈꯨꯑꯣꯠꯇ ꯑꯣꯜꯂꯛꯄꯅꯤ꯫ ꯅꯤꯡꯊꯧꯂꯦꯝꯕ ꯃꯥꯒꯤ ꯃꯤꯑꯣꯠꯇ ꯁꯦꯡꯅ ꯂꯨꯁꯤ ꯋꯥꯔꯤ꯫ ꯑꯁꯨꯛ ꯊꯃꯣꯏꯗꯨꯗ ꯇꯤꯡ ꯇꯤꯡ ꯌꯦꯛ ꯄꯥꯟꯕ ꯃꯈꯩ ꯌꯧꯅ ꯆꯩꯅꯥꯗꯨ ꯄꯤꯔꯛꯂꯤ꯫ ꯃꯔꯝꯁꯤꯅ ꯂꯨꯁꯤꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯗꯨꯁꯨ ꯈꯟꯊꯕ ꯏꯪꯊꯕꯒꯤ ꯆꯥꯡꯁꯤ ꯋꯥꯠꯁꯤꯜꯂꯛꯂꯤ꯫ ꯍꯤꯡꯅꯤꯡꯕꯒꯤ ꯏꯍꯨꯜ ꯑꯃ ꯐꯥꯎꯔꯤꯕꯗꯨꯁꯨ ꯑꯁꯨꯝ ꯍꯟꯊꯔꯛꯂꯦ ꯍꯥꯏꯕ ꯌꯥꯔꯤ꯫ ꯂꯨꯁꯤꯅ ꯋꯥꯈꯜ ꯍꯦꯟꯅ ꯃꯌꯥꯝ ꯈꯟꯖꯤꯟꯕꯒꯤ ꯃꯥꯒꯤ ꯀꯥꯒꯤ ꯐꯃꯨꯡꯗꯨꯗ ꯍꯤꯞꯂꯒ ꯂꯩꯔꯤ꯫ ꯀꯥꯏꯔꯕ ꯊꯃꯣꯏꯗꯨ ꯃꯁꯥ ꯃꯊꯟꯇꯅ ꯁꯦꯝꯖꯤꯟꯕ ꯁꯥꯖꯤꯟꯕ ꯃꯍꯥꯛ ꯍꯩꯖꯔꯦ꯫ ꯊꯃꯣꯏꯗꯨ ꯃꯔꯣꯜ ꯁꯥꯊꯤꯅ ꯂꯣꯜꯂꯒꯗ ꯂꯩꯔꯕꯅꯤ꯫ ꯅꯅꯥꯛꯇꯒꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯂꯥꯞꯈꯤꯕꯗꯤ ꯑꯩ ꯉꯝꯒꯅꯤ, ꯑꯗꯨꯕꯨ ꯅꯪ ꯅꯨꯡꯁꯤꯔꯅꯨ ꯍꯥꯏꯕꯗꯤ ꯑꯩ ꯉꯝꯂꯣꯏ꯫ ꯅꯪꯕꯨ ꯅꯨꯡꯁꯤꯔꯅꯨ ꯍꯥꯏꯕꯗꯤ ꯑꯩ ꯍꯩꯔꯣꯏ ꯗꯥꯏ꯫ ꯃꯄꯤ ꯇꯥꯔꯛꯏ ꯂꯨꯁꯤ꯫ ꯑꯩꯒꯤ ꯃꯄꯣꯛꯁꯤ ꯌꯥꯝ ꯊꯤꯅ ꯄꯣꯛꯂꯨꯕ ꯄꯥꯞ ꯀꯌꯥꯅ ꯄꯨꯟꯁꯤꯜꯂꯒ ꯌꯣꯝꯗꯨꯅ ꯁꯥꯔꯛꯄ ꯑꯩꯒꯤ ꯃꯄꯣꯛ ꯍꯥꯏꯗꯨ ꯑꯣꯏꯕꯅ ꯑꯩ ꯉꯁꯤꯗꯤ ꯄꯥꯞꯇꯨꯅ ꯏꯁꯥꯗ ꯋꯥꯏꯗꯨꯅ ꯂꯩꯔꯦ꯫ ꯏꯁꯥꯒꯤ ꯏꯖꯠꯄꯨꯁꯨ ꯂꯩꯈꯥ ꯇꯥꯒꯗꯧꯕꯒꯤ ꯃꯑꯣꯡꯗ ꯈꯖꯤꯛꯇ ꯀꯥꯏꯗꯨꯅ ꯂꯩꯔꯦ꯫ ꯃꯔꯛꯁꯤꯗ ꯑꯩꯒꯤ ꯑꯅꯥꯕ ꯑꯃꯁꯨ ꯑꯃꯨꯛ ꯗꯥꯏꯟ, ꯅꯪꯕꯨ ꯅꯨꯡꯁꯤꯕꯅ ꯉꯥꯎꯔꯕ ꯊꯃꯣꯏꯁꯤꯅꯁꯨ ꯅꯪꯒꯤ ꯅꯅꯥꯛꯇ ꯅꯛꯁꯤꯟꯅꯤꯡꯕꯒꯤ ꯏꯍꯨꯜꯇꯅ ꯌꯣꯝꯂꯤ꯫ ꯑꯗꯨꯕꯨ ꯑꯃꯨꯛ ꯍꯟꯅ ꯑꯩ ꯅꯪꯒꯤ ꯅꯅꯥꯛꯇ ꯅꯛꯁꯤꯜꯂꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯊꯥꯖꯗꯦ꯫ ꯑꯩ ꯁꯨꯛꯊꯥ ꯊꯥꯖꯗꯦ꯫ ꯑꯩ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯅꯐꯝꯗꯒꯤ ꯅꯪꯉꯣꯟꯗꯒꯤ ꯂꯥꯞꯅꯒꯦ ꯍꯥꯏꯅꯁꯨ ꯅꯤꯡꯂꯤ꯫ ꯑꯩ ꯁꯦꯡꯅ ꯅꯤꯡꯂꯤ ꯗꯥꯏꯟ꯫ ꯂꯨꯁꯤ ꯃꯄꯤꯗꯨ ꯊꯤꯡꯕ ꯉꯝꯗ ꯇꯥꯔꯛꯏ꯫ ꯋꯥꯔꯧꯕ ꯄꯨꯛꯅꯤꯡꯒꯤ ꯋꯥꯍꯩꯁꯤꯡꯗꯨ ꯃꯊꯟꯇ ꯃꯗꯣꯝꯅꯇ ꯍꯥꯏꯗꯣꯛꯆꯕꯅꯤ, ꯁꯣꯟꯖꯕꯅꯤ, ꯐꯣꯡꯗꯣꯛꯆꯕꯅꯤ꯫ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯖꯕꯁꯦ ꯑꯩꯒꯤ ꯆꯩꯅꯥ ꯏꯁꯥꯅ ꯐꯪꯅꯕ ꯊꯤꯖꯕꯒꯨꯝ ꯊꯣꯛꯂ ꯃꯥꯜꯂꯦ꯫ ꯗꯥꯏꯟ, ꯉꯁꯤꯗꯤ ꯑꯩ ꯆꯩꯅꯥꯁꯨ ꯐꯪꯂꯦ꯫ ꯑꯩꯒꯤ ꯊꯃꯣꯏꯁꯤ ꯌꯥꯝ ꯋꯥꯔꯦ꯫ ꯑꯩꯕꯨꯁꯨ ꯅꯪꯒꯤ ꯏꯃꯥꯅ ꯂꯝꯀꯦꯠꯄꯤ ꯂꯝꯍꯥꯏꯕꯤ ꯑꯣꯏꯅ ꯎꯈꯤꯗꯨꯅ ꯂꯣꯏꯅꯃꯛ ꯇꯤꯟꯁꯤꯟꯈ꯭ꯔꯦ꯫ ꯗꯥꯏꯟ, ꯑꯩ ꯅꯉꯣꯟꯗ ꯅꯛꯁꯤꯟꯕ ꯉꯝꯕꯒꯤ ꯊꯧꯅꯥꯗꯨ ꯂꯩꯇ꯭ꯔꯦ꯫ ꯑꯩ ꯁꯦꯡꯅ ꯂꯩꯇ꯭ꯔꯦ꯫ ꯄꯦꯟꯗꯕ ꯑꯃꯗꯒꯤ ꯄꯦꯟꯗꯕꯀꯌꯥꯅ ꯑꯣꯝꯁꯤꯜꯂꯒ ꯂꯨꯁꯤꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯗꯨꯗ ꯅꯩꯁꯤꯟꯗꯨꯅ ꯑꯣꯠꯂꯛꯄꯅꯤ꯫ ꯑꯗꯨꯝꯅ ꯂꯨꯁꯤꯅ ꯋꯥꯈꯜ ꯁꯣꯛꯅ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯐꯣꯟꯗꯨ ꯂꯥꯛꯁꯤꯜꯂꯛꯏ꯫ ꯂꯨꯁꯤ ꯍꯥꯟꯅ ꯌꯦꯡꯂꯨꯕ ꯇꯧꯗꯦ, ꯄꯥꯏꯔꯨꯕꯁꯨ ꯇꯧꯗꯦ꯫ ꯁꯦꯡꯅ ꯂꯨꯁꯤ ꯄꯨꯝꯍꯦꯟꯕꯒꯤ ꯅꯝꯕꯔꯁꯤ ꯃꯥꯅ ꯕ꯭ꯂꯣꯛꯁꯨ ꯊꯝꯖꯤꯜꯂꯒ ꯂꯩꯈ꯭ꯔꯕꯅꯤ꯫ ꯂꯨꯁꯤꯅ ꯀꯣꯜꯗꯨ ꯁꯨꯛꯄꯥꯏ ꯄꯥꯏꯗ꯭ꯔꯒꯁꯨ ꯐꯣꯟꯗꯨꯁꯨ ꯑꯅꯝ ꯌꯥꯝ ꯀꯟꯅ ꯅꯣꯠꯇꯅ ꯇꯧꯁꯤꯜꯂꯛꯏ꯫ ꯂꯨꯁꯤ ꯃꯇꯧꯗꯨꯗ ꯑꯗꯨꯝ ꯈꯪꯏ ꯇꯧꯔꯛꯂꯤꯕ ꯃꯤꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕ꯫ ꯍꯤꯞꯂꯤꯕꯗꯨꯗꯒꯤ ꯃꯁꯥ ꯇꯪꯈꯥꯏ ꯍꯧꯒꯠꯂꯒ ꯂꯩꯔꯛꯏ, ꯑꯗꯨꯒ ꯐꯣꯟꯗꯨ ꯄꯥꯏꯈꯠꯇꯨꯅ ꯅꯥꯀꯣꯡ ꯃꯌꯥꯗꯨꯗ ꯊꯝꯂꯛꯏ꯫ ꯐꯣꯟꯗꯨꯗꯒꯤ ꯅꯤꯡꯊꯧꯂꯦꯝꯕꯒꯤ ꯈꯣꯟꯖꯦꯜꯅ ꯍꯥꯏꯔꯛꯏ, "ꯀꯩꯒꯤꯅꯣ ꯐꯣꯟꯗꯨꯕꯨ ꯁꯨꯛꯄꯥꯏ ꯄꯥꯏꯗꯕꯤ ꯁꯨꯝ ꯂꯩꯁꯤꯜꯂꯤꯗꯣ? ꯀꯩꯒꯤꯅꯣ ꯂꯨꯁꯤ?" ꯂꯨꯁꯤ ꯈꯨꯝꯂꯛꯇꯦ꯫ ꯅꯤꯡꯊꯧꯂꯦꯝꯕꯁꯨ ꯅꯣꯛꯂꯛꯏ, ꯑꯗꯨꯒ "ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯥꯎꯕ ꯐꯠꯇ꯭ꯔꯤꯕꯣ? ꯅꯪ ꯁꯥꯎꯕ ꯐꯕ ꯉꯥꯏꯕꯗ ꯋꯥꯔꯤꯅꯦ ꯑꯩꯗꯤ꯫ ꯅꯪꯅ ꯁꯥꯎꯕ ꯁꯨꯛꯄ ꯐꯔꯔꯣꯏ, ꯑꯩꯅ ꯍꯥꯏꯕ ꯋꯥꯗꯨ ꯁꯨꯛꯌꯥ ꯌꯥꯕ ꯉꯝꯂꯔꯣꯏ ꯍꯥꯏꯔꯒꯅ ꯅꯪꯒꯤ ꯚꯤꯗꯤꯑꯣꯗꯨ ꯀꯣꯛ ꯍꯦꯛ ꯊꯥꯗꯣꯔꯛꯂꯒ ꯂꯣꯏꯔꯦꯗꯅ꯫ ꯀꯩꯁꯨꯝ ꯋꯥꯗꯦ ꯑꯗꯨꯒꯤꯗꯤ꯫ ꯅꯪꯅ ꯑꯩꯁꯤ ꯀꯩꯅꯦ ꯍꯥꯏꯅꯅꯣ ꯎꯔꯤꯁꯦ? ꯅꯪꯒꯤ ꯃꯤꯠꯇ ꯍꯥꯏꯌꯨ, ꯑꯩꯁꯤ ꯀꯩꯅꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯎꯕꯒꯦ?" ꯂꯨꯁꯤꯅ ꯌꯥꯝ ꯆꯥꯛꯅ ꯍꯪꯂꯛꯄ ꯋꯥꯍꯪꯅꯤ ꯅꯤꯡꯊꯧꯂꯦꯝꯕ ꯃꯉꯣꯟꯗ꯫ ꯅꯤꯡꯊꯧꯂꯦꯝꯕꯁꯨ ꯑꯗꯨꯝ ꯈꯨꯝꯂꯛꯏ, "ꯅꯪꯕꯨ ꯅꯪ ꯑꯣꯏꯅ ꯎꯗ꯭ꯔꯗꯤ ꯀꯩ ꯑꯣꯏꯅ ꯎꯅꯤ? ꯑꯗꯣ ꯅꯪꯁꯦ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯅꯁꯨ ꯑꯗꯨꯝ ꯎꯏꯗ꯫ ꯑꯩꯗꯤ ꯈꯪꯗꯦ, ꯅꯪꯁꯦ ꯑꯩꯒꯤꯅꯤ꯫ ꯋꯥ ꯂꯣꯏꯔꯦ꯫ ꯈꯨꯗꯤꯡꯃꯛ ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏꯅꯕ ꯑꯩꯅ ꯇꯧꯔꯛꯄ ꯀꯨꯝꯍꯩ ꯉꯥꯛꯇꯅꯤ꯫ ꯅꯪꯒꯤ ꯀꯨꯝꯍꯩꯁꯤ ꯀꯌꯥꯝ ꯋꯥꯠꯂꯤ ꯁꯥꯟꯅꯈꯤꯒꯗꯧꯕ?
ꯑꯩꯕꯨ ꯑꯣꯠꯀꯗꯧꯕ ꯀꯌꯥꯝ ꯋꯥꯠꯂꯤꯕꯒꯦ? ꯅꯤꯡꯊꯧ ꯂꯦꯝꯕꯅ ꯑꯗꯨꯝ ꯃꯣꯜꯂꯤ ꯃꯣꯜꯂꯤ. ꯑꯩꯗꯤ ꯅꯪꯕꯨ ꯑꯣꯠꯇꯦꯅ. ꯅꯁꯥꯅ ꯅꯁꯥꯕꯨ ꯋꯥꯍꯟꯖꯕꯅꯤ. ꯅꯪꯅꯗ ꯅꯁꯥꯗ ꯆꯩꯊꯦꯡ ꯄꯤꯖꯕꯅꯤ. ꯑꯩꯗꯤ ꯅꯪꯉꯣꯟꯗ ꯏꯪꯅ ꯅꯨꯡꯁꯤ ꯍꯥꯏꯅ. ꯅꯪꯅ ꯑꯩꯉꯣꯟꯗ ꯀꯛꯁꯤꯡꯅꯕ ꯃꯨꯛꯄꯅꯤ. ꯑꯩꯗꯤ ꯅꯪꯉꯣꯟꯗ ꯃꯨꯛꯂꯝꯃꯣꯏꯗ. ꯃꯨꯛꯈꯤꯕ꯭ꯔꯅꯦ? ꯂꯨꯁꯤ ꯁꯣꯝꯗ ꯃꯊꯟꯇ ꯃꯈꯨꯠꯇꯨ ꯈꯨꯗꯨꯝ ꯇꯥꯁꯤꯟꯖꯩ, ꯃꯌꯥꯗꯨꯁꯨ ꯆꯤꯛꯁꯤꯟꯖꯩ. ꯅꯤꯡꯊꯧ ꯂꯦꯝꯕꯗꯤ ꯑꯗꯨꯃꯛ ꯃꯈꯥ ꯇꯥꯔꯛꯇꯨꯅ ꯍꯥꯏꯔꯤ. ꯑꯗꯨꯛ ꯅꯁꯥꯗ ꯆꯩꯅꯥ ꯄꯤꯖꯔꯤꯕꯗꯨꯕꯨ ꯅꯪꯕꯨ ꯋꯥꯗ꯭ꯔꯤꯕ꯭ꯔꯣ? ꯑꯩꯗꯤ ꯅꯪꯒꯤ ꯈꯟꯕꯗ ꯌꯦꯡꯕꯕꯨ ꯉꯝꯗ꯭ꯔꯦ. ꯉꯔꯥꯡꯂ ꯅꯍꯥꯟ ꯑꯃꯁꯨ ꯅꯣꯏ ꯍꯤꯔꯣꯒꯤ ꯃꯃꯥ ꯏꯕꯦꯝꯃꯗꯨꯅ ꯅꯌꯨꯝꯃꯛꯇꯗ ꯂꯥꯛꯂꯒ ꯅꯪꯕꯨ ꯇꯤꯟꯁꯤꯠ ꯃꯥꯏꯁꯤꯟꯅꯕ ꯃꯈꯩ ꯉꯥꯡꯂꯝꯃꯤ ꯍꯥꯏꯗꯥꯏꯅꯦ. ꯅꯪꯒꯤ ꯄꯥꯕꯨꯡ ꯐꯥꯎꯕꯗ ꯍꯥꯏꯔꯝꯂꯤꯕ ꯈꯣꯟꯗꯥꯗꯨꯗ ꯇꯥꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯑꯅꯥꯕ ꯍꯧꯔꯛꯄꯗꯒꯤ ꯑꯅꯥꯕ ꯍꯦꯟꯖꯤꯜꯂꯛꯇꯨꯅ ꯂꯩꯀꯟꯅꯩ ꯍꯥꯏꯗꯥꯏ. ꯌꯦꯡꯂꯨ, ꯑꯗꯨꯗ ꯑꯗꯨꯝ ꯈꯟꯖꯔꯣ ꯅꯁꯥꯅ. ꯅꯪ ꯍꯧꯖꯤꯛ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯕꯒꯦ ꯍꯥꯏꯕꯁꯦ. ꯅꯪꯕꯨ ꯍꯧꯖꯤꯛ ꯂꯧꯕꯤꯅꯕ ꯅꯨꯄꯥ ꯑꯝꯇ ꯂꯩꯔꯔꯣꯏ, ꯊꯣꯛꯂꯛꯂꯔꯣꯏ ꯑꯩ ꯅꯠꯇꯅ. ꯅꯪꯕꯨ ꯄꯨꯝꯍꯦꯟꯕꯒꯤ ꯃꯃꯥ ꯏꯕꯦꯝꯃꯗꯨꯅ ꯁꯨꯛꯄꯥꯝ ꯄꯥꯝꯈꯤꯗ꯭ꯔꯕꯅꯤ, ꯁꯤ ꯈꯪꯉꯨ. ꯅꯪꯕꯨ ꯍꯪꯒꯣꯏꯕꯁꯨ ꯄꯣꯛꯈ꯭ꯔꯕꯅꯤ. ꯂꯨꯁꯤ ꯃꯄꯤ ꯏꯔꯥ ꯆꯦꯟꯁꯤꯜꯂꯛꯏ, ꯃꯗꯨ ꯐꯥꯖꯤꯜꯂꯒ. ꯈꯨꯗꯤꯡꯃꯛꯁꯤꯡꯁꯤ ꯅꯪꯅ ꯂꯣꯏꯅ ꯁꯤꯟꯕ ꯅꯠꯇ꯭ꯔꯥ? ꯍꯥꯏꯌꯨ, ꯅꯪꯅ ꯅꯠꯇ꯭ꯔꯥ? ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤ ꯂꯩꯈꯥꯗ ꯆꯤꯡꯊꯔꯤꯕ? ꯃꯁꯤ ꯀꯔꯤꯒꯤꯅꯣ? ꯂꯨꯁꯤ, ꯇꯥꯅꯤꯡꯗꯦ, ꯇꯨꯃꯤꯟ ꯂꯩꯌꯨ. ꯑꯩꯗꯤ ꯅꯪꯕꯨ ꯂꯩꯈꯥꯗ ꯆꯤꯡꯊꯕ ꯂꯩꯇꯦ. ꯅꯪꯕꯨ ꯊꯥꯛ ꯋꯥꯡꯅ ꯅꯨꯡꯁꯤꯕꯤꯒꯦ ꯍꯥꯏꯕꯅꯤ. ꯅꯪꯇꯅ ꯂꯩꯈꯥꯗ ꯆꯣꯡꯊꯖꯕꯅꯤ. ꯑꯩ ꯇꯥꯅꯤꯡꯗꯦ. ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯋꯥꯍꯩꯗꯣ ꯑꯩ ꯁꯨꯛꯇꯥ ꯇꯥꯅꯤꯡꯗꯦ. ꯅꯪꯅ ꯃꯁꯤ ꯇꯥꯅꯤꯡꯗꯕ ꯍꯦꯜꯂꯤꯕ ꯃꯈꯩꯗꯤ ꯅꯪ ꯑꯗꯨꯃꯛ ꯑꯋꯥꯕ ꯀꯌꯥ, ꯆꯩꯅꯥ ꯀꯌꯥ ꯃꯥꯌꯣꯛꯅꯕ ꯍꯦꯜꯂꯛꯈꯤꯒꯅꯤ. ꯅꯤꯡꯊꯧ, ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯁꯨꯛ ꯃꯤꯐꯠꯇ ꯁꯥ ꯑꯣꯜꯂꯤꯁꯦ? ꯍꯩ ꯁꯤꯈ꯭ꯔꯣꯔꯥ? ꯅꯤꯡꯊꯧ ꯂꯦꯝꯕꯅ ꯁꯠ. ꯍꯩ ꯇꯥꯅꯤꯡꯗꯦ. ꯑꯗꯨꯒꯨꯝꯕ ꯑꯝꯇ ꯇꯧꯔꯛꯀꯅꯨ. ꯇꯧꯕꯁꯨ ꯌꯥꯔꯣꯏ. ꯑꯩ ꯋꯥꯔꯦ. ꯑꯩꯕꯨ ꯑꯣꯠꯄ ꯂꯦꯞꯂꯨ. ꯑꯩ ꯋꯥꯔꯦ. ꯅꯤꯡꯊꯧ ꯂꯦꯝꯕ ꯃꯣꯃꯣꯟ ꯅꯣꯛꯂꯛꯏ. ꯑꯗꯨꯒ ꯐꯔꯦ, ꯅꯪ ꯑꯃꯗꯤ ꯄꯨꯝꯍꯦꯟꯕ, ꯑꯩꯈꯣꯏꯅꯤꯒꯤ ꯋꯥꯔꯤꯁꯦ ꯄꯨꯝꯂꯣꯏ ꯂꯣꯏꯁꯤꯟꯍꯟꯕ ꯑꯩ ꯄꯥꯝꯃꯤ. ꯅꯪꯉꯣꯟꯗ ꯃꯥꯅ ꯌꯦꯜꯂꯛꯄ ꯉꯝꯗꯅꯕ ꯃꯉꯣꯟꯗ ꯗꯥꯛ ꯑꯃ ꯊꯝꯕ ꯑꯩ ꯄꯥꯝꯗꯦ. ꯂꯨꯁꯤꯅ ꯀꯔꯤ ꯗꯥꯛ? ꯄꯨꯝꯍꯦꯟꯕꯗꯨ ꯅꯪꯉꯣꯟꯗꯒꯤ ꯁꯦꯡꯅ ꯂꯥꯞꯍꯟꯈ꯭ꯔꯣ. ꯃꯔꯝꯗꯤ ꯅꯪꯉꯣꯟꯗ ꯍꯥꯏꯖꯤꯜꯂꯛꯇꯨꯅ ꯑꯣꯟꯁꯤꯜꯂꯛꯄ ꯌꯥꯗꯅꯕ ꯅꯪꯒꯤ ꯑꯁꯥꯎꯕꯗꯨꯗꯤ ꯑꯩꯅ ꯑꯗꯨꯝ ꯉꯝꯅꯕ ꯊꯦꯝꯂꯒꯦ. ꯂꯨꯁꯤꯗꯨ ꯈꯨꯝꯂꯛꯇꯦ. ꯅꯤꯡꯊꯧ ꯂꯦꯝꯕꯅ ꯃꯈꯥ ꯇꯥꯔꯛꯂꯗꯨꯅ, ꯅꯪꯉꯣꯟꯗꯒꯤ ꯄꯨꯝꯍꯦꯟꯕꯅ ꯂꯥꯞꯍꯟꯈꯤꯕꯒꯤ ꯊꯕꯛꯁꯤꯗꯤ ꯅꯪꯒꯤ ꯀꯣꯛ ꯑꯣꯏꯅ ꯁꯤꯖꯤꯟꯅꯖꯧ. ꯅꯪ ꯅꯀꯣꯛ ꯀꯌꯥ ꯌꯥꯝꯅ ꯂꯩ ꯍꯥꯏꯕꯗꯨꯁꯨ ꯌꯦꯡꯊꯣꯛꯄ ꯇꯥꯔꯦ ꯑꯩꯅ. ꯑꯩꯉꯣꯟꯗ ꯑꯗꯨꯛ ꯃꯨꯛꯂꯕꯅꯤꯅ ꯅꯀꯣꯛꯁꯨ ꯌꯥꯝ ꯏꯪꯂꯝꯒꯅꯤ ꯍꯥꯏꯕ ꯑꯩꯅ ꯈꯜꯂꯤ. ꯂꯨꯁꯤ, ꯅꯪꯅ ꯄꯨꯝꯍꯦꯟꯕꯕꯨ ꯅꯪꯉꯣꯟꯗꯒꯤ ꯂꯥꯞꯍꯟꯈꯤꯕ ꯉꯝꯂꯣꯏ ꯍꯥꯏꯔꯒꯅ ꯅꯪ ꯑꯣꯏꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯂꯥꯞꯈꯤꯕ ꯇꯥꯔꯦ. ꯂꯨꯁꯤ ꯃꯀꯣꯛ ꯉꯥꯎꯅ ꯍꯥꯏꯕꯗꯤ, ꯅꯪꯒꯤ ꯚꯤꯗꯤꯑꯣꯗꯣ ꯑꯩꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯒꯤ ꯃꯣꯕꯥꯏꯜꯗ ꯌꯧꯁꯤꯟꯍꯟꯗꯨꯅ ꯅꯪꯁꯤ ꯑꯣꯛꯇꯕꯤꯅꯤ ꯍꯥꯏꯅ ꯎꯍꯟꯒꯅꯤ. ꯃꯗꯨꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥꯗꯣ ꯅꯪ ꯈꯥꯡꯕ ꯉꯝꯗ ꯅꯪ ꯅꯁꯥꯒꯤ ꯄꯨꯟꯁꯤ ꯁꯣꯏꯗꯅ ꯃꯥꯡꯍꯟꯖꯈꯤꯅꯤ. ꯁꯤꯒꯤ ꯋꯥꯅꯤ. ꯂꯨꯁꯤꯗꯨ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ. ꯁꯥꯎꯅꯤꯡꯕꯅ ꯃꯁꯥꯗꯨ ꯐꯥꯎꯕ ꯊꯛ ꯅꯤꯛꯀꯗꯧꯔꯦ. ꯅꯤꯡꯊꯧ ꯂꯦꯝꯕ ꯃꯥꯅ ꯃꯥꯒꯤ ꯏꯖꯠꯄꯨ ꯈꯨꯕꯥꯝꯅꯨꯡꯗ ꯄꯥꯏꯁꯤꯜꯂꯒ ꯁꯥꯟꯅꯔꯛꯄ ꯂꯤꯂꯥ ꯍꯥꯏꯗꯣ ꯑꯣꯏꯕꯅ ꯂꯨꯁꯤ ꯎꯄꯥꯏ ꯁꯨꯛꯂꯩ ꯂꯩꯈꯤꯗꯕꯅꯤ. ꯊꯧꯅꯥ ꯐꯨꯗꯣꯛꯅꯤꯡꯕꯁꯨ ꯐꯨꯗꯣꯛꯄ ꯉꯝꯗ꯭ꯔꯤꯕꯅꯤ. ꯀꯥꯟꯅꯗꯦ. ꯑꯊꯨꯕꯗ ꯅꯪꯉꯣꯟꯗꯒꯤ ꯄꯨꯝꯍꯦꯟꯕꯅ ꯂꯥꯞꯈꯤꯅꯕ ꯁꯤꯜꯂꯨ. ꯅꯪꯉꯣꯟꯗ ꯀꯥ ꯍꯦꯟꯅ ꯑꯋꯥꯕꯁꯨ ꯑꯩ ꯄꯤꯅꯤꯡꯗꯦ. ꯅꯪꯒꯤ ꯑꯅꯥꯕꯗꯨꯒꯤꯁꯨ ꯑꯩ ꯋꯥꯈꯜ ꯌꯥꯝ ꯈꯜꯂꯤ. ꯃꯗꯨꯁꯨ ꯁꯔꯖꯔꯤꯔ ꯀꯩꯅꯣꯃ ꯇꯧꯅꯕ ꯇꯧꯁꯤ. ꯁꯤꯒꯤꯗꯃꯛ ꯅꯪꯅ ꯋꯥꯕꯤꯌꯨ ꯍꯥꯏꯗꯦ. ꯅꯪꯅ ꯉꯛꯆꯥꯎ ꯊꯦꯛꯂꯤꯕ ꯃꯈꯩ ꯅꯪꯉꯣꯟꯗ ꯍꯦꯟꯅ ꯋꯥꯕ ꯑꯣꯏꯒꯅꯤ. ꯁꯤꯃꯗꯤ ꯈꯪꯉꯨ. ꯂꯨꯁꯤ ꯍꯟꯗꯛꯃꯨꯛꯇꯤ ꯐꯣꯟꯗꯨꯗ ꯀꯞꯇꯨꯅ ꯂꯥꯎꯁꯤꯜꯂꯛꯏ. ꯄꯤꯌꯣ, ꯑꯩꯕꯨ ꯁꯥꯟꯅꯧ. ꯅꯪꯒꯤ ꯁꯥꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯈꯨꯠꯂꯥꯏ ꯑꯣꯏꯅ. ꯑꯩ ꯁꯤꯔꯁꯨ ꯉꯝꯅꯤꯌꯦ. ꯑꯩ ꯉꯝꯅꯤꯌꯦ. ꯅꯤꯡꯊꯧ ꯂꯦꯝꯕ ꯊꯃꯣꯏꯗꯨ ꯀꯟꯁꯤꯜꯂꯒ, ꯑꯁ ꯂꯨꯁꯤ, ꯅꯪꯅ ꯑꯩꯕꯨ ꯑꯣꯠꯂꯒ ꯅꯪꯒꯤ ꯑꯣꯏꯅꯕ ꯁꯤꯖꯤꯟꯅꯕ ꯂꯧ ꯀꯌꯥ ꯑꯗꯨꯅ ꯑꯩꯕꯨ ꯅꯪꯒꯤ ꯑꯣꯏꯕ ꯐꯪꯒꯅꯤ, ꯅꯪꯅ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯒꯅꯤ ꯍꯥꯏꯕꯗꯨꯗꯤ ꯅꯪ ꯅꯤꯡꯒꯅꯨ. ꯁꯨꯛꯅꯤꯡ ꯅꯤꯡꯒꯅꯨ. ꯅꯪ ꯎꯁꯤꯠꯇ꯭ꯔꯦ. ꯅꯪ ꯑꯩꯕꯨ ꯁꯦꯡꯅ ꯎꯁꯤꯠꯇ꯭ꯔꯦ. ꯌꯦꯡꯕ ꯇꯥꯏ. ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ. ꯍꯟꯗꯛꯀꯤ ꯊꯥꯅꯨꯡꯁꯤꯗ ꯄꯨꯝꯍꯦꯟꯕꯒꯤ ꯅꯥꯈꯩ ꯑꯃ ꯁꯦꯡꯂꯛꯀꯗꯕꯅꯤ. ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯑꯩꯅ ꯀꯔꯤ ꯐꯤꯕꯝꯗ ꯊꯝꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯉꯨ. ꯑꯩ ꯅꯨꯄꯥꯅꯤ. ꯑꯩꯅ ꯂꯥꯏꯅ ꯅꯪꯒꯤ ꯄꯨꯝꯍꯦꯟꯕ ꯍꯥꯏꯕ ꯅꯨꯄꯥꯗꯣ ꯍꯥꯠꯇꯣꯛꯄ ꯃꯄꯨꯟꯁꯤ ꯂꯣꯏꯁꯤꯟꯕ ꯉꯝꯃꯤ. ꯑꯗꯨꯕꯨ ꯑꯩ ꯃꯗꯨꯗꯤ ꯇꯧꯔꯣꯏ. ꯃꯔꯝ ꯍꯥꯏꯔꯒꯗꯤ ꯅꯪꯒꯤ ꯃꯤꯠꯀꯤ ꯄꯤꯅ ꯀꯪꯗ ꯂꯦꯜꯂꯒ ꯂꯩꯕꯗꯣ ꯑꯩꯅ ꯌꯦꯡꯕ ꯉꯝꯂꯣꯏ. ꯁꯤꯒꯤꯅꯤ. ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯕꯗꯣ ꯅꯪ ꯇꯧ.
ꯅꯠꯇ꯭ꯔꯕꯗꯤ ꯈꯨꯗꯤꯡꯃꯛ ꯐꯠꯇꯕꯔꯣꯝꯗ ꯂꯣꯏꯅ ꯂꯥꯛꯀꯅꯤ ꯈꯪꯂꯕ꯭ꯔꯥ? ꯑꯩ ꯇꯥꯅꯤꯡꯗꯦ, ꯑꯩ ꯀꯔꯤꯝꯇ ꯇꯥꯕ ꯄꯥꯝꯗꯦ ꯍꯥꯏꯔꯒ ꯂꯨꯁꯤꯗꯨ ꯀꯣꯜꯗꯨ ꯀꯛꯂꯒ ꯐꯣꯟꯗꯨ ꯃꯈꯥꯗ ꯂꯪꯊꯣꯛꯈ꯭ꯔꯒ ꯃꯃꯥꯏꯗꯨ ꯃꯈꯨꯠꯅ ꯈꯨꯝꯂꯒ ꯍꯤꯛ ꯇꯧꯔꯒ ꯀꯞꯂꯛꯂꯦ꯫ ꯂꯨꯁꯤꯒꯤ ꯋꯥꯈꯜꯗꯨꯗ ꯄꯤꯔꯛꯂꯤꯕ ꯄ꯭ꯔꯦꯁꯔ ꯃꯌꯥꯝꯗꯤ ꯌꯥꯝꯃꯟꯈ꯭ꯔꯦ, ꯑꯗꯨꯅ ꯃꯍꯥꯛ ꯄꯨꯕ ꯊꯥꯡꯕ ꯁꯨꯛꯉꯝ ꯉꯝꯗ꯭ꯔꯦ꯫ ꯅꯤꯡꯊꯧꯂꯦꯝꯕ ꯃꯥꯗꯤ ꯁꯣꯝꯗ ꯃꯗꯣꯝ ꯁꯣꯟꯖꯩ꯫ ꯅꯪꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯕꯨ ꯈꯪꯕꯤꯗ꯭ꯔꯤꯕ ꯃꯈꯩ, ꯑꯩꯒꯤ ꯅꯨꯡꯁꯤꯕꯗ ꯑꯦꯛꯁꯦꯞ ꯇꯧꯗ꯭ꯔꯤꯕ ꯃꯈꯩ ꯑꯣꯠꯀꯅꯤ, ꯅꯪꯕꯨ ꯑꯩꯅ ꯑꯣꯠꯀꯅꯤ, ꯆꯩꯅꯥꯁꯨ ꯄꯤꯒꯅꯤ, ꯑꯩꯅ ꯁꯥꯟꯅꯅꯤꯡꯕ ꯃꯑꯣꯡꯗꯁꯨ ꯁꯥꯟꯅꯒꯅꯤ꯫ ꯑꯗꯨꯕꯨ ꯄꯨꯝꯍꯦꯟꯕꯗ ꯃꯥꯅ ꯅꯥꯈꯩ ꯑꯃ ꯁꯦꯡꯂꯒ ꯇꯨꯃꯤꯟ ꯃꯥꯒꯤ ꯄꯨꯟꯁꯤꯅ ꯃꯐꯝ ꯑꯃ ꯈꯪꯅ ꯂꯩꯈ꯭ꯔꯕꯗꯤ ꯅꯪꯕꯨ ꯑꯣꯠꯂꯣꯏ꯫ ꯑꯩ ꯅꯪꯒꯤ ꯅꯈꯣꯡꯗ ꯇꯨꯖꯗꯨꯅ ꯅꯪꯅ ꯁꯥꯎꯕ ꯐꯅꯕ ꯅꯪꯒꯤ ꯋꯥꯔꯧꯕꯅ ꯐꯠꯇ꯭ꯔꯤꯕ ꯐꯥꯎꯕ ꯑꯩ ꯊꯦꯝꯒꯅꯤ, ꯑꯩꯅ ꯁꯣꯏꯗꯅ꯫ ꯃꯁꯤ ꯅꯠꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯅꯪꯕꯨ ꯆꯩꯅꯥ ꯄꯤꯕ ꯂꯦꯞꯂꯣꯏ ꯂꯨꯁꯤ꯫ ꯅꯨꯡꯁꯤꯕꯒꯤ ꯃꯌꯥꯏꯅ ꯀꯟꯃꯟꯈꯤꯕ ꯍꯥꯏꯗꯨ ꯑꯣꯏꯕꯅ ꯅꯤꯡꯊꯧꯂꯦꯝꯕꯗꯨ ꯐꯠꯇꯕ ꯇꯝꯊꯤꯕꯒꯤ ꯁꯛꯂꯣꯟ ꯑꯃꯗ ꯁꯥꯌꯣꯟꯈ꯭ꯔꯦ꯫ ꯈꯨꯗꯤꯡꯃꯛꯁꯤꯡꯁꯤ ꯂꯨꯁꯤ ꯃꯥꯒꯤ ꯅꯨꯡꯁꯤꯕꯅ ꯑꯣꯏꯍꯜꯂꯛꯄꯅꯤ꯫ ꯃꯥꯒꯤ ꯅꯨꯡꯁꯤꯒꯤ ꯏꯔꯤꯛ ꯐꯪꯗ꯭ꯔꯕ ꯅꯤꯡꯊꯧꯂꯦꯝꯕꯅ ꯁꯥ ꯑꯣꯜꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯅꯤꯡꯊꯧꯂꯦꯝꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯂꯥꯟꯗꯦ ꯍꯥꯏꯅ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏꯗꯧꯔꯤꯕ ꯑꯃꯅꯤ꯫ ꯃꯍꯥꯛ ꯂꯥꯜꯂꯤ ꯑꯃꯗꯤ ꯃꯍꯥꯛ ꯅꯨꯡꯁꯤꯕꯒꯤ ꯂꯝꯗ ꯏꯆꯪ ꯊꯧꯏ ꯍꯥꯏꯅ ꯍꯥꯏꯕ ꯌꯥꯏ꯫ ꯊꯣꯛꯂꯛꯂꯤꯕ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯃꯌꯥꯝ ꯑꯁꯤꯅ ꯃꯤꯀꯨꯞ ꯈꯔ ꯑꯃꯨꯛ ꯅꯥꯊꯩꯗꯨꯅ ꯊꯝꯈ꯭ꯔꯒ ꯋꯥꯔꯤ ꯃꯌꯥꯝ ꯃꯔꯛꯁꯤꯗ ꯁꯨꯛꯌꯥꯎ ꯌꯥꯎꯁꯤꯜꯂꯨꯗ꯭ꯔꯕꯤ ꯃꯇꯝ ꯑꯃꯒꯤꯅ ꯄꯨꯝꯍꯦꯟꯕꯒꯤ ꯅꯨꯡꯁꯤꯕꯗ ꯕꯩꯔꯤ ꯑꯣꯏꯔꯝꯕꯤ, ꯃꯤꯌꯥꯝꯅ ꯇꯧ ꯉꯝꯕꯤ ꯃꯤꯊꯤꯟꯒꯥꯏꯅꯤ ꯍꯥꯏꯅ ꯍꯥꯏꯅꯕꯤꯈ꯭ꯔꯕꯤ ꯅꯨꯄꯤ ꯃꯆꯥꯗꯣ ꯀꯗꯣꯝꯗ ꯆꯠꯈ꯭ꯔꯦ? ꯃꯌꯣꯜ ꯁꯅꯥꯒꯤ ꯃꯋꯥ ꯃꯄꯥꯎ ꯇꯥꯈꯤꯗꯕ ꯀꯨꯏꯔꯤ ꯄꯨꯝꯍꯦꯟꯕꯅ ꯂꯨꯁꯤ ꯑꯃꯗꯤ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛꯁꯤꯡꯗꯨꯅ꯫ ꯏꯁꯦꯡ ꯁꯦꯡꯅꯃꯛ ꯍꯦꯛ ꯍꯥꯏꯔꯕꯗ ꯃꯌꯣꯜ ꯁꯅꯥꯗꯨ ꯇꯨꯃꯤꯟ ꯃꯊꯟꯇ ꯂꯩꯖꯔꯦ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯊꯃꯣꯏ ꯃꯅꯨꯡ ꯑꯗꯨꯗ ꯄꯨꯝꯍꯦꯟꯕꯕꯨ ꯅꯨꯡꯁꯤꯕ ꯄꯣꯛꯈꯤꯕ ꯐꯥꯎꯈꯤꯕꯗꯨꯗꯤ ꯍꯟꯕ ꯂꯩꯇꯦ꯫ ꯑꯗꯨꯃꯛ ꯅꯨꯡꯁꯤꯔꯤ, ꯑꯗꯨꯃꯛ ꯄꯣꯛꯂꯤ ꯊꯃꯣꯏꯗꯨꯅ ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯗꯥꯍꯦꯟ꯫ ꯃꯥꯕꯨ ꯑꯗꯨꯛ ꯃꯤꯔꯥꯏꯕꯤꯕ ꯃꯇꯧ ꯑꯗꯨꯗꯗꯤ ꯃꯌꯣꯜ ꯁꯅꯥ ꯃꯥꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯗꯨꯅꯁꯨ ꯌꯦꯠꯂꯒꯨꯝꯒꯤ ꯌꯦꯠꯂꯔꯣꯏ ꯍꯥꯏꯅ ꯈꯜꯂꯗꯨꯅ ꯇꯨꯃꯤꯟ ꯂꯩꯁꯤꯜꯂꯒ ꯂꯩꯈꯤꯕꯅꯤ꯫ ꯁꯟꯗꯦ ꯅꯨꯃꯤꯠꯇꯨꯅꯤ꯫ ꯌꯨꯝꯗꯨꯗ ꯃꯌꯣꯜ ꯁꯅꯥ ꯃꯇꯣꯝꯇ ꯂꯩꯍꯧꯔꯤ꯫ ꯃꯕꯨꯡꯒ ꯃꯃꯥꯏꯕꯦꯝ ꯑꯗꯨꯒꯁꯨ ꯊꯕꯛ ꯑꯃ ꯄꯨꯟꯅ ꯆꯠꯊꯣꯛꯃꯤꯟꯅꯈꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯂꯩꯍꯧꯔꯤꯕꯁꯤ ꯃꯌꯣꯜ ꯁꯅꯥ ꯃꯇꯣꯝꯇꯅꯤ꯫ ꯃꯌꯣꯜ ꯁꯅꯥ ꯐꯣꯟꯗꯨꯗ ꯒꯦꯂꯔꯤ ꯆꯪꯗꯨꯅ ꯍꯥꯟꯅꯅ ꯊꯥꯏꯅ ꯂꯣꯟꯅ ꯀꯥꯞꯈꯤꯕ ꯄꯨꯝꯍꯦꯟꯕꯒꯤ ꯐꯣꯇꯣ ꯑꯃ ꯄꯨꯊꯣꯛꯂꯒ ꯃꯗꯨꯗ ꯁꯨꯝ ꯌꯦꯡꯗꯨꯅ ꯂꯩꯔꯛꯏ꯫ ꯅꯨꯡꯁꯤꯔꯁꯨ ꯅꯨꯡꯁꯤꯗꯕ ꯇꯝꯈ꯭ꯔꯦ, ꯄꯨꯛꯅꯤꯡꯅ ꯑꯣꯜꯂꯣꯏ ꯈꯜꯂꯁꯨ ꯑꯣꯟꯈ꯭ꯔꯦ ꯋꯥꯈꯜꯅ꯫ ꯉꯛꯏꯀꯣ, ꯉꯛꯇ꯭ꯔꯥ ꯑꯩꯒꯤ ꯏꯇꯧ ꯃꯌꯥꯝꯗꯣ? ꯅꯪꯕꯨ ꯅꯨꯡꯁꯤꯕꯅ ꯏꯀꯥꯏ ꯈꯪꯗꯕꯤ ꯑꯣꯏꯈꯤꯕꯅꯤꯀꯣ꯫ ꯅꯪꯅꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗ ꯅꯣꯡꯃꯇ ꯐꯥꯎꯕ ꯍꯥꯟꯅ ꯌꯦꯡꯕꯤꯔꯛꯈꯤꯗꯦ꯫ ꯗꯥꯍꯦꯟ, ꯅꯪꯁꯤ ꯊꯃꯣꯏ ꯌꯥꯝ ꯀꯟꯃꯜꯂꯤ꯫ ꯀꯔꯤꯒꯤ ꯑꯗꯨꯝ ꯊꯃꯣꯏꯕꯨ ꯀꯟꯕꯅꯣ? ꯅꯪ ꯑꯩꯒꯤ ꯅꯨꯡꯁꯤꯕꯒꯤ ꯄꯥꯞ ꯄꯨꯒꯅꯤ꯫ ꯑꯗꯨꯕꯨ ꯄꯨꯗꯕꯗꯤ ꯑꯣꯏꯁꯅꯨ, ꯃꯔꯝꯗꯤ ꯑꯩꯗꯤ ꯅꯪꯅ ꯋꯥꯔꯒ ꯌꯦꯡꯗꯨꯅ ꯂꯩꯕ ꯁꯨꯛꯉꯝ ꯉꯝꯂꯣꯏ꯫ ꯅꯪꯒꯤ ꯍꯔꯥꯎꯕꯗ ꯌꯦꯠꯅꯤꯡꯗ꯭ꯔꯗꯨꯅ ꯑꯩ ꯏꯁꯥꯅ ꯈꯪꯅ ꯍꯧꯖꯤꯛꯁꯨ ꯅꯪꯉꯣꯟꯗꯒꯤ ꯅꯐꯝꯗꯒꯤ ꯂꯥꯞꯄꯅꯤ, ꯑꯩꯅ ꯂꯥꯞꯊꯣꯛꯄꯅꯤ꯫ ꯃꯌꯣꯜ ꯁꯅꯥꯗꯨ ꯄꯤꯔ ꯊꯥꯡꯖꯤꯜꯂꯛꯏ꯫ ꯀꯔꯤꯒꯨꯝꯕ ꯏꯁꯣꯔꯅ ꯇꯝꯗꯨꯅ ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯖꯔꯕ, ꯑꯩꯒꯤ ꯅꯨꯡꯁꯤꯕꯕꯨ ꯃꯁꯛ ꯈꯪꯕꯤꯔꯛꯂꯕꯗꯤ ꯑꯩꯅ ꯀꯌꯥꯗ ꯍꯔꯥꯎꯖꯒꯗꯕ꯫ ꯗꯥꯍꯦꯟ, ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯅꯪꯒꯤ ꯊꯃꯣꯏꯗ ꯅꯨꯞꯇꯨꯅ ꯉꯥꯎꯔꯤ꯫ ꯑꯩ ꯉꯥꯎꯈ꯭ꯔꯦ ꯅꯪꯉꯣꯟꯗ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯉꯥꯎꯕꯤ ꯏꯇꯧꯁꯤꯅ ꯅꯐꯝꯗ ꯆꯠꯅꯗꯦ꯫ ꯑꯩꯕꯨ ꯍꯪꯒꯣꯏ ꯈꯟꯕꯤꯕ ꯏꯇꯧꯗꯨꯅ ꯑꯩ ꯏꯊꯟꯇ ꯊꯧꯅꯥꯁꯨ ꯍꯟꯖꯔꯤ꯫ ꯑꯩ ꯅꯪꯉꯣꯟꯗ ꯅꯛꯁꯤꯟꯅꯅꯕꯒꯤ ꯊꯧꯅꯥꯁꯨ ꯌꯥꯎꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ꯫ ꯃꯌꯣꯜ ꯁꯅꯥꯅ ꯑꯗꯨꯝ ꯂꯩꯔꯤꯉꯩ ꯃꯇꯥꯡꯗꯨꯗ ꯃꯥꯒꯤ ꯃꯅꯤꯡꯂꯣꯝꯗꯒꯤ ꯈꯣꯟꯖꯦꯜ ꯈꯔꯒ ꯋꯥꯍꯩ ꯑꯣꯏꯅ ꯍꯥꯏꯔꯒ ꯆꯪꯁꯤꯜꯂꯛꯄꯗꯨ ꯇꯥꯔꯛꯏ꯫ ꯏꯁ, ꯀꯩꯅꯣ ꯇꯧꯔꯝꯃꯤꯁꯤꯕꯣ? ꯐꯣꯟꯁꯤꯗ ꯀꯅꯥꯒꯤ ꯐꯣꯇꯣꯅꯣ ꯂꯣꯟꯅꯒ ꯌꯦꯡꯗꯅ ꯂꯩꯔꯝꯃꯤꯁꯤꯕꯣ? ꯃꯌꯣꯜ ꯁꯅꯥꯗꯣ ꯃꯃꯥꯏ ꯂꯩꯊꯣꯔꯛꯂꯒ ꯌꯦꯡꯂꯛꯏ꯫ ꯄ꯭ꯔꯦꯃꯤꯒ ꯃꯤꯁꯅꯥꯒ ꯑꯣꯏꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯅꯤꯗꯨꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯝꯂꯛꯏ꯫ ꯃꯌꯣꯜ ꯁꯅꯥꯒꯤ ꯐꯃꯨꯡꯗꯨꯗ ꯃꯌꯣꯜ ꯁꯅꯥꯗꯣ ꯐꯣꯟꯗꯨ ꯐꯠ ꯂꯣꯛ ꯇꯧꯁꯤꯟꯈ꯭ꯔꯒ, ꯀꯩꯅꯣ ꯂꯥꯛꯅꯤ ꯈꯣꯠꯅꯤꯒ ꯑꯝꯇꯁꯨ ꯍꯥꯏꯔꯛꯇꯅ ꯐꯨꯠ ꯍꯦꯛꯇ ꯐꯥꯎꯖꯤꯜꯂꯛꯏꯁꯤꯅ? ꯃꯤꯁꯅꯥꯅ, ꯑꯣ ꯊꯑꯣꯏꯒꯤ ꯕꯨꯠ ꯁꯥꯔꯒꯅꯦ ꯑꯩꯈꯣꯏꯅꯤ ꯅꯣꯏꯗ ꯇꯝꯅꯔꯨꯁꯦꯅ ꯍꯥꯏꯔꯒ ꯂꯥꯛꯏꯕ ꯅꯠꯇ꯭ꯔ ꯄ꯭ꯔꯦꯃꯤ? ꯄ꯭ꯔꯦꯃꯤꯅꯁꯨ, ꯍꯣꯏ ꯃꯥꯅꯤ꯫ ꯃꯌꯣꯜ ꯁꯅꯥꯅ, ꯑꯣ ꯐꯩꯌꯦ ꯌꯥꯝ ꯐꯩꯌꯦ, ꯅꯣꯏꯅꯤꯅ ꯉꯁꯤ ꯂꯥꯛꯄꯤꯔꯤꯁꯦ꯫ ꯂꯥꯛꯄꯨ ꯂꯥꯛꯃꯟꯗꯦ ꯍꯥꯏꯔꯤꯅꯤ, ꯇꯥꯟ ꯌꯥꯝ ꯆꯥꯔꯕꯅꯤ꯫ ꯌꯨꯝꯁꯤꯗ ꯏꯊꯟꯇꯅꯤ ꯉꯁꯥꯏꯗꯒꯤ ꯂꯩꯔꯤꯁꯦ꯫ ꯏꯁ, ꯑꯣ ꯅꯊꯟꯇ ꯂꯩꯕꯒꯤ ꯑꯣꯏꯔꯦ꯫
ꯅꯪꯅ ꯊꯥꯏꯅꯒꯤ ꯗꯥ ꯄꯨꯝꯍꯦꯟꯕꯒꯤ ꯐꯣꯇꯣꯒ ꯊꯥꯡꯗꯣꯛꯇꯅ ꯌꯦꯡꯂꯒ ꯇꯧ ꯂꯩꯔꯝꯃꯤꯗꯨꯗꯤ ꯃꯌꯣꯜ ꯁꯅꯥꯅ ꯁꯠ ꯑꯁ ꯅꯠꯇꯦꯀꯣ ꯄ꯭ꯔꯦꯃꯤꯅ ꯅꯨꯡꯁꯨ ꯅꯨꯡꯁꯤꯈ꯭ꯔꯕ ꯑꯣꯏꯔꯦꯗꯀꯣ ꯅꯪꯅ ꯗꯥ ꯄꯨꯝꯍꯦꯟꯕ ꯅꯨꯡꯁꯤꯕꯁꯦ ꯕꯦꯝꯃ ꯅꯪꯅꯦ ꯅꯪ ꯑꯩꯒꯤ ꯕꯣꯔꯗꯒꯤ ꯗꯥ ꯄꯨꯝꯍꯦꯟꯕꯒ ꯅꯣꯏꯅꯤ ꯈꯨꯖꯤꯟ ꯈꯨꯅꯥꯟꯊꯣꯛꯇꯒꯤ ꯁꯣꯏꯗꯅꯒ ꯊꯨꯡꯅꯕ ꯑꯣꯏꯖꯧꯀꯣ ꯃꯤꯁꯅꯥꯅꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯍꯥꯏꯖꯤꯜꯂꯛꯏ ꯑꯍꯣꯏꯕ ꯏꯇꯥꯁꯦ ꯑꯗꯥꯏꯅꯒ ꯇꯧꯔꯗꯤ ꯌꯥꯝ ꯐꯅꯤꯕꯣ ꯅꯨꯡꯉꯥꯏꯅꯤ ꯑꯁ ꯌꯥꯔꯤꯁꯤ ꯇꯥꯅꯤꯡꯗꯦ ꯅꯣꯏꯅꯤꯒꯤ ꯋꯥꯔꯤꯗꯣ ꯇꯣꯛꯑꯣ ꯑꯝꯇ ꯏꯁ ꯑꯗꯥꯏꯅꯒ ꯇꯧꯔꯗꯤ ꯅꯪꯅ ꯍꯔꯥꯎꯖꯗꯣꯏꯁꯦ ꯈꯪꯂꯤ ꯏꯕꯦꯝꯃ ꯃꯌꯣꯜ ꯁꯅꯥꯗ ꯈꯨꯝꯗꯕꯤ ꯇꯨꯃꯤꯟ ꯑꯣꯏꯅ ꯂꯩꯈ꯭ꯔꯦ ꯄ꯭ꯔꯦꯃꯤꯅ ꯑꯃꯨꯛ ꯀꯣꯂꯦꯖꯀꯁꯤꯅ ꯑꯃꯨꯛꯇꯣꯏꯕ ꯍꯥꯟꯅ ꯗꯥ ꯄꯨꯝꯍꯦꯟꯕ ꯍꯣꯏꯅ ꯂꯥꯛꯂꯤꯉꯩ ꯃꯣꯏꯅ ꯀꯥꯔꯤꯀꯥꯟꯗꯗꯤ ꯅꯣꯡꯃꯇꯐꯥꯎ ꯂꯦꯞꯁꯤ ꯌꯥꯗꯦ ꯑꯗꯨꯒ ꯍꯧꯖꯤꯛꯁꯤꯅ ꯅꯣꯡꯇ ꯐꯥꯎꯕ ꯀꯣꯂꯦꯖ ꯀꯥꯔꯛꯈꯤꯗ꯭ꯔꯤ ꯗꯥ ꯄꯨꯝꯍꯦꯟꯕ ꯍꯣꯏ ꯃꯣꯏꯒꯤ ꯃꯇꯝ ꯂꯣꯏꯈꯤꯕꯗꯒꯤ ꯃꯌꯣꯜ ꯁꯅꯥꯅ ꯇꯞꯅ ꯑꯁ ꯅꯠꯇꯦꯀꯣ ꯑꯩ ꯏꯁꯥ ꯀꯌꯥ ꯅꯨꯡꯉꯥꯏꯕ ꯑꯣꯏꯗꯕ ꯑꯗꯨꯒꯤꯅꯤ ꯑꯣ ꯈꯪꯉꯦ ꯂꯣꯏꯅ ꯈꯪꯉꯦ ꯅꯪꯅ ꯅꯁꯥ ꯉꯝꯗ꯭ꯔꯤꯗꯣ ꯑꯗꯨꯒꯤ ꯃꯔꯝꯗꯣ ꯑꯗꯨꯁꯨ ꯂꯣꯏꯅ ꯈꯪꯉꯦ ꯄ꯭ꯔꯦꯃꯤ ꯌꯥꯔꯦꯕ ꯃꯤꯁꯅꯥꯅ ꯑꯃꯨꯛ ꯑꯗꯣ ꯃꯌꯣꯜ ꯁꯅꯥ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯅꯪ ꯍꯧꯖꯤꯛꯇꯤ ꯗꯥ ꯄꯨꯝꯍꯦꯟꯕꯗꯒꯤ ꯂꯥꯞꯄꯒꯤ ꯂꯥꯞꯄ ꯑꯗꯨꯝ ꯂꯥꯞꯊꯣꯛꯂꯣ ꯋꯥꯈꯜꯗꯒꯤꯁꯨ ꯀꯥꯎꯅꯕ ꯍꯣꯠꯅꯈ꯭ꯔꯣ ꯅꯪꯅ ꯉꯝꯅꯤ ꯈꯜꯂꯒꯗꯤ ꯃꯌꯣꯜ ꯁꯅꯥ ꯁꯣꯔ ꯑꯃꯇꯪ ꯁꯥꯡꯂꯞ ꯍꯣꯟꯗꯣꯛꯏ ꯑꯗꯨꯒ ꯈꯪꯗꯦ ꯃꯤꯁꯅꯥ ꯑꯩ ꯃꯥꯕꯨ ꯀꯥꯎꯅꯕꯗꯤ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕꯨ ꯊꯃꯣꯏ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅꯗꯤ ꯃꯥꯕꯨ ꯗꯥꯍꯦꯟꯕ ꯅꯨꯡꯁꯤꯔꯒꯅꯨ ꯍꯥꯏꯕ ꯉꯝꯗꯦ ꯑꯩ ꯁꯦꯡꯅ ꯉꯝꯗ꯭ꯔꯦ ꯃꯌꯣꯜ ꯁꯅꯥ ꯑꯩꯅ ꯑꯁꯨꯛ ꯍꯦꯟꯖꯤꯟꯅ ꯃꯥꯕꯨ ꯅꯨꯡꯁꯤꯔꯨꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯑꯩ ꯏꯁꯥꯅꯁꯨ ꯈꯪꯖꯗꯦ ꯄ꯭ꯔꯦꯃꯤꯅ ꯇꯞꯅ ꯑꯩꯅ ꯁꯨꯝ ꯄꯥꯎ ꯑꯃ ꯇꯥꯕꯗ ꯗꯥ ꯄꯨꯝꯍꯦꯟꯕꯒ ꯂꯨꯁꯤꯒꯒꯤ ꯃꯔꯤꯁꯨ ꯀꯥ ꯍꯦꯟꯅ ꯐꯕ ꯑꯣꯏꯗ꯭ꯔ ꯃꯥꯜꯂꯤ ꯃꯅꯨꯡꯗ ꯋꯥ ꯈꯔ ꯂꯩꯔꯕ ꯃꯥꯜꯂꯤ ꯃꯌꯣꯜ ꯁꯅꯥꯅ ꯑꯣꯏꯅꯤꯡꯕ ꯑꯣꯏꯖꯁꯅꯨ ꯗꯥꯍꯦꯟꯅ ꯌꯥꯝ ꯅꯨꯡꯁꯤꯖꯕꯅꯤ ꯏꯆꯦ ꯂꯨꯁꯤꯗꯣ ꯑꯗꯨꯅ ꯀꯔꯤꯁꯨ ꯀꯥꯏꯅꯕ ꯈꯣꯠꯅꯕ ꯍꯥꯏꯕꯗꯨꯕꯨꯗꯤ ꯑꯣꯏꯔꯣꯏ ꯑꯗꯨꯕꯨꯗꯤ ꯑꯣꯏꯊꯣꯛꯂꯣꯏ ꯃꯌꯣꯜ ꯁꯅꯥꯒꯤ ꯃꯇꯧꯗꯨꯗ ꯃꯥꯒꯤ ꯃꯇꯥ ꯑꯅꯤꯗꯨꯁꯨ ꯅꯨꯡꯉꯥꯏꯖꯗ꯭ꯔꯕꯅꯤ ꯃꯤꯁꯅꯥꯅ ꯑꯗꯨ ꯐꯔꯦꯁꯦ ꯌꯥꯔꯦ ꯑꯣꯏꯅꯤꯡꯕ ꯂꯥꯛꯅꯤꯡꯕ ꯑꯃ ꯂꯥꯛꯂꯁꯅꯨ ꯑꯣꯏꯔꯁꯅꯨ ꯍꯧꯖꯤꯛꯇꯤ ꯃꯣꯏꯒꯤ ꯋꯥꯔꯤꯁꯤꯗꯅꯦ ꯂꯨꯞꯁꯤꯜꯂꯨꯔꯅꯨ ꯄ꯭ꯔꯦꯃꯤꯅꯁꯨ ꯍꯥꯏꯖꯤꯜꯂꯛꯏ ꯃꯌꯣꯜ ꯁꯅꯥ ꯅꯪꯁꯨꯅꯦ ꯗꯥ ꯄꯨꯝꯍꯦꯟꯕꯒꯤ ꯋꯥꯈꯜꯗꯣ ꯌꯥꯝ ꯊꯨꯅ ꯀꯥꯎꯅꯕ ꯇꯧ ꯀꯨꯏꯃꯟꯈ꯭ꯔꯦꯀꯣ ꯈꯟꯖꯤꯜꯂꯒ ꯂꯩꯔꯛꯏꯗꯣ ꯈꯪꯗꯦ ꯑꯩꯈꯣꯏꯗꯤ ꯅꯪꯒꯤ ꯅꯨꯄꯥ ꯑꯃ ꯁꯦꯝꯕꯤꯔꯁꯤꯔꯥ ꯍꯥꯏꯅ ꯃꯤꯁꯅꯥꯒ ꯑꯩꯈꯣꯏꯅꯤ ꯋꯥ ꯇꯥꯅꯕ ꯂꯣꯏꯔꯕꯅꯤ ꯅꯣꯏꯅꯤꯗꯤ ꯋꯥꯊꯤ ꯌꯥꯝ ꯇꯧꯔꯝꯃꯤꯅ ꯀꯩꯒꯤ ꯋꯥꯊꯤꯅꯣ ꯑꯍꯣꯏꯕꯅꯦ ꯍꯥꯏꯔꯤꯁꯤ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯣꯏꯁꯨ ꯑꯣꯏꯔꯣꯏꯗꯕꯗꯨꯗ ꯁꯨꯝ ꯂꯨꯞꯂꯒ ꯂꯩꯔꯤꯗꯨꯕꯣ ꯃꯌꯣꯜ ꯁꯅꯥ ꯈꯨꯝꯂꯛꯇ꯭ꯔꯦ ꯃꯤꯁꯅꯥꯅ ꯑꯣ ꯌꯥꯔꯦꯁꯦ ꯂꯣꯏ ꯂꯦꯞꯄꯨ ꯋꯥꯔꯤꯁꯦ ꯂꯥꯛꯑꯣ ꯄ꯭ꯔꯦꯃꯤ ꯏꯕꯥꯅꯤ ꯂꯥꯛꯄꯒꯤ ꯀꯩꯅꯣ ꯄꯤꯖꯧ ꯂꯥꯛꯑꯣ ꯑꯗꯨ ꯈꯛꯇꯗ ꯃꯌꯣꯜ ꯁꯅꯥꯅ ꯇꯞꯂꯤ ꯀꯩ ꯆꯥꯁꯤ ꯍꯥꯏꯅꯣ ꯀꯣꯕꯤꯁꯨ ꯈꯔ ꯑꯗꯨꯝ ꯂꯩꯔꯝꯅꯤ ꯁꯤꯡꯖꯨꯒ ꯀꯨꯞꯁꯨꯒ ꯆꯥꯁꯤꯔꯥ ꯅꯣꯏꯅꯤ ꯆꯥꯅꯤꯡꯕ꯭ꯔꯥ ꯄ꯭ꯔꯦꯃꯤꯅ ꯁꯠ ꯌꯥꯏꯌꯦ ꯀꯨꯞꯁꯨꯗꯣ ꯑꯗꯨꯝ ꯆꯥꯈꯤꯗꯕ ꯀꯨꯏꯔꯦ ꯍꯣꯏ ꯑꯗꯨꯗꯤ ꯑꯗꯨꯒ ꯁꯤꯡꯖꯨꯒ ꯄꯨꯟꯅ ꯆꯥꯔꯁꯤ ꯍꯣꯏ ꯂꯥꯛꯑꯣ ꯁꯦꯝ ꯁꯥꯕ ꯍꯧꯔꯁꯤ ꯂꯥꯛꯑꯣ ꯑꯗꯨꯝꯅ ꯃꯈꯣꯏ ꯃꯇꯥ ꯑꯍꯨꯝꯗꯨ ꯃꯔꯤ ꯍꯧꯒꯠꯅꯈ꯭ꯔꯒ ꯆꯥꯁꯤ ꯍꯥꯏꯅ ꯍꯥꯏꯅꯈ꯭ꯔꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯁꯤꯟꯕ ꯂꯥꯡꯕ ꯁꯦꯝꯕ ꯁꯥꯕ ꯇꯧꯈ꯭ꯔꯦ ꯍꯧꯖꯤꯟꯈ꯭ꯔꯦ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯌꯦꯡꯂꯨꯏ ꯃꯩꯁꯥ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯨꯏ ꯑꯋꯥꯕ ꯁꯤꯒꯤ ꯃꯔꯛ ꯃꯌꯥꯝꯁꯤꯗ ꯂꯨꯁꯤꯗꯨ ꯂꯩꯕꯗ ꯃꯍꯥꯛ ꯁꯦꯡꯅ ꯋꯥꯔꯛꯂꯦ ꯃꯍꯥꯛꯀꯤ ꯋꯥꯈꯜꯁꯤ ꯏꯪꯅ ꯈꯟꯊꯔꯒ ꯂꯩꯕꯁꯤ ꯁꯨꯒꯝ ꯍꯦꯛ ꯉꯝꯂꯛꯇꯕ ꯍꯥꯏꯗꯨ ꯑꯣꯏꯔꯕꯅꯤ ꯃꯍꯥꯛ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯋꯥꯈꯜꯗꯨ ꯈꯟꯖꯤꯟꯃꯟꯕꯒ ꯒ꯭ꯌꯥꯟ ꯑꯃꯨꯛ ꯃꯔꯛꯇ ꯉꯥꯎꯔꯕꯅꯤ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗ ꯃꯥꯅ ꯐꯪꯂꯤꯕ ꯆꯩꯅꯥꯁꯤ ꯑꯉꯛꯄ ꯐꯪꯅ ꯋꯥꯕ ꯆꯩꯅꯥ ꯃꯈꯜ ꯑꯃꯅꯤ ꯂꯨꯁꯤ ꯃꯈꯨꯠꯇꯨꯗ ꯀꯔꯤꯅꯣ ꯀꯧꯇꯥ ꯃꯆꯥ ꯑꯃ ꯄꯥꯏꯔꯒ ꯃꯗꯨꯗ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯂꯒ ꯁꯣꯟꯖꯩ ꯑꯩ ꯌꯦꯡꯕꯗ ꯌꯥꯝ ꯋꯥꯔꯦ ꯑꯁꯨꯛ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯏꯁꯥ ꯏꯊꯟꯇꯅ ꯃꯥꯡꯍꯟꯖꯔꯒꯦ ꯑꯃꯒꯤꯁꯨ ꯑꯅꯤꯡꯕ ꯑꯄꯦꯟꯕ ꯑꯣꯏꯗꯕ ꯑꯩ ꯁꯤꯒꯤ ꯊꯕꯛꯁꯤ ꯇꯧꯔꯒꯦ ꯑꯩ ꯋꯥꯔꯦ ꯑꯩꯕꯨ ꯈꯨꯠꯂꯥꯏ ꯑꯣꯏꯅꯁꯨ ꯁꯤꯖꯤꯟꯅꯕ ꯑꯩ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ ꯑꯩ ꯁꯥꯊꯤꯅ ꯋꯥꯔꯦ ꯅꯨꯡꯁꯤꯕꯁꯨ ꯃꯥꯡꯁꯅꯨ ꯑꯋꯥꯕꯁꯨ ꯇꯥꯁꯅꯨ ꯈꯨꯗꯤꯡꯃꯛꯁꯤ ꯀꯣꯛꯅꯕ ꯑꯩ ꯄꯣꯊꯥꯗꯨꯅ ꯇꯨꯃꯤꯟꯅ ꯏꯪꯅ ꯂꯩꯕ ꯑꯩ ꯄꯥꯝꯂꯦ ꯍꯥꯏꯔꯒ ꯂꯨꯁꯤꯗꯨ ꯃꯄꯤ ꯇꯥꯔꯛꯂꯦ ꯑꯗꯨꯕꯨ ꯃꯍꯥꯛ ꯊꯨꯅ ꯈꯟꯊꯕ ꯇꯧꯗ ꯃꯥꯅ ꯄꯥꯏꯔꯤꯕ ꯀꯧꯇꯥ ꯃꯆꯥ ꯑꯗꯨꯒꯤ ꯃꯈꯨꯝꯗꯨ ꯍꯥꯡꯗꯣꯛꯈ꯭ꯔꯒ ꯍꯩꯗꯨꯅ ꯊꯛꯅꯕ ꯊꯥꯡꯒꯠꯈ꯭ꯔꯦ
ꯄꯨꯛꯅꯤꯡꯅ ꯀꯉꯥꯎꯅꯔꯕꯗ ꯀꯔꯤꯕꯨ ꯋꯥꯈꯜꯗ ꯑꯐꯕ ꯈꯜꯂꯛꯀꯅꯤ? ꯋꯥꯈꯜꯅ ꯂꯩꯇꯥꯗ꯭ꯔꯕꯗ ꯀꯔꯤ ꯑꯁꯨꯝꯕ ꯀꯣꯛꯇꯨꯗ ꯅꯤꯡꯂꯛꯀꯅꯤ? ꯈꯨꯗꯤꯡꯃꯛ ꯐꯠꯇꯕ ꯍꯥꯏꯕꯗꯨꯒꯤ ꯐꯠꯇꯕꯗꯨꯗ ꯂꯣꯏꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯠꯇꯕꯒ ꯃꯔꯨꯞ ꯁꯥꯟꯅꯗꯨꯅ ꯐꯠꯇꯕꯗꯨꯒ ꯏꯔꯣꯏꯅꯗꯨꯅ ꯆꯠꯃꯤꯟꯅꯈꯤꯕ ꯍꯥꯏꯕꯁꯤ ꯃꯁꯥꯅ ꯑꯗꯨꯝ ꯇꯥꯔꯕꯅꯤ꯫ ꯃꯤ ꯑꯃꯅ ꯐꯠꯇꯕꯒ ꯃꯔꯨꯞ ꯑꯣꯏꯔꯛꯄꯒꯤ ꯃꯔꯝꯁꯤ ꯌꯥꯝꯅ ꯆꯥꯎꯅ ꯂꯩ꯫ ꯐꯠꯇꯕꯒ ꯃꯔꯨꯞ ꯑꯣꯏꯈ꯭ꯔꯕꯗꯤ ꯍꯟꯗꯣꯛꯄꯁꯨ ꯄꯥꯛꯅ ꯉꯝꯕ ꯅꯠꯇꯦ꯫ ꯐꯠꯇꯕ ꯍꯥꯏꯔꯒ ꯃꯈꯜ ꯃꯈꯥ ꯀꯌా ꯑꯃꯁꯨ ꯂꯩꯇꯕ ꯅꯠꯇꯦ꯫ ꯐꯠꯇꯕ ꯃꯈꯜ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯑꯃ ꯍꯥꯏꯌꯨ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯃꯤꯑꯣꯏꯕꯅ ꯃꯔꯝ ꯆꯥꯗ ꯊꯋꯥꯏꯒ ꯍꯛꯆꯥꯡꯒ ꯁꯦꯠꯅ ꯈꯥꯏꯅꯅꯤꯡꯕ ꯄꯣꯛꯂꯛꯂꯤꯕꯗꯨꯕꯨꯅꯤ꯫ ꯃꯁꯤꯒꯤ ꯐꯠꯇꯕ ꯑꯁꯤꯗ ꯂꯨꯁꯤ ꯍꯥꯏꯔꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯃꯍꯥꯛꯅ ꯆꯣꯡꯁꯤꯟꯗꯨꯅ ꯃꯔꯨꯞ ꯑꯣꯏꯒꯦ ꯍꯥꯏꯅ ꯊꯧꯔꯥꯡꯂꯨꯔꯦ꯫ ꯃꯇꯝꯗꯨ ꯅꯨꯃꯤꯗꯥꯡꯅꯤ꯫ ꯃꯝꯇꯥ ꯀꯥꯗ ꯃꯄꯨꯔꯣꯏꯕꯕꯨ ꯆꯥꯛ ꯏꯁꯤꯡ ꯄꯤꯖ ꯄꯤꯊꯛ ꯅꯤꯡꯊꯤꯅ ꯇꯧꯔ ꯃꯇꯨꯡ ꯀꯣꯜꯂꯤꯛꯁꯤꯡꯗꯨ ꯄꯥꯏꯔꯒ ꯊꯣꯔꯛꯂꯦ꯫ ꯆꯪꯂꯛꯏ ꯆꯥꯛꯈꯨꯝ ꯇꯝꯅ꯫ ꯂꯛꯀꯤꯁꯨ ꯃꯕꯨꯛ ꯂꯥꯝꯂ ꯃꯥꯜꯂꯦ ꯆꯥꯛꯈꯨꯝꯗꯨꯗ ꯐꯝꯂꯒ ꯂꯩꯔꯝꯃꯤ ꯆꯤꯌꯔꯗꯨꯗ ꯇꯧꯔꯒ꯫ ꯂꯛꯀꯤꯅ ꯃꯃꯥꯏꯕꯦꯝꯃ ꯎꯕꯗ, "ꯄꯥꯕꯨꯡ ꯆꯥꯛ ꯄꯤꯖꯕ ꯂꯣꯏꯔꯝꯂꯕ꯭ꯔꯥ ꯏꯃꯥ?" "ꯂꯣꯏꯔꯦ ꯂꯣꯏꯔꯦ, ꯄꯤꯖꯔꯝꯂꯦ꯫ ꯉꯁꯤꯗꯤ ꯅꯤꯡꯊꯤꯅ ꯆꯥꯏ ꯆꯥꯛꯀ ꯈꯔ ꯐꯖꯅ." "ꯑꯣ ꯐꯩꯅꯦ ꯑꯗꯨꯗꯤ." "ꯑꯩꯈꯣꯏꯁꯨ ꯑꯃꯨꯛ ꯆꯥꯅꯕ ꯇꯧꯔꯁꯤ, ꯏꯃꯥ ꯆꯥꯛ ꯊꯤꯕꯤꯔꯛꯂꯒꯦ." "ꯍꯣꯏ, ꯑꯩꯁꯨ ꯂꯥꯝꯃꯦ ꯍꯥꯏꯒꯦꯗꯅ ꯇꯧꯔꯝꯃꯤꯅꯦ." "ꯊꯤꯔꯛꯂꯒꯦ ꯏꯃꯥ, ꯅꯆꯟꯗꯨꯁꯨ ꯀꯧꯊꯧꯔꯒꯅꯦ ꯄꯨꯟꯅ ꯆꯥꯃꯤꯟꯅꯅꯕ." ꯃꯝꯇꯥ ꯋꯥꯍꯩ ꯍꯥꯏꯗꯨꯅ ꯆꯥꯛꯇꯨ ꯊꯤꯗꯣꯛ ꯈꯣꯠꯇꯣꯛꯄ ꯇꯧꯔꯛꯂꯦ꯫ ꯂꯨꯁꯤꯒ ꯄꯨꯟꯅ ꯃꯈꯣꯏ ꯍꯨꯝ ꯆꯥꯅꯕꯒꯤ ꯍꯥꯏꯅ꯫ "ꯁꯦ ꯅꯪ ꯍꯥꯟꯅ ꯆꯥꯕ ꯍꯧꯔꯝꯂꯣ ꯑꯆꯧꯕ, ꯑꯩ ꯅꯆꯜꯗꯣ ꯑꯃꯨꯛꯇ ꯀꯧꯔꯨꯈꯤꯒꯦ." "ꯍꯣꯏ ꯏꯃꯥ, ꯆꯥꯅꯤꯡꯗꯦꯅ ꯃꯔꯩ ꯇꯧꯔꯛꯂꯁꯨ ꯏꯟꯊꯤꯅ ꯊꯦꯝꯗꯧ ꯇꯧꯔꯒ ꯄꯨꯊꯔꯛꯑꯣ꯫ ꯁꯨꯝ ꯆꯥꯈꯤꯗ꯭ꯔꯗꯤ ꯌꯥꯔꯔꯣꯏ, ꯃꯁꯥꯗꯣ ꯁꯣꯟꯖꯤꯟꯈꯤꯕ ꯇꯥꯔꯦ." "ꯍꯣꯏ ꯑꯗꯨꯅꯤꯅꯦ ꯏꯃꯥꯅ ꯄꯥꯈꯠꯂꯤꯁꯤꯁꯨ." ꯂꯛꯀꯤ ꯋꯥ ꯃꯈꯥ ꯇꯥꯔꯛꯈꯤꯗ꯭ꯔꯦ, ꯆꯥꯛ ꯆꯥꯕ ꯍꯧꯈ꯭ꯔꯦ꯫ ꯃꯝꯇꯥꯁꯨ ꯆꯥꯛꯈꯨꯝꯗꯨꯗꯒꯤ ꯊꯣꯔꯛꯂꯒ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥꯅ ꯂꯩꯔꯤꯕ ꯑꯗꯣꯝ ꯇꯝꯅ ꯂꯥꯛꯏ꯫ ꯃꯆꯤꯜꯗꯁꯨ ꯀꯧꯏ ꯃꯆꯥꯕꯨ, "ꯂꯨꯁꯤ, ꯏꯃꯥꯒꯤ ꯂꯨꯁꯤ, ꯂꯨꯁꯤ, ꯅꯪꯕꯨ ꯀꯩꯗꯧꯔꯤꯕꯒꯦ? ꯏꯃꯥꯒꯤ ꯂꯨ..." ꯃꯝꯇꯥ ꯍꯥꯏꯔꯝꯕ ꯋꯥꯗꯨ ꯆꯞ ꯂꯦꯞꯂꯒ ꯂꯩꯈ꯭ꯔꯦ꯫ ꯃꯝꯇꯥ ꯃꯤꯠꯃꯥꯡꯗꯨꯗ ꯎꯔꯛꯏ ꯑꯃꯁꯨꯡ ꯅꯥꯀꯣꯡꯗꯨꯅ ꯇꯥꯔꯛꯏ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯅ ꯀꯔꯤꯅꯣ ꯀꯧꯇꯥ ꯑꯃ ꯄꯥꯏꯗꯨꯅ ꯃꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩꯗꯣ, "ꯑꯩ ꯍꯤꯡꯕꯗ ꯌꯥꯝ ꯋꯥꯔꯦ. ꯑꯁꯨꯛ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯏꯁꯥ ꯏꯊꯟꯇꯅ ꯃꯥꯡꯍꯟꯖꯔꯒꯦ. ꯑꯃꯒꯤꯁꯨ ꯑꯅꯤꯡꯕ ꯑꯄꯦꯟꯕ ꯑꯣꯏꯅꯕ ꯑꯩ ꯁꯤꯒꯤ ꯊꯕꯛꯁꯤ ꯇꯧꯔꯒꯦ. ꯑꯩ ꯋꯥꯔꯦ. ꯑꯩꯕꯨ ꯈꯨꯠꯂꯥꯏ ꯑꯣꯏꯅꯁꯨ ꯁꯤꯖꯤꯟꯅꯕ ꯑꯩ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯗ꯭ꯔꯦ, ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ. ꯑꯩ ꯁꯥꯊꯤꯅ ꯋꯥꯔꯦ. ꯅꯨꯡꯁꯤꯕꯁꯨ ꯃꯥꯡꯁꯅꯨ, ꯑꯋꯥꯕꯁꯨ ꯇꯥꯁꯅꯨ. ꯈꯨꯗꯤꯡꯃꯛꯁꯤ ꯀꯣꯛꯅꯕ ꯑꯩ ꯄꯣꯊꯥꯗꯨꯅ ꯇꯨꯃꯤꯟꯅ ꯏꯪꯅ ꯑꯩ ꯂꯩꯕ ꯄꯥꯝꯂꯦ. ꯑꯩ ꯄꯥꯝꯂꯦ." ꯍꯥꯏꯔꯒ ꯂꯨꯁꯤꯅ ꯃꯄꯤ ꯇꯥꯅ ꯀꯞꯂꯛꯄꯗꯨ ꯎꯏ ꯃꯝꯇꯥꯅ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯊꯨꯅ ꯂꯨꯁꯤꯅ ꯃꯈꯨꯠꯇꯨꯅ パイリꯕ ꯀꯧꯇꯥ ꯃꯆꯥꯗꯨꯒꯤ ꯃꯈꯨꯝ ꯑꯗꯨ ꯍꯥꯡꯗꯣꯛꯈ꯭ꯔꯒ ꯍꯩꯗꯨꯅ ꯊꯛꯀꯦ ꯇꯧꯕꯒꯤ ꯃꯑꯣꯡꯗꯨꯗ ꯃꯝꯇꯥꯗꯨ ꯉꯥꯎꯈꯤꯗꯨꯅ ꯂꯥꯎꯔꯒ ꯆꯦꯟꯁꯤꯜꯂꯛꯂꯦ꯫ ꯑꯗꯨꯒ ꯃꯆꯥꯒꯤ ꯃꯈꯨꯠꯇꯒꯤ ꯀꯧꯇꯥ ꯃꯆꯥꯗꯨ ꯂꯥꯛꯇꯨꯅ ꯃꯨꯜꯂꯒ ꯃꯊꯣꯡ ꯈꯪꯗ ꯂꯪꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯆꯥꯗ ꯃꯈꯨꯠꯇꯨꯅ ꯃꯊꯣꯡ ꯈꯪꯗ ꯊꯥꯖꯤꯜꯂꯒ, "ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯝꯂꯤꯕꯁꯤꯕꯨ ꯍꯥ? ꯀꯔꯤꯅꯣ? ꯅꯪ ꯋꯥꯈꯜ ꯑꯝꯇ ꯌꯥꯎꯗ꯭ꯔꯕ꯭ꯔꯣ? ꯅꯪꯅ ꯈꯜꯂꯝꯂꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯏꯃꯥꯒꯤ ꯂꯨꯁꯤ." "ꯏꯃꯥ..." ꯂꯨꯁꯤꯗꯨ ꯀꯞꯂꯛꯏ, ꯃꯝꯇꯥꯁꯨ ꯀꯞꯄꯤ꯫ "ꯏꯃꯥ, ꯑꯩꯒꯤ ꯀꯣꯛꯁꯤ ꯄꯨꯕ ꯉꯝꯗ꯭ꯔꯦ. ꯑꯩꯒꯤ ꯏꯊꯛꯁꯤꯗ ꯊꯥꯡꯒꯠꯂꯤꯕ ꯍꯧꯒꯠꯂꯛꯂꯤꯕ ꯄꯣꯠꯂꯨꯝ ꯃꯌꯥꯝꯁꯤ ꯑꯁꯤ ꯑꯩ ꯄꯨꯕ, ꯑꯩ ꯁꯦꯟꯅꯕ ꯉꯝꯗ꯭ꯔꯦ. ꯅꯆꯥ ꯈꯥꯡꯕ ꯌꯥꯝ ꯋꯥꯔꯦ ꯏꯃꯥ. ꯌꯥꯝ ꯋꯥꯔꯦ ꯏꯃꯥ. ꯏꯃꯥꯒꯤ ꯂꯨꯁꯤ." ꯍꯥꯏꯔꯒ ꯃꯝꯇꯥꯅ ꯃꯁꯥꯕꯨ ꯀꯣꯟꯁꯤꯜꯂꯒ ꯀꯞꯂꯛꯏ꯫ ꯂꯨꯁꯤꯁꯨ ꯀꯞꯄꯤ꯫ "ꯌꯥꯗꯦ, ꯏꯆꯥ ꯑꯗꯨꯝ ꯇꯧ. ꯏꯆꯥꯒꯤꯗꯃꯛ ꯅꯃꯥ ꯑꯩ ꯂꯩꯔꯤꯕꯁꯤꯗꯤ. ꯅꯪꯒꯤ ꯇꯥꯆꯧꯁꯨ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤ. ꯀꯔꯤꯒꯤꯅꯣ ꯃꯁꯤꯗ ꯅꯪꯅ ꯀꯤꯗꯨꯅ ꯅꯠꯇꯕ ꯋꯥꯈꯜ ꯃꯌꯥꯝ ꯑꯃ ꯈꯟꯖꯤꯜꯂꯤꯕꯕꯣ? ꯐꯠꯇꯦ, ꯇꯧꯒꯅꯨ, ꯑꯗꯨ ꯇꯧꯒꯅꯨ. ꯐꯠꯇꯦ, ꯏꯃꯥꯒꯤ ꯂꯨꯁꯤ, ꯃꯗꯨ ꯐꯠꯇꯦ. ꯏꯃꯥ, ꯅꯆꯥ ꯍꯤꯡꯕꯁꯤ ꯌꯥꯝ ꯋꯥꯔꯦ. ꯑꯩ ꯏꯪꯅ ꯆꯤꯛꯅ ꯂꯩꯈꯤꯕꯗꯨ ꯄꯥꯝꯂꯦ ꯏꯃꯥ. ꯑꯩ ꯄꯥꯝꯂꯦ ꯏꯃꯥ." ꯃꯝꯇꯥ
masabu hena chekna konsinja makhutuna masagi makok masamduda nanbiraga yade isana adugumba wakal khanba phatte khalhaide karigino asuk pangba thabak singsibu nangna tawgi hotnaramliba imagi lusi isana isagi punsibu manghanjaba haibasi khwaidagi phattaba amadi khwaidagi apangba misak aduna tawgadawbanine karigino isana pangba pangdaba migi singda sanki tawramlibadi amuk masabu mathadagi laukthokpi aduga masagi mapi kai-kaido amuk taithok khotok tawbiraga se ima wa haike munna taw nangna tawriba khaliba singsidane asoiba phattaba kaya ma yawri madu yawhangano nangna ta adum phattaba oikhraga mangzagadabasi aikhoita aduna karigi pukning sonthari thongna layo wakhalduda laman gi mairi sunaba saknaba hotnauni magi lusi ima nachada thongna laitri madugi thongna laitri ima karigi laitani lairi isagi thongna iman hawkani ne mina laksaba yabrado ima asumna mamta mana masagi pukningdo onaba wari watai kaya sabirakle mamta do sengna ngasigi oiramliba lusigi phibam mawung matawduda pakhatpasu pokhrabani mihul khato amata mathong khangkhijabani mamta na tumin mabukta solai hei isabu asuk thina saina chaithen piraklibase ningthau yumsida sadogum laksinaramba ibungo ningthau lemba nangna mamtagi pukningna adum sunjaraklabasu amuk wakhaltuna khantharakpadadi asum amuk khanjaraklame adubu maraksida oiriba mayamsi masigi haurakpamsi karigidamak ibungo ningthauna aigi isasibu nam hatawriba manungda wari kharadi leifam thokle natraga sengna nupa masa aduna aigi isa nupi lusisibu nungsiba apama poklaba sala ibungo ningthauna poklaba sala masigi natana maram atai lengni sina oigani maramsi aina khallibasina mawon gi wakhalni mamtana khalaklibu wakhaldo khalakliba sing aduda asumbasu yawri mana lamsillaklaga ninglakliba sing aduda sum khantharubada sengna wakalduna jap yungna lepkhre madubu ningthau lembana magi masanupi lusi nungsibagi nam ha tawbani haina adum oinamak ashaubasu adum loinari pokli mamta magi masaduda nagalamarom-dana pumhenbagi mamai bema indu mana iseng sengna lusibu mamo oina lausinba amadi yumduda pusinba pamtre lausillaroi haibasi mayek sengna lana khangba ngamkhre adubu pumhenba manadi kaidori mahak lusigi wakhalda pumlup-luppa haibadu oikre thabai khang chatkani khotkani jagani thakani haiba amata mathong khangba zat datkidre mahak tumin masi ungduna ta laikre induna amuk su singnai masagi matauda madudi lusigi video do masu urubadagi masanu pasi thawai nungai traduna unglaga tumin laikhrabra haina phawba khalle numittu sungai pumhenba kadagi masi lenglakte induna sa ising pumba loisillaga mapuroiba busu pisa pitak tawkhraga masagi manakta laklami pumhenba do sobhadu unglaga phamduna leirami induna pumhenba imaga sa ising sa thoknaba tawrurasi lao nang babungsu chaba thakpa loiduna ne thabak ka haidokre ekhoini imai sa ta ngairi lao chathoklurasi pumhenba ihai hainingdana ima ai chaningtre ima dum sa thokpiruro hei kona sarsu sarake imagi pumhenba nangna summarei tawraga urei parei tawduna laklibase kayamdi kuire nati nangbu kari tawrage isa kai tawrage ba ima nasa kaisu tawdi tawdraga karigino hanak kaino ma iwan onlibase sina karigino imagi wakalnani ai karisu onde imagi pumhenba haisi nangbu pokliba namani ne nama nangi maong karigi aina khangloidabagene
ꯄꯨꯝꯍꯦꯟꯕ ꯇꯨꯃꯤꯟ ꯂꯩꯁꯤꯟꯈꯤ꯫ ꯏꯟꯗꯨꯅ ꯃꯈꯥ ꯇꯥꯔꯛꯂꯗꯨꯅ, "ꯅꯠꯇꯦ, ꯊꯕꯛ ꯏꯪꯈꯥꯡꯗꯒ ꯑꯃꯠꯇ ꯊꯋꯥ ꯁꯥꯔꯛꯇ꯭ꯔꯤꯁꯤꯅ ꯀꯔꯤꯒꯤꯅꯣꯕ ꯅꯪꯕꯨ? ꯑꯁ ꯏꯃꯥ, ꯌꯥꯔꯦ, ꯏꯁꯧꯗꯨ ꯂꯦꯞꯄꯨ. ꯅꯆꯥ ꯀꯣꯛ ꯌꯥꯝ ꯁꯥꯏꯕ꯫ ꯄꯨꯝꯍꯦꯟꯕ, ꯅꯪꯅ ꯇꯧꯔꯤꯗꯣ ꯈꯜꯂꯤꯗꯣ ꯑꯩ ꯂꯣꯏꯅ ꯈꯪꯏ꯫ ꯑꯩꯅ ꯈꯪꯏ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯏꯃꯥꯅ ꯆꯤꯟꯅ ꯊꯣꯛꯅ ꯍꯥꯏꯕ ꯉꯥꯡꯕ ꯍꯧꯔꯛꯇ꯭ꯔꯤꯉꯩ ꯅꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯖꯍꯧꯀꯣ꯫ ꯑꯁ ꯏꯃꯥ, ꯑꯗꯨꯛ ꯂꯨꯅ ꯍꯛꯆꯤꯟꯅ ꯈꯟꯕ ꯍꯧꯅꯗꯦ꯫ ꯑꯇꯣꯞꯄ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ, ꯀꯥꯟꯅꯗꯦ ꯆꯥꯛ ꯆꯥꯅꯕꯁꯤ꯫ ꯏꯃꯥ ꯑꯗꯨꯝ ꯄꯨꯛꯁꯤ ꯂꯥꯝꯂꯦ, ꯂꯥꯛꯑꯣ ꯆꯥꯛꯈꯨꯝꯗ ꯊꯨꯅ." "ꯏꯃꯥ, ꯏꯆꯥꯅꯤꯡ..." ꯏꯟꯗꯨꯅ ꯃꯥꯒꯤ ꯊꯣꯛꯄ ꯍꯥꯏꯔꯛꯏ, ꯆꯠꯄꯁꯨ ꯍꯧꯅ ꯀꯥꯗꯨꯗꯒꯤ꯫ "ꯍꯩ, ꯋꯥ ꯃꯈꯥ ꯇꯥꯔꯛꯀꯅꯨ, ꯇꯥꯔꯛꯄ ꯌꯥꯔꯣꯏ꯫ ꯅꯁꯥꯅ ꯈꯪꯅ ꯀꯨꯝꯊꯔꯛꯎ꯫ ꯑꯩꯕꯨ ꯋꯥ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯁꯨꯅ ꯍꯥꯏꯍꯜꯂꯛꯀꯅꯨꯀꯣ꯫ ꯅꯃꯥꯁꯨ ꯁꯥꯎꯕ ꯍꯩ, ꯑꯩꯁꯨ ꯌꯥꯝ ꯍꯩꯀꯣ." ꯏꯟꯗꯨꯗꯨ ꯄ꯭ꯔꯞ ꯑꯗꯨꯝ ꯋꯥꯗꯣ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯄꯨꯝꯍꯦꯟꯕꯁꯨ ꯐꯝꯂꯤꯕꯗꯨꯗꯒꯤ ꯍꯧꯒꯠꯂꯛꯂꯒ ꯀꯥꯗꯨꯗꯒꯤ ꯃꯈꯣꯡꯗꯨ ꯊꯥꯡꯗꯣꯔꯛꯄ ꯍꯧꯏ꯫ "ꯑꯩꯅ ꯁꯣꯝꯗ ꯃꯥꯒ ꯄꯥꯎ ꯐꯥꯎꯅꯕ ꯐꯪꯗꯕꯒꯤ ꯋꯥꯔꯤꯁꯤꯗꯤ ꯀꯔꯤꯝꯇ ꯈꯪꯕꯤꯕ ꯅꯠꯇꯦ꯫ ꯑꯗꯨꯒ ꯃꯥꯒꯤ ꯊꯣꯛꯄ ꯄꯪꯉꯥꯡꯗ ꯉꯥꯡꯉꯤꯕ꯫ ꯃꯗꯨꯒꯤ ꯅꯨꯄꯤꯗꯨꯅ ꯃꯔꯣꯜ ꯑꯃ ꯑꯩꯕꯨ ꯑꯁꯨꯛ ꯊꯤꯅ ꯑꯣꯠꯄ, ꯋꯥꯍꯟꯕ꯫ ꯃꯥ ꯍꯦꯟꯗꯤ ꯍꯦꯟꯃꯟꯕꯅꯤ꯫ ꯑꯩꯕꯨ ꯁꯨꯃꯥꯏꯅ ꯍꯦꯛ ꯇꯧꯕꯒꯤ ꯑꯣꯠꯂꯤꯗꯀꯣ." ꯄꯨꯝꯍꯦꯟꯕ ꯃꯊꯟꯇ ꯋꯥꯗꯨ ꯁꯣꯟꯅ ꯊꯣꯔꯛꯂꯦ꯫ ꯑꯗꯨꯒ ꯀꯤꯆꯟ ꯇꯝꯅ ꯂꯥꯛꯂꯒ ꯃꯍꯥꯛ ꯉꯁꯤꯗꯤ ꯃꯃꯥ ꯏꯕꯦꯝꯃꯅ ꯍꯥꯏꯕ ꯋꯥꯗ ꯌꯥꯗꯨꯅ ꯏꯟꯅꯕ ꯍꯣꯠꯅꯈ꯭ꯔꯦ꯫ ꯆꯥꯛ ꯏꯁꯤꯡꯁꯨ ꯅꯤꯡꯊꯤꯅ ꯆꯥ ꯊꯛꯄ ꯇꯧꯈ꯭ꯔꯦ ꯄꯨꯝꯍꯦꯟꯕ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯅꯤ꯫ ꯂꯨꯁꯤꯗꯨ ꯋꯥꯈꯜ ꯃꯌꯥꯝ ꯑꯃ 8,000 ꯊꯣꯛꯅ ꯃꯍꯥꯛ ꯈꯜꯂꯛꯂꯦ꯫ ꯃꯥꯒꯤ ꯋꯥꯈꯜꯗꯨꯅ ꯈꯟꯕ ꯌꯥꯕ ꯈꯜꯂꯛꯂꯕ ꯇꯨꯡꯗ ꯃꯥꯅ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯑꯃ ꯊꯨꯡꯕ ꯉꯝꯈ꯭ꯔꯦ꯫ ꯃꯗꯨꯗꯤ ꯃꯍꯥꯛꯅ ꯈꯜꯂꯤ, ꯑꯩ ꯂꯥꯞꯂꯒꯦ꯫ ꯗꯥꯍꯦꯟꯒꯤ ꯄꯨꯟꯁꯤꯗꯒꯤ ꯂꯥꯞꯂꯒꯦ꯫ ꯑꯩꯉꯣꯟꯗ ꯏꯅꯥꯛꯇ ꯅꯛꯁꯤꯜꯂꯛꯄ ꯌꯥꯗꯅꯕ ꯃꯑꯣꯡ ꯑꯃꯗꯁꯨ ꯊꯝꯂꯒꯦ꯫ ꯑꯩꯅ ꯁꯝꯕꯜ ꯑꯃꯁꯨ ꯈꯥꯒꯠꯂꯒꯦ ꯁꯣꯏꯗꯅ, ꯃꯥ ꯑꯩꯒꯤ ꯃꯔꯛꯁꯤꯗ." ꯂꯨꯁꯤ ꯑꯗꯨꯝ ꯋꯥꯈꯜꯗꯨꯅ ꯆꯞ ꯌꯨꯡꯅ ꯈꯟꯕ ꯌꯥꯕ ꯃꯈꯩ ꯈꯜꯂꯕ ꯇꯨꯡꯗ ꯃꯍꯥꯛ ꯄꯨꯝꯍꯦꯟꯕꯒꯤ ꯆꯥꯟꯅꯕ ꯃꯔꯨꯞ ꯄꯥꯔꯤ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯂꯦ꯫ ꯄꯥꯔꯤꯁꯨ ꯊꯥꯖꯗꯅ, ꯂꯨꯁꯤ, ꯀꯩꯅꯣ ꯌꯥꯝ ꯊꯥꯖꯗꯅ? ꯑꯗꯣ ꯅꯪꯕꯨ ꯅꯥꯕ ꯈꯔ ꯐꯔꯕ꯭ꯔꯣ? ꯀꯌꯥꯝ ꯊꯤꯅ ꯅꯥꯔꯤꯅꯣ?" ꯂꯨꯁꯤꯁꯨ ꯑꯣꯏꯗꯕ ꯑꯗꯨꯝ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯏ꯫ "ꯐꯔꯦ, ꯅꯨꯡꯉꯥꯏꯔꯦ ꯍꯧꯖꯤꯛꯇꯤ ꯏꯁꯥ." "ꯑꯗꯣ ꯅꯪꯗꯣ ꯄꯨꯝꯍꯦꯟꯕꯒ ꯄꯥꯎ ꯑꯝꯇ ꯐꯥꯎꯅꯗ꯭ꯔꯕ ꯇꯧꯔꯤꯁꯤꯕꯣ? ꯁꯣꯝꯗ ꯃꯗꯨꯗꯤ ꯍꯨꯏ ꯑꯉꯥꯎꯕꯗꯧꯅ ꯆꯞ ꯃꯥꯟꯅꯔꯦ꯫ ꯅꯪꯕꯨ ꯀꯉꯥꯎꯅꯔꯤꯅꯦ ꯃꯗꯣ." ꯂꯨꯁꯤ ꯅꯣꯛꯁꯤꯟꯅꯔꯛꯂꯒ, "ꯑꯩ ꯏꯁꯥ ꯅꯨꯡꯉꯥꯏꯇꯕꯒꯤ ꯐꯣꯟꯁꯤ ꯄꯥꯏꯔꯨꯗ꯭ꯔꯦ ꯀꯨꯏꯅ, ꯑꯗꯨꯒꯤ ꯏ ꯄꯥꯎ ꯐꯖꯅ ꯐꯥꯎꯅꯕ ꯐꯪꯈꯤꯗꯕꯅꯦ." "ꯑꯣ, ꯑꯗꯨꯒꯤ ꯑꯣꯏꯔꯝꯂꯅꯤ꯫ ꯅꯍꯥꯟ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯑꯩꯒ ꯄꯨꯝꯍꯦꯟꯕꯒ ꯅꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯅꯣꯏ ꯇꯥꯆꯧꯗꯨꯅ ꯊꯣꯔꯛꯂꯒ ꯑꯗꯨꯝ ꯅꯝꯗꯅ ꯆꯪꯍꯜꯂꯛꯇ꯭ꯔꯦ꯫ ꯑꯩꯈꯣꯏꯅꯤ ꯑꯗꯨꯝ ꯒꯦꯠꯇꯒꯤ ꯍꯜꯂꯤ." "ꯑꯣ, ꯑꯩꯈꯣꯏ ꯇꯥꯆꯧꯗꯤ ꯌꯥꯝ ꯁꯥꯊꯤꯕꯅꯤ, ꯍꯥꯏꯅ ꯇꯥꯅꯕ ꯑꯝꯇ ꯌꯥꯗꯕꯅꯤ, ꯈꯔ ꯐꯤꯡꯒꯟꯕꯅꯤ, ꯑꯗꯨꯏꯅꯤ ꯅꯣꯏ ꯂꯥꯟꯅ ꯂꯧꯅꯨꯀꯣ ꯄꯥꯔꯤ." "ꯂꯧꯗꯦꯗ ꯑꯗꯨꯕꯨꯗꯤ. ꯑꯗꯣ ꯅꯣꯏ ꯇꯥꯆꯧꯗꯨꯗꯤ ꯌꯥꯗꯦꯀꯣ, ꯁꯦꯡꯅ ꯌꯥꯗꯦ, ꯃꯇꯥ ꯑꯃꯅꯤ." ꯂꯨꯁꯤ ꯋꯥꯔꯤꯗꯨ ꯑꯃꯔꯣꯝꯗ ꯁꯠ ꯑꯣꯜꯂꯛꯂꯒ, "ꯍꯣꯏꯁꯦ, ꯑꯗꯣ ꯑꯩꯅ ꯅꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯂꯤꯁꯦ." "ꯍꯥꯏꯌꯨ ꯍꯦꯛꯇ ꯂꯨꯁꯤ, ꯀꯩ ꯂꯩꯔꯒꯦ?" ꯂꯨꯁꯤ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯀꯩꯅꯣꯅꯤ, ꯑꯩꯁꯤ ꯅꯪꯒ ꯋꯥꯔꯤ ꯑꯃꯇꯪ ꯁꯨꯝ ꯈꯔ ꯀꯨꯞꯅ ꯁꯥꯟꯅꯅꯤꯡꯕ, ꯑꯗꯨꯒꯤ ꯁꯨꯝ ꯇꯧꯔꯛꯄꯅꯤ ꯐꯣꯟꯁꯤ." ꯄꯥꯔꯤꯅ, "ꯀꯩ ꯃꯇꯥꯡꯒꯤ ꯋꯥꯔꯤꯅꯣ ꯍꯥꯏꯁꯤꯕꯣ? ꯌꯥꯏꯌꯦ, ꯑꯗꯨꯝ ꯍꯦꯛꯇ ꯍꯥꯏꯌꯨ, ꯄꯨꯟꯅ ꯑꯗꯨꯝ ꯈꯟꯅꯁꯤ." "ꯑꯗꯣ ꯑꯩ ꯐꯣꯟꯁꯤꯗ ꯍꯥꯏꯕꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ. ꯑꯁꯦꯡꯕꯗ ꯑꯣꯏꯅ ꯊꯦꯡꯅꯔꯒ ꯅꯪꯒ ꯐꯖꯅ ꯋꯥꯔꯤ ꯑꯃ ꯌꯥꯝ ꯂꯨꯅ ꯅꯤꯡꯊꯤꯅ ꯈꯟꯅꯕ, ꯀꯨꯞꯅ ꯁꯥꯟꯅꯕ ꯄꯥꯝꯃꯤ ꯑꯩꯅꯗꯤ." ꯄꯥꯔꯤꯗꯨ ꯂꯨꯁꯤꯒꯤ ꯋꯥꯉꯥꯡꯗꯨꯗ ꯀꯔꯤꯅꯣ ꯍꯥꯏꯅ ꯀꯣꯛꯇꯨꯗ ꯇꯨꯃꯤꯟ ꯈꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯈꯨꯝꯕꯗꯤ ꯑꯗꯨꯝ ꯈꯨꯝꯂꯛꯂꯝꯃꯤ ꯄꯥꯎꯈꯨꯝꯗꯣ꯫ "ꯑꯣ, ꯍꯣꯏ, ꯌꯥꯏꯌꯦ ꯑꯗꯨꯁꯨ. ꯑꯁ, ꯌꯥꯝ ꯂꯨꯕꯒ ꯃꯥꯜꯂꯦ ꯁꯥꯗꯣꯏ ꯋꯥꯔꯤꯁꯦ, ꯅꯪꯒꯤ ꯈꯨꯍꯥꯏꯁꯤꯅ." ꯂꯨꯁꯤꯅ, "ꯍꯣꯏ, ꯈꯔꯗꯤ ꯂꯨꯔꯤ ꯋꯥꯔꯤꯁꯦ, ꯑꯔꯥꯏꯕꯗꯤ ꯅꯠꯇ꯭ꯔꯦ ꯄꯥꯔꯤ." ꯍꯣꯏꯁꯦ. ꯑꯗꯨꯒꯤꯕꯨ ꯀꯣꯛ ꯀꯔꯤꯅꯣ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯔꯒ ꯁꯥꯟꯅꯔꯒ ꯂꯣꯏꯔꯦ. ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯄ ꯑꯣꯏꯔꯝꯂꯁꯨ ꯁꯣꯜꯚ ꯇꯧꯕꯗ ꯃꯇꯦꯡ ꯇꯧꯅꯤꯗ, ꯄꯨꯟꯅ ꯁꯣꯜꯚ ꯇꯧꯃꯤꯟꯅꯕ ꯍꯥꯏꯗꯨꯅꯤ." "ꯑꯗꯨꯃꯛꯅꯤ ꯑꯩꯅ ꯈꯜꯂꯛꯂꯤꯁꯤꯁꯨ. ꯅꯪ ꯅꯠꯇꯅ ꯑꯩꯒꯤ ꯃꯇꯦꯡ ꯇꯧꯕꯤꯅꯕ ꯃꯔꯨꯞꯁꯦ ꯂꯩꯇ꯭ꯔꯕ. ꯑꯗꯨꯒꯤ ꯇꯉꯥꯏ ꯐꯗꯅ ꯅꯉꯣꯟꯗ ꯍꯥꯏꯔꯛꯄꯅꯤ, ꯅꯪ ꯁꯥꯎꯒꯅꯨ, ꯑꯗꯨꯒ ꯌꯥꯗꯕꯁꯨ ꯇꯧꯒꯅꯨꯀꯣ ꯄꯥꯔꯤ."
Lucy soidana yani adugidi ai yani kaino nang wakhal yam nungai ta male nang kai dor Lucy kai imta tawde ado nang kari numita sangbagi kai numita nang free oigani pari na aigi wadi adum iyai da matamdo nang hayeng toina sum lage su yai di oh adudi yam pare hayeng lage hairo hoi lage hayeng si pari ado ai hausi nangona wam ta gaige hayo dum Lucy tapli adum aina nangonda hausi call tawraktuna hariba wa mayamse nang pumen badade haibigano mangonda aina nangonda call tawraklami haibasi phau nangna tamthokpigano pari du sengna Lucy gi matawduda makok ngauri aduna tumilai pari na tumilai kibaduda Lucy na hanjinna pari please nang mangonda de haigano hoi pari hairoida egisu hairoi yam nungairi ngasigidi ai call si thamlage hayeng ai soidana nangi nakta lakna ma tawrage pari thamo ado nasangamdi nai haibado thuna phanaba kankhatnaba kaino tawsilu sasinba yaba hoi chai adu pari ai thamle ko hayeng soino hoi Lucy do call kakri pari Lucy gi matawduda ngakna mathan madom asumna sonjai karino aikoi taw pumhen baga Lucy ga sibo kari tongdaba yaruzano ani sibo sengna saunaba nungaina dabaga leiriba zala nahan makaiga mong siman manadini tawribado khangdri tawrisi karibu tongnaraba zalo phone tawraklami haibasu haidokkanuna hairammanina haidaba tabanini hairaroi hoi taw pari nang chaklaga waraga kitang ek lelo he pari do amuk sumathanda noksarai Lucy sumangai somna wakhal mayam khanjilaga leirai amadi phirep asi leplaklani masina pumnamakki pharani khanna aina khalib aina ninglakliba singse tawba tare awabu ubada tamoi sonthabi oiba yadre pukning nungsibani helaktuna pinaubi oibasu yadre hojikti apata yadre oiba tare thangmoi kanbi thangmoi pandabi kathokpa haibi ama nangbu inaktaki lapna thamkiba tare dayan nang inaktaki duba laukro ko aigi punsise migi kobamnu paishingduna laikiba maramna ai upai leitre ai upai suklai leitre dayan ai upai leitre Lucy wahai khrado madom haizaduna sonbada thamoidu nautharake haina tawrai adubu madu singdu loina phajilaga mahak thamoidu kansindaba yade kansingani khana kansinduna leirai mathangi numit aduda haina kibadugi matung ina Lucy do pari hoigi da satnaba laknaba haina sem sarakle mahak magi mabung oiriba lakina gari da haplaga thilaklame pari hoigi mafam mapado yauraklabada tasau swai wai sida adum khambiru yauri swai sida ni moigido lagina lambi matek ama chatkadaba jangadab leisidi yar aidum thauzilaga thilamage thongal yauri hai kando maduda nanglai zawru natradi yaroi matam phatisa Lucy su mabung na magi damak kiyar laurakli haibadu khangbana mahak wa makha gamta tarudre adum tumi leisilaga laikre gari do mate kharaga thauzilaklabada pari hoigi thongal du yauri adu yaurabadudadi Lucy na hairaga gari do khamalakle Lucy kumthakre lagina horen nangi thabuk tu loiraga tazau du call tawro nathan halakpa khotpam tayaroi aduga yari khai migi yumsida kuina su leigado lehedengti aina suisa Lucy tapli hoi tazau leiroi kaisumta maroi bu wari amani khak sanagadabani kaisumta kuiroi edugidi pare adu kauni aina haibado call tawro loibaga nang sungai babudi tazau do pharak tani tawbani adugidi thabak mafam dasu hairap changlugadoine hoi ai hairak lage do pare
Lehuruko dudi ningthina changko. Hoi. Lucky-do masalda wa kaya haibiramla matungda garido thauraga chatkre mamaidu leiraga. Lucy su mabungna chatkibadu yengla matung amu gate changpham adomda onsilaklaga. Changlage aduga wari sarage. Lucy masama thandada alage. Lucy masama thandata amuk haijarai masada. Hey Lucy, tang hausikti ikaiba yade. Ikaiba pokta adumag wari pumba liyo. Ligadabani natrabadi nang loiri nangi punsi loiri. Wahai mayamdu mathanta murum sonjaraga adumag sangkre pari hoigi yumduda. Tauriba oikriba mayam singdu asom kasan waida lami haijinpham golai ama leibadudagi gari amuba makhamlaga madugi manungdagi ningthau lembana phamladuna matausindu loina ukre. Hausikansi mahak lona amadi phongna Lucy-bu kupsen hek senaba ma taurabani. Mana natragasu mi thadoktunasu hek yengsinhanbani. Ningthau lembana momon noklaga tapna soli. Pumhen mahaibadugi mamanaba ma pari haida leibado. Atugi magi manakta chatlibaido. Oira male magise. Aigi wa innaba aina haibado. Thabak oina taunaba wari tanaba chatlibra. Natraga aingoda onsinduna itakta kari tawsigi haina plan yatba chatlibra. Ani sigi manungda oiningba mayekta adum oiramsano. Lucy, nangdi aigi oirani, aingoda dum tarani. Aigi thamoigi ningaida nang chenduna khak leibadi ngamloi. Aingodagi nathokpasu hairoi, ngamloi, nangnasu ngam. Achamba, chamna tarokpa aigi thamoigi ningai nate. Durbasagi saklona tarokpa aigi ningai ni, ningai. Aigi pukning wakal anisina punsinuna yetlakpa sarai. Sarai. Ningthau lemba waidu solaga mamitu kharai. Aduga thuna muk yangna garidu start tauraga thauduna mafam adudagi chatkre. Isagi izatbu lukmaida haptuna yonba amadi nungsiba. Ani asi karambana hena lumna khanba yabagi. Nungsibana maruni amadi izatni hena haksina lausingadaba matangni. Izat yaudaba miyoiba dudi hingbada mamal yaudraba mahau thokdraba punsi oigani. Adubu nungsiba yaudana hinglakpu matamdadi awaba kaya mayoknadunasu masagi izat saman haiba ama adum lengdana leiragadobani. Lucy masagi izat amadi magi nungsiba anisi arum ayang onduna wakalna yenglakpada magi izatuna maru oikre aduda natta mahakpu mama oiba ngamloi masilmakna haibirakre tathi da. Sida natta karigumba mana ngamduna pumhenbagi manakta naksiluragadi makok leiba phattabada halengdraba ningthau lemba hariba misak asina hena phattabagi lau kaya ama silakadauri. Masi khangbana Lucy mahak ningthau lembana silakpa khayat aduda pop takigadauri. Magi nungsizaba thamoi nungi nungsiba oiriba pumhenba mahaktubu manaktagi lapna tamna thamkiba haibaduda takre atai upai ama phauba leita. Lucy na parigida laktuna punna anidu phaminaraga wari ingna sarakli. Hari aina nangonda thazaba kaya thambagi asigi warise aina nangonda lithokadoini. Nangna nakong anidi suhanbirakanuko. Pumhenbagi mafamdasu haidokat tamthokpigano. Lucy, ay nangi warisi khangningbanasu loiri. Adubu hoi, ay nangi thazabadi sukmang manghalo. Nangna pam, nang naibasingdo. Aduda loina taurage. Karina parino, karina patrino haibado. Yengtoklasi. Hairo, nang nahininglibu wa mayamdo Lucy. Lucy tapna. Hari, wasi sumdawbani. Atay nati. Hairaga Lucina pumhenbagi mafamda oikriba phibam khudingmaki waridu amata khakta sithadana lirakli tamlakli. Aduda natta Lucy mahak masa brain tumor na nare haibasi masu hairari. Pari masu Lucina hairakliba tamlakliba wari mayamdo taraga nungaitabana pik hek thanba haidu oikri
ꯂꯨꯁꯤꯅ ꯀꯞꯇꯨꯅ ꯑꯗꯨꯅ ꯄꯥꯔꯤ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯑꯩ ꯁꯥꯊꯤꯅ ꯋꯥꯔꯦ ꯄꯨꯝꯍꯦꯟꯕꯒꯤ ꯃꯐꯝꯗꯒꯤ ꯑꯩ ꯁꯦꯡꯅ ꯂꯥꯞꯅ ꯂꯩꯔꯒꯦ ꯍꯥꯏꯅ ꯈꯜꯂꯤ ꯃꯔꯝꯗꯨꯒꯤ ꯑꯩꯅ ꯂꯥꯞꯊꯣꯛꯄꯅꯤ ꯑꯗꯨꯕꯨ ꯃꯥꯗꯤ ꯑꯩꯅ ꯂꯥꯞꯊꯣꯛꯂꯁꯨ ꯍꯦꯟꯅ ꯅꯛꯁꯤꯟꯅꯕ ꯍꯣꯠꯅꯔꯛꯀꯅꯤ ꯑꯗꯨꯅ ꯄꯥꯔꯤ ꯄꯨꯝꯍꯦꯟꯕꯒꯤ ꯅꯥꯈꯩꯌꯦꯡꯕ ꯁꯦꯡꯍꯟꯈꯤꯁꯤ ꯑꯩꯉꯣꯟꯗ ꯅꯛꯁꯤꯜꯂꯛꯄ ꯌꯥꯗꯅꯕ ꯗꯥꯛꯐꯝ ꯑꯃ ꯊꯝꯈꯤꯁꯤ ꯃꯁꯤꯒꯤ ꯋꯥꯁꯤ ꯅꯪꯒ ꯈꯟꯅꯅꯤꯡꯗꯨꯅ ꯇꯥꯟꯅꯅꯤꯡꯗꯨꯅ ꯑꯩ ꯂꯥꯛꯄꯅꯤ ꯅꯪꯅꯁꯨ ꯑꯩꯒꯤ ꯃꯇꯦꯡ ꯈꯔꯗꯪ ꯑꯣꯏꯔꯁꯨ ꯄꯥꯡꯕꯤꯌꯨ ꯄꯥꯔꯤ ꯂꯨꯁꯤꯒꯤ ꯃꯇꯧꯗꯨ ꯄꯥꯔꯤ ꯌꯦꯡꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯂꯨꯁꯤ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨꯁꯦ ꯀꯞꯀꯅꯨꯁꯦ ꯍꯣꯏ ꯑꯩ ꯅꯪꯒꯤ ꯃꯇꯦꯡꯗꯣ ꯁꯣꯏꯗꯅ ꯄꯥꯡꯒꯦ ꯑꯩ ꯁꯣꯏꯗꯅ ꯄꯥꯡꯒꯦ ꯂꯨꯁꯤ ꯀꯞꯅꯣꯛ ꯇꯧꯔꯛꯏ ꯄꯥꯔꯤ ꯑꯗꯨꯕꯨ ꯅꯪꯅꯗꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯃꯌꯥꯝꯁꯦ ꯀꯅꯥꯝꯇꯗ ꯍꯥꯏꯗꯣꯛ ꯇꯝꯊꯣꯛꯀꯅꯨꯀꯣ ꯑꯩ ꯀꯅꯥꯗꯁꯨ ꯇꯝꯂꯣꯏ ꯑꯗꯣ ꯅꯤꯡꯊꯧꯂꯦꯝꯕꯅ ꯅꯉꯣꯟꯗ ꯕ꯭ꯂꯦꯛꯃꯦꯜ ꯇꯧꯔꯤꯕꯁꯤꯗꯤ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯇꯦ ꯃꯥ ꯄꯨꯂꯤꯁꯇ ꯄꯤꯊꯣꯛꯂꯒ ꯃꯔꯥꯜꯒꯤ ꯗꯟꯗꯤꯗꯤ ꯆꯞ ꯆꯥꯅ ꯐꯪꯍꯟꯕ ꯐꯕꯅꯤ ꯄꯥꯔꯤ ꯃꯗꯨ ꯇꯧꯔꯨꯕꯗ ꯑꯩꯒꯤ ꯏꯖꯠ ꯂꯣꯏꯔꯅꯤ ꯑꯗꯨꯒ ꯄꯥꯔꯤ ꯄꯨꯝꯍꯦꯟꯕ ꯍꯣꯏꯒꯤ ꯏꯃꯥꯗꯨꯅꯁꯨ ꯑꯩꯕꯨ ꯍꯪꯒꯣꯏꯕ ꯄꯣꯛꯅ ꯃꯇꯤꯟ ꯁꯤꯠꯅ ꯉꯥꯡꯂꯝ ꯆꯩꯔꯝꯂꯤꯕꯗꯨꯅꯤ ꯑꯗꯨꯅ ꯄꯥꯔꯤ ꯑꯩ ꯄꯨꯝꯍꯦꯟꯕꯕꯨ ꯁꯦꯡꯅ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯁꯤꯕ ꯑꯣꯏꯔꯒꯁꯨ ꯑꯩ ꯂꯥꯞꯂꯒꯦ ꯑꯩ ꯃꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯂꯒꯦ ꯑꯩꯒꯤ ꯑꯅꯥꯕ ꯑꯃ ꯌꯥꯎꯁꯤꯜꯂꯛꯄꯁꯤꯒ ꯀꯩꯒ ꯄꯥꯔꯤ ꯑꯩ ꯃꯥꯒꯤ ꯋꯥꯈꯜ ꯈꯜꯂꯒꯨꯝꯒꯦ ꯄꯥꯔꯤ ꯁꯣꯔ ꯑꯃꯇꯪ ꯁꯥꯡꯅ ꯍꯨꯟꯗꯣꯛꯂꯒ ꯐꯔꯦ ꯊꯕꯛꯁꯤ ꯇꯧꯔꯁꯤ ꯑꯗꯨꯕꯨ ꯄꯨꯝꯍꯦꯟꯕꯒꯤ ꯊꯃꯣꯏꯅꯗꯤ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯈ꯭ꯔꯔꯣꯏ ꯇꯧꯔꯤꯁꯦ ꯄꯥꯔꯤ ꯑꯩꯅ ꯇꯧꯔꯤꯕ ꯈꯨꯗꯤꯡꯁꯦ ꯃꯥꯕꯨ ꯅꯨꯡꯁꯤꯕꯒꯤꯅꯤ ꯏꯖꯠꯀꯤ ꯃꯃꯜ ꯌꯥꯎꯗ꯭ꯔꯕꯤ ꯑꯩꯕꯨ ꯀꯔꯝ ꯃꯥꯅ ꯂꯧꯁꯤꯟꯗꯨꯅ ꯃꯤꯃꯥꯡ ꯊꯣꯛꯅ ꯄꯨꯊꯣꯛꯀꯅꯤ ꯃꯗꯨꯗ ꯅꯠꯇ ꯑꯩꯒꯤ ꯑꯅꯥꯕꯁꯤꯒ ꯄꯥꯔꯤ ꯑꯩ ꯃꯊꯥ ꯌꯥꯝ ꯁꯥꯔꯦ ꯑꯩ ꯀꯣꯛ ꯉꯥꯎꯔꯦ ꯍꯣꯏ ꯐꯔꯦꯁꯦ ꯌꯥꯔꯦ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯕ ꯍꯥꯏꯕꯗꯣ ꯈꯟꯅꯔꯁꯤ ꯅꯪꯅ ꯄꯥꯝꯃꯤꯁꯤ ꯀꯩꯅꯣ ꯁꯦꯡꯅ ꯍꯥꯏꯔꯣ ꯂꯨꯁꯤꯗꯨ ꯇꯨꯃꯤꯟ ꯉꯥꯏꯍꯥꯛ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯇꯞꯂꯤ ꯂꯨꯍꯣꯡꯍꯟꯈꯤꯕ ꯄꯨꯝꯍꯦꯟꯕꯕꯨ ꯂꯨꯍꯣꯡꯍꯟꯈꯤꯕ ꯁꯤ ꯅꯠꯇꯅ ꯃꯉꯣꯟꯗ ꯗꯥꯛꯐꯝ ꯑꯃ ꯄꯤꯅꯕ ꯂꯩꯇ꯭ꯔꯦ ꯑꯩꯉꯣꯟꯗ ꯅꯛꯁꯤꯜꯂꯛꯄꯁꯨ ꯌꯥꯔꯔꯣꯏ ꯃꯥꯅ ꯂꯨꯍꯣꯡꯈ꯭ꯔꯕꯗꯤ ꯑꯗꯨꯅ ꯄꯥꯔꯤ ꯄꯨꯝꯍꯦꯟꯕꯁꯤ ꯃꯥ ꯂꯨꯍꯣꯡꯍꯜꯂꯁꯤ ꯄꯥꯔꯤꯗꯨ ꯏꯉꯛꯉꯛꯅ ꯀꯔꯝꯅ ꯃꯇꯧ ꯀꯔꯝꯅ ꯀꯅꯥꯒ ꯂꯨꯍꯣꯡꯍꯟꯒꯅꯤ ꯂꯨꯁꯤ ꯀꯅꯥꯒ ꯂꯨꯁꯤ ꯑꯗꯨꯃꯛ ꯑꯩ ꯋꯥꯈꯜ 10,000 ꯊꯣꯛꯅ ꯈꯜꯂꯕ ꯇꯨꯡꯗ ꯁꯤꯒꯤ ꯐꯤꯕꯝꯁꯦ ꯁꯤꯗ ꯆꯞ ꯌꯨꯡꯅ ꯂꯦꯞꯂꯛꯂꯕꯅꯤ ꯄꯥꯔꯤ ꯑꯗꯨꯕꯨ ꯍꯥꯏꯕ ꯄꯨꯝꯍꯦꯟꯕꯅꯗꯤ ꯀꯔꯝꯅ ꯂꯨꯍꯣꯡꯕ ꯌꯥꯔꯛꯀꯅꯤ ꯀꯅꯥꯒ ꯀꯔꯤꯒ ꯀꯔꯝ ꯇꯧꯅ ꯂꯨꯍꯣꯡꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯅꯤ ꯂꯨꯁꯤ ꯄꯥꯔꯤ ꯃꯗꯨꯁꯤꯡꯗꯨꯒꯤꯗꯃꯛꯇꯁꯨ ꯑꯩ ꯋꯥꯈꯜ ꯃꯌꯥꯝ ꯑꯃ ꯈꯜꯂꯒ ꯂꯥꯛꯂꯕꯅꯤ ꯀꯔꯤ ꯋꯥꯈꯜ ꯄꯥꯔꯤ ꯄꯨꯝꯍꯦꯟꯕꯕꯨ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕꯤꯅꯤ ꯃꯥꯕꯨ ꯄꯥꯝꯖꯕꯤ ꯅꯨꯄꯤ ꯃꯆꯥ ꯃꯌꯣꯜ ꯁꯅꯥ ꯍꯥꯏꯗꯅ ꯑꯃ ꯂꯩꯈꯤꯕꯗꯣ ꯅꯪ ꯃꯥꯕꯨ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯥ ꯄꯥꯔꯤ ꯃꯀꯣꯛ ꯅꯨꯝꯂꯛꯏ ꯑꯗꯨꯒ ꯈꯪꯉꯤ ꯅꯝꯕꯔꯒꯁꯨ ꯂꯩꯅꯔꯤꯅꯤ ꯃꯥꯕꯨꯗꯤ ꯃꯥꯒ ꯄꯨꯝꯍꯦꯟꯕ ꯃꯈꯣꯏ ꯑꯅꯤꯁꯦ ꯅꯛꯁꯤꯟꯅꯍꯜꯂꯁꯤ ꯀꯩꯅꯣ ꯀꯔꯝꯅ ꯃꯇꯧ ꯀꯔꯝꯅꯅꯣ ꯍꯥꯏꯔꯤꯁꯤꯕꯨ ꯂꯨꯁꯤ ꯈꯪꯗꯦ ꯄꯥꯔꯤ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯗꯤ ꯅꯪꯒꯤ ꯅꯀꯣꯛ ꯄꯨꯊꯣꯛꯂꯒ ꯁꯤꯜꯂꯛꯑꯣ ꯁꯦꯡꯅ ꯃꯌꯣꯜ ꯁꯅꯥ ꯅꯠꯇꯅ ꯁꯤꯒꯤ ꯊꯕꯛꯁꯦ ꯇꯧꯅꯕ ꯂꯩꯔꯔꯣꯏ ꯃꯌꯣꯜ ꯁꯅꯥꯅꯁꯨ ꯄꯨꯝꯍꯦꯟꯕꯕꯨ ꯌꯥꯝ ꯅꯨꯡꯁꯤꯖꯔꯤꯕꯗꯨꯅꯤ ꯑꯗꯨꯅ ꯄꯥꯔꯤ ꯃꯌꯣꯜ ꯁꯅꯥꯒ ꯄꯨꯝꯍꯦꯟꯕꯒ ꯃꯈꯣꯏ ꯑꯅꯤꯁꯦ ꯑꯃꯠꯇ ꯑꯣꯏꯍꯟꯈ꯭ꯔꯁꯤꯕ ꯂꯨꯁꯤ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯈꯤꯇꯪ ꯂꯨꯅꯗꯤ ꯊꯣꯛꯏ ꯍꯣꯏ ꯑꯗꯨꯕꯨ ꯑꯩ ꯅꯪꯒꯤ ꯅꯅꯤꯡ ꯊꯨꯡꯅꯕ ꯅꯪꯒꯤ ꯃꯇꯦꯡꯗꯤ ꯁꯣꯏꯗꯅ ꯇꯧꯒꯦ ꯑꯗꯨꯕꯨ ꯑꯩ ꯋꯥꯈꯜ ꯈꯖꯤꯛꯇꯤ ꯈꯟꯖꯤꯟꯗꯨꯅ ꯌꯦꯡꯂꯛꯈꯤꯒꯦ ꯀꯔꯝ ꯇꯧꯕꯅ ꯐꯒꯅꯤ ꯈꯣꯠꯀꯅꯤ ꯍꯥꯏꯕꯗꯣ ꯈꯪꯗꯦ ꯅꯪꯅ ꯐꯅꯕ ꯁꯤꯜꯂꯨ ꯄꯥꯔꯤ ꯅꯪꯉꯣꯟꯗ ꯊꯥꯖꯕ ꯄꯤꯔꯤ ꯑꯩꯅ ꯍꯥꯟꯅ ꯃꯌꯣꯜ ꯁꯅꯥꯕꯨꯁꯨ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯔꯨꯔꯕꯁꯨ ꯁꯥꯔꯒꯦ ꯑꯗꯨꯗꯤ ꯇꯧꯔꯨꯈꯤꯅꯨ ꯃꯌꯣꯜ ꯁꯅꯥꯅ ꯀꯔꯤꯒꯨꯝꯕ ꯁꯥꯎꯔꯛ ꯄꯨꯊꯣꯛꯂꯕꯗꯤ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯕꯗꯤ ꯃꯥꯕꯨ ꯎꯁꯤꯠꯇꯕ ꯌꯥꯕ ꯑꯣꯏꯅ ꯑꯃꯨꯛ ꯈꯟꯈ꯭ꯔꯗꯤ ꯅꯨꯡꯉꯥꯏꯔꯣꯏ ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯈꯟꯅꯤꯡꯉꯥꯏ ꯂꯩꯇꯦꯗ ꯈꯟꯗꯅꯕ ꯃꯑꯣꯡꯗ ꯑꯩ ꯋꯥꯔꯤ ꯁꯥꯒꯦ ꯇꯧꯕꯅꯤ ꯍꯣꯏ ꯐꯔꯦ ꯅꯪꯅ ꯁꯤꯅ ꯐꯅꯤꯗꯨ ꯇꯧꯔꯣ ꯃꯌꯣꯜ ꯁꯅꯥꯒꯤ ꯅꯝꯕꯔꯗꯣ ꯑꯩꯉꯣꯟꯗ ꯊꯥꯖꯤꯜꯂꯛꯈ꯭ꯔꯣ ꯄꯥꯔꯤ ꯐꯣꯟꯗꯨ ꯄꯨꯊꯣꯛꯂꯒ ꯃꯦꯠꯂꯛꯇꯨꯅ ꯃꯌꯣꯜ ꯁꯅꯥꯒꯤ ꯅꯝꯕꯔꯗꯨ ꯂꯨꯁꯤꯗ ꯊꯥꯖꯤꯟꯈ꯭ꯔꯦ ꯂꯨꯁꯤꯅ ꯃꯗꯨꯒꯤ ꯃꯇꯥꯡꯗꯨꯗ ꯇꯞꯂꯤ ꯑꯃꯨꯛ ꯄꯥꯔꯤ ꯅꯪ ꯋꯥꯈꯜꯗꯤ ꯈꯔ ꯈꯟꯊꯗꯨꯅ ꯊꯕꯛꯁꯦ
ꯑꯁꯤꯗ ꯁꯣꯏꯗꯅꯕꯗꯤ ꯇꯧꯕꯤꯌꯨꯀꯣ ꯅꯪꯉꯣꯟꯗ ꯊꯥꯖꯕ ꯄꯨꯝꯕ ꯊꯝꯂꯕꯅꯦ ꯑꯩ ꯄꯥꯔꯤꯅ ꯑꯩ ꯇꯧꯒꯦ ꯑꯗꯨꯕꯨ ꯂꯨꯁꯤ ꯁꯤ ꯇꯧꯔ ꯃꯇꯨꯡ ꯅꯤꯡꯊꯧ ꯂꯦꯝꯕꯅ ꯑꯃꯨꯛ ꯑꯇꯣꯞꯄ ꯁꯥꯔꯤ ꯇꯧꯔꯛꯂꯕꯗꯤ ꯅꯪ ꯀꯔꯝ ꯇꯧꯕ ꯁꯤꯗꯒꯤꯗꯤ ꯂꯥꯛꯅꯤꯡꯕ ꯂꯥꯛꯁꯅꯨ ꯃꯥꯅ ꯍꯦꯟꯖꯤꯜꯂꯛꯂꯒꯗꯤ ꯑꯩ ꯏꯁꯥ ꯏꯇꯣꯝꯇ ꯊꯋꯥꯏꯁꯦ ꯃꯥꯡꯍꯟꯖꯈꯤꯕ ꯇꯥꯕꯅꯤ ꯂꯨꯁꯤ ꯄꯥꯔꯤ ꯑꯩ ꯍꯧꯖꯤꯛ ꯑꯇꯩ ꯑꯃ ꯐꯥꯎꯕ ꯈꯟꯗ꯭ꯔꯦ ꯄꯨꯝꯍꯦꯟꯕꯅ ꯃꯥꯅ ꯅꯨꯡꯉꯥꯏꯅ ꯃꯥꯒꯤ ꯃꯐꯝ ꯑꯃ ꯈꯪꯅ ꯂꯩꯈꯤꯕꯗꯣ ꯑꯗꯨ ꯄꯥꯝꯃꯤ ꯃꯗꯨꯈꯛ ꯑꯩꯅ ꯈꯜꯂꯤ ꯄꯥꯔꯤꯁꯨ ꯂꯨꯁꯤ ꯃꯉꯣꯟꯗ ꯍꯦꯟꯅ ꯊꯥꯖꯕ ꯄꯤꯕ ꯃꯑꯣꯡꯗ ꯐꯔꯦ ꯂꯨꯁꯤ ꯑꯩ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯅꯕ ꯇꯧꯔꯒꯦ ꯊꯕꯛꯁꯦ ꯅꯪꯒꯤꯗꯃꯛ ꯈꯜꯂꯒ ꯑꯩ ꯆꯤꯟꯁꯨ ꯑꯅꯤ ꯊꯣꯛꯂꯔꯣꯏꯒꯦ ꯂꯨꯁꯤꯗꯣ ꯃꯣꯃꯣꯟ ꯅꯣꯛꯂꯛꯏ ꯑꯩ ꯍꯜꯂꯒꯦ ꯉꯁꯤꯒꯤꯗꯤ ꯅꯪ ꯋꯥꯈꯜꯗꯣ ꯈꯟꯗꯨꯅ ꯑꯊꯨꯕꯗ ꯊꯕꯛ ꯄꯨꯝꯕꯁꯦ ꯇꯧꯁꯤ ꯄꯥꯔꯤ ꯑꯩ ꯈꯜꯂꯒꯦ ꯃꯨꯟꯅ ꯑꯗꯨꯝꯅ ꯂꯨꯁꯤꯗꯨ ꯄꯥꯔꯤꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯒ ꯋꯥꯈꯜ ꯆꯨꯡꯁꯤꯟꯅꯗꯨꯅ ꯀꯣꯛ ꯀꯌꯥ ꯑꯃ ꯄꯨꯊꯣꯛꯃꯤꯟꯅꯗꯨꯅ ꯇꯧꯒꯗꯕ ꯊꯕꯛ ꯀꯌꯥ ꯈꯟꯗꯣꯛꯃꯤꯟꯅꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯊꯣꯔꯛꯂꯦ ꯄꯥꯔꯤ ꯍꯣꯏꯗꯒꯤ ꯄꯥꯔꯤꯅ ꯇꯨꯃꯤꯟ ꯈꯟꯖꯍꯧꯏ ꯂꯨꯁꯤꯒꯤ ꯃꯇꯧ ꯑꯃꯗꯤ ꯇꯧꯔꯤꯕ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯃꯌꯥꯝꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡ ꯑꯩꯅ ꯇꯧꯗꯣꯏꯁꯤꯕꯨ ꯀꯔꯤꯅꯣ ꯑꯐꯕꯕꯨ ꯑꯣꯏꯔꯤꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯐꯠꯇꯕꯕꯨ ꯑꯣꯏꯔꯤꯗ꯭ꯔꯥ ꯍꯣꯏ ꯑꯩ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥꯁꯤꯗꯤ ꯉꯥꯛꯂꯒꯦ ꯏꯇꯥꯎ ꯄꯨꯝꯍꯦꯟꯕ ꯅꯪꯒꯤ ꯈꯜꯂꯒꯗꯤ ꯑꯩ ꯌꯥꯝ ꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒ ꯂꯨꯁꯤꯒꯤ ꯃꯇꯧ ꯑꯣꯏꯔꯤꯕ ꯀꯟꯗꯤꯁꯟꯁꯤꯗꯅ ꯍꯦꯟꯅ ꯊꯃꯣꯏꯁꯤ ꯁꯣꯛꯂꯤ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤꯅ ꯐꯠꯂꯛꯇ꯭ꯔꯒꯗꯤ ꯌꯥꯝ ꯇꯝꯊꯤꯅ ꯐꯠꯂꯛꯇꯦ ꯍꯥꯏꯕꯁꯤ ꯆꯨꯝꯕꯖꯥꯠꯅꯤꯀꯣ ꯐꯠꯇꯦꯗꯀꯣ ꯅꯤꯡꯊꯧ ꯅꯪꯅ ꯐꯠꯇꯕꯁꯦ ꯄꯥꯔꯤꯗꯨ ꯃꯍꯥꯛ ꯋꯥꯈꯜꯗꯣ ꯑꯃꯨꯛ ꯈꯟꯕ ꯌꯥꯕ ꯃꯈꯩ ꯄꯨꯊꯣꯛꯂꯒ ꯈꯟꯖꯤꯟꯗꯨꯅ ꯀꯣꯛ ꯄꯨꯊꯣꯛꯂꯒ ꯂꯩꯔꯛꯂꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯏꯁꯤꯡꯒ ꯇꯣꯛꯅꯔꯛꯄ ꯗꯨꯋꯥꯏꯒꯤ ꯃꯇꯝꯗꯨꯅꯤ ꯃꯌꯨꯜꯁꯅꯥ ꯇꯨꯃꯤꯟ ꯐꯝꯂꯒ ꯀꯔꯤꯅꯣ ꯂꯥꯏꯔꯤꯛ ꯑꯃ ꯁꯨꯝ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯅꯤ ꯃꯗꯨ ꯄꯥꯔꯒ ꯑꯗꯨꯕꯨ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯃꯥꯒꯤ ꯐꯣꯟꯗꯨ ꯀꯣꯜ ꯂꯥꯛꯄꯒꯤ ꯚꯥꯏꯕ꯭ꯔꯦꯁꯟ ꯇꯧꯔꯛꯄꯗꯨꯗ ꯂꯧꯈꯠꯂꯒ ꯌꯦꯡꯂꯛꯄꯅꯤ ꯅꯝꯕꯔꯗꯨ ꯁꯦꯐ ꯂꯩꯇꯦ ꯑꯗꯨꯕꯨ ꯇ꯭ꯔꯨ ꯀꯣꯂꯔ ꯍꯥꯞꯄꯅ ꯃꯃꯤꯡꯗꯤ ꯑꯗꯨꯃꯛ ꯆꯣꯡꯊꯣꯛꯂꯤ ꯊꯣꯛꯂꯛꯂꯤꯕ ꯃꯃꯤꯡ ꯑꯗꯨ ꯎꯕꯗ ꯆꯞ ꯌꯨꯡꯅ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯂꯨꯁꯤ ꯂꯨꯈ꯭ꯔꯝ ꯍꯥꯏꯅ ꯊꯣꯔꯛꯄꯗ ꯃꯃꯤꯡꯗꯨ ꯃꯌꯨꯜꯁꯅꯥꯅ ꯑꯗꯨꯃꯛ ꯈꯪꯕꯅꯤ ꯐꯣꯟ ꯇꯧꯔꯛꯂꯤꯕꯗꯨ ꯂꯨꯁꯤꯅꯤ ꯍꯥꯏꯕ ꯃꯌꯨꯜꯁꯅꯥ ꯇꯨꯃꯤꯟ ꯃꯆꯤꯟꯗ ꯀꯩ ꯂꯩꯔꯤꯕꯖꯥꯠꯅꯣ ꯑꯩꯅ ꯀꯩ ꯑꯁꯣꯏꯕ ꯑꯍꯦꯟꯕ ꯑꯃꯃꯨꯛ ꯇꯧꯈꯤꯕꯒꯤꯅꯣ ꯏꯆꯦ ꯂꯨꯁꯤꯅ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯔꯛꯂꯤꯁꯦ ꯅꯠꯇꯦ ꯑꯩ ꯇꯧꯈꯤꯗꯦ ꯑꯩ ꯀꯔꯤꯝꯇ ꯇꯧꯈꯤꯕ ꯂꯩꯇꯦ ꯀꯨꯏꯔꯦ ꯑꯩꯒꯤꯗꯤ ꯌꯥꯝ ꯀꯨꯏꯔꯦ ꯃꯈꯣꯏꯅꯒꯤ ꯃꯐꯝꯗꯒꯤ ꯂꯥꯞꯄ ꯀꯨꯏꯔꯦ ꯃꯌꯨꯜꯁꯅꯥꯗꯨ ꯃꯊꯟꯇ ꯑꯗꯨꯝ ꯋꯥꯈꯜ ꯈꯜꯂꯒ ꯁꯣꯟꯖꯗꯨꯅ ꯂꯩꯔꯤꯉꯩ ꯀꯣꯜꯗꯨ ꯄꯥꯏꯈꯠꯍꯧꯗ꯭ꯔꯦ ꯃꯤꯁ ꯀꯣꯜ ꯇꯥꯔꯒ ꯇꯣꯛꯈ꯭ꯔꯦ ꯁꯣꯝꯗꯒꯤꯁꯨ ꯂꯨꯁꯤ ꯀꯣꯜꯗꯨ ꯍꯟꯖꯤꯟꯅ ꯇꯧꯁꯤꯜꯂꯛꯏ ꯃꯌꯨꯜꯁꯅꯥꯗꯨ ꯍꯟꯗꯛꯃꯨꯛꯇꯤ ꯁꯣꯔ ꯑꯃꯇꯪ ꯁꯥꯡꯂꯞꯅ ꯍꯣꯟꯗꯣꯛꯈ꯭ꯔꯒ ꯄꯥꯏꯈꯠꯂꯛꯏ ꯏꯆꯦ ꯂꯨꯁꯤꯁꯨ ꯏꯇꯞ ꯇꯞꯄ ꯈꯣꯟꯖꯦꯜꯗ ꯑꯗꯨꯃꯛ ꯃꯌꯨꯜꯁꯅꯥ ꯇꯥꯏꯌꯦ ꯏꯆꯦ ꯇꯨꯝꯃꯨꯔꯕ ꯅꯪꯕꯣ ꯇꯨꯝꯗ꯭ꯔꯤꯗ ꯑꯣ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯕ ꯌꯥꯅꯤꯀꯣ ꯌꯥꯏꯌꯦ ꯀꯥꯏꯗꯦ ꯏꯆꯦ ꯃꯌꯨꯜꯁꯅꯥ ꯇꯨꯃꯤꯟ ꯂꯩꯈꯤ ꯂꯨꯁꯤꯅ ꯑꯗꯨꯝ ꯇꯞꯂꯤ ꯅꯪ ꯑꯩꯉꯣꯟꯗ ꯅꯆꯦꯗ ꯁꯥꯎꯕ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯂꯤꯕ꯭ꯔꯥ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯌꯨꯜꯁꯅꯥ ꯂꯨꯁꯤꯒꯤ ꯋꯥꯍꯪꯗꯨꯗ ꯈꯨꯝꯐꯝ ꯈꯪꯗꯦ ꯑꯗꯨꯅ ꯇꯨꯃꯤꯟ ꯂꯩꯁꯤꯜꯂꯛꯏ ꯍꯣꯏ ꯈꯪꯉꯤ ꯁꯥꯎꯔꯝꯒꯅꯤ ꯅꯨꯡꯉꯥꯏꯔꯝꯂꯣꯏ ꯍꯥꯏꯕ ꯑꯩꯅꯁꯨ ꯈꯔ ꯍꯦꯟꯖꯤꯟꯈ꯭ꯔ ꯃꯥꯜꯂꯦ ꯑꯗꯨꯒꯤ ꯅꯪ ꯅꯆꯦꯕꯨ ꯉꯥꯎ ꯁꯥꯎꯔꯅꯨ ꯁꯤ ꯍꯥꯏꯒꯦ ꯇꯧꯕꯅꯦ ꯃꯌꯨꯜꯁꯅꯥ ꯏꯆꯦ ꯑꯗꯨꯒꯤꯗꯤ ꯀꯔꯤꯝꯇ ꯈꯟꯗꯦꯗ ꯀꯩꯁꯨꯝꯇ ꯐꯥꯎ ꯈꯟꯗꯦ ꯑꯩꯅ ꯁꯣꯏꯔꯨꯕꯒꯤ ꯏꯆꯦꯅ ꯑꯩꯕꯨ ꯋꯥꯔꯛꯄꯅꯤ ꯏꯆꯦꯅ ꯇꯧꯔꯤꯗꯣ ꯇꯧꯐꯝ ꯊꯣꯛꯄꯅꯤ ꯀꯥꯏꯗꯦ ꯀꯩꯁꯨꯝꯇ ꯃꯌꯨꯜꯁꯅꯥ ꯅꯪ ꯅꯆꯦꯗꯨ ꯋꯥꯔꯧꯏ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯤ ꯍꯥꯏꯕ ꯈꯪꯉꯤ ꯑꯗꯣ ꯅꯪ ꯃꯗꯨꯁꯤꯡꯗꯣ ꯂꯣꯏꯅ ꯀꯥꯎꯈ꯭ꯔꯣ ꯅꯪꯒꯤ ꯋꯥꯈꯜꯗꯒꯤ ꯂꯥꯞꯅ ꯂꯩꯍꯟꯈ꯭ꯔꯣ ꯏꯆꯦ ꯃꯌꯨꯜꯁꯅꯥ ꯏꯆꯦꯕꯨ ꯅꯪꯅ ꯉꯥꯛꯇꯨꯅ ꯏꯆꯦꯅ ꯍꯥꯏꯕ ꯋꯥ ꯑꯃꯈꯛꯇꯪ ꯅꯪꯅ ꯌꯥꯕꯤꯌꯨ ꯏꯆꯦ ꯑꯗꯨꯝ ꯍꯥꯏꯅꯨ ꯁꯤ ꯑꯩ ꯀꯔꯤꯝꯇ ꯈꯟꯗꯦ ꯅꯨꯡꯉꯥꯏꯇꯕ ꯁꯥꯎꯕ ꯀꯩꯁꯨꯝꯇ ꯂꯩꯇꯦ ꯌꯥꯔꯕ꯭ꯔꯥ ꯂꯨꯁꯤꯗꯨ ꯁꯣꯝꯗ ꯃꯄꯨꯛꯅꯤꯡꯗꯨ ꯅꯨꯡꯁꯤꯔꯗꯨꯅ ꯄꯤꯔꯒ ꯊꯥꯡꯖꯤꯜꯂꯛꯏ ꯑꯗꯨꯕꯨ ꯃꯗꯨꯁꯤꯡꯗꯨ ꯐꯥꯖꯤꯟꯖꯔꯗꯨꯅ ꯉꯁꯤꯗꯤ ꯏꯆꯦ ꯅꯪꯉꯣꯟꯗ ꯋꯥꯍꯪ ꯑꯃꯇꯪ ꯍꯪꯒꯦ ꯅꯪ ꯁꯦꯡꯅ ꯊꯃꯣꯏ ꯁꯦꯡꯅ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯒꯗ꯭ꯔꯥ ꯅꯪ ꯉꯝꯒꯗ꯭ꯔꯥ ꯃꯌꯨꯜꯁꯅꯥ ꯅꯪꯒꯤ ꯊꯃꯣꯏꯅꯨꯡꯗꯨꯗꯒꯤ ꯑꯃꯛꯄ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯌꯥꯎꯗ ꯄꯥꯎꯈꯨꯝ ꯄꯤꯕ ꯁꯦꯡꯅ ꯉꯝꯒꯗ꯭ꯔꯥ ꯅꯪ ꯃꯌꯨꯜꯁꯅꯥꯗꯨ ꯂꯨꯁꯤꯒꯤ ꯃꯇꯧꯗ ꯀꯉꯥꯎꯅꯩ ꯀꯔꯤ ꯋꯥꯍꯪ ꯑꯣꯏꯔꯝꯒꯗꯒꯦ ꯍꯥꯏꯅꯁꯨ ꯅꯤꯡꯁꯤꯡ ꯃꯥꯡꯁꯤꯡꯅꯩ ꯑꯗꯨꯕꯨ ꯏꯇꯞ ꯇꯞꯅ ꯏꯆꯦꯅ ꯍꯥꯏꯔꯛꯄ ꯋꯥꯍꯪꯁꯤꯡꯗꯣ ꯃꯗꯨꯁꯤꯡꯗꯨꯒꯤ ꯄꯥꯎꯈꯨꯝ ꯅꯅꯥꯎꯅ ꯁꯣꯏꯗꯅ ꯄꯤꯖꯒꯦ ꯊꯃꯣꯏꯁꯤꯗꯒꯤ ꯑꯃꯛꯄ ꯃꯆꯦꯠ ꯑꯃꯠꯇ ꯂꯩꯇꯅ ꯊꯃꯣꯏ ꯁꯦꯡꯅ ꯄꯤꯖꯒꯦ
ꯑꯩ ꯄꯥꯈꯨꯝꯗꯨ ꯄꯤꯒꯦ ꯏꯆꯦ꯫ ꯂꯨꯁꯤ ꯃꯤꯅꯣꯛ ꯑꯃꯇꯪ ꯁꯦꯝꯃꯤ ꯑꯗꯨꯒ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯇꯞꯂꯤ ꯇꯞꯂꯤ ꯑꯗꯨꯗꯤ ꯍꯥꯏꯌꯨ, ꯅꯪ ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯨꯝꯍꯦꯟꯕ ꯗꯥꯍꯦꯟꯕꯨ ꯅꯨꯡꯁꯤꯔꯤꯕ꯭ꯔꯥ? ꯅꯪ ꯃꯥꯕꯨ ꯅꯨꯡꯁꯤꯔꯤꯕ꯭ꯔꯥ ꯃꯌꯣꯜꯁꯅꯥ? ꯃꯌꯣꯜꯁꯅꯥ ꯂꯨꯁꯤꯒꯤ ꯋꯥꯍꯪꯗꯨꯗ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯏꯉꯛ ꯉꯛꯅ꯫ ꯍꯥꯏꯌꯨ ꯃꯌꯣꯜꯁꯅꯥ, ꯅꯪꯅ ꯗꯥꯍꯦꯟꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤ? ꯃꯥꯒꯤꯗꯃꯛ ꯅꯪ ꯀꯗꯥꯏ ꯐꯥꯎꯕ ꯂꯦꯞꯄ ꯉꯝꯒꯗꯒꯦ? ꯁꯦ ꯍꯥꯏꯌꯨ ꯃꯌꯣꯜꯁꯅꯥ, ꯅꯪꯅ ꯗꯥꯍꯦꯟꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤ? ꯍꯧꯖꯤꯛꯁꯨ ꯅꯪꯒꯤ ꯊꯃꯣꯏꯗꯨꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯄꯣꯛꯂꯤꯕ꯭ꯔꯥ ꯐꯥꯎꯔꯤꯕ꯭ꯔꯥ? ꯍꯥꯏꯌꯨ ꯃꯌꯣꯜꯁꯅꯥ꯫ ꯃꯌꯣꯜꯁꯅꯥꯗꯨ ꯇꯞꯅ ꯏꯆꯦ ꯍꯥꯏꯌꯨ, ꯑꯩꯒꯤ ꯋꯥꯍꯪꯁꯤꯒꯤ ꯄꯥꯎꯈꯨꯝ ꯄꯤꯌꯨ ꯃꯌꯣꯜꯁꯅꯥ꯫ ꯊꯃꯣꯏꯅ ꯅꯨꯡꯁꯤꯈꯤꯕ ꯃꯤꯁꯛ ꯑꯃꯕꯨ ꯂꯥꯏꯅ ꯍꯦꯛꯇ ꯀꯥꯎꯊꯣꯛꯄ ꯉꯝꯒꯗ꯭ꯔꯥ? ꯅꯨꯡꯁꯤꯔꯔꯣꯏ ꯍꯥꯏꯅ ꯄꯨꯛꯅꯤꯡꯅ ꯂꯦꯞꯂꯕꯁꯨ ꯊꯃꯣꯏꯅꯗꯤ ꯅꯨꯡꯁꯤꯔꯣꯏ ꯉꯝꯗꯦ꯫ ꯅꯨꯡꯁꯤꯕꯗꯤ ꯍꯣꯡꯗꯣꯛꯄꯁꯨ ꯂꯩ, ꯀꯥꯎꯕ ꯇꯝꯕꯁꯨ ꯁꯥꯊꯤꯅ ꯋꯥꯏ꯫ ꯏꯆꯦꯅ ꯑꯩꯕꯨ ꯑꯁꯥꯎꯕ ꯄꯣꯛꯀꯗ꯭ꯔꯥ ꯍꯥꯏꯕꯗꯤ ꯑꯩ ꯈꯪꯖꯗꯦ, ꯑꯗꯨꯕꯨ ꯋꯥꯍꯪꯗꯨꯕꯨ ꯅꯅꯥꯎꯗ ꯍꯪꯕꯤꯕꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯑꯩ ꯁꯦꯡꯅ ꯍꯥꯏꯖꯒꯦ, ꯅꯨꯡꯁꯤꯔꯤ꯫ ꯑꯩ ꯗꯥꯍꯦꯟꯕꯨ ꯁꯦꯡꯅ ꯅꯨꯡꯁꯤꯕ, ꯄꯥꯝꯖꯕ, ꯈꯣꯏꯗꯥꯖꯕ ꯄꯣꯛꯂꯤꯌꯦ ꯏꯆꯦ꯫ ꯂꯨꯁꯤꯅ ꯁꯠ ꯑꯗꯨꯗꯤ ꯍꯥꯏꯌꯨ, ꯅꯪꯅ ꯃꯥꯒꯤꯗꯃꯛ ꯄꯨꯝꯍꯦꯟꯕꯒꯤꯗꯃꯛ ꯀꯗꯥꯏ ꯐꯥꯎꯕ ꯂꯦꯞꯄ ꯉꯝꯒꯅꯤ? ꯍꯥꯏꯌꯨ, ꯅꯪꯅ ꯃꯥꯒꯤꯗꯃꯛ ꯀꯗꯥꯏ ꯐꯥꯎꯕ ꯁꯤꯒꯤ ꯊꯕꯛꯁꯤꯃ ꯇꯧꯕ ꯉꯝꯃꯤ ꯍꯥꯏꯕꯗꯣ ꯅꯪ ꯀꯔꯝ ꯎꯠꯀꯅꯤ? ꯍꯥꯏꯌꯨ, ꯁꯤꯃꯒ ꯄꯥꯎꯈꯨꯝ ꯄꯤꯌꯨ ꯅꯪꯅ꯫ ꯏꯆꯦ, ꯀꯩꯒꯤꯅꯣ ꯉꯁꯤ ꯏꯆꯦꯅ ꯅꯅꯥꯎꯗ ꯋꯥꯍꯪ ꯃꯈꯜ ꯃꯈꯜ ꯍꯪꯕꯤꯔꯤꯕꯁꯤꯡꯁꯦ? ꯁꯤ ꯀꯩꯒꯤꯅꯣ? ꯅꯅꯥꯎ ꯚꯥꯞ ꯑꯃ ꯇꯥꯁꯤꯟꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯃꯌꯣꯜꯁꯅꯥ, ꯅꯪꯒꯤ ꯆꯤꯟꯕꯥꯜꯗꯨꯗꯒꯤ ꯊꯣꯔꯛꯄ ꯑꯇꯩ ꯑꯇꯣꯞꯄ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯑꯩ ꯄꯥꯝꯗꯦ, ꯇꯥꯅꯤꯡꯗꯦ꯫ ꯑꯗꯨꯒꯤ ꯃꯍꯨꯠ ꯍꯥꯏꯌꯨ, ꯈꯨꯝꯃꯨ, ꯑꯩꯒꯤ ꯋꯥꯍꯪꯁꯤꯡꯁꯤꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯑꯣ ꯅꯪ꯫ ꯃꯌꯣꯜꯁꯅꯥ ꯇꯞꯅ ꯁꯣꯔ ꯑꯃ ꯍꯣꯟꯗꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯍꯥꯏꯔꯛꯏ, ꯏꯆꯦ, ꯑꯩ ꯗꯥꯍꯦꯟꯒꯤꯗꯃꯛ, ꯃꯥꯒꯤꯗꯃꯛ ꯑꯩ ꯏꯁꯥꯁꯦ ꯃꯉꯣꯟꯗ ꯄꯨꯡꯀꯠ ꯀꯠꯊꯣꯛꯄ ꯐꯥꯎꯕ ꯉꯝꯒꯅꯤ꯫ ꯃꯥꯕꯨ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯑꯩꯒꯤ ꯊꯋꯥꯏꯁꯦ ꯃꯐꯝꯗ ꯀꯠꯂꯨ, ꯃꯉꯣꯟꯗ ꯁꯤꯟꯅꯧ, ꯃꯥꯒꯤ ꯃꯈꯨꯠꯃꯛꯅ ꯂꯧꯁꯤꯟꯕꯤꯒꯅꯤꯕ ꯍꯥꯏꯔꯕꯗꯤ ꯑꯩ ꯁꯣꯏꯗꯅ ꯃꯉꯣꯟꯗ ꯀꯠꯄ ꯁꯤꯟꯅꯕ ꯉꯝꯒꯅꯤ꯫ ꯑꯩ ꯁꯣꯏꯗꯅ ꯉꯝꯒꯅꯤꯌꯦ ꯏꯆꯦ꯫ ꯂꯨꯁꯤ ꯈꯣꯟꯖꯦꯜꯗꯨ ꯋꯥꯎꯊꯥꯡꯅꯅ ꯀꯞꯅꯤꯡꯂꯤꯕꯗꯨ ꯈꯪꯖꯤꯜꯂꯒ ꯐꯥꯖꯤꯟꯗꯨꯅ ꯈꯨꯝꯂꯛꯏ, ꯄꯦꯜꯂꯤ, ꯑꯩ ꯄꯦꯜꯂꯤ꯫ ꯅꯪꯒꯤ ꯊꯃꯣꯏꯗꯨꯅ ꯄꯨꯝꯍꯦꯟꯕꯕꯨ, ꯗꯥꯍꯦꯟꯕꯨ ꯑꯗꯨ ꯌꯧꯅ ꯅꯨꯡꯁꯤ ꯍꯥꯏꯕꯁꯤꯃ ꯈꯪꯂꯕꯅꯤꯅ ꯑꯩ ꯄꯦꯜꯂꯤ ꯃꯌꯣꯜꯁꯅꯥ ꯍꯥꯏꯔꯒ ꯂꯨꯁꯤꯗꯨ ꯀꯞꯂꯛꯂꯤ꯫ ꯏꯆꯦ, ꯀꯩꯗꯧꯔꯒꯦ? ꯀꯩꯒꯤꯅꯣ ꯏꯆꯦꯅ ꯀꯞꯂꯤꯕ? ꯍꯥꯏꯌꯨ, ꯀꯩꯗꯧꯕ ꯌꯥꯎꯔꯕꯒꯦ? ꯗꯥꯍꯦꯟꯒ ꯏꯆꯦꯒ ꯁꯥꯎꯅꯕ, ꯅꯨꯡꯉꯥꯏꯅꯗꯕ ꯂꯩꯕ꯭ꯔꯥ? ꯍꯧꯖꯤꯛꯁꯨ ꯏꯆꯦꯅ ꯑꯩꯒꯤ ꯃꯔꯝꯒꯤꯗꯃꯛ ꯄꯥꯈꯠꯄ ꯄꯣꯛꯂꯤꯕ꯭ꯔꯥ? ꯑꯗꯨꯒꯤ ꯑꯣꯏꯅꯗꯤ ꯄꯣꯛꯄꯤꯔꯅꯨ ꯏꯆꯦ, ꯄꯣꯛꯄꯤꯔꯅꯨ꯫ ꯑꯩ ꯌꯦꯠꯂꯔꯣꯏ, ꯌꯦꯠꯆꯔꯛꯂꯔꯣꯏ ꯑꯃꯨꯛ ꯍꯟꯅ ꯏꯆꯦꯒ ꯗꯥꯍꯦꯟꯒꯒꯤ ꯄꯨꯟꯁꯤꯗ꯫ ꯑꯩꯕꯨ ꯊꯥꯖꯕꯤꯌꯨ ꯏꯆꯦ꯫ ꯃꯌꯣꯜꯁꯅꯥ, ꯏꯆꯦ ꯀꯞꯀꯅꯨꯁꯦ, ꯏꯆꯦ ꯂꯨꯁꯤ꯫ ꯂꯨꯁꯤꯗꯨ ꯃꯤꯀꯨꯞ ꯈꯔ ꯐꯣꯟꯗꯨꯗ ꯀꯞꯇꯨꯅ ꯂꯩꯔꯛꯂꯤ꯫ ꯃꯌꯣꯜꯁꯅꯥꯁꯨ ꯇꯨꯃꯤꯟꯅ ꯂꯩ꯫ ꯂꯨꯁꯤ ꯉꯥꯏꯍꯥꯛ ꯃꯤꯀꯨꯞ ꯑꯃꯅꯤ ꯀꯞꯂꯨꯔꯕ ꯇꯨꯡꯗ, ꯃꯌꯣꯜꯁꯅꯥ, ꯏꯆꯦꯅ ꯅꯪꯉꯣꯟꯗ ꯁꯣꯏꯈꯤꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯝꯕ ꯌꯥꯏ, ꯂꯩꯔꯝꯕ ꯌꯥꯏ, ꯑꯗꯣ ꯅꯪ ꯃꯗꯨꯁꯤꯡꯗꯣ ꯂꯣꯏꯅ ꯀꯥꯎꯊꯣꯛꯂꯨ꯫ ꯅꯁꯤꯕꯨ ꯅꯪꯅ ꯉꯥꯛꯂꯨ, ꯈꯣꯏꯈꯥ ꯂꯤꯟꯈꯥ ꯊꯥꯔꯅꯨ꯫ ꯑꯗꯨꯕꯨ ꯃꯌꯣꯜꯁꯅꯥ, ꯅꯆꯦꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯉꯣꯟꯗꯒꯤ, ꯏꯅꯥꯎꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃꯇꯪ ꯅꯤꯖꯒꯦ, ꯃꯁꯤꯃꯇꯪ ꯅꯪꯅ ꯍꯥꯞꯄꯤꯌꯨ, ꯌꯥꯕꯤꯌꯨꯕ? ꯃꯌꯣꯜꯁꯅꯥ, ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯑꯉꯛꯄꯗꯅ ꯊꯟꯕ ꯅꯨꯃꯤꯠ ꯑꯃ ꯍꯥꯏꯗꯨ ꯑꯣꯏꯔꯦ꯫ ꯏꯆꯦ, ꯅꯅꯥꯎꯒꯤ ꯃꯐꯝꯗꯒꯤ ꯀꯔꯤ ꯄꯣꯠꯁꯛꯅꯣ ꯏꯆꯦꯅ ꯄꯥꯝꯂꯤꯕ, ꯈꯣꯏꯗꯥꯔꯤꯕ? ꯍꯥꯏꯕꯤꯌꯨ ꯁꯤꯡꯅꯗꯅ꯫ ꯑꯩꯅ ꯉꯝꯕ, ꯑꯩꯅ ꯈꯨꯠꯁꯤꯟꯅꯕ ꯉꯝꯒꯗꯕ ꯄꯣꯠꯁꯛ ꯑꯣꯏꯔꯕꯗꯤ ꯑꯩ ꯁꯣꯏꯗꯅ ꯄꯤꯒꯦ, ꯑꯩ ꯄꯤꯊꯣꯛꯀꯦ ꯏꯆꯦ꯫ ꯃꯌꯣꯜꯁꯅꯥ, ꯅꯪ ꯁꯣꯏꯗꯅ ꯌꯥꯒꯗ꯭ꯔꯥ? ꯌꯥꯒꯦ ꯏꯆꯦ꯫ ꯑꯗꯨꯗꯤ ꯑꯩꯉꯣꯟꯗ ꯊꯥꯖꯕ ꯄꯤꯌꯨ, ꯑꯩꯒꯤ ꯊꯥꯖꯕ ꯍꯥꯟꯅ ꯄꯤꯌꯨ, ꯁꯣꯏꯗꯅ ꯌꯥꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯑꯃ ꯄꯤꯌꯨ꯫ ꯃꯌꯣꯜꯁꯅꯥ ꯇꯞꯅ, ꯏꯆꯦ, ꯑꯩ ꯁꯣꯏꯗꯅ ꯌꯥꯒꯦ꯫ ꯏꯃꯥꯅ ꯁꯥꯈꯤ, ꯑꯩꯒꯤ ꯏꯃꯥꯅ ꯁꯥꯈꯤ꯫ ꯑꯗꯨ ꯈꯛꯇꯗ ꯅꯣꯛꯐꯦꯠ ꯇꯧꯏ ꯑꯗꯨꯒ ꯂꯨꯁꯤꯅ ꯈꯣꯟꯖꯦꯜ ꯅꯤꯛꯅ, ꯃꯌꯣꯜꯁꯅꯥ, ꯅꯪ ꯂꯨꯍꯣꯡꯅꯕ ꯇꯧꯔꯁꯤ, ꯅꯪ ꯄꯨꯝꯍꯦꯟꯕꯒ ꯂꯨꯍꯣꯡꯂꯨ꯫ ꯃꯌꯣꯜꯁꯅꯥ, ꯅꯪ ꯃꯥꯒ ꯂꯨꯍꯣꯡꯂꯨ꯫ ꯏꯆꯦ, ꯑꯁꯦꯡꯕꯅꯤ, ꯅꯪ ꯄꯨꯝꯍꯦꯟꯕꯒ ꯂꯨꯍꯣꯡꯂꯨ, ꯅꯠꯇ꯭ꯔꯕꯗꯤ ꯋꯥꯊꯣꯛ ꯂꯥꯟꯊꯣꯛ ꯃꯌꯥꯝ ꯑꯃ ꯊꯣꯔꯛꯂꯅꯤ꯫ ꯑꯗꯨꯅ ꯃꯌꯣꯜꯁꯅꯥ, ꯅꯪ ꯄꯨꯝꯍꯦꯟꯕꯒ ꯂꯨꯍꯣꯡꯂꯨ꯫ ꯃꯁꯤꯗ ꯅꯪꯅ ꯌꯥꯗꯨꯅ ꯊꯣꯛꯀꯗꯧꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡꯁꯤꯗꯒꯤ ꯀꯜꯂꯨ, ꯅꯪꯅ ꯀꯜꯂꯨ ꯃꯌꯣꯜꯁꯅꯥ꯫ ꯃꯌꯣꯜꯁꯅꯥ ꯉꯛꯅ, ꯀꯩꯅꯣ ꯏꯆꯦ, ꯏꯆꯦꯅ ꯍꯥꯏꯕꯤꯔꯤꯕ, ꯇꯥꯛꯄꯤꯔꯤꯕ ꯋꯥꯐꯝꯁꯤꯕꯣ? ꯃꯌꯣꯜꯁꯅꯥ,
ꯅꯪ ꯉꯝꯂꯣꯏ ꯍꯥꯏꯅ ꯍꯥꯏꯔꯤꯕ꯭ꯔꯥ? ꯍꯧꯖꯤꯛ ꯈꯛꯇ ꯅꯪ ꯉꯝꯒꯅꯤ ꯍꯥꯏꯅ ꯍꯥꯏꯈꯤꯕ ꯇꯥꯏ. ꯑꯗꯨꯒ ꯀꯩꯒꯤ? ꯃꯌꯣꯜꯁꯅꯥ, ꯌꯥꯗꯕ ꯌꯥꯔꯣꯏ. ꯅꯪ ꯌꯥꯗꯕ ꯌꯥꯔꯣꯏ. ꯄ꯭ꯂꯤꯖ ꯃꯌꯣꯜꯁꯅꯥ. 이제 ꯃꯌꯣꯜꯁꯅꯥ, ꯉꯁꯤꯒꯤ ꯂꯨꯁꯤꯒꯤ ꯃꯇꯧꯗꯨ ꯃꯪꯒꯨꯝꯅ ꯆꯞ ꯆꯥꯅ ꯊꯣꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ. ꯂꯨꯁꯤꯅ ꯑꯃꯨꯛ, ꯃꯌꯣꯜꯁꯅꯥ, ꯅꯪ ꯏꯆꯦꯅ ꯍꯥꯏꯕ ꯋꯥꯁꯦ ꯌꯥꯕ ꯏꯟꯕ ꯉꯝꯂꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯤꯕ꯭ꯔꯣ? ꯈꯨꯝ, ꯅꯪ ꯉꯝꯂꯔꯣই ꯍꯥꯏꯅ ꯍꯥꯏꯔꯤꯕ꯭ꯔꯥ? ꯏꯆꯦ, ꯑꯩ ꯀꯔꯤ ꯍꯥꯏꯌꯨꯒꯦ? ꯑꯩꯕꯨ ꯀꯔꯤ ꯍꯥꯏꯌꯣ ꯍꯥꯏꯕꯅꯣ? ꯍꯣꯏ ꯍꯥꯏꯌꯨ, ꯍꯣꯏ ꯈꯛ. ꯁꯤ ꯈꯛꯇ ꯍꯥꯏꯌꯨ ꯃꯌꯣꯜꯁꯅꯥ, ꯍꯣꯏ ꯈꯛ. ꯅꯪ ꯄꯨꯝꯍꯦꯟꯕꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯈꯤꯕ ꯇꯥꯏ. ꯃꯥꯕꯨ ꯌꯥꯝꯅ ꯄꯥꯝꯖꯕ, ꯈꯣꯏꯗꯥꯖꯕ ꯄꯣꯛꯈꯤꯕ ꯇꯥꯏ. ꯑꯗꯨꯅ ꯍꯥꯏꯌꯨ. ꯍꯣꯏ ꯍꯥꯏꯌꯨ ꯃꯌꯣꯜꯁꯅꯥ. ꯃꯌꯣꯜꯁꯅꯥꯗꯣ ꯃꯃꯤꯠ ꯑꯃꯨꯛꯇꯪ ꯁꯤꯖꯤꯠ ꯎꯏꯁꯤꯟꯈ꯭ꯔꯦ. ꯑꯗꯨꯒ ꯇꯞꯂꯤ ꯏꯆꯦ, ꯑꯩ ꯌꯥꯔꯒꯦ. ꯏꯆꯦꯅ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡꯗꯣ ꯑꯩ ꯌꯥꯔꯒꯦ. ꯗꯥꯍꯦꯟꯒ ꯂꯨꯍꯣꯡꯂꯣ ꯍꯥꯏꯔꯁꯨ ꯑꯩ ꯂꯨꯍꯣꯡꯂꯒꯦ. ꯑꯩ ꯌꯥꯔꯒꯦ ꯏꯆꯦ. ꯂꯨꯁꯤꯗꯣ ꯀꯞꯅ ꯐꯦꯠꯂꯦ. ꯌꯥꯏ, ꯑꯗꯨ ꯈꯛ ꯑꯩꯅ ꯇꯥꯅꯤꯡ. ꯑꯗꯨꯕꯨ ꯏꯆꯦ, ꯍꯥꯏꯕꯤꯌꯨ. ꯁꯦꯡꯅ ꯏꯆꯦ ꯀꯩꯗꯧꯔꯕꯒꯦ? ꯏꯆꯦ ꯀꯩꯗꯧꯕ ꯌꯥꯎꯔꯕꯒꯦ? ꯍꯥꯏꯕꯤꯌꯨ ꯏꯆे. ꯁꯤꯒꯤ ꯋꯥꯔꯤꯁꯦ ꯅꯣꯡꯃ ꯐꯖꯅ ꯑꯃꯨꯛ ꯁꯥꯁꯤ. ꯅꯣꯡꯃ ꯏꯀꯨꯏ ꯀꯨꯏꯗꯅ ꯅꯪ ꯑꯩ ꯊꯦꯡꯅꯗꯨꯅ ꯋꯥꯔꯤ ꯁꯥꯈꯤꯁꯤ. ꯃꯗꯨꯗ ꯍꯥꯏꯔꯒꯦ. ꯑꯩ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯍꯥꯏꯔꯒꯦ. 이제 ꯐꯔꯦ ꯃꯌꯣꯜꯁꯅꯥ, ꯑꯗꯨꯗꯤ 이제 ꯊꯝꯂꯒꯦ. ꯑꯩ ꯊꯝꯂꯒꯦꯀꯣ ꯃꯌꯣꯜ. ꯃꯌꯣꯜꯁꯅꯥ ꯃꯈꯥ ꯇꯥꯊꯅ ꯋꯥꯂꯥꯡ ꯍꯥꯏꯔꯛ ꯀꯪꯂꯛꯄ ꯇꯧꯗ꯭ꯔꯤꯉꯩ ꯂꯨꯁꯤꯅ ꯍꯥꯟꯅ ꯀꯣꯜꯗꯨ ꯐꯠ ꯀꯛꯈ꯭ꯔꯦ. ꯂꯨꯁꯤ ꯐꯣꯟꯗꯨ ꯀꯛꯈꯤꯕꯒ ꯃꯆꯤꯟꯗꯨ ꯃꯦꯟꯁꯤꯟꯖ ꯃꯊꯟꯇ ꯀꯞꯇꯨꯅ ꯂꯩꯖꯔꯛꯏ, ꯄꯦꯟꯗꯕ ꯃꯌꯥꯝꯗꯨ ꯎꯝꯈꯠꯇꯨꯅ. ꯁꯣꯝꯗꯁꯨ ꯃꯉꯥꯏ ꯃꯌꯣꯜꯁꯅꯥꯗꯨ ꯇꯨꯃꯤꯟ ꯃꯪꯂꯗꯨꯅ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ? ꯀꯩꯒꯤꯅꯣ ꯏꯆꯦ ꯂꯨꯁꯤꯅ ꯑꯩꯉꯣꯟꯗ ꯁꯨꯝ ꯍꯥꯏꯔꯛꯂꯤꯕ? ꯑꯗꯨꯛ ꯅꯨꯡꯁꯤꯅꯖꯕ, ꯑꯗꯨꯛ ꯗꯥꯍꯦꯟꯕꯨ ꯅꯨꯡꯁꯤꯕ ꯃꯥꯅ ꯀꯔꯤꯒꯤ ꯑꯩꯉꯣꯟꯗ ꯇꯔꯥꯏ ꯗꯥꯍꯦꯟꯒ ꯂꯨꯍꯣꯡꯂꯣ ꯍꯥꯏꯅ ꯍꯥꯏꯔꯤꯕ? ꯅꯠꯇꯦ, ꯋꯥꯔꯤ ꯂꯩ. ꯃꯅꯨꯡꯗ ꯋꯥꯔꯤ ꯌꯥꯝ ꯆꯥꯎꯅ ꯂꯩ. ꯑꯗꯨꯕꯨ ꯍꯣꯏ, ꯑꯩ ꯌꯥꯕꯗꯤ ꯇꯥꯔꯦ. ꯑꯩꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤ ꯗꯥꯍꯦꯟ, ꯅꯪꯕꯨ ꯅꯨꯡꯁꯤ. ꯅꯪꯕꯨ ꯅꯨꯡꯁꯤꯕꯅ ꯑꯩ ꯈꯨꯗꯤꯡꯃꯛ ꯑꯌꯥꯕ ꯄꯤꯈꯤꯕ ꯇꯥꯔꯦ. ꯅꯪꯕꯨ ꯅꯨꯡꯁꯤꯕꯗ ꯉꯥꯎꯔꯕꯤ, ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯐꯪꯗ ꯉꯥꯎꯆꯠꯅꯔꯕꯤꯅꯤ ꯑꯩꯁꯨ. ꯃꯌꯣꯜꯁꯅꯥ ꯃꯥꯁꯨ ꯂꯨꯁꯤꯅ ꯀꯥꯏꯍꯧꯔꯝꯗꯨꯅ ꯊꯃꯣꯏꯗꯨꯗ ꯏꯅꯧ ꯅꯧꯅ ꯍꯦꯟꯅ ꯄꯨꯝꯍꯦꯟꯕꯕꯨ ꯅꯨꯡꯁꯤꯕ ꯑꯄꯥꯝꯕ ꯄꯣꯛꯄꯒꯤ ꯌꯦꯅꯤꯡ ꯑꯃꯁꯨꯡ ꯍꯟꯈ꯭ꯔꯦ. ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯑꯃꯨꯛ ꯌꯦꯡꯂꯛꯂꯒꯗꯤ ꯃꯌꯣꯜꯁꯅꯥꯗꯣ ꯃꯀꯣꯛ ꯌꯥꯝ ꯁꯥꯊꯤꯅ ꯉꯥꯎꯈ꯭ꯔꯦ ꯉꯁꯤꯒꯤ ꯂꯨꯁꯤꯒꯤ ꯃꯇꯧꯁꯤꯡꯗꯣ. ꯃꯍꯥꯛ ꯑꯃꯨꯛꯇꯪ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯗꯣꯛꯂꯒ ꯊꯕꯛ ꯑꯗꯨꯗ ꯌꯥꯔꯒꯦ. ꯑꯃꯕꯨ ꯑꯣꯏꯔꯦ ꯄꯨꯝꯍꯦꯟꯕꯕꯨ ꯃꯥꯒꯤ ꯑꯣꯏꯕꯗꯤ ꯐꯪꯖꯒꯗꯧꯔꯦ. ꯃꯥꯒꯤ ꯃꯀꯥꯗ ꯂꯩꯗꯨꯅ ꯊꯃꯣꯏ ꯂꯩꯁꯥꯠ ꯇꯝꯕ ꯐꯪꯖꯒꯗꯧꯔꯦ, ꯑꯣꯏꯊꯣꯛꯀꯗꯧꯔꯦ ꯍꯥꯏꯅ ꯂꯣꯟꯅ ꯋꯥꯈꯜ ꯑꯃꯁꯨ ꯈꯜꯂꯛꯇꯕ ꯅꯠꯇꯦ ꯃꯌꯣꯜꯁꯅꯥꯗꯣ. ꯂꯩꯖꯕ ꯅꯨꯡꯁꯤꯕꯕꯨꯁꯨ ꯀꯠꯊꯣꯛꯂꯒꯦ. ꯂꯩꯔꯝꯕ ꯊꯃꯣꯏ ꯑꯅꯤꯅ ꯁꯥꯒꯠꯂꯝꯕ ꯅꯨꯡꯁꯤ ꯃꯪꯂꯥꯟ ꯀꯌꯥꯗꯨꯁꯨ ꯃꯃꯤ ꯁꯥꯝꯍꯜꯂꯒꯦ. ꯏꯐꯝꯗꯒꯤ ꯑꯣꯏꯈ꯭ꯔꯤꯕ, ꯁꯦꯝꯈ꯭ꯔꯤꯕ, ꯁꯥꯒꯠꯃꯤꯟꯅꯈ꯭ꯔꯤꯕ ꯃꯃꯤ ꯄꯨꯝꯕ ꯑꯀꯥꯎꯕ ꯍꯥꯏꯕꯗꯨꯒꯤ ꯂꯩꯔꯣꯜꯅꯨꯡꯗ ꯂꯣꯠꯂꯒ ꯑꯗꯨꯃꯛ ꯊꯝꯈ꯭ꯔꯒꯦ. ꯐꯨꯝꯖꯤꯜꯂꯒ ꯅꯝꯁꯤꯟꯗꯨꯅ ꯂꯩꯍꯟꯈ꯭ꯔꯒꯦ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯂꯨꯁꯤ ꯍꯥꯏꯔꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯋꯥꯈꯜꯗꯨꯅ ꯈꯜꯂꯛꯂꯦ. ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯊꯃꯣꯏ ꯂꯩꯁꯥꯠ ꯇꯝꯂꯨꯗ꯭ꯔꯕ, ꯊꯃꯣꯏ ꯏꯀꯪ ꯊꯣꯛꯇꯨꯅ ꯂꯩꯀꯪꯂꯥꯒ ꯄꯥꯡꯈꯛ ꯑꯣꯏꯔꯨꯔꯕ ꯊꯃꯣꯏꯗꯨ ꯈꯪꯍꯧꯗꯅ ꯅꯣꯡ ꯄꯨꯕ ꯑꯃꯨꯕ ꯂꯩꯆꯤꯜꯅ ꯂꯥꯛꯇꯨꯅ ꯅꯣꯡꯂꯤꯛ ꯆꯕꯨꯟ ꯈꯤꯛꯊꯔꯛꯂꯔꯤ. ꯅꯣꯡꯂꯤꯛꯁꯤꯡ ꯑꯗꯨꯅ ꯈꯤꯛꯂꯛꯄꯗ ꯃꯌꯣꯜꯁꯅꯥ ꯀꯧꯕꯤ ꯃꯥꯒꯤ ꯊꯃꯣꯏꯗꯨ ꯂꯩꯀꯪꯂꯥꯗꯒꯤ ꯌꯦꯅꯤꯡ ꯆꯣꯡꯕ ꯍꯥꯏꯗꯨ ꯑꯣꯏꯔꯛꯂꯦ. ꯃꯌꯣꯜ ꯀꯪꯗꯨꯅ ꯃꯥꯡꯂꯨꯔꯕ ꯃꯥꯒꯤ ꯊꯃꯣꯏꯒꯤ ꯅꯨꯡꯁꯤ ꯃꯌꯣꯜꯗꯨ ꯅꯧꯍꯧꯅꯅ ꯃꯇꯣꯟ ꯆꯣꯡꯗꯨꯅ ꯌꯦꯅꯤꯡ ꯍꯨꯜꯂꯛꯂꯔꯤ. ꯅꯧꯅ ꯅꯨꯡꯁꯤꯕ ꯐꯪꯂꯅꯤ, ꯑꯁꯥꯒꯤ ꯄꯥꯝꯕꯦꯜ ꯃꯇꯣꯟ ꯆꯣꯡꯂꯛꯂꯅꯤ, ꯑꯣꯏꯔꯅꯤ ꯅꯤꯡꯖꯕ ꯑꯁꯥ ꯄꯨꯝꯕ ꯊꯨꯡꯂꯅꯤ ꯍꯥꯏꯅ ꯋꯥꯈꯜꯗꯨꯅ ꯅꯤꯡꯈ꯭ꯔꯦ, ꯑꯁꯥ ꯆꯥꯎꯅ ꯊꯝꯂꯛꯂꯦ. ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤꯅ ꯂꯨꯁꯤ ꯍꯥꯏꯔꯤꯕꯤ ꯅꯨꯄꯤ ꯑꯁꯤꯅ ꯊꯃꯣꯏ ꯀꯠꯊꯣꯛꯄ ꯑꯃꯗꯤ ꯄꯨꯝꯅꯃꯛꯀꯤ ꯌꯥꯏꯐꯅꯕ ꯁꯤꯜꯂꯛꯄꯗ ꯁꯦꯝꯂꯛꯄ ꯁꯥꯔꯛꯄ ꯈꯨꯗꯣꯜ ꯇꯧꯔꯛꯄ ꯃꯤꯀꯨꯞ ꯉꯥꯛꯇꯅꯤ. ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗꯅꯤ.
mayol sanabu pari hoigida kauduna pari Lucy amadi mayol sana makoy ahumdu wari ningthina loina sarakle. Lucy gi oiriba karigidamak asigi phibam asi laurakpa oirakpa haibadu masu loina mayol sana mangonda loina khangallare. Wari singdu taura matungda mayol sanadu Lucy gi khalakpadasu yam nungairaktre. Mayol sana manakta phamlibi Lucy gi makhutu tapna pairaktuna. Iche nang nungaitaba mo phawbu khanganu khanchinganu. Ise na thamoi singna tawgadoriba thabak asina. Ise gi apenbu oirani harabadi ai tawge. Ai soidana yage. Thabak khudimak ai tawge. Dayan gi maphamda ai hanjin taw ngambi oyo harabasu ai dum oige. Iche ai oige. Mayol sana nangdi puksil sawbini nungsi haibini. Nangi thamoiduna mabu pumhenba bu sengna nungsiba oirabadi. Manasu pumhenba manasu nongmu natraga nongmudi soidana nang nungsiba poklakpa oyo. Soidana oisano. Iche Lucy ge mayol sanaga du mapira loina sensilai. Matau singduda parina nungaitraduna. Yarisi hauzik pukning sonthaba adugumbagi matam oitre. Kari numita karam tawba haibadugi khanaba haidu oire. Mayol sanaga Lucy ga khut painaramadu thadoknakre aduga madugi matung Lucy tarke tawramba mitki pidu taithoklaga hairei. Nangi birthday do adugi numittuda tawrasi. Madugi numittuda soidana thabak pumba pangthoknaba tawrasi. Pari ngahak wakhal tawi aduga yabu yagadrani tawduisibo. Pari yani yana masinse silo nangna. Hoi pare dudi adugi numittuda soidana tawrasi ado pumhenbada nang pau khra phawru Lucy. Adudi ai phawningtre ai gi pukning wakhal sontharakani aduna nangna phanaba dum silo. Parina hoi fare dudi aina thokpa haisilaga mabu sida laknabudi silagi adum aina. Hoi Lucy mayol sana da mon silaklaga nangsu taridana mayol sana hainariba ngangnariba mayam singse. Mayol sana makoktu nomladuna. Hoi je ai khanglani. Numitto da soidana tawrasi amadi nangi apamba aigi apamba aikoi animaki apamba aningma singdo loina thunglasi thungbu oirasi mayol sana. Mayol sana makoktu khak nomi parina adu thabaksi tawrabadi cheksina tawdaba yaroi. Pumhenbasu thoini hina pangba midi nate. Khangi adubu magi wakhalau sing pumba phaksinna mangnaba hidak thaba haiduna aikoi gi khulai oigadobani. Okay thabaksi mai paknaba tawrasi Lucy nang adubu kona tungda ningamdaba orobadi puklaganuko. Lucy adumu maithongdu iting tingna phawroi ai karimta phawroi aina tawriba khaliba singse asina pamani haige penmani haige penba Lucy adumna makoy ahumdu tawgadawba thabak khudingmaktugi wari watai pumba tanaba khotnaba loiraga hanakre nupi animaktu pari hoigi yumdudagi. Numitu pari pumhenba hoigida laklammi parina. Ima pumhenba bu leikibro. Leikibani magi kada. Oh adu pari kayagi ma. Nangi na tawsi wakhal nataba khara khanba mali. Imana sum yengbada nungma nini kharadi kuiraklabasi ahong mayam ui. Aduna nangna laklingai kari no wari saragane mabukningdo olhanba tamuko amukta olhalamo. Parina tapli hari sibui mai bema aina haibadi nangi na tawsi wakhal lamada sum tawraga leiduna unglaga dalai. Saba thakpa amatta ka sangra haiwani ni nangbu pari. Mado khara nangna ne kari maramgino hangdoklamu haibani ne. Oh khangi nasa gyan tare. Aduni ni mana haibadi sango kada leramgani hiplamgani hoi ma. Pari do adumang gam sanglakle pumhenbagi kana layriba domda indusu adum mapalomda thokre thongalomduda. Parina pumhenbagi kada sanglakpada pumhenbadu unglaga tumil leirami sofaduda phamlaga pari su sangsilaga phamthabani aduga madugi matungda parina karino wakhal sindaga tawraga tumin phamlaga leiramisina kaidoragena pumhenba parida haipet yenglaktuna nang laira laklibani nasak nasugam ugi phangkhidraidana pari
ꯍꯥꯏꯌꯨ ꯀꯩꯗꯧꯔꯒꯦ? ꯑꯩ ꯋꯥꯈꯜꯁꯤ ꯌꯥꯝ ꯋꯥꯔꯤꯅꯤ. ꯀꯔꯤꯒꯤ? ꯂꯨꯁꯤꯒꯤ ꯃꯇꯥꯡꯒꯤ. ꯃꯥꯒ ꯄꯥꯎ ꯏ ꯐꯥꯎꯅꯔꯛꯇ꯭ꯔꯤꯕꯁꯦ ꯀꯨꯏꯁꯤꯜꯂꯛꯂꯦ. ꯁꯤꯒꯤ ꯑꯩ ꯌꯥꯝ ꯋꯥꯔꯦ. ꯋꯥꯈꯜꯗ ꯅꯠꯇꯅ ꯄꯨꯛꯅꯤꯡꯁꯨ ꯌꯥꯝ ꯁꯣꯟꯊꯔꯦ. ꯑꯁ ꯏꯇꯥꯎ, ꯅꯨꯄꯥꯅꯕꯨ ꯑꯗꯨꯝ ꯇꯧꯍꯧꯅꯕ꯭ꯔꯣ? ꯅꯪꯅꯗꯤ ꯍꯥꯏꯔꯤꯕ. ꯅꯪꯅ ꯅꯨꯡꯁꯤꯕꯗ ꯂꯨꯞꯂꯨꯗꯕꯒꯤ ꯈꯪꯗꯕꯅꯤ ꯁꯤꯒꯤ ꯆꯩꯅꯥꯁꯦ. ꯄꯥꯔꯤꯅ, ꯍꯣꯏꯅꯦ, ꯑꯗꯣ ꯅꯪꯁꯨ ꯀꯥ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯅꯨ. ꯀꯃꯥꯏꯅ ꯈꯟꯖꯤꯟꯗꯕ ꯉꯝꯗꯣꯏꯅꯣ? ꯑꯩ ꯉꯝꯗꯦ ꯄꯥꯔꯤ. ꯅꯪ ꯂꯞꯇ ꯐꯖꯅ ꯅꯥꯔꯦ. ꯄꯨꯝꯍꯦꯟꯕ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛ ꯂꯩꯈ꯭ꯔꯦ. ꯃꯔꯛꯇꯨꯗ ꯄꯥꯔꯤꯅ, ꯀꯩꯅꯣ ꯏꯃꯥꯅ ꯋꯥ ꯃꯌꯥꯝ ꯍꯥꯏꯔꯛꯏꯁꯤꯕꯣ ꯑꯩ ꯂꯥꯛꯄꯗ? ꯅꯪꯕꯨ ꯏꯃꯨꯡꯁꯤꯗ ꯍꯪꯒꯔ ꯁ꯭ꯇ꯭ꯔꯥꯏꯛꯀ ꯆꯠꯊꯔꯨꯕꯗꯣꯏꯁꯤꯕꯣ? ꯄꯥꯔꯤ, ꯇꯥꯅꯤꯡꯗꯦꯗ ꯑꯩ ꯑꯗꯨꯒꯨꯝꯕꯒꯤ ꯋꯥꯗꯣ. ꯐꯔꯦꯅꯦ, ꯑꯗꯣ ꯑꯩꯅ ꯂꯥꯛꯂꯤꯁꯤꯒꯤ ꯃꯔꯝꯒ ꯑꯝꯇ ꯍꯪꯂꯔꯣꯏꯗ꯭ꯔꯣ ꯅꯪ? ꯀꯩꯒꯤꯅꯣ? ꯁꯨꯝ ꯂꯥꯛꯄ ꯅꯠꯇ꯭ꯔꯣ? ꯅꯠꯇꯦ. ꯑꯗꯨꯗꯤ ꯀꯩꯒꯤ? ꯑꯩꯒꯤ ꯕꯥꯔꯗꯦꯒꯤ ꯏꯟꯚꯥꯏꯠ ꯇꯧꯕ ꯂꯥꯛꯏꯅꯤꯅꯦ ꯅꯥꯕ. ꯀꯨꯏꯗ꯭ꯔꯤꯅꯦꯀꯣ ꯅꯪꯒꯤ ꯕꯥꯔꯗꯦꯁꯨ. ꯍꯣꯏ, ꯍꯟꯗꯛꯁꯨ ꯑꯗꯨꯝ ꯄꯤꯛꯇꯛꯅ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯒꯦꯅ ꯈꯜꯂꯤ. ꯇꯧꯑꯣ. ꯇꯧꯑꯣ ꯀꯥꯏꯅ. ꯅꯪꯗꯤ ꯌꯥꯎꯔꯣꯏꯗꯕꯒꯤ ꯃꯑꯣꯡꯅꯤꯅꯦ ꯍꯥ? ꯄꯨꯝꯍꯦꯟꯕ ꯁꯣꯔ ꯑꯃ ꯁꯥꯡꯂꯞ ꯍꯣꯟꯗꯣꯛꯈ꯭ꯔꯦ. ꯑꯗꯨꯒ ꯈꯪꯗꯦꯗ ꯄꯥꯔꯤ. ꯑꯩ ꯍꯟꯗꯛꯇꯤ ꯌꯥꯎꯅꯤꯡꯕꯒ ꯌꯥꯝ ꯄꯣꯛꯇꯦ. ꯅꯪ ꯁꯥꯎꯗꯤ ꯁꯥꯎꯔꯅꯨ. ꯑꯩ ꯍꯟꯗꯛꯇꯤ ꯌꯥꯎꯔꯒꯨꯝꯒꯦ. ꯑꯩ ꯅꯃꯥꯏꯗꯨ ꯀꯤꯟꯁꯤꯅ ꯄꯣꯞ ꯄꯤꯁꯜꯂꯛꯀꯅꯤ. ꯌꯥꯎꯗ ꯌꯥꯔꯣꯏ. ꯄꯥꯔꯤꯗꯣ ꯑꯃꯨꯛ ꯅꯣꯛꯐꯦꯠ ꯇꯧꯔꯛꯇꯨꯅ, ꯅꯪ ꯌꯥꯎꯗ ꯌꯥꯔꯣꯏꯀꯣ? ꯀꯅꯥꯅꯣꯝꯁꯨ ꯂꯥꯛꯇꯣꯏꯅꯦ. ꯀꯅꯥꯕꯨ ꯂꯥꯛꯇꯣꯏꯅꯣ? ꯅꯪꯒꯤ ꯄꯨꯛꯅꯤꯡꯅ ꯈꯣꯏꯗꯥꯕ ꯃꯤ ꯑꯃ ꯂꯥꯛꯀꯅꯤ. ꯑꯗꯨꯕꯨꯅꯦ ꯍꯥꯏꯔꯤꯁꯦ. ꯄꯨꯝꯍꯦꯟꯕ ꯄꯥꯔꯤꯗ ꯐꯠ ꯌꯦꯡꯂꯛꯇꯨꯅ, ꯀꯔꯤꯕꯣ? ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯁꯤꯅ? ꯄꯥꯔꯤ, ꯀꯅꯥ ꯂꯥꯛꯇꯣꯏꯅꯣ? ꯀꯅꯥ ꯃꯥꯟꯒꯦ? ꯑꯗꯨ ꯈꯪꯂꯗꯤ ꯑꯩ ꯍꯪꯈꯤꯗ꯭ꯔꯣ? ꯍꯥꯏꯌꯣ, ꯀꯅꯥꯅꯣ ꯄꯥꯔꯤ? ꯑꯩꯕꯨ ꯌꯥꯝ ꯈꯪꯅꯤꯡꯕ ꯄꯣꯛꯍꯜꯂꯤꯁꯤ ꯀꯩꯒꯤꯅꯣ? ꯄꯥꯔꯤꯅ ꯇꯞꯂꯤ. ꯑꯗꯨ ꯐꯔꯦꯅꯦ, ꯃꯤꯗꯣ ꯍꯥꯏꯔꯒꯦ. ꯅꯪ ꯑꯩꯒꯤ ꯕꯥꯔꯗꯦ ꯂꯥꯛꯀꯅꯤ ꯂꯥꯛꯑꯣꯏ ꯁꯤꯌꯥꯅ ꯁꯦꯡꯅ ꯑꯆꯨꯝꯕ ꯑꯑꯣꯏꯕ ꯑꯃ ꯍꯥꯏꯅꯁꯤ. ꯍꯥꯏꯔꯛꯎ ꯁꯤꯌꯥꯅ. ꯄꯨꯝꯍꯦꯟꯕꯁꯨ ꯑꯗꯨꯝ ꯈꯨꯝꯂꯛꯏ. ꯂꯥꯛꯀꯅꯤ. ꯑꯩ ꯂꯥꯛꯀꯅꯤꯅꯦ ꯁꯣꯏꯗꯅ. ꯒꯨꯗ. ꯑꯗꯣ ꯍꯥꯏꯔꯣ ꯀꯅꯥꯅꯣ? ꯄꯥꯔꯤꯅ ꯃꯣꯜꯂꯤ. ꯂꯨꯁꯤ ꯂꯥꯛꯀꯅꯤ. ꯅꯪꯒꯤ ꯊꯋꯥꯏ ꯑꯣꯏꯕꯤ ꯂꯨꯁꯤꯗꯣ ꯂꯥꯛꯀꯗꯣꯏꯅꯤ. ꯄꯨꯝꯍꯦꯟꯕ ꯊꯥꯖꯗꯅ, ꯑꯁꯦꯡꯕꯒꯤꯔꯣ ꯅꯪ ꯍꯥꯏꯁꯤ ꯄꯥꯔꯤ? ꯑꯁꯦꯡꯕꯔꯣ? ꯍꯣꯏ. ꯃꯥꯕꯨ ꯅꯥꯏ ꯍꯥꯏꯕ ꯇꯥꯏ. ꯅꯠꯇꯦ ꯄꯥꯔꯤ, ꯑꯩꯉꯣꯟꯗ ꯋꯥꯗꯣ ꯁꯦꯡꯅ ꯑꯃꯨꯛꯇ ꯍꯥꯏꯌꯨ. ꯅꯪꯉꯣꯟꯗꯅ ꯀꯃꯥꯏꯅ ꯕꯥꯔꯗꯦ ꯂꯥꯛꯀꯅꯤꯅ ꯍꯥꯏꯔꯛꯂꯤꯕ? ꯃꯥꯒꯤ ꯐꯣꯟꯗꯤ ꯇꯧꯕ ꯆꯠꯇꯗꯥꯏ. ꯑꯩꯉꯣꯟꯗ ꯕ꯭ꯂꯣꯛ ꯊꯝꯒꯨꯝ ꯇꯧꯕꯗꯥꯏ. ꯑꯗꯨꯒ ꯀꯃꯥꯏꯅ? ꯄꯥꯔꯤ, ꯅꯪ ꯐꯖꯅ ꯍꯥꯏꯌꯨ. ꯄꯥꯔꯤꯁꯨ ꯍꯥꯏꯔꯛꯏ. ꯑꯩ ꯆꯟꯗꯥꯟ, ꯇꯐꯤꯡ ꯇꯍꯥꯒ ꯇꯧꯔꯛꯀꯅꯨ. ꯍꯥꯏꯒꯤꯗꯨ. ꯅꯪ ꯑꯃ. ꯄꯨꯝꯍꯦꯟꯕꯗꯣ ꯇꯨꯃꯤꯟ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ. ꯄꯥꯔꯤꯅ ꯄꯨꯝꯍꯦꯟꯕ ꯃꯉꯣꯟꯗ ꯋꯥꯍꯩ ꯈꯔ ꯋꯥꯔꯤ ꯈꯔ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟ ꯇꯧꯗꯨꯅ ꯂꯤꯁꯤꯜꯂꯛꯂꯝꯃꯤ. ꯍꯥꯏꯖꯤꯜꯂꯛꯏ ꯑꯣꯏꯗꯕ ꯈꯔ. ꯂꯨꯁꯤꯗꯣ ꯅꯍꯥꯟ ꯈꯔꯅꯤ ꯃꯃꯥꯡꯗ ꯀꯣꯜ ꯇꯧꯔꯝꯃꯤ. ꯑꯗ ꯍꯥꯏꯔꯛꯄꯅꯦ ꯃꯥꯗꯣ ꯌꯥꯝ ꯀꯟꯅ ꯅꯥꯎꯔ ꯃꯥꯜꯂꯦ. ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯈꯔ ꯐꯔ ꯃꯥꯜꯂꯦ. ꯑꯗꯨꯒꯤꯅꯤ. ꯅꯥꯕ? ꯀꯩ ꯑꯣꯏꯅ ꯅꯥꯔꯦꯅ ꯍꯥꯏꯒꯦ? ꯑꯗꯨꯗꯤ ꯍꯥꯏꯗꯦ ꯃꯥꯅ. ꯑꯗꯣ ꯅꯪꯕꯨꯁꯨ ꯁꯥꯎꯗꯅꯕ ꯈꯔ ꯍꯥꯏꯌꯨ. ꯅꯥꯕꯗꯨꯗ ꯐꯣꯟꯗꯨꯁꯨ ꯄꯥꯏꯔꯨꯗ꯭ꯔ ꯃꯥꯜꯂꯦ. ꯑꯗꯨꯒꯤꯅꯦ ꯍꯥꯏ ꯀꯣꯜ ꯆꯠꯇꯕꯗꯣ. ꯈꯪꯗꯦ, ꯅꯪꯗꯣ ꯂꯥꯛꯍꯜꯂꯨ, ꯂꯥꯛꯅꯕ ꯍꯥꯏꯌꯨ. ꯃꯥꯁꯨ ꯂꯥꯛꯀꯅꯤꯅ ꯍꯥꯏꯔꯛꯏ. ꯑꯗꯨꯃꯥꯏꯅ ꯍꯥꯏꯌꯨ ꯍꯥꯏꯅ ꯄꯥꯎ ꯇꯝꯃꯛꯏ. ꯄꯨꯝꯍꯦꯟꯕ ꯄꯥꯔꯤꯅ ꯑꯣꯏꯗꯕ ꯍꯥꯏꯗꯨꯅ ꯇꯝꯂꯛꯂꯤꯕ ꯄꯥꯎ ꯑꯗꯨꯗ ꯑꯗꯨꯃꯛ ꯊꯥꯖꯖꯗꯨꯅ ꯂꯩ. ꯑꯣꯏꯗꯕꯁꯤꯡꯗꯨꯗ ꯆꯥꯟꯅꯗꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯃꯍꯥꯛꯅ ꯈꯪꯖꯤꯜꯂꯨꯗꯦ. ꯂꯨꯁꯤꯒꯤ ꯃꯄꯥꯎ ꯑꯃ ꯇꯥꯕꯁꯤꯗ ꯃꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯈ꯭ꯔꯦ ꯃꯁꯥꯗꯨꯗ. ꯄꯨꯝꯍꯦꯟꯕꯅ, ꯁꯦꯡꯅ ꯄꯥꯔꯤ, ꯅꯪꯅ ꯍꯥꯏꯔꯤꯁꯤꯡꯁꯦ ꯆꯨꯝꯃꯦꯀꯣ? ꯆꯨꯝꯗꯤ ꯆꯨꯝꯃꯦꯀꯣ? ꯍꯣꯏ, ꯆꯨꯝꯃꯦ ꯍꯥꯏꯕ. ꯁꯤꯗ ꯑꯩꯅ ꯑꯃꯨꯛ ꯀꯩ ꯐꯥꯒꯤꯅꯣ? ꯂꯥꯛꯀꯅꯤ. ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯂꯥꯛꯀꯅꯤ. ꯄꯥꯔꯤꯁꯨ ꯐꯥꯒꯤ ꯇꯥꯊꯣꯔꯛꯇꯨꯅ ꯋꯥꯔꯤꯗꯨꯗ, ꯌꯥꯔꯦ, ꯅꯪ ꯂꯥꯛꯑꯣꯏ ꯀꯥꯏꯅ ꯍꯥꯏꯔꯝꯗꯥꯏꯅꯦ. ꯑꯗꯨꯅ ꯂꯥꯛꯄ ꯌꯥꯔꯣꯏ. ꯄꯨꯝꯍꯦꯟꯕꯅ, ꯈꯪꯗꯦ, ꯑꯩꯗꯤ ꯉꯟꯇꯥ ꯌꯧꯔꯛꯂꯅꯤ. ꯑꯗꯣ ꯅꯪꯕꯨ ꯆꯥꯛꯀ ꯆꯥꯔꯕ꯭ꯔꯣ ꯄꯨꯝꯍꯦꯟꯕ? ꯆꯥꯗ꯭ꯔꯤꯗ. ꯄꯥꯔꯤꯅ, ꯑꯗꯨꯗꯤ ꯆꯥꯊꯣꯛꯃꯤꯟꯅꯔꯨꯔꯁꯤꯔꯥ? ꯑꯩ ꯆꯥꯛ ꯌꯥꯝ ꯂꯥꯝꯈꯠꯂꯦꯕꯨ. ꯅꯌꯨꯝꯗꯒꯤ ꯆꯔꯥꯒ ꯍꯦꯜꯂ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯁꯤꯕꯣ? ꯍꯣꯏ, ꯂꯥꯛꯑꯣ, ꯆꯥꯎꯁꯤ ꯈꯔ. ꯄꯥꯔꯤꯒꯤꯗꯨ ꯁꯦꯡꯅ ꯄꯨꯝꯍꯦꯟꯕꯕꯨ ꯆꯥꯛ ꯄꯤꯖꯅꯕ ꯍꯥꯏꯅ ꯇꯧꯔꯛꯄ ꯈꯗ꯭ꯔꯛꯅꯤ. ꯍꯣꯏ, ꯌꯥꯝ ꯆꯥꯖꯔꯝꯃꯔꯣꯏ ꯅꯪ ꯅꯌꯨꯝꯗꯒ. ꯑꯁ ꯉꯥꯡꯉꯤ. ꯆꯥꯛꯈꯤꯗ ꯆꯥꯁꯦ ꯍꯥꯏꯕꯩꯕꯨ ꯌꯥꯔꯦ. ꯑꯗꯨꯝ ꯁꯤꯟꯕꯤꯒꯦ ꯀꯣꯟꯅ ꯑꯩ. ꯌꯥꯔꯦ ꯕꯣꯟꯗꯣ. ꯄꯥꯔꯤꯗꯣ ꯍꯧꯒꯠꯂꯛꯏ. ꯑꯗꯨꯒ, ꯂꯥꯛꯑꯣ. ꯕꯥꯃꯣꯟ ꯂꯥꯏꯗꯧꯅ ꯎꯡꯂꯒ ꯇꯨꯃꯤꯟ ꯐꯝ ꯂꯩꯔꯅꯨ. ꯌꯦꯡꯅꯤꯡꯗꯦ. ꯑꯁ ꯅꯪ ꯁꯤꯗꯤꯕ. ꯑꯩ ꯆꯥꯛꯈꯨꯝꯗ ꯆꯪꯂꯒꯅꯦ ꯆꯥꯕ ꯍꯧꯔꯅꯤ. ꯁꯠ ꯂꯥꯛꯆꯧꯀꯣ.
ꯄꯥꯔꯤꯗꯨ ꯊꯣꯛꯄ ꯍꯧꯈ꯭ꯔꯦ ꯄꯨꯝꯍꯦꯟꯕ ꯄꯥꯔꯤ ꯊꯣꯛꯈ꯭ꯔꯕꯗ ꯃꯥꯏꯊꯣꯡꯗꯨꯗ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯑꯃꯒꯤ ꯃꯃꯤ ꯈꯖꯤꯛ ꯇꯝꯂꯛꯏ ꯑꯗꯨꯒ ꯃꯗꯨꯒꯤ ꯇꯨꯡꯗ ꯍꯥꯏꯖꯩ ꯃꯊꯟꯅꯇ ꯑꯩꯕꯨ ꯑꯁꯨꯛ ꯀꯨꯏꯅ ꯅꯪꯅ ꯑꯣꯠꯄ ꯀꯣꯜꯂꯨꯁꯤ ꯈꯪꯗꯦ ꯅꯪꯅ ꯑꯋꯥꯕ ꯄꯤꯔꯒ ꯅꯪꯕꯨ ꯅꯨꯡꯁꯤꯕꯁꯨ ꯍꯦꯟꯅ ꯍꯦꯟꯒꯠꯄꯒꯨꯝ ꯇꯧꯏ ꯑꯩꯒꯤ ꯏꯁꯥꯁꯤꯗ ꯈꯪꯗꯦ ꯑꯩ ꯅꯪꯁꯤ ꯏꯅꯨꯡꯇ ꯅꯨꯡꯁꯤ ꯑꯩ ꯈꯛꯀꯤꯗ ꯑꯣꯏꯖꯅꯤꯡꯉꯤ ꯀꯨꯏꯔꯦ ꯑꯩꯅ ꯅꯪꯕు ꯎꯔꯛꯇꯕ ꯅꯪꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯇꯕ ꯑꯗꯨꯕꯨ ꯇꯥꯔꯅꯤ ꯇꯥꯕ ꯐꯪꯂꯅꯤ ꯅꯪꯒꯤ ꯏꯪꯅ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜꯗꯣ ꯑꯗꯨꯒ ꯎꯕꯁꯨ ꯐꯪꯖꯔꯅꯤ ꯅꯪꯒꯤ ꯁꯛꯍꯦꯟꯕꯤ ꯆꯦꯡꯂꯧ ꯍꯦꯟꯕꯤ ꯁꯛꯇꯝꯗꯣ ꯂꯨꯁꯤ ꯅꯪꯁꯦ ꯃꯔꯧ ꯂꯩꯃꯜꯂꯤ ꯃꯒꯨꯜ ꯋꯥꯡꯃꯜꯂꯤ ꯅꯪꯁꯦ ꯂꯨꯁꯤ ꯄꯨꯝꯍꯦꯟꯕ ꯋꯥꯍꯩ ꯃꯌꯥꯝꯗꯨ ꯃꯊꯟꯇ ꯃꯗꯣꯝ ꯁꯣꯟꯅ ꯍꯧꯒꯠꯂꯛꯂꯤ ꯑꯗꯨꯒ ꯃꯣꯃꯣꯟ ꯑꯗꯨꯃꯛ ꯇꯧꯔꯒ ꯃꯥꯁꯨ ꯆꯥꯛꯈꯨꯝꯂꯣꯝꯗꯨꯗ ꯆꯠꯈ꯭ꯔꯦ ꯄꯥꯔꯤꯒ ꯆꯥꯛꯇꯨ ꯄꯨꯟꯅ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯅꯕ ꯇꯧꯅꯕ ꯍꯥꯏꯅ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗꯅꯤ ꯍꯥꯏꯅ ꯉꯁꯤ ꯑꯁꯤ ꯄꯥꯔꯤ ꯃꯥꯒꯤ ꯕꯥꯔꯗꯦ ꯍꯥꯏꯕꯗꯨ ꯑꯣꯏꯔꯔꯦ ꯃꯥꯒꯤ ꯄꯥꯔꯇꯤ ꯁꯦꯂꯦꯕ꯭ꯔꯦꯁꯟꯗꯨ ꯑꯗꯨꯝ ꯃꯣꯏꯒꯤ ꯃꯌꯨꯝꯃꯛꯇꯨꯗ ꯇꯧꯔꯝꯃꯤ ꯄꯥꯔꯤ ꯍꯣꯏꯒꯤ ꯌꯨꯝꯁꯤ ꯑꯗꯨꯝ ꯆꯥꯎ ꯁꯥꯡꯕꯅꯤ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯑꯃ ꯁꯤꯟꯕꯗ ꯑꯗꯨꯝ ꯏꯌꯥꯗ ꯌꯥꯕ ꯍꯥꯏꯗꯨ ꯑꯣꯏꯕꯅꯤ ꯌꯥꯝꯅꯃꯛ ꯆꯥꯎꯅ ꯅꯠꯇ꯭ꯔꯒꯁꯨ ꯐꯤꯖꯪꯒ ꯈꯟꯗꯨꯅ ꯁꯦꯝꯃꯤ ꯗꯦꯀꯣꯔꯦꯠ ꯇꯧꯔꯤ ꯉꯟꯇꯥꯅ ꯂꯨꯁꯤ ꯑꯃꯗꯤ ꯃꯌꯣꯜꯁꯅꯥ ꯃꯈꯣꯏ ꯑꯅꯤꯗꯤ ꯂꯥꯛꯇꯨꯅ ꯂꯩꯔꯔꯦ ꯃꯌꯣꯜꯁꯅꯥ ꯂꯨꯁꯤ ꯑꯃꯗꯤ ꯄꯥꯔꯤ ꯑꯍꯨꯝꯗꯨ ꯀꯥ ꯑꯃꯗ ꯆꯪꯂꯛꯇꯨꯅ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯩ ꯂꯨꯁꯤꯅ ꯃꯌꯣꯜꯁꯅꯥꯒꯤ ꯃꯈꯨꯠꯇꯨꯗ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯒ ꯃꯌꯣꯜꯁꯅꯥ ꯅꯪꯉꯣꯟꯗ ꯈꯨꯗꯤꯡꯃꯛ ꯁꯤꯟꯅꯔꯕꯅꯤ ꯅꯪꯒꯤ ꯅꯨꯡꯁꯤꯕꯅ ꯗꯥꯍꯦꯟꯒꯤ ꯊꯃꯣꯏꯗ ꯅꯠꯇ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯄꯨꯝꯕ ꯂꯥꯏꯅ ꯈꯨꯗꯨꯝ ꯆꯟꯁꯤꯟꯕ ꯉꯝꯕ ꯑꯣꯏꯌꯨꯀꯣ ꯃꯥꯗꯤ ꯌꯥꯝ ꯁꯥꯎꯒꯟꯕꯅꯤ ꯐꯤꯡꯒꯟꯕꯅꯤ ꯅꯪ ꯃꯗꯨꯁꯤꯡꯗꯣ ꯍꯩꯅ ꯁꯤꯡꯅ ꯂꯣꯏꯅꯧꯀꯣ ꯃꯌꯣꯜꯁꯅꯥ ꯏꯆꯦ ꯄꯥꯔꯤꯅꯁꯨ ꯑꯃꯨꯛ ꯃꯌꯣꯜꯁꯅꯥ ꯅꯪ ꯊꯧꯅꯥ ꯂꯩꯕꯤ ꯑꯣꯏꯌꯨꯀꯣ ꯍꯥꯟꯅꯒꯨꯝ ꯅꯪꯒꯤ ꯊꯧꯅꯥ ꯂꯩꯕ ꯃꯇꯧꯁꯤꯡꯗꯣ ꯎꯠꯇꯨꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯁꯤꯡꯁꯦ ꯃꯥꯏ ꯄꯥꯛꯅ ꯇꯧꯁꯤꯀꯣ ꯈꯨꯗꯤꯡꯃꯛꯁꯤꯡꯁꯦ ꯅꯪꯒꯤ ꯑꯃꯗꯤ ꯂꯨꯁꯤ ꯅꯈꯣꯏ ꯑꯅꯤꯒꯤꯅꯤꯅꯦ ꯃꯌꯣꯜꯁꯅꯥꯅ ꯏꯪꯅ ꯗꯥ ꯄꯥꯔꯤ ꯏꯆꯦ ꯂꯨꯁꯤ ꯑꯩ ꯅꯈꯣꯏ ꯑꯅꯤꯅ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡꯗꯣ ꯁꯣꯏꯗꯅ ꯇꯧꯒꯦ ꯊꯕꯛꯁꯨ ꯃꯥꯏ ꯄꯥꯛꯅ ꯇꯧꯒꯦ ꯑꯩ ꯊꯧꯅꯥꯁꯨ ꯂꯩꯒꯦ ꯑꯩ ꯇꯧ ꯉꯝꯕꯤꯒꯤ ꯁꯛꯂꯣꯟꯁꯨ ꯂꯧꯒꯦ ꯑꯩ ꯂꯣꯏꯅ ꯃꯥꯌꯣꯛꯅꯒꯦ ꯑꯗꯨꯅꯤꯗꯅ ꯃꯌꯣꯜꯁꯅꯥ ꯄꯥꯔꯤꯅ ꯍꯥꯏꯔꯛꯄꯅꯤ ꯂꯨꯁꯤꯗꯤ ꯃꯄꯤꯕꯨ ꯇꯞꯅ ꯇꯥꯔꯛꯏ ꯃꯌꯣꯜꯁꯅꯥꯅ ꯑꯗꯨꯕꯨ ꯏꯆꯦ ꯅꯅꯥꯎꯅ ꯃꯃꯥꯡꯗ ꯁꯣꯏꯈꯤꯕ ꯀꯌꯥ ꯇꯧꯈꯤꯕ ꯑꯃꯗꯤ ꯃꯇꯨꯡꯗ ꯇꯧꯔꯛꯂꯕꯁꯨ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨꯀꯣ ꯏꯆꯦ ꯂꯨꯁꯤꯗꯨ ꯃꯌꯣꯜꯁꯅꯥꯗ ꯅꯨꯡꯁꯤꯅ ꯀꯣꯜꯂꯛꯏ ꯑꯗꯨꯒ ꯃꯌꯣꯜꯁꯅꯥ ꯍꯧꯖꯤꯛꯇꯤ ꯏꯆꯦꯅ ꯅꯪꯉꯣꯟꯗ ꯀꯔꯤꯝꯇ ꯅꯨꯡꯉꯥꯏꯇꯕ ꯂꯩꯇ꯭ꯔꯦ ꯐꯠꯇꯅ ꯈꯟꯕꯁꯨ ꯑꯃ ꯐꯥꯎꯕ ꯌꯥꯎꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯅꯪꯁꯦ ꯑꯩꯒꯤ ꯏꯅꯥꯎꯅꯤ ꯑꯩꯒꯤ ꯏꯅꯥꯎ ꯏꯆꯦ ꯂꯨꯁꯤꯗꯤ ꯀꯞꯂꯤ ꯃꯌꯣꯜꯁꯅꯥꯁꯨ ꯄꯨꯛꯅꯤꯡꯗꯨ ꯅꯨꯡꯁꯤꯕ ꯄꯣꯛꯇꯨꯅ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯤ ꯃꯇꯧꯗꯨꯗ ꯄꯥꯔꯤꯅ ꯌꯥꯔꯦ ꯑꯅꯤꯃꯛ ꯂꯨꯁꯤ ꯑꯗꯨꯒꯤ ꯃꯇꯝ ꯅꯠꯇꯦ ꯌꯥꯔꯦ ꯑꯗꯥꯏ ꯇꯧ ꯃꯌꯣꯜꯁꯅꯥ ꯅꯪꯁꯨ ꯄꯨꯛꯅꯤꯡ ꯁꯣꯟꯊꯔꯒ ꯍꯧꯖꯤꯛ ꯀꯞꯄꯒꯤ ꯃꯇꯝ ꯑꯃ ꯐꯥꯎꯕ ꯑꯣꯏꯗ꯭ꯔꯦ ꯑꯗꯨꯅ ꯀꯞꯄ ꯇꯣꯛꯁꯤ ꯊꯕꯛ ꯇꯧꯅꯕ ꯍꯧꯅꯕ ꯇꯧꯁꯤ ꯀꯞꯂꯝꯕ ꯂꯨꯁꯤ ꯑꯃꯗꯤ ꯃꯌꯣꯜꯁꯅꯥ ꯑꯅꯤꯗꯨ ꯇꯣꯛꯈ꯭ꯔꯦ ꯀꯣꯜꯂꯝꯕꯗꯨꯁꯨ ꯊꯥꯗꯣꯛꯅꯈ꯭ꯔꯦ ꯍꯧꯖꯤꯛ ꯋꯥꯔꯤꯁꯤ ꯐꯖꯅ ꯁꯥꯟꯅꯔꯁꯤ ꯀꯃꯥꯏꯅ ꯇꯧꯕ ꯍꯥꯏꯗꯅ ꯂꯨꯁꯤꯅ ꯍꯣꯏ ꯍꯥꯏꯌꯨ ꯄꯥꯔꯤ ꯂꯨꯁꯤ ꯁꯨꯝ ꯇꯧꯔꯁꯤ ꯍꯥꯏꯔꯒ ꯑꯍꯨꯝꯗꯨ ꯋꯥꯔꯤ ꯀꯨꯞꯊꯅ ꯃꯈꯣꯏꯅ ꯇꯧꯒꯦ ꯈꯜꯂꯤꯕ ꯊꯕꯛꯇꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯔꯛꯂꯤ ꯋꯥ ꯀꯌꯥ ꯋꯥꯇꯥꯅꯔꯛꯂꯤ ꯑꯗꯨ ꯂꯣꯏꯔꯒ ꯑꯃꯨꯛ ꯑꯍꯨꯝꯗꯨ ꯇꯣꯉꯥꯟ ꯂꯩꯅꯈ꯭ꯔꯦ ꯂꯨꯁꯤꯒ ꯃꯌꯣꯜꯁꯅꯥꯒꯗꯤ ꯅꯨꯄꯤ ꯂꯥꯛꯂꯒ ꯂꯩꯐꯝ ꯐꯝꯐꯝ ꯑꯗꯣꯝꯗ ꯐꯝꯂꯒ ꯂꯩꯈ꯭ꯔꯦ ꯄꯨꯡꯃꯨꯛꯀꯤ ꯃꯇꯨꯡꯗꯅꯤ ꯄꯨꯝꯍꯦꯟꯕꯗꯨ ꯃꯁꯥ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯅꯥꯟꯅ ꯂꯥꯛꯄꯒ ꯄꯥꯔꯤꯒ ꯊꯦꯡꯅꯗꯨꯅ ꯍꯦꯄꯤ ꯕꯔꯊꯗꯦ ꯍꯥꯏꯔꯒ ꯑꯅꯤꯗꯨ ꯈꯨꯠ ꯁꯣꯛꯅꯩ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯂꯨꯁꯤꯗꯤ ꯃꯥ ꯂꯥꯛꯈ꯭ꯔꯕ꯭ꯔꯣ ꯍꯣꯏ ꯂꯥꯛꯈ꯭ꯔꯦ ꯍꯦꯛ ꯂꯥꯛꯄꯒ ꯅꯇꯨ ꯍꯥꯟꯅ ꯍꯪꯉꯤꯕꯣ ꯆꯪꯉꯨ ꯃꯅꯨꯡꯗ ꯑꯃ ꯃꯍꯦꯟ ꯍꯣꯏ ꯂꯣꯏ ꯂꯩꯍꯧꯕꯅꯤ ꯆꯪꯉꯨ ꯀꯥ ꯑꯃꯗꯨꯗ ꯄꯨꯝꯍꯦꯟꯕꯅ ꯍꯪꯗ꯭ꯔꯗꯤ ꯀꯩꯅꯣ ꯏꯇꯨꯕꯨ ꯎꯗꯕ ꯀꯌꯥꯝ ꯀꯨꯏꯔꯦ ꯑꯗꯨꯒꯤꯅꯤ ꯌꯥꯔꯦ ꯅꯪꯅ ꯈꯤꯠ ꯍꯦꯟꯖꯤꯜꯂꯤ ꯆꯪꯉꯨ ꯌꯥꯔꯦ ꯃꯅꯨꯡꯗ ꯄꯨꯝꯍꯦꯟꯕꯗꯨ ꯅꯣꯛꯃꯤ ꯇꯧꯔꯒ ꯍꯣꯏ ꯍꯥꯏꯔꯒ ꯅꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯃꯥꯅ ꯆꯪꯂꯛꯄꯗꯨꯗ ꯃꯤꯠ ꯂꯩꯀꯥꯏ ꯀꯣꯏꯔꯨꯕꯗ ꯃꯌꯣꯜꯁꯅꯥꯗꯣ ꯍꯦꯛ ꯎꯔꯨꯔꯦ ꯄꯨꯝꯍꯦꯟꯕ ꯃꯥ ꯎꯕꯗ ꯕꯤꯠ ꯄꯨꯝꯕ ꯍꯜꯂꯤ ꯑꯗꯨꯕꯨ ꯍꯩꯅꯗꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯂꯝ ꯊꯅꯝꯗꯨꯅ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯦ ꯃꯌꯣꯜꯁꯅꯥꯁꯨ ꯄꯨꯝꯍꯦꯟꯕ ꯎꯕꯗ ꯂꯥꯛꯈ꯭ꯔꯦꯗꯅ ꯗꯥꯍꯦꯟ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯦ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯑꯩꯒꯤ ꯂꯥꯏꯕꯛ ꯐꯕ ꯅꯤꯡꯕ ꯊꯨꯡꯕ ꯅꯨꯃꯤꯠ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯦꯀꯣ ꯃꯌꯣꯜꯁꯅꯥ ꯃꯥꯏꯊꯣꯡ ꯃꯣꯃꯣꯟꯅꯩ ꯑꯗꯨꯒ ꯑꯃꯨꯛ ꯂꯨꯁꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ
Iche, dahil lakre, changkre manungda. Lucy makokto nomi aduga phone logthoklaga text type tawduna tharei parida. Ka manungda changkre, nangsu changsilo aduga tawro. Adagi magi mamanabasingdusu horen thokhankiba yanaba nangna dum silo. Parisu text tu pari aduga. Okay. Parisu pumhen mana sangkiba kaduda masu sangsinkre. Miku khra kanara matungda paridu kadudagi mung thorakli aduga Lucy amadi Mayulsana makhoi anigi manakta laktuna khonjel taplap ingna. Lucy, nangna tawraga natradi yaroi. Nang puro, nang uningi haiduna thalekre. Aduga Mayulsana chalo. Nang asigi room thangnabasida leiramo. Mayulsana na hoida pari. Lucy na tapna. Mayulsana na kemda khanganu ko. Mayulsana maithongduda minok siamlaga satkre. Pari changnaba tawsi. Hairaga nidu punna ka manungduda sangsin minarakli. Lucy na sanglakpada pumhenbadu yudu fulda ngauraga leirame. Parina Lucy puraga lakpaduda atay pamlamba mamanaba khara singduda thokinaba ingit piduna thokre. Adugi matung Lucy du pumhenbagi manakta phamtharakli. Pumhenba wa kaya mahai aduga phone dusu amuk lauthoklaga parida Lucy makoyani photo kaphalli. Lucy tapna makuttuda chena yomsinduna pariba powder taraba chloroform makup singdu thaknaba leiribaduda hapchili aduga yam nungsina pumhenbada yenglaga yare sina last oiro kaino nang ngasi tawri mayam sibo nongta udaba maongni pumhenbadu ngauri nokfet tawi aduga thaknaba mahidasu adam thakjinkre madu thaksin kibaga ikan kanadana pumhenbadu Lucy da nokmi sum yenglambadagi mahaki wakal makibugum tawkre gyan takhitre Lucy na san pari pumhenba wakal takhitre yare adubuda pusinaba tawsi thangnaba kasida yani ai toke hairaga parina pumhenbabu mangona pura sauraga miraknarak yenglaga thangnaba kaduda purakli Lucy sumatung inarakli pumhenba kaduda pusilakla matung phamung ama leiriduda hipankre aduga pumhenbagi liliba furitu Lucy na lawthokre Lucy na tapna sonjei dahen ai budi waronu ko waronu na phamne ira langsilab hairaga Lucy do kaplai Mayulsana su masiduda dum leiribani Lucy ki manakta sanglaklaga Lucy bu kaplibadu themba oina iche isina dum kaplabadi nanaw sunungaiti tapagsi karam na may pagna tauna laina tawba ngamgani iche kapkano Mayulsana isi kita mo isi mikupsida China yam na paurakli ado nang nadahin masiyag siyang na dumagdong siraga layo atum lingda na layo ko Mayulsana iche ay wakal pukning amata oloy ay oloy iche Mayulsana hairaga kape Lucy do Mayulsana su kaple parina yare kamankre sumaina kapkani khanglabadi ay noigi plan se accept tarom loidabani pari saugano ay thamoy sinik laure dunani ehak tumi leinai aduga madugi matungda Mayulsanada Lucy na onsilaga soidana dahen kanoini luhong athubada luhong oyo ko Mayulsana nangi nungsip nangi apangbado thongbo oisaro iche Lucy gyantada hiptun leiba pumhenbagi nakta sangsilaklaga pumhenbagi makhutu pairaga munna yengduna kolaga kappi suppi machinduna dahen ai yawar ai kai to hayo dahen Lucy do kapli sengna adubu kapli budu toklaga thorakli Mayulsana mangonda masada pop thabiramduna parina su hairami Mayulsana mangonda Mayulsana gigano nungaitaba kemta khanganu ko our plan will be success nang thongna layu ko Mayulsana makok nomduna tumili hawi pari su thokre ka adudagi aduga parina room gi thongdu mapalomdagi oina lok tawsilaga thanamle
ꯑꯄꯥꯝꯕ ꯑꯅꯤꯡꯕ ꯑꯃ ꯊꯨꯡꯅꯕ ꯍꯣꯠꯅꯕꯗ ꯃꯇꯝ ꯍꯥꯏꯕꯁꯤꯃ ꯆꯪꯏ꯫ ꯑꯄꯥꯝꯕ ꯑꯃ ꯊꯨꯡꯅꯕ ꯍꯣꯠꯅꯕꯗ ꯈꯟꯊꯗꯅ ꯇꯧꯈꯤꯕ ꯊꯕꯛꯇꯤ ꯑꯐꯕ ꯑꯆꯨꯝꯕ ꯊꯕꯛꯁꯨ ꯑꯣꯏꯒꯟꯗꯦ꯫ ꯉꯁꯤ ꯂꯨꯁꯤ ꯃꯥꯒꯤ ꯑꯅꯤꯡꯕ ꯉꯥꯏꯍꯥꯛꯀꯤ ꯋꯥꯈꯜꯗ ꯂꯥꯛꯈꯤꯕ ꯈꯔꯗꯨ ꯊꯕꯛ ꯑꯣꯏꯅ ꯃꯤꯀꯨꯞꯇꯨꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ, ꯃꯥꯒꯤ ꯑꯅꯤꯡꯕꯒꯤ ꯃꯍꯩ ꯌꯥꯟꯈ꯭ꯔꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯥꯒꯤ ꯑꯅꯤꯡꯕꯗꯨꯅ ꯇꯧꯈ꯭ꯔꯤꯕ ꯊꯕꯛ ꯑꯗꯨꯅ ꯀꯅꯥꯗ ꯀꯔꯤꯗ ꯀꯔꯤ ꯀꯔꯝꯕ ꯆꯩꯅꯥ ꯃꯈꯜ ꯆꯩꯊꯦꯡ ꯃꯈꯜꯁꯤꯡ ꯄꯤꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯈꯪꯖꯕ ꯎꯖꯕ ꯉꯝꯕ ꯅꯠꯇ꯭ꯔꯤ꯫ ꯑꯗꯨꯕꯨ ꯌꯦꯡꯁꯤ, ꯀꯔꯤ ꯀꯔꯝ ꯂꯥꯛꯂꯕ ꯍꯥꯏꯕꯗꯨ ꯑꯅꯤꯡꯕ ꯑꯃꯗꯤ ꯊꯨꯡꯍꯜꯂꯤꯕꯅꯤ꯫ ꯄꯨꯝꯍꯦꯟꯕꯒꯤ ꯅꯨꯡꯁꯤꯕꯗ ꯉꯥꯎꯖꯕꯤ ꯃꯥꯒꯤ ꯅꯨꯡꯁꯤꯕꯕꯨ ꯑꯗꯨ ꯈꯣꯏꯗꯥꯖꯔꯨꯕꯤ ꯃꯌꯣꯜ ꯁꯅꯥ ꯀꯧꯕꯤ ꯃꯍꯥꯛꯇꯨꯗꯤ ꯑꯗꯨ ꯄꯨꯛꯅꯤꯡꯅ ꯑꯄꯦꯟꯕ ꯄꯣꯛꯂꯝꯒꯅꯤ, ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯐꯪꯂꯦ ꯍꯥꯏꯅ꯫ ꯑꯗꯨꯕꯨ ꯀꯅꯥꯅ ꯈꯪꯕ ꯅꯨꯡꯁꯤꯕ ꯑꯗꯨꯅ ꯆꯩꯅꯥ ꯑꯣꯏꯅ ꯆꯩꯊꯦꯡ ꯑꯣꯏꯅ ꯃꯐꯝꯗ ꯄꯤꯔꯛꯄꯁꯨ꯫ ꯑꯗꯨꯝꯅ ꯅꯨꯃꯤꯠꯇꯨꯒꯤ ꯑꯍꯤꯡꯗꯨꯃ ꯍꯧꯖꯤꯟꯗꯨꯅ ꯂꯣꯏꯁꯤꯟꯈꯤꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯄꯥꯔꯤ ꯃꯥꯅ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯊꯝꯂꯝꯂꯕ ꯄꯨꯝꯍꯦꯟꯕꯒ ꯄꯥꯌꯣꯜ ꯁꯅꯥꯒ ꯄꯨꯟꯅ ꯂꯩꯈꯤꯕ ꯀꯥꯗꯨꯁꯨ ꯍꯟꯅ ꯌꯦꯡꯂꯨꯗ꯭ꯔꯦ ꯃꯍꯥꯛ꯫ ꯄꯥꯔꯤ ꯅꯣꯡ ꯉꯥꯜꯂꯛꯂꯕꯗꯨ ꯐꯥꯎꯕ ꯍꯟꯅ ꯌꯦꯡꯂꯨꯗ꯭ꯔꯦ꯫ ꯃꯈꯣꯜ ꯃꯋꯥ ꯈꯔ ꯇꯥꯈꯤ, ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯄꯥꯔꯤ ꯇꯥꯁꯤꯟ ꯎꯁꯤꯜꯂꯨꯕ ꯇꯧꯗ ꯂꯩꯁꯤꯜꯂꯤ꯫ ꯄꯥꯔꯤꯅ ꯇꯨꯃꯤꯟ ꯑꯌꯨꯛꯇꯨꯗ ꯄꯨꯝꯍꯦꯟꯕꯒꯤ ꯃꯃꯥ ꯏꯕꯦꯝꯃ ꯏꯟꯗꯨ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯂꯤ꯫ ꯏꯟꯗꯨ ꯃꯥꯁꯨ ꯀꯣꯜꯗꯨ ꯄꯥꯏꯔꯛꯇꯨꯅ ꯋꯥꯍꯪ ꯇꯧꯔꯛꯏ, ꯃꯁꯥꯅ ꯑꯍꯤꯡꯁꯨ ꯌꯨꯝꯗꯨꯗ ꯍꯟꯖꯤꯜꯂꯛꯇꯕꯗꯨꯗ꯫ "ꯅꯠꯇꯦ ꯏꯕꯨꯡꯉꯣ ꯄꯥꯔꯤ, ꯅꯈꯣꯏ ꯅꯇꯥꯎꯗꯨꯕꯨ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯩꯔꯦ ꯍꯥꯏꯔꯤꯕ ꯅꯠꯇ꯭ꯔꯅꯦ?" "ꯍꯣꯏ ꯏꯃꯥ, ꯂꯩꯌꯦ ꯑꯩꯈꯣꯏꯗ." "ꯑꯣ ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯌꯥꯝ ꯐꯔꯦ꯫ ꯑꯩꯗꯤ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯅ ꯈꯜꯂꯨꯔꯕꯅꯤ, ꯌꯨꯝꯗꯒ ꯍꯟꯖꯤꯜꯂꯛꯇꯗꯅ ꯇꯧꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯅ ꯈꯟꯖꯤꯜꯂꯨꯔꯤꯕꯅꯤ." "ꯅꯨꯡꯁꯥ ꯊꯤꯕꯤꯔꯨꯔꯅꯨ ꯏꯃꯥ, ꯑꯩꯈꯣꯏꯗ ꯂꯩꯔꯦ꯫ ꯑꯗꯨꯒ ꯏꯃꯥ, ꯄꯨꯝꯍꯦꯟꯕꯗꯣ ꯅꯨꯄꯤꯁꯨ ꯆꯦꯜꯂꯦ ꯏꯃꯥ." ꯏꯟꯗꯨꯗꯨ ꯃꯁꯥꯅ ꯅꯨꯄꯤ ꯆꯦꯜꯂꯦ ꯍꯥꯏꯔꯛꯄꯗꯨꯗ, "ꯏ, ꯀꯔꯤ ꯍꯥꯏꯕ? ꯑꯩꯈꯣꯏ ꯄꯨꯝꯍꯦꯟꯕꯕꯨ ꯅꯨꯄꯤ ꯆꯦꯜꯂꯦ ꯍꯥꯏꯕ?" "ꯍꯣꯏ ꯏꯃꯥ, ꯆꯦꯜꯂꯦ." "ꯍꯩ ꯄꯥꯔꯤ, ꯅꯪꯒꯤꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯋꯣꯏꯕꯔꯣ ꯐꯥꯒꯤꯔꯣ?" "ꯃꯥ, ꯑꯁꯦꯡꯕꯅꯤ, ꯑꯣꯏꯗꯕ ꯅꯠꯇꯦ, ꯏꯇꯥꯎꯗꯣ ꯅꯨꯄꯤ ꯆꯦꯜꯂꯦ ꯏꯃꯥ." ꯏꯟꯗꯨꯗꯨ ꯋꯥꯈꯜꯗ ꯆꯤꯡꯅꯔꯛꯂꯤ, ꯂꯨꯁꯤ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯗꯨꯅ ꯐꯠ ꯍꯥꯏꯔꯛꯏ, "ꯏꯃꯥ ꯊꯥꯖꯔꯒꯦ꯫ ꯑꯗꯣ ꯅꯨꯄꯤꯗꯨꯗꯤ ꯀꯅꯥꯅꯣ? ꯀꯗꯥꯏꯗꯒꯤꯅꯣ? ꯅꯠꯇ꯭ꯔꯒ ꯃꯥꯒ ꯈꯪꯅꯩ ꯍꯥꯏꯗꯅ ꯇꯧꯔꯤꯕ ꯂꯨꯁꯤ ꯍꯥꯏꯕꯤ ꯅꯨꯄꯤ ꯃꯆꯥꯗꯨꯔꯥ? ꯃꯥꯒꯔꯣ ꯆꯦꯜꯂꯦ ꯍꯥꯏꯔꯤꯕꯁꯤꯕꯨ ꯄꯥꯔꯤ? ꯃꯥꯂꯣ? ꯃꯗꯨꯒꯤ ꯅꯨꯄꯤ ꯃꯆꯥꯗꯨꯒꯔꯣ?" ꯄꯥꯔꯤꯅ ꯇꯞꯂꯞ, "ꯏꯃꯥ, ꯅꯠꯇꯦ, ꯂꯨꯁꯤ ꯅꯠꯇꯦ, ꯑꯉꯥꯡꯅꯤ꯫ ꯏꯇꯥꯎꯅ ꯉꯁꯤ ꯆꯦꯜꯂꯤꯕ ꯅꯨꯄꯤꯁꯤꯗꯤ ꯃꯃꯤꯡꯅ ꯃꯌꯣꯜ ꯁꯅꯥ, ꯃꯌꯣꯜ ꯁꯅꯥ ꯍꯥꯏꯅ ꯀꯧꯕꯅꯤ, ꯂꯨꯁꯤ ꯅꯠꯇꯦ." "ꯍꯥ? ꯑꯣ, ꯂꯨꯁꯤ ꯅꯠꯇꯦ, ꯃꯌꯣꯜ ꯁꯅꯥꯅꯤ ꯍꯥꯏꯕ?" "ꯍꯣꯏ ꯏꯃꯥ, ꯂꯨꯁꯤ ꯅꯠꯇꯦ." ꯏꯟꯗꯨ ꯂꯨꯁꯤ ꯅꯠꯇ꯭ꯔꯦ ꯍꯥꯏꯕꯁꯤ ꯈꯪꯕꯗ ꯄꯨꯛꯅꯤꯡꯗꯨꯗ ꯅꯦꯅꯥ ꯇꯥꯖꯩ꯫ ꯁꯦꯡꯅ ꯂꯨꯁꯤꯁꯤ ꯌꯥꯝ ꯍꯪꯒꯣꯏꯕ ꯇꯨꯀꯠꯆꯕ ꯑꯃ ꯄꯣꯛꯈ꯭ꯔꯕꯅꯤ ꯏꯟꯗꯨꯅ꯫ ꯏꯟꯗꯨꯅ ꯇꯞꯂꯤ ꯇꯞꯂꯤ ꯑꯃꯨꯛ, "ꯑꯣꯍꯣ, ꯐꯔꯦ ꯐꯔꯦ, ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ꯫ ꯑꯗꯣ ꯀꯥꯟꯅꯗꯦ, ꯅꯪꯅ ꯅꯪꯒꯤ ꯅꯇꯥꯎꯗꯣ ꯂꯦꯡꯗꯅ ꯁꯨꯝ ꯂꯩꯍꯜꯂꯝꯃꯨ꯫ ꯑꯩ ꯅꯈꯣꯏ ꯄꯥꯕꯨꯡꯗꯣ ꯏꯆꯥꯒ ꯏꯃꯧꯒꯕꯨ ꯂꯧꯕ ꯊꯥꯔꯛꯍꯜꯂꯒꯦ ꯄꯥꯔꯤ." "ꯍꯣꯏ ꯏꯃꯥ ꯏꯕꯦꯝꯃ, ꯑꯗꯨꯒꯤꯗꯤ ꯌꯥꯅꯤ, ꯁꯨꯝ ꯁꯤꯗꯒꯤ ꯀꯩꯁꯨ ꯆꯠꯊꯣꯛꯍꯜꯂꯣꯏꯗ." "ꯂꯦꯡꯗꯅ ꯂꯩꯍꯜꯂꯣ, ꯀꯨꯏꯗꯕꯤꯗ ꯌꯧꯍꯜꯂꯛꯂꯒꯦ." "ꯍꯣꯏ ꯏꯃꯥ ꯏꯕꯦꯝꯃ." "ꯐꯔꯦ ꯐꯔꯦ, ꯏꯃꯥ ꯀꯣꯜꯁꯤ ꯊꯝꯂꯒꯦꯀꯣ ꯑꯗꯨꯗꯤ ꯄꯥꯔꯤ." "ꯐꯅꯤ ꯏꯃꯥ, ꯊꯝꯃꯦ ꯊꯝꯃꯦ." ꯍꯥꯏꯔꯒ ꯏꯟꯗꯨ ꯀꯣꯜ ꯀꯛꯈ꯭ꯔꯦ, ꯑꯗꯨꯒ ꯇꯞꯅ ꯃꯆꯤꯟꯗ, "ꯐꯔꯦ, ꯁꯤ ꯃꯉꯥꯏꯗꯅ ꯑꯩꯗꯤ ꯄꯥꯕꯨ ꯄꯥꯈꯠꯂꯨꯔꯦꯅꯦ, ꯃꯗꯨꯒꯤ ꯃꯔꯝ ꯆꯠꯂꯨꯗꯕꯤ ꯑꯣꯛꯇꯕꯤ ꯅꯨꯄꯤ ꯂꯨꯁꯤ ꯍꯥꯏꯕꯤꯗꯣ, ꯑꯗꯨꯅ ꯌꯨꯝꯁꯤꯗ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯗꯅ ꯄꯥꯈꯠꯂꯨꯔꯕꯅꯤ꯫ ꯃꯥꯅ ꯌꯨꯝꯁꯤꯗꯒ ꯂꯥꯛꯂꯕ ꯃꯥꯡꯉꯦ ꯄꯨꯡꯃꯥꯡꯉꯦ ꯃꯥꯡꯂꯦꯀꯣ ꯏꯃꯨꯡꯁꯦ." ꯏꯟꯗꯨ ꯋꯥꯍꯩꯗꯨ ꯃꯊꯟꯇ ꯍꯥꯏꯖꯔ ꯃꯇꯨꯡ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯦ, ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯕꯤꯔꯥꯝꯕꯨ ꯊꯤꯕ ꯄꯥꯎ ꯇꯝꯂꯨꯅꯕ ꯍꯥꯏꯅ꯫ ꯄꯥꯔꯤꯁꯨ ꯁꯣꯝꯗ ꯃꯊꯟꯇ ꯅꯨꯡꯉꯥꯏꯇꯅ ꯁꯣꯟꯖꯩ꯫ "ꯏꯇꯥꯎ ꯄꯨꯝꯍꯦꯟꯕ, ꯅꯪ ꯑꯩꯕꯨꯗꯤ ꯋꯥꯔꯧꯅꯨ. ꯅꯪ ꯑꯩꯉꯣꯟꯗ ꯋꯥꯔꯧꯕꯗꯤ ꯄꯣꯛꯀꯗꯨꯀꯣ. ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯃꯌꯥꯝꯁꯤꯡꯁꯦ ꯁꯤꯅ ꯅꯪꯒꯤ ꯅꯨꯡꯉꯥꯏꯕ ꯑꯄꯦꯟꯕ ꯑꯣꯏꯔꯔꯣꯏ ꯍꯥꯏꯕꯗꯤ ꯈꯪꯉꯤ ꯑꯩꯁꯨ. ꯑꯗꯨꯕꯨ ꯂꯨꯁꯤ ꯃꯥꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯃꯇꯧ ꯃꯌꯥꯝꯗꯨ ꯎꯕꯗ ꯑꯩ ꯊꯕꯛꯁꯦ ꯇꯧꯔꯔꯣꯏ ꯍꯥꯏꯕ ꯉꯝꯈꯤꯗꯕꯅꯤ ꯄꯨꯝꯍꯦꯟꯕ. ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯅꯨꯀꯣ." ꯄꯥꯔꯤꯁꯨ ꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯦ, ꯅꯨꯡꯉꯥꯏꯕ ꯄꯣꯛꯇꯦ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡꯁꯤꯗ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯂꯨꯁꯤꯒꯤ ꯃꯇꯧ ꯎꯔꯒ ꯑꯃꯗꯤ ꯍꯣꯏ ꯉꯝꯅꯤ ꯇꯧꯅꯤ ꯍꯥꯏꯅ ꯍꯥꯏꯗꯣꯛꯇꯨꯅ ꯊꯥꯖꯕ ꯄꯤꯊꯣꯛꯂꯨꯕ ꯑꯣꯏꯕꯅ ꯄꯥꯔꯤ ꯎꯄꯥꯏ ꯂꯩꯇ ꯊꯕꯛꯁꯤꯗ ꯑꯗꯨꯝ ꯇꯧꯈ꯭ꯔꯕꯅꯤ꯫ ꯃꯍꯥꯛꯅ ꯑꯅꯤꯃꯛ, ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯃꯇꯥꯎ ꯑꯃꯗꯤ ꯃꯔꯨꯞ ꯑꯣꯏꯅ ꯇꯤꯟꯅꯔꯤꯕꯤ ꯂꯨꯁꯤ, ꯃꯈꯣꯏ ꯑꯅꯤꯕꯨ ꯂꯨꯝꯅ ꯅꯨꯡꯁꯤꯅ ꯈꯟꯖꯕ ꯉꯥꯛꯇꯅꯤ꯫ ꯁꯣꯝꯗꯅ ꯏꯟꯗꯨꯗꯨ ꯃꯄꯨꯔꯣꯏꯕ ꯑꯣꯏꯔꯤꯕ ꯑꯕꯤꯔꯥꯝꯅ ꯂꯩꯔꯤꯕ ꯃꯅꯥꯛꯇꯨꯗ ꯂꯥꯛꯂꯒ ꯐꯝꯊꯔꯛꯂꯗꯨꯅ, "ꯃꯈꯣꯏ ꯃꯄꯥ, ꯅꯆꯥꯅ
ꯑꯍꯤꯡ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇꯦ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅꯤꯅ ꯍꯥꯏꯅꯔꯝꯕꯗꯣ ꯑꯗꯣ ꯃꯗꯨꯒꯤ ꯃꯔꯝ ꯂꯩꯔꯝꯂꯦ ꯆꯥꯎꯅ꯫ ꯑꯕꯤꯔꯥꯝꯅ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯣ? ꯀꯔꯤ ꯃꯔꯝ ꯂꯩꯔꯝꯂꯒꯦꯅꯦ ꯍꯥꯏꯔꯤꯁꯤꯕꯣ? ꯌꯥꯝ ꯆꯥꯎꯅ ꯂꯩꯔꯝꯈ꯭ꯔꯦ ꯏꯆꯦ, ꯑꯗꯨ ꯍꯥꯏꯌꯨꯗꯅꯀꯣ ꯀꯣꯏꯊꯣꯛꯇꯅ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ꯫ ꯏꯟꯗꯨꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤꯁꯨ ꯇꯧꯗꯨꯅ ꯉꯔꯥꯡ ꯑꯍꯤꯡꯗꯣ ꯅꯆꯥꯅꯨꯄꯥꯅ ꯅꯨꯄꯤ ꯆꯦꯟꯗꯅ ꯃꯈꯣꯏ ꯃꯇꯥꯎ ꯄꯥꯔꯤꯉꯩꯗꯨꯒꯤ ꯃꯌꯨꯝꯗꯨꯗ ꯑꯣꯏꯅ ꯊꯩꯔꯒ ꯂꯩꯔꯕ ꯃꯥꯜꯂꯦ꯫ ꯑꯗꯨꯒꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯌꯨꯝꯗꯒ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤꯕꯁꯦ꯫ ꯑꯕꯤꯔꯥꯝ ꯋꯥꯐꯝꯗꯣ ꯍꯦꯛ ꯇꯥꯕꯒ ꯀꯔꯤꯅꯣꯅ ꯍꯥꯏꯔꯤꯁꯤꯕꯨ ꯃꯃꯥ? ꯏꯆꯥ ꯄꯨꯝꯍꯦꯟꯕꯕꯨ ꯅꯨꯄꯤ ꯆꯦꯜꯂꯦ ꯍꯥꯏꯔꯤꯕ꯭ꯔꯅꯤ ꯅꯪꯒꯤꯁꯦ? ꯍꯣꯏ ꯆꯦꯜꯂꯦꯌꯦ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯆꯍꯤ ꯈꯔ ꯅꯧꯔꯤꯕꯤ ꯑꯃ꯫ ꯑꯕꯤꯔꯥꯝꯗꯨꯁꯨ ꯃꯥꯏꯊꯣꯡ ꯃꯨꯝꯃꯣꯟꯅꯔꯛꯂꯦ ꯑꯗꯨꯒ ꯑꯁ ꯚꯥꯂꯣꯍꯩ, ꯑꯗꯨꯗꯤ ꯏꯃꯨꯡꯁꯤ ꯅꯨꯡꯉꯥꯏꯔꯛꯀꯗꯧꯔꯦ꯫ ꯃꯄꯨꯡ ꯐꯥꯕ ꯏꯃꯨꯡ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯦꯅꯦ ꯑꯗꯨꯗꯤ ꯇꯧꯔꯤꯁꯦ꯫ ꯑꯗꯨꯅꯦ ꯃꯈꯣꯏ ꯃꯄꯥ ꯑꯩꯁꯨꯅꯦ ꯅꯨꯡꯉꯥꯏꯔꯅꯤ꯫ ꯆꯥꯛ ꯊꯣꯡꯕꯃꯛꯇ ꯑꯣꯏꯔꯁꯨ ꯏꯃꯧꯒ ꯂꯥꯛꯂꯕꯗꯤ ꯏꯃꯧꯗꯨꯒ ꯁꯦꯒ ꯃꯥꯏꯒ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯗꯅ ꯊꯣꯡꯂꯗꯕꯅꯤ꯫ ꯆꯨꯝꯂꯤꯕꯅꯤ ꯑꯗꯨꯁꯨ꯫ ꯏꯟꯗꯨꯅ ꯁꯠ ꯑꯗꯣ ꯀꯥꯟꯅꯗꯦ, ꯍꯧꯖꯤꯛ ꯉꯜꯂꯤꯉꯩꯁꯤꯗꯅꯦ ꯅꯆꯥꯒ ꯅꯃꯧꯒꯗꯣ ꯃꯤꯒꯤ ꯃꯌꯨꯝꯗꯨꯗꯒꯤ ꯂꯧꯊꯣꯛꯄꯤꯔꯨꯗꯕ ꯌꯥꯔꯣꯏ, ꯂꯧꯕꯤꯔꯨꯔꯣ꯫ ꯑꯗꯒꯤ ꯆꯠꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯄꯥꯎ ꯍꯟꯕ ꯍꯥꯏꯗꯅ ꯑꯃꯁꯨ ꯆꯠꯇꯕ ꯌꯥꯔꯣꯏ꯫ ꯑꯗꯨꯒꯤꯗꯤ ꯑꯩ ꯁꯥꯒꯩꯒꯤ ꯑꯍꯜ ꯑꯃꯅꯤ ꯍꯥꯏꯔꯝꯂꯒꯦ꯫ ꯈꯪꯉꯤ ꯃꯃꯥ, ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯉꯤ꯫ ꯑꯗꯨꯅ ꯆꯠꯄꯤꯅꯕ ꯇꯧꯁꯤ, ꯅꯆꯥꯒ ꯅꯃꯧꯒ ꯂꯧꯕ꯫ ꯑꯕꯤꯔꯥꯝꯅ ꯁꯠ ꯑꯁ ꯉꯥꯏꯈꯣꯁꯦ, ꯑꯃꯨꯛꯇ ꯃꯗꯨꯒ ꯂꯥꯛꯏ꯫ ꯀꯗꯥꯏ? ꯑꯩꯒꯤ ꯐꯣꯟꯗꯣ ꯑꯃꯨꯛꯇ ꯄꯨꯊꯣꯔꯛꯑꯣ, ꯂꯧꯔꯣ ꯆꯠꯂꯨ ꯃꯃꯥ꯫ ꯐꯣꯟꯗꯨꯗ ꯑꯃꯨꯛ ꯀꯔꯤ ꯇꯧꯕꯤꯈꯤꯒꯦ ꯍꯥꯏꯔꯤꯅꯣ? ꯋꯥ ꯌꯥꯝꯅ ꯍꯥꯏꯅꯈ꯭ꯔꯦꯗ ꯃꯃꯥ ꯅꯪꯁꯦ, ꯀꯣꯛ ꯂꯧꯊꯣꯛꯂꯨꯕ ꯌꯥꯗ꯭ꯔꯗꯤ? ꯍꯣꯏꯅꯦ, ꯂꯧꯕꯕꯨꯗꯤ ꯂꯧꯊꯣꯛꯂꯨꯒꯅꯤꯌꯦ, ꯑꯗ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤ ꯑꯩꯅ ꯋꯥꯍꯪ ꯑꯣꯏꯅ ꯍꯪꯖꯔꯤꯁꯤꯅ꯫ ꯀꯔꯤꯅꯣ? ꯏꯆꯥ ꯇꯥꯡꯕꯁꯤꯅ ꯅꯨꯄꯤ ꯆꯦꯜꯂꯛꯂꯦ ꯍꯥꯏꯔꯒ ꯑꯩꯅ ꯇꯨꯃꯤꯟ ꯀꯔꯤꯒꯤ ꯂꯩꯁꯤꯟꯗꯣꯏꯅꯣ? ꯑꯩꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯉꯥꯏꯁꯦꯟ ꯁꯥꯒꯩ ꯅꯥꯇꯩꯗ ꯂꯣꯏꯅ ꯍꯥꯏꯗꯧꯔꯤꯕꯅꯤ, ꯇꯥꯛꯂꯒ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯀꯗꯧꯔꯤꯕꯅꯤꯅꯦ ꯅꯪꯕ꯫ ꯑꯁ ꯃꯈꯣꯏ ꯃꯄꯥ ꯅꯪꯒꯤ ꯊꯣꯛꯃꯣꯛꯁꯤꯗꯤꯕ꯫ ꯍꯩ, ꯊꯣꯛꯃꯣꯛ ꯅꯠꯇꯦ, ꯆꯠꯂꯨꯅꯦ ꯄ꯭ꯔꯞ꯫ ꯏꯟꯗꯨꯗꯨ ꯐꯝꯂꯤꯕꯗꯨꯗꯒꯤ ꯍꯧꯒꯠꯂꯛꯂꯤ ꯑꯗꯨꯒ ꯑꯁ ꯍꯣꯏ ꯂꯥꯏꯃ ꯑꯩꯗꯅꯦ ꯅꯪꯒꯤ ꯐꯣꯟ ꯍꯥꯏꯗꯣ ꯑꯃꯨꯛꯇ ꯂꯧꯊꯣꯛꯂꯨꯈꯤꯒꯦ ꯑꯩ꯫ ꯏꯟꯗꯨꯗꯨ ꯈꯣꯡ ꯊꯥꯡꯗꯣꯔꯛꯇꯨꯅ ꯂꯥꯛꯂꯤ ꯑꯗꯨꯒ ꯀꯥꯗꯒꯤ ꯃꯄꯨꯔꯣꯏꯕꯒꯤ ꯐꯣꯟꯗꯨ ꯂꯧꯊꯣꯔꯛꯂꯒ ꯃꯄꯨꯔꯣꯏꯕ ꯑꯕꯤꯔꯥꯝꯗ ꯄꯤꯔꯛꯇꯨꯅ ꯁꯦ ꯁꯤꯗ ꯂꯩꯖꯔꯦ, ꯋꯥꯔꯤꯗꯨ ꯀꯨꯏꯅ ꯁꯥꯟꯅꯔꯒ ꯂꯩꯊꯣꯛꯄꯤꯅꯨ, ꯊꯦꯡꯊꯈꯤꯅꯤ꯫ ꯑꯩ ꯁꯥꯒꯩꯒꯤ ꯑꯍꯜꯗꯅꯦ ꯋꯥ ꯍꯥꯏꯕ ꯆꯠꯂꯨꯈꯤꯒꯦ ꯃꯄꯥ꯫ ꯃꯈꯣꯏ ꯃꯄꯥꯁꯨ ꯏꯆꯥꯒ ꯏꯃꯧꯒꯗꯣ ꯂꯧꯕꯤꯔꯨꯅꯕ ꯇꯧꯕꯤꯌꯨ꯫ ꯍꯣꯏ ꯇꯧꯒꯦꯁꯦ, ꯌꯥꯅꯤ, ꯂꯣꯏ ꯅꯪꯅꯅꯤꯁꯦ꯫ ꯏꯟꯗꯨ ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯅ ꯊꯣꯛꯈ꯭ꯔꯦ ꯀꯥꯗꯨꯗꯒꯤ꯫ ꯏꯟꯗꯨ ꯊꯣꯛꯈ꯭ꯔ ꯃꯇꯨꯡ ꯑꯕꯤꯔꯥꯝ ꯃꯥꯁꯨ ꯐꯣꯟꯗꯨꯗ ꯌꯥꯎꯕ ꯃꯥꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯃꯔꯨꯞ ꯃꯄꯥꯡ ꯉꯥꯏꯁꯦꯟ ꯁꯥꯒꯩ ꯅꯥꯇꯩꯁꯤꯡꯗꯨꯗ ꯃꯥꯒꯤ ꯃꯆꯥ ꯑꯃꯠꯇ ꯌꯥꯎꯖꯕꯁꯤ ꯅꯨꯄꯤ ꯆꯦꯜꯂꯛꯂꯦ ꯈꯣꯠꯂꯦ, ꯂꯨꯍꯣꯡꯕ ꯂꯥꯛꯇꯕ ꯌꯥꯔꯣꯏ ꯈꯣꯠꯂꯣꯏ ꯍꯥꯏꯗꯅ ꯐꯥꯒꯤ ꯇꯧꯅꯗꯨꯅ ꯍꯔꯥꯎ ꯋꯥꯔꯤ ꯁꯥꯟꯅꯔꯛꯂꯤ꯫ ꯐꯣꯟꯗꯒꯤꯁꯨ ꯈꯪꯅ ꯆꯥꯟꯅꯕꯁꯤꯡꯗꯨꯅ ꯍꯣꯏ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕꯗ ꯑꯣꯏꯔꯁꯅꯨ ꯈꯣꯠꯂꯁꯅꯨ ꯍꯥꯏꯗꯅ ꯑꯐꯕ ꯋꯥ ꯃꯌꯥꯝ ꯑꯃ ꯍꯥꯏꯔꯛꯄꯁꯤꯡꯗꯨ ꯇꯥꯔꯒ ꯑꯕꯤꯔꯥꯝ ꯃꯥꯁꯨ ꯃꯣꯃꯣꯟ ꯅꯣꯛꯆꯩ, ꯃꯥꯏꯊꯣꯡꯗꯨꯗ ꯃꯗꯨꯁꯤꯡꯗꯨꯗꯕꯨ ꯇꯥꯅꯕ ꯁꯤꯟꯕꯅꯤ ꯃꯍꯥꯛꯅ꯫ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯕ ꯈꯣꯠꯄ ꯂꯣꯏꯔ ꯃꯇꯨꯡꯗ ꯑꯕꯤꯔꯥꯝꯗꯨ ꯃꯥꯒꯤ ꯃꯐꯤ ꯑꯃ ꯍꯣꯡꯂꯨꯔ ꯃꯇꯨꯡꯗ ꯃꯍꯥꯛ ꯃꯥꯒꯤ ꯃꯆꯥꯒ ꯃꯃꯧꯒꯕꯨ ꯑꯃꯨꯛ ꯂꯧꯕ ꯆꯠꯈ꯭ꯔꯦ ꯄꯥꯔꯤꯍꯣꯏꯒꯤꯗꯒꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯂꯨꯁꯤꯗꯨ ꯑꯍꯤꯡ ꯆꯨꯞꯄ ꯑꯃ ꯃꯊꯟꯇ ꯃꯗꯣꯝ ꯀꯞꯂꯒ ꯂꯦꯜꯂꯕꯅꯤ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯤ ꯀꯠꯊꯣꯛꯄ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯍꯟꯈ꯭ꯔꯕꯅꯤ ꯅꯐꯝꯗ꯫ ꯗꯥꯍꯦꯟ, ꯑꯩꯉꯣꯟꯗ ꯅꯪ ꯋꯥꯔꯧꯕ ꯅꯨꯡꯉꯥꯏꯇꯕꯁꯨ ꯐꯥꯎꯔꯅꯨ꯫ ꯅꯪꯕꯨ ꯅꯨꯡꯁꯤꯖꯕ ꯅꯪꯒꯤ ꯅꯨꯡꯁꯤꯕꯒꯤ ꯏꯔꯤꯛ ꯈꯖꯤꯛꯇ ꯑꯣꯏꯔꯕꯁꯨ ꯐꯪꯖꯔꯕꯗꯤ ꯍꯥꯏꯅ ꯅꯤꯖꯔꯤꯕꯤ ꯃꯥꯒ ꯅꯨꯡꯁꯤꯅ ꯅꯨꯡꯉꯥꯏꯅ ꯄꯨꯟꯁꯤ ꯂꯝꯕꯤ ꯆꯠꯃꯤꯟꯅꯧ꯫ ꯑꯩꯗꯤ ꯃꯩꯔꯥꯕꯤꯒꯤ ꯃꯁꯛ ꯑꯣꯜꯂꯒꯦ꯫ ꯗꯥꯍꯦꯟ, ꯅꯪ ꯃꯌꯣꯟ ꯁꯅꯥꯕꯨ ꯂꯨꯅ ꯅꯨꯡꯁꯤꯅ ꯇꯧꯕꯤꯌꯨꯀꯣ, ꯂꯣꯏꯅꯕꯤꯌꯨꯀꯣ꯫ ꯂꯨꯁꯤ ꯃꯄꯤ ꯇꯥꯅ ꯋꯥꯍꯩ ꯈꯔꯗꯨ ꯁꯣꯟꯖꯗꯨꯅ ꯍꯥꯏꯖꯔ ꯃꯇꯨꯡ ꯑꯃꯨꯛ ꯃꯄꯤꯗꯨ ꯐꯠ ꯇꯩꯊꯣꯛꯂꯒ ꯐꯣꯟꯗꯨ ꯂꯧꯊꯣꯛꯂꯒ ꯅꯤꯡꯊꯧꯂꯦꯝꯕꯒꯤ ꯅꯝꯕꯔꯗꯨꯗ ꯀꯣꯜ ꯇꯧꯔꯛꯏ꯫ ꯅꯤꯡꯊꯧꯂꯦꯝꯕꯁꯨ ꯑꯗꯨꯝ ꯄꯥꯏꯈꯠꯂꯛꯏ꯫ ꯍꯜꯂꯣ ꯃꯤꯁ ꯂꯨꯁꯤ꯫ ꯂꯨꯁꯤ ꯈꯣꯟꯖꯦꯜ ꯏꯪꯅ ꯅꯪꯒꯤ ꯑꯄꯥꯝꯕ ꯊꯨꯡꯂꯦ, ꯄꯨꯝꯍꯦꯟꯕ ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯈ꯭ꯔꯦ, ꯅꯛꯁꯤꯜꯂꯛꯄ ꯌꯥꯔꯣꯏꯗꯧꯕ ꯃꯑꯣꯡꯗ ꯂꯥꯞꯍꯟꯈ꯭ꯔꯦ ꯑꯩꯅ꯫ ꯅꯤꯡꯊꯧꯂꯦꯝꯕ ꯅꯣꯛꯂꯛꯏ ꯃꯣꯃꯣꯟ ꯑꯗꯨꯒ ꯇꯥꯏ, ꯈꯪꯉꯤ, ꯑꯩꯁꯨ ꯄꯥꯎꯂꯣꯏꯅ꯫ ꯑꯗꯨ ꯇꯥꯔꯕꯗꯤ ꯌꯥꯔꯕ ꯅꯠꯇ꯭ꯔꯥ? ꯑꯩꯒꯤ ꯚꯤꯗꯤꯑꯣꯗꯨ ꯀꯛꯂꯣ ꯍꯧꯖꯤꯛꯇꯤ, ꯑꯗꯨꯒꯤ ꯀꯥꯟꯅꯐꯝ ꯂꯩꯔꯔꯣꯏ꯫
ꯀꯛꯀꯅꯤ ꯅꯪꯒꯤ ꯏꯖꯠ ꯃꯥꯡꯕ ꯌꯥꯕ ꯅꯠꯇꯦꯅꯦ ꯅꯪ ꯁꯣꯛꯄ ꯍꯥꯏꯁꯤ ꯑꯩꯒꯤ ꯍꯛꯆꯥꯡ ꯇꯪꯈꯥꯏ ꯑꯃ ꯁꯣꯛꯄꯒ ꯆꯞ ꯃꯥꯟꯅꯔꯤꯕꯅꯤꯅꯦ ꯅꯤꯡꯊꯧꯂꯦꯝꯕꯒꯤ ꯋꯥꯗꯨ ꯂꯨꯁꯤ ꯍꯟꯗꯛꯇꯤ ꯇꯥꯅꯤꯡꯗ꯭ꯔꯤ ꯑꯗꯨꯅ ꯑꯩ ꯑꯇꯩ ꯇꯥꯅꯤꯡꯗꯦ ꯅꯪꯒꯤ ꯑꯄꯥꯝꯕ ꯊꯨꯡꯈ꯭ꯔꯦ ꯑꯗꯨꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗꯨ ꯀꯛꯂꯣ ꯁꯤ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯊꯝꯂꯦ ꯑꯩ ꯍꯥꯏꯔꯒ ꯀꯣꯜ ꯀꯛꯈ꯭ꯔꯦ ꯂꯨꯁꯤ ꯅꯤꯡꯊꯧꯂꯦꯝꯕ ꯀꯛꯈ꯭ꯔꯕ ꯐꯣꯟ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯍꯦꯟꯅ ꯃꯣꯃꯣꯟ ꯅꯣꯛꯏ ꯑꯗꯨꯒ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯇꯞꯅ ꯁꯣꯜꯂꯤ ꯐꯔꯦ ꯌꯥꯔꯦ ꯁꯤ ꯑꯣꯏꯔꯗꯤ ꯌꯥꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩ ꯗꯨꯔꯚꯥꯁꯥꯒꯤ ꯁꯛꯂꯣꯟꯗ ꯅꯪꯕꯨ ꯑꯣꯠꯄ ꯂꯦꯞꯂꯒꯦ ꯅꯪꯕꯨ ꯅꯨꯡꯁꯤꯕꯅ ꯌꯣꯝꯅꯕ ꯑꯃꯨꯛ ꯑꯩ ꯍꯣꯠꯅꯔꯒꯦ ꯅꯪꯒꯤ ꯅꯈꯣꯡꯗ ꯇꯨꯗꯨꯅ ꯑꯩ ꯍꯥꯏꯖꯔꯒꯦ ꯍꯧꯖꯤꯛ ꯑꯩ ꯍꯥꯏꯖꯔꯒꯦ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯤ ꯈꯪꯕꯤꯌꯨ ꯎꯕꯤꯌꯨ ꯍꯥꯏꯅ ꯍꯧꯖꯤꯛꯇꯤ ꯑꯩ ꯅꯪꯕꯨ ꯊꯦꯝꯂꯒꯦ ꯂꯨꯁꯤ ꯅꯤꯡꯊꯧꯂꯦꯝꯕꯗꯨ ꯃꯥꯏꯊꯣꯡ ꯃꯣꯃꯣꯟꯅꯗꯨꯅ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ ꯃꯍꯥꯛꯅ ꯁꯦꯡꯅ ꯂꯨꯁꯤꯕꯨ ꯅꯨꯡꯁꯤꯕꯅꯤ ꯆꯩꯊꯦꯡ ꯄꯤꯒꯦ ꯍꯥꯏꯅꯗꯤ ꯈꯟꯈꯤꯗꯕꯅꯤ ꯑꯗꯨꯕꯨ ꯃꯇꯥꯡꯅ ꯌꯥꯟꯗꯗꯨꯅ ꯑꯋꯥꯕ ꯈꯔꯗꯤ ꯄꯤꯈꯤꯕꯅꯤ ꯑꯗꯨ ꯃꯇꯥꯡ ꯑꯁꯤꯅ ꯇꯥꯡꯀꯛ ꯑꯁꯤꯅ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯑꯗꯨꯉꯩ ꯃꯃꯥꯡꯊꯛꯀꯤ ꯋꯥꯔꯤ ꯃꯌꯥꯝꯁꯤꯡꯗꯨ ꯂꯨꯁꯤ ꯄꯨꯝꯍꯦꯟꯕ ꯑꯅꯤꯅ ꯂꯥꯞꯅꯈꯤꯕꯗꯨꯒꯤ ꯃꯔꯝꯁꯤꯡꯗꯨ ꯑꯁꯤꯅ ꯑꯣꯏꯈ꯭ꯔꯦ ꯑꯃꯨꯛ ꯂꯥꯛꯂꯁꯤ ꯇꯥꯡꯀꯛ ꯑꯃꯒꯤ ꯋꯥꯔꯤꯗ ꯃꯤꯀꯨꯞꯇꯨꯒꯤ ꯄꯨꯡꯖꯥꯗꯨꯗ ꯄꯥꯔꯤꯃꯥꯅ ꯄꯨꯝꯍꯦꯟꯕ ꯃꯉꯣꯟꯗ ꯍꯧꯈꯤꯕ ꯋꯥꯔꯤꯁꯤꯡꯗꯨ ꯂꯦꯈꯤꯕ ꯇꯝꯈꯤꯕ ꯃꯤꯀꯨꯞꯇꯨꯒꯤ ꯇꯥꯟꯖꯥꯗꯨꯗ ꯄꯨꯗꯨꯅ ꯑꯃꯨꯛ ꯆꯠꯂꯁꯤ ꯄ꯭ꯔꯖꯦꯟ ꯄꯨꯝꯍꯦꯟꯕ ꯄꯥꯔꯤꯅ ꯍꯥꯏꯔꯤꯕ ꯂꯤꯔꯛꯂꯤꯕ ꯋꯥꯔꯤ ꯃꯌꯥꯝꯗꯨ ꯇꯥꯁꯤꯜꯂꯨꯔꯒ ꯃꯥꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯃꯁꯥ ꯈꯨꯗꯤꯡꯃꯛꯁꯤꯡꯗꯨ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ ꯍꯛꯆꯥꯡꯒꯤ ꯀꯌꯥꯠꯁꯤꯡꯗꯨ ꯐꯥꯎꯕ ꯃꯊꯧ ꯇꯧꯕ ꯂꯦꯞꯈꯤꯕꯒꯨꯝ ꯈꯜꯂꯛꯂꯦ ꯄꯨꯝꯍꯦꯟꯕ ꯑꯗꯨꯕꯨ ꯄꯥꯔꯤꯅ ꯍꯥꯏꯕꯗꯨ ꯇꯥꯔꯛꯏ ꯇꯞꯅ ꯄꯨꯝꯍꯦꯟꯕꯅ ꯑꯗꯨꯅ ꯄꯨꯝꯍꯦꯟꯕ ꯃꯔꯛꯁꯤꯗ ꯃꯌꯣꯜ ꯁꯅꯥꯒꯤ ꯃꯔꯥꯜ ꯃꯆꯦꯠ ꯑꯃꯠꯇ ꯂꯩꯇꯦ ꯑꯗꯨꯅ ꯅꯪꯅ ꯃꯌꯣꯜ ꯁꯅꯥꯗ ꯌꯦꯡꯂꯤꯕ ꯇꯥꯊꯤꯕꯒꯤ ꯃꯤꯠꯌꯦꯡꯗꯣ ꯂꯥꯜꯂꯦ ꯍꯥꯏꯅ ꯂꯧꯏ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯑꯗꯨ ꯄꯨꯝꯍꯦꯟꯕ ꯑꯩꯕꯨꯁꯨ ꯅꯪꯅ ꯂꯥꯟꯅ ꯎꯗ꯭ꯔꯤꯉꯩ ꯅꯐꯝꯗ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯕ ꯋꯥꯍꯩꯁꯤꯃꯛ ꯍꯥꯏꯍꯧꯒꯦ ꯄꯨꯝꯍꯦꯟꯕ ꯇꯨꯃꯤꯟ ꯂꯩ ꯃꯥꯒꯤ ꯆꯤꯟꯕꯥꯜꯗꯨꯗꯒꯤ ꯊꯣꯔꯛꯄ ꯋꯥꯍꯩꯁꯤ ꯁꯤꯃꯈꯛꯅꯤ ꯀꯩꯒꯤꯅꯣ ꯑꯗꯨꯒ ꯂꯨꯁꯤꯅ ꯑꯩꯉꯣꯟꯗ ꯈꯨꯗꯤꯡꯃꯛ ꯂꯣꯠꯂꯤꯕ ꯀꯔꯤꯒꯤ ꯃꯤꯐꯠꯇ ꯅꯤꯡꯊꯧꯂꯦꯝꯕꯒꯤ ꯈꯌꯥꯠꯇ ꯃꯥꯅ ꯆꯪꯖꯔꯤꯕ ꯄꯨꯝꯍꯦꯟꯕ ꯍꯧꯖꯤꯛꯇꯤ ꯈꯨꯗꯤꯡꯃꯛꯁꯤꯡꯗꯨ ꯍꯧꯈ꯭ꯔꯦ ꯂꯣꯏꯅ ꯂꯣꯏꯈ꯭ꯔꯦ ꯂꯨꯁꯤꯁꯨ ꯅꯤꯡꯊꯧꯂꯦꯝꯕꯒ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃ ꯁꯦꯝꯈꯤꯗꯨꯅ ꯃꯣꯏ ꯑꯅꯤꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯁꯪꯁꯥꯔ ꯑꯃꯗ ꯂꯩꯈ꯭ꯔꯦ ꯑꯗꯨꯅ ꯄꯨꯝꯍꯦꯟꯕ ꯅꯪꯁꯨ ꯋꯥꯈꯜ ꯇꯥꯔꯣ ꯋꯥꯈꯜ ꯇꯥꯔꯣ ꯄꯨꯝꯍꯦꯟꯕ ꯄꯨꯝꯍꯦꯟꯕꯗꯨ ꯋꯥ ꯂꯥꯡꯉꯥꯡꯗ ꯐꯝꯂꯝꯕꯗꯨꯗꯒꯤ ꯍꯧꯒꯠꯂꯛꯂꯦ ꯑꯗꯨꯒ ꯄꯥꯔꯤ ꯑꯩ ꯆꯠꯂꯒꯦ ꯑꯩ ꯍꯜꯂꯒꯦ ꯄꯥꯔꯤ ꯄꯨꯝꯍꯦꯟꯕꯒꯤ ꯃꯈꯨꯠꯇꯨ ꯐꯥꯗꯨꯅ ꯑꯁ ꯀꯔꯤꯅꯣ ꯏꯇꯥꯎ ꯉꯥꯏꯈꯣ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯜꯂꯣ ꯅꯪ ꯅꯁꯥꯗꯣ ꯀꯩꯅꯣꯝ ꯇꯧꯔꯦ ꯍꯥꯏꯕ ꯈꯪꯉꯤ ꯑꯩꯕꯣ ꯇꯧꯗꯦ ꯀꯩꯁꯨꯝ ꯇꯧꯗꯦ ꯑꯩ ꯌꯥꯅꯤ ꯁꯦꯡꯅ ꯄꯨꯝꯍꯦꯟꯕ ꯃꯁꯥꯗꯨ ꯅꯣꯔꯃꯦꯜ ꯑꯃ ꯏꯇꯥ ꯇꯥꯈꯤꯗ꯭ꯔꯕꯅꯤ ꯋꯥꯔꯤ ꯃꯌꯥꯝꯁꯤꯡꯗꯨ ꯇꯥꯁꯤꯜꯂꯨꯕꯗ ꯏꯇꯥꯎ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯆꯠꯂꯣ ꯌꯥꯅꯤ ꯁꯤ ꯄꯥꯔꯤ ꯑꯩ ꯀꯩꯁꯨꯝ ꯇꯧꯗꯦ ꯌꯥꯅꯤ ꯍꯥꯏꯔꯒ ꯄꯥꯔꯤꯒꯤ ꯃꯉꯣꯟꯗ ꯄꯥꯏꯔꯤꯕ ꯃꯈꯨꯠꯇꯨ ꯀꯟꯊꯣꯛꯂꯝꯂꯒ ꯄꯨꯝꯍꯦꯟꯕꯗꯨ ꯊꯣꯔꯛꯂꯦ ꯑꯗꯨꯒ ꯃꯥꯒꯤ ꯒꯥꯔꯤꯗꯨ ꯊꯧꯔꯒ ꯆꯠꯈ꯭ꯔꯦ ꯄꯥꯔꯤꯁꯨ ꯇꯥꯟꯅꯗꯨꯅ ꯊꯣꯔꯛꯂꯒ ꯊꯧꯈꯤꯕ ꯄꯨꯝꯍꯦꯟꯕꯒꯤ ꯒꯥꯔꯤꯗꯨꯗ ꯌꯦꯡꯍꯧꯗꯨꯅ ꯀꯔꯤꯃꯨꯛ ꯊꯣꯛꯂꯒꯕꯅꯣ ꯇꯧꯔꯤꯕꯁꯤꯕꯣ ꯃꯁꯥꯁꯦ ꯅꯣꯔꯃꯦꯜ ꯑꯣꯏꯕꯗꯤ ꯃꯥꯟꯗ꯭ꯔꯦ ꯋꯥꯔꯤꯁꯤ ꯈꯪꯂ ꯃꯇꯨꯡ ꯏꯆꯜ ꯃꯌꯣꯜ ꯁꯅꯥꯕꯨ ꯃꯤꯅꯨꯡꯁꯤꯒ ꯄꯣꯛꯄꯤꯗꯨꯅ ꯅꯨꯡꯁꯤꯕ ꯈꯪꯕꯤꯔꯕꯗꯤ ꯐꯈ꯭ꯔꯅꯤꯗ ꯄꯥꯔꯤ ꯋꯥꯍꯩꯗꯨ ꯁꯣꯟꯅ ꯑꯗꯨꯃꯛ ꯃꯐꯝꯗꯨꯗ ꯂꯩꯍꯧꯔꯤ ꯄꯨꯝꯍꯦꯟꯕꯗꯨ ꯑꯁꯤꯛꯄ ꯃꯐꯝ ꯑꯃꯗ ꯒꯥꯔꯤꯗꯨ ꯃꯗꯣꯝ ꯃꯊꯟ ꯊꯧꯗꯨꯅ ꯂꯥꯛꯂꯦ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯃꯍꯥꯛ ꯃꯊꯟꯇ ꯂꯩꯔꯛꯏ ꯄꯦꯟꯗꯕꯅ ꯃꯁꯥꯗꯨꯁꯨ ꯐꯨꯟꯒꯠꯂꯛꯏ ꯑꯩꯉꯣꯟꯗ ꯈꯨꯗꯤꯡꯃꯛꯁꯤꯡꯗꯣ ꯍꯥꯟꯅ ꯍꯥꯏꯔꯝꯂꯕꯗꯤ ꯑꯃꯠꯇ ꯇꯧꯔꯝꯃꯣꯏ ꯂꯥꯞꯅꯔꯝꯃꯣꯏ ꯅꯪꯅ ꯅꯤꯡꯊꯧꯂꯦꯝꯕ ꯀꯤꯕꯒꯤ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯅꯤꯡꯊꯧ ꯃꯥꯕꯨ ꯅꯪꯅ ꯀꯤꯗꯨꯅ ꯆꯠꯊꯈꯤꯕ ꯊꯕꯛ ꯑꯗꯨꯗꯒꯤ ꯈꯨꯗꯤꯡꯃꯛꯁꯤꯡꯁꯦ ꯑꯣꯏꯈꯤꯕ ꯉꯥꯛꯇꯅꯤ ꯄꯨꯝꯍꯦꯟꯕꯗꯨ ꯃꯁꯥꯗ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯂꯤꯕꯗꯨ ꯍꯦꯟꯃꯜꯂꯛꯂꯗꯨꯅ ꯃꯅꯥꯛ ꯇꯥꯍꯧꯔꯤꯕ ꯎꯗꯨꯗ ꯃꯈꯨꯠꯇꯨ ꯈꯨꯗꯨꯝ ꯇꯥꯁꯤꯜꯂꯒ ꯄꯪꯁꯨꯗ ꯁꯨꯖꯤꯜꯂꯤ ꯏꯁꯨ ꯊꯣꯛꯂꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯄꯨꯝꯍꯦꯟꯕꯗꯨ ꯍꯧꯅ ꯂꯥꯎꯏ ꯆꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯅꯨꯃꯤꯗꯥꯡꯋꯥꯏ ꯁꯟꯙ꯭ꯌꯥ ꯃꯇꯝꯗꯨꯅꯤ ꯃꯌꯣꯜ ꯁꯅꯥ ꯊꯕꯛ ꯉꯟꯇꯥ ꯇꯧꯊꯣꯛꯂꯒ ꯂꯣꯏꯊꯣꯛꯂꯒ ꯆꯥꯛ ꯏꯁꯤꯡ ꯊꯣꯡ ꯊꯥꯛ ꯇꯧꯔꯤ ꯉꯁꯤꯗꯤ ꯅꯨꯃꯤꯠꯇꯨ ꯅꯣꯡꯁꯨ ꯑꯗꯨꯝ ꯊꯤꯠꯂꯤ ꯆꯨꯗꯨꯅꯇ ꯂꯩ ꯆꯥꯛꯈꯨꯝꯗꯨꯗꯅꯤ ꯏꯟꯗꯨꯅ ꯏꯃꯧ ꯏꯕꯦꯝꯃ ꯀꯩ ꯍꯥꯏꯒꯦ ꯏꯃꯥ ꯊꯥꯛꯄꯤꯌꯨ ꯀꯔꯤꯁꯨ ꯍꯥꯏꯗꯦ ꯀꯩꯅꯣꯅꯤ ꯅꯪ ꯗꯥ ꯍꯦꯟꯗꯤ ꯍꯜꯂꯛꯈ꯭ꯔꯕ꯭ꯔꯣ ꯉꯁꯥꯏ ꯒꯥꯔꯤ ꯊꯧꯗꯣꯛꯂꯒ ꯆꯠꯈꯤꯕꯗꯨꯗꯒꯤ ꯏꯃꯥ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤꯌꯦ ꯑꯁ ꯉꯁꯤꯗꯤ ꯅꯣꯡꯁꯨ ꯆꯨꯏꯅꯦ ꯃꯇꯝ ꯐꯠꯇꯦꯅꯦ ꯑꯩꯁꯨ ꯈꯜꯂꯝꯂꯤꯕꯅꯤ ꯉꯁꯥꯏꯗꯒꯤ ꯀꯥꯟꯅꯗꯦ
ꯆꯥꯛꯁꯤ ꯉꯟꯇꯥ ꯊꯣꯡꯕ ꯂꯣꯏꯁꯤꯟꯁꯤ ꯅꯪꯕꯨ ꯀꯔꯤ ꯃꯊꯦꯜ ꯊꯣꯡꯒꯦ ꯈꯜꯂꯝꯂꯤꯕꯅꯣ ꯏꯃꯥ ꯑꯃ ꯏꯔꯣꯜꯂꯒ ꯄꯥꯛꯅꯝ ꯇꯧꯒꯦꯅ ꯈꯜꯂꯝꯕꯅꯤ ꯀꯥꯡꯉꯧ ꯑꯃꯁꯨ ꯍꯥꯞꯁꯤꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯌꯥꯏ ꯁꯤꯁꯨ ꯁꯨꯝ ꯍꯦꯛ ꯊꯣꯡꯖꯤꯜꯂꯁꯤ ꯑꯗꯨꯗꯤ ꯍꯣꯏ ꯏꯃꯥ ꯑꯗꯨꯝꯅ ꯃꯅꯤ ꯃꯃꯧ ꯑꯅꯤꯗꯨ ꯍꯥꯟꯅꯒꯨꯝ ꯅꯨꯡꯁꯤꯅꯅ ꯆꯥꯛꯈꯨꯝꯗꯨꯗ ꯑꯦꯟꯁꯥꯡ ꯅꯥꯄꯤꯗꯨ ꯁꯦꯝꯃꯤꯟꯅꯔꯒ ꯊꯣꯡꯕ ꯊꯥꯛꯄ ꯇꯧꯃꯤꯟꯅꯔꯛꯂꯤ ꯏꯟꯗꯨꯅꯗꯤ ꯃꯌꯨꯜ ꯁꯅꯥꯁꯤ ꯃꯥꯒꯤ ꯄꯥꯝꯖꯕꯤ ꯃꯃꯧ ꯍꯥꯏꯗꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯑꯣꯏꯔꯛꯂꯕꯅꯤ ꯃꯤꯀꯨꯞ ꯈꯔꯒꯤ ꯇꯨꯡꯗꯅꯤ ꯄꯨꯝꯍꯦꯟꯕ ꯃꯁꯥ ꯄꯨꯝꯕꯗꯨ ꯄꯨꯡꯂꯨꯞ ꯂꯨꯞꯂꯒ ꯆꯣꯠꯂꯒ ꯌꯨꯝꯗꯨꯗ ꯊꯨꯡꯂꯔꯤ ꯌꯨꯁꯨ ꯈꯖꯤꯛ ꯊꯛꯆꯤꯜꯂꯨꯔꯤ ꯋꯥꯈꯜ ꯄꯨꯕ ꯉꯝꯗꯗꯨꯅ ꯃꯌꯨꯜ ꯁꯅꯥ ꯄꯨꯝꯍꯦꯟꯕ ꯂꯥꯛꯈꯤꯕꯒꯤ ꯒꯥꯔꯤ ꯃꯈꯣꯜꯗꯨ ꯇꯥꯔꯒ ꯆꯥꯛꯈꯨꯝꯗꯒꯤ ꯊꯣꯔꯛꯂꯤ ꯄꯨꯝꯍꯦꯟꯕ ꯃꯪꯒꯣꯜꯗꯨꯗ ꯏꯆꯣꯠ ꯂꯣꯏꯅ ꯆꯣꯠꯂꯒ ꯀꯥꯈꯠꯂꯛꯄꯗꯨ ꯎꯏ ꯃꯗꯨ ꯎꯕꯗ ꯂꯣꯏꯅ ꯆꯣꯠꯂꯦꯅ ꯁꯤꯗꯤ ꯗꯥꯍꯦꯟ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯨ ꯑꯩ ꯇꯩꯊꯣꯛꯅꯕ ꯂꯧꯔꯨꯒꯦ ꯍꯥꯏꯔꯒ ꯃꯌꯨꯜ ꯁꯅꯥꯗꯨ ꯒꯝ ꯒꯝ ꯆꯦꯟꯁꯤꯟꯈ꯭ꯔꯤ ꯏꯃꯨꯡ ꯂꯣꯝꯗꯨꯗ ꯄꯨꯝꯍꯦꯟꯕꯗꯤ ꯑꯗꯨꯝ ꯇꯨꯃꯤꯟ ꯇꯞꯅ ꯇꯞꯅ ꯇꯧꯔꯒ ꯃꯪꯒꯣꯜ ꯃꯊꯛꯇ ꯀꯥꯈꯠꯂꯛꯂꯤ ꯏꯃꯨꯡ ꯆꯪꯉꯨꯔ ꯃꯇꯨꯡ ꯃꯌꯨꯜ ꯁꯅꯥ ꯃꯈꯨꯠꯇ ꯇꯥꯋꯦꯜ ꯄꯥꯏꯔꯒ ꯊꯣꯔꯛꯇꯨꯅ ꯄꯨꯝꯍꯦꯟꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯂꯦꯞꯂꯛꯇꯨꯅ ꯁꯤꯅ ꯍꯥꯟꯅ ꯇꯩꯊꯣꯛꯑꯣ ꯄꯨꯝꯍꯦꯟꯕ ꯃꯌꯨꯜ ꯁꯅꯥꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯑꯃꯨꯛ ꯇꯥꯋꯦꯜꯗꯨꯗ ꯌꯦꯡ ꯑꯗꯨꯗꯒꯤ ꯋꯥ ꯉꯥꯡꯗ ꯇꯨꯃꯤꯟ ꯑꯗꯨꯝ ꯆꯠꯄ ꯍꯧꯒꯦ ꯇꯧꯏ ꯅꯥꯊꯩꯔꯒ ꯑꯆꯣꯠꯄꯁꯤꯡꯗꯣ ꯍꯥꯟꯅ ꯇꯩꯊꯣꯛꯄꯤꯔꯗꯤ ꯐꯒꯗꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯁꯣꯏꯗꯅ ꯅꯥꯕ ꯇꯥꯔꯦ ꯗꯥꯍꯦꯟ ꯄꯨꯝꯍꯦꯟꯕ ꯇꯨꯃꯤꯟ ꯂꯦꯞꯈꯤ ꯄꯨꯝꯍꯦꯟꯕ ꯃꯔꯣꯜ ꯏꯐꯩ ꯐꯩꯅ ꯅꯪꯒꯤꯁꯨ ꯑꯄꯥꯝꯕ ꯊꯨꯡꯂꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯅꯪ ꯇꯨꯃꯤꯟꯅ ꯃꯌꯨꯜ ꯁꯅꯥ ꯄꯨꯝꯍꯦꯟꯕꯒꯤ ꯋꯥꯗꯨ ꯒ꯭ꯌꯥꯟ ꯏꯉꯥꯎ ꯉꯥꯎꯏ ꯑꯗꯨꯕꯨ ꯃꯍꯥꯛ ꯋꯥ ꯂꯥꯟ ꯉꯥꯡꯗ ꯄꯨꯝꯍꯦꯟꯕꯒꯤ ꯃꯀꯣꯛ ꯑꯆꯣꯠꯄꯗꯨꯗ ꯇꯥꯋꯦꯜꯗꯨꯅ ꯂꯥꯝꯂꯒ ꯇꯩꯊꯣꯛꯄꯤꯕ ꯍꯧꯔꯛꯏ ꯑꯗꯨꯕꯨ ꯄꯨꯝꯍꯦꯟꯕꯅ ꯁꯠ ꯃꯌꯨꯜ ꯁꯅꯥꯗꯨ ꯏꯟꯊꯣꯔꯛꯇꯨꯅ ꯆꯠꯂꯣ ꯍꯩꯄꯥꯗꯤ ꯁꯥꯔꯛꯀꯅꯨ ꯗꯥꯍꯦꯟ ꯅꯪꯒꯤ ꯅꯔꯥꯜꯗꯤ ꯑꯣꯏꯔꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯅꯪ ꯑꯃ ꯅꯨꯡꯁꯤꯌꯨ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯉꯝꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯊꯥꯖꯗꯦ ꯁꯨꯛꯊꯥ ꯊꯥꯖꯗꯦ ꯗꯥꯍꯦꯟ ꯀꯩꯅꯣ ꯗꯥꯍꯦꯟꯅ ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗꯕ ꯋꯥ ꯃꯌꯥꯝ ꯍꯥꯏꯕꯤꯔꯤꯕꯁꯤꯕꯣ ꯗꯥꯍꯦꯟ ꯀꯩꯒꯤꯅꯣ ꯏꯌꯨꯁꯨ ꯊꯛꯂꯛꯂꯤꯕꯁꯦ ꯅꯊꯧ ꯅꯠꯇꯦ ꯅꯪꯒꯤ ꯅꯊꯧ ꯅꯠꯇꯦ ꯄꯥꯅꯔꯛꯀꯅꯨ ꯑꯩꯉꯣꯟꯗ ꯄꯥꯅꯔꯛꯀꯅꯨ ꯃꯌꯨꯜ ꯁꯅꯥ ꯁꯣꯔ ꯑꯃ ꯇꯞꯅ ꯍꯣꯟꯗꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯐꯔꯦ ꯏꯃꯨꯡꯗ ꯍꯥꯟꯅ ꯆꯪꯅꯕ ꯇꯧꯕꯤꯔꯣ ꯂꯥꯛꯑꯣ ꯑꯗꯨꯒ ꯐꯖꯅ ꯄꯣꯊꯥꯕꯤꯔꯣ ꯗꯥꯍꯦꯟ ꯏꯌꯨꯁꯨ ꯊꯛꯄꯒꯤ ꯅꯁꯥꯗꯨ ꯐꯥꯎꯕ ꯂꯦꯞꯄꯗ ꯍꯥꯏꯕꯒꯨꯝ ꯇꯧꯔꯦ ꯑꯩ ꯁꯧꯒꯦ ꯑꯗꯨꯒ ꯀꯥꯗ ꯑꯣꯏꯅ ꯄꯣꯊꯥꯔꯒ ꯂꯩꯔꯣ ꯄꯨꯝꯍꯦꯟꯕ ꯈꯨꯝꯗꯦ ꯑꯗꯨꯒꯤ ꯃꯍꯨꯠ ꯆꯠꯄ ꯍꯧꯏ ꯃꯌꯨꯜ ꯁꯅꯥꯁꯨ ꯇꯨꯃꯤꯟꯅ ꯃꯤꯀꯨꯞ ꯑꯃꯅꯤ ꯂꯦꯞꯇꯨꯅ ꯌꯦꯡꯂꯒ ꯂꯩꯔꯝꯂ ꯃꯇꯨꯡ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯄꯨꯝꯍꯦꯟꯕꯒꯤ ꯃꯁꯥꯗ ꯄꯥꯏꯔꯒ ꯁꯧꯗꯨꯅ ꯗꯥꯍꯦꯟ ꯑꯩꯒ ꯆꯠꯁꯤ ꯏꯁꯇꯤꯌꯔꯁꯨ ꯗꯥꯍꯦꯟ ꯃꯊꯟꯇꯅ ꯀꯥꯕ ꯉꯝꯂꯣꯏ ꯍꯥꯏꯔꯒ ꯁꯧꯗꯨꯅ ꯈꯣꯡꯀꯥꯞ ꯑꯃꯅꯤ ꯆꯠꯄ ꯍꯧꯏ ꯑꯗꯨꯕꯨ ꯁꯠ ꯑꯃꯨꯛ ꯄꯨꯝꯍꯦꯟꯕꯅ ꯐꯤꯟꯒꯠꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯍꯩ ꯊꯦꯡꯂꯛꯀꯅꯨ ꯁꯣꯛꯂꯛꯀꯅꯨ ꯑꯩꯉꯣꯟꯗ ꯄꯥꯏꯔꯤꯕꯁꯦ ꯊꯥꯗꯣꯛ ꯊꯨꯅ ꯗꯥꯍꯦꯟ ꯑꯩ ꯑꯍꯦꯟꯕ ꯑꯝꯇ ꯍꯥꯏꯔꯣꯏ ꯑꯩꯕꯨ ꯂꯥꯟꯅ ꯎꯕꯤꯒꯅꯨꯕ ꯑꯩꯅ ꯊꯥꯗꯣꯛꯔꯗꯤ ꯀꯣꯛ ꯊꯥꯗꯣꯛꯎꯗꯅ ꯍꯩꯅꯗꯦ ꯍꯥꯏꯔꯦꯗꯅ ꯅꯪꯁꯨ ꯍꯩꯅꯗꯦ ꯍꯥꯏꯔꯦꯗꯅ ꯗꯥꯍꯦꯟ ꯄꯨꯝꯍꯦꯟꯕꯗꯨ ꯁꯥꯎꯅꯤꯡꯅ ꯁꯥꯐꯨ ꯀꯟꯅ ꯃꯉꯣꯟꯗ ꯃꯥꯒꯤ ꯃꯁꯥꯗ ꯁꯧꯔꯤꯕꯤ ꯃꯌꯨꯜ ꯁꯅꯥꯕꯨ ꯏꯟꯊꯣꯔꯛꯏ ꯂꯥꯛꯇꯅ ꯃꯌꯨꯜ ꯁꯅꯥꯁꯨ ꯐꯤꯕꯝ ꯁꯦꯝꯍꯧꯗꯕꯅꯤꯅ ꯂꯩꯃꯥꯏꯗꯨ ꯎꯞꯇꯨꯅ ꯇꯨꯁꯤꯜꯂꯤ ꯃꯇꯧꯗꯣ ꯑꯃꯗꯤ ꯃꯇꯥꯡꯗꯣ ꯏꯟꯗꯨꯅ ꯊꯣꯔꯛꯄꯒ ꯃꯄꯥ ꯆꯥꯅꯩ ꯑꯣꯏꯈ꯭ꯔꯤꯕ ꯈꯨꯗꯤꯡꯃꯛ ꯏꯟꯗꯨꯅ ꯂꯣꯏꯅ ꯎꯈ꯭ꯔꯤ ꯏꯟꯗꯨ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯩ ꯀꯩꯅꯣ ꯇꯧꯔꯤꯗꯣ ꯄꯨꯝꯍꯦꯟꯕꯗꯤ ꯉꯥꯎꯔꯤ ꯍꯥꯏ ꯁꯣꯜꯂꯤ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯄ ꯅꯨꯄꯤ ꯅꯪꯅ ꯏꯟꯗꯨꯅ ꯃꯃꯧꯕꯨ ꯍꯧꯒꯠꯄꯤ ꯃꯌꯨꯜ ꯁꯅꯥ ꯇꯨꯃꯤꯟꯅ ꯃꯃꯥꯏꯗꯨ ꯅꯣꯟꯊ ꯂꯦꯞꯇꯨꯅ ꯂꯩꯈ꯭ꯔꯤ ꯏꯟꯗꯨ ꯃꯆꯥꯗ ꯑꯣꯟꯁꯤꯜꯂꯒ ꯏꯃꯥꯒꯤ ꯄꯨꯝꯍꯦꯟꯕ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯛꯂꯤꯕ ꯉꯁꯤꯒꯤ ꯐꯤꯕꯝꯁꯤꯕꯣ ꯑꯗꯨꯒ ꯅꯪꯅ ꯏꯃꯧꯁꯦ ꯎꯠꯂꯤꯕ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯃꯇꯧꯗꯨꯅ ꯀꯔꯤꯅꯣ ꯄꯨꯝꯍꯦꯟꯕ ꯃꯁꯤ ꯀꯔꯤꯅꯣ ꯄꯨꯝꯍꯦꯟꯕ ꯋꯥ ꯉꯥꯡꯗ ꯑꯗꯨꯝ ꯆꯠꯄ ꯍꯧꯏ ꯍꯥꯏꯌꯣ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯏꯃꯥꯒꯤ ꯄꯨꯝꯍꯦꯟꯕ ꯑꯗꯨ ꯈꯛꯇꯗ ꯄꯨꯝꯍꯦꯟꯕꯅ ꯍꯥꯏꯔꯛꯄꯗꯨ ꯇꯥꯏ ꯀꯩꯁꯨꯝ ꯇꯧꯗꯦ ꯀꯩꯁꯨꯝ ꯇꯧꯗꯦ ꯏꯃꯥ ꯑꯩ ꯈꯪꯂꯦ ꯉꯁꯤꯗꯤ ꯑꯩ ꯂꯣꯏꯅ ꯈꯪꯂꯦ ꯑꯩ ꯈꯪꯂꯦ ꯄꯨꯝꯍꯦꯟꯕ ꯋꯥꯍꯩꯗꯣ ꯍꯥꯏꯅ ꯑꯗꯨꯝ ꯆꯠꯈ꯭ꯔꯤ ꯀꯥꯈꯠꯈ꯭ꯔꯤ ꯃꯈꯣꯏ ꯀꯥꯒꯤ ꯏꯁꯇꯤꯌꯔꯁꯤꯡꯗꯨꯁꯨ ꯃꯥꯅ ꯉꯝꯅꯕꯗꯨ ꯏꯟꯗꯨ ꯃꯃꯧꯗꯨ ꯑꯣꯟꯁꯤꯜꯂꯛꯏ ꯇꯞꯅ ꯑꯗꯨꯒ ꯏꯃꯧ ꯏꯕꯦꯝꯃ ꯏꯃꯧ ꯅꯨꯡꯉꯥꯏꯔꯝꯂꯔꯣꯏ ꯏꯃꯥ ꯈꯪꯉꯤ ꯃꯌꯨꯜ ꯁꯅꯥꯅ ꯏꯪꯅ ꯏꯃꯥ ꯅꯃꯧ ꯀꯩꯁꯨ ꯈꯟꯖꯗꯦꯗ ꯁꯤꯒꯤꯗꯤ ꯏꯃꯥ ꯈꯪꯉꯤ ꯑꯩ ꯈꯪꯉꯤ ꯐꯔꯦ ꯏꯃꯥꯅ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕ ꯑꯩꯒꯤꯗꯤ ꯏꯆꯥ ꯅꯨꯄꯥꯁꯦ ꯋꯥꯔꯛꯄ ꯇꯥꯔꯦ
ꯃꯃꯥꯏꯅ ꯋꯥꯔꯛꯄ ꯇꯥꯔꯦ, ꯅꯠꯇ꯭ꯔꯕꯗꯤ ꯃꯥꯅ ꯉꯝꯅ ꯁꯨꯝ ꯆꯠꯈꯤꯕ ꯇꯥꯔꯦ꯫ ꯏꯃꯥ ꯏꯕꯦꯝꯃ, ꯏꯃꯥ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤꯁꯨ ꯈꯟꯒꯅꯨ, ꯏꯃꯥꯅ ꯋꯥꯔꯛꯀꯦ, ꯏꯃꯥ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯁꯦ ꯋꯥꯔꯛꯀꯦ, ꯃꯥꯕꯨ ꯂꯥꯛꯁꯤꯟꯍꯧꯗꯕ ꯌꯥꯔꯔꯣꯏ꯫ ꯑꯗꯨꯝꯅ ꯃꯌꯣꯜ ꯁꯅꯥꯕꯨ ꯃꯅꯦꯝ ꯑꯣꯏꯕꯤ ꯏꯟꯗꯨꯅ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ ꯑꯃꯗꯤ ꯃꯥꯒꯤ ꯃꯆꯥ ꯑꯣꯏꯔꯤꯕ ꯄꯨꯝꯍꯦꯟꯕꯕꯨꯁꯨ ꯋꯥꯔꯛꯂꯒꯦ, ꯋꯥꯈꯜ ꯂꯥꯛꯁꯤꯜꯍꯜꯂꯒꯦ ꯍꯥꯏꯅ ꯈꯟꯕꯁꯨ ꯈꯜꯂꯛꯂꯝꯃꯤ ꯋꯥꯈꯜ ꯑꯗꯨꯗ꯫ ꯈꯜꯂꯨꯗꯕ ꯃꯤꯀꯨꯞ ꯑꯃ ꯏꯐꯝꯗ ꯈꯨꯗꯣꯜ ꯑꯣꯏꯅ ꯇꯝꯂꯛꯂꯕꯗꯤ ꯃꯗꯨ ꯂꯧꯁꯤꯟꯕ ꯅꯪ ꯉꯝꯒꯗ꯭ꯔꯥ? ꯇꯝꯂꯛꯂꯤꯕ ꯈꯨꯗꯣꯜ ꯑꯗꯨ ꯃꯁꯛ ꯃꯑꯣꯡ ꯀꯔꯤꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗ ꯅꯪ ꯄꯥꯝꯅ ꯂꯧꯁꯤꯟꯕ ꯍꯩꯒꯗ꯭ꯔꯥ? ꯑꯋꯥꯕ ꯃꯁꯛ ꯑꯣꯏꯔꯝꯂꯒꯅ ꯀꯝꯗꯧꯕ, ꯅꯨꯡꯉꯥꯏꯕ ꯃꯁꯛ ꯑꯣꯏꯔꯝꯂꯒꯅ ꯅꯪ ꯀꯔꯤ ꯇꯧꯅꯤ? ꯄꯦꯟꯗꯕ, ꯁꯥꯎꯅꯤꯡꯕ, ꯋꯥꯔꯧꯕ ꯑꯃꯒꯤ ꯃꯁꯛ ꯃꯑꯣꯡ ꯑꯣꯏꯔꯝꯂꯒꯅ ꯅꯍꯥꯛ ꯀꯔꯤ ꯐꯥꯎꯒꯗꯕꯒꯦ? ꯊꯥꯖꯗꯅ ꯄꯤꯔꯛꯄ ꯃꯤꯀꯨꯞꯀꯤ ꯆꯩꯊꯦꯡ ꯅꯠꯇ꯭ꯔꯒ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞꯁꯤꯡ ꯑꯗꯨ ꯁꯤꯅꯤ ꯍꯥꯏꯅ ꯅꯪ ꯑꯩꯅ ꯇꯝꯂꯨꯗꯨꯅ ꯈꯪꯗꯣꯛꯂꯨꯕ ꯉꯝꯕ ꯅꯠꯇꯦ꯫ ꯊꯥꯖꯗꯕ ꯀꯧꯕ ꯃꯍꯥꯛꯇꯤ ꯊꯥꯖꯗꯕ ꯉꯥꯛꯇꯅꯤ ꯇꯧꯔꯛꯀꯗꯕ ꯊꯕꯛꯁꯤꯡꯁꯤ ꯃꯍꯥꯛꯅ꯫ ꯊꯥꯖꯗꯕꯒꯤ ꯂꯥꯡꯗ ꯏꯔꯥꯛꯅꯗꯨꯅ ꯂꯩꯈ꯭ꯔꯕ ꯃꯤꯑꯣꯏ ꯃꯈꯜꯗꯨꯗꯤ ꯄꯨꯟꯁꯤꯗ ꯃꯤꯑꯣꯏꯕ ꯑꯃꯕꯨ ꯊꯥꯖꯕꯁꯤ ꯄꯥꯛ ꯍꯦꯛꯇꯃꯛ ꯉꯝꯂꯔꯣꯏꯗꯕꯅꯤ꯫ ꯊꯥꯖꯅꯤꯡꯂꯨꯔꯕꯁꯨ ꯊꯥꯖꯗꯕꯒꯤ ꯏꯊꯤꯜ ꯑꯗꯨꯅ ꯍꯦꯟꯅ ꯋꯥꯡꯅ ꯃꯁꯥꯗ ꯂꯣꯏꯅꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ ꯑꯗꯨꯃꯛ꯫ ꯃꯔꯛꯁꯤꯗ ꯄꯨꯝꯍꯦꯟꯕ ꯃꯥꯁꯨ ꯊꯥꯖꯗꯅ ꯄꯤꯔꯛꯄ ꯆꯩꯊꯦꯡ ꯑꯃꯗ ꯃꯍꯥꯛ ꯆꯩꯅꯥ ꯐꯪꯈ꯭ꯔꯦ ꯊꯃꯣꯏꯗꯣ꯫ ꯑꯗꯨꯛ ꯊꯥꯖꯕ ꯉꯝꯂꯣꯏꯗꯕ ꯋꯥꯔꯤꯅꯤ ꯄꯔꯤꯃꯥꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛ ꯇꯝꯂꯛꯂꯤꯕ ꯋꯥꯔꯤ ꯃꯌꯥꯝꯁꯤꯡꯗꯣ꯫ ꯄꯨꯝꯍꯦꯟꯕ ꯃꯗꯨꯅ ꯊꯃꯣꯏ ꯂꯥꯏꯃꯟ ꯑꯣꯏꯈ꯭ꯔꯦ꯫ ꯋꯥꯔꯤꯗꯨꯅ ꯃꯉꯣꯟꯗ ꯄꯤꯔꯛꯄ ꯆꯩꯊꯦꯡꯗꯨꯒꯤ ꯆꯩꯅꯥꯀꯣꯜꯗꯣ ꯄꯨꯝꯍꯦꯟꯕ ꯈꯥꯡꯕ ꯂꯥꯛꯄ, ꯄꯨꯕ ꯊꯥꯡꯕ ꯉꯝꯈꯤꯗ꯭ꯔꯦ ꯁꯦꯡꯅ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯊꯪꯅꯕ ꯑꯌꯨꯛꯇꯨꯅꯤ ꯄꯨꯝꯍꯦꯟꯕ ꯃꯁꯥꯗꯣ ꯅꯣꯡꯅꯒ ꯆꯣꯠꯂꯨꯕꯗꯨꯒ ꯀꯩꯒ ꯄꯥꯁꯤꯜꯂꯒ ꯑꯅꯥꯕ ꯂꯣꯏꯅꯔꯝꯂꯦ꯫ ꯃꯁꯥ ꯄꯨꯝꯕ ꯆꯤꯛꯄ ꯅꯥꯕ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯋꯥꯈꯜꯗꯨꯗꯤ ꯏꯇꯥꯎ ꯇꯥꯎꯗꯨꯅ ꯂꯩꯈ꯭ꯔꯦ ꯄꯨꯝꯍꯦꯟꯕ꯫ ꯑꯩꯉꯣꯟꯗ ꯋꯥꯍꯩ ꯑꯃꯈꯛ ꯑꯣꯏꯔꯁꯨ ꯅꯪꯅ ꯍꯥꯏꯔꯝꯂꯕꯗꯤ ꯉꯁꯤ ꯅꯪ ꯑꯩꯅ ꯂꯥꯞꯅꯔꯤꯕ, ꯇꯥꯝꯅꯔꯤꯕꯁꯦ ꯂꯥꯞꯅꯔꯝꯂꯣꯏꯀꯣ? ꯇꯥꯝꯅꯔꯝꯂꯣꯏ꯫ ꯀꯩꯒꯤꯅꯣ? ꯅꯪꯅ ꯑꯗꯨꯛ ꯃꯅꯨꯡ ꯀꯟꯕꯤ ꯑꯣꯏꯔꯝꯂꯤꯕ ꯀꯩꯒꯤꯅꯣ? ꯄꯨꯝꯍꯦꯟꯕꯅ ꯍꯤꯞꯅ ꯃꯃꯤꯠꯇꯨꯁꯨ ꯆꯦꯖꯦꯠ ꯎꯏꯁꯤꯜꯂꯒ ꯋꯥꯈꯜꯗꯨꯅ ꯈꯣꯟꯖꯦꯜꯗꯤ ꯊꯣꯛꯇ ꯁꯣꯜꯂꯛꯄ ꯋꯥꯍꯩ ꯈꯔꯅꯤ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ, ꯋꯥꯈꯜ ꯈꯜꯂꯤꯉꯩ ꯃꯇꯥꯡ ꯃꯤꯀꯨꯞꯇꯨꯗꯅꯤ ꯗꯥꯍꯦꯟ ꯍꯥꯏꯔꯒ ꯃꯥꯒꯤ ꯃꯁꯥꯗꯨ ꯄꯥꯏꯗꯨꯅ ꯅꯣꯝꯂꯛꯄꯗꯣ꯫ ꯄꯨꯝꯍꯦꯟꯕ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯂꯛꯏ꯫ ꯃꯌꯣꯜ ꯁꯅꯥꯗꯣ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯧꯒꯠꯄꯤꯔꯣ, ꯊꯦꯡꯂꯦ ꯍꯥꯏꯒꯦ ꯇꯧꯕꯅꯤ꯫ ꯄꯨꯝꯍꯦꯟꯕ ꯋꯥ ꯉꯥꯡꯗ ꯑꯃꯨꯛ ꯃꯃꯤꯠꯇꯨ ꯎꯏꯁꯤꯜꯂꯒ ꯂꯩꯈ꯭ꯔꯤ ꯃꯇꯧ ꯑꯗꯨꯗ꯫ ꯀꯔꯤ ꯇꯧꯔꯒꯦ ꯗꯥꯍꯦꯟ? ꯏꯁꯥ ꯉꯝꯗ꯭ꯔꯕ꯭ꯔꯣ? ꯉꯔꯥꯡꯁꯨ ꯅꯣꯡꯅ ꯆꯣꯠꯈꯤ꯫ ꯀꯩꯗꯧꯔꯒꯦ ꯗꯥꯍꯦꯟ ꯅꯁꯥꯗꯣ? ꯄꯥꯈꯨꯝ ꯄꯤꯔꯛꯇꯦ ꯄꯨꯝꯍꯦꯟꯕ꯫ ꯃꯌꯣꯜ ꯁꯅꯥ ꯉꯥꯏꯍꯥꯛ ꯃꯤꯀꯨꯞ ꯑꯃꯅꯤ ꯇꯨꯃꯤꯟ ꯂꯦꯞꯂꯒ ꯂꯩꯔ ꯃꯇꯨꯡꯗ ꯄꯨꯝꯍꯦꯟꯕꯒꯤ ꯃꯔꯥꯏꯕꯛ ꯑꯃꯗꯤ ꯃꯈꯨꯠꯇꯨꯗ ꯄꯥꯏꯗꯨꯅ ꯌꯦꯡꯂꯛꯏ꯫ ꯐꯤꯚꯔ ꯂꯩ ꯉꯁꯤꯗꯤ꯫ ꯄꯨꯝꯍꯦꯟꯕ ꯃꯁꯥꯗꯨ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯃꯨꯛ ꯇꯨꯃꯤꯟ ꯆꯦꯞꯊꯣꯛꯂꯒ ꯍꯤꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯌꯣꯜ ꯁꯅꯥꯅꯗꯤ ꯍꯥꯏꯔꯛꯏ, ꯆꯤꯟꯌꯥ ꯐꯥꯎꯕꯗꯪꯗꯤ ꯁꯦꯡꯗꯣꯛꯄꯤꯔꯣ, ꯑꯗꯨꯒ ꯑꯃꯨꯛ ꯍꯤꯞꯄꯤꯔꯣ꯫ ꯑꯩ ꯆꯥꯛ ꯇꯣꯛꯂꯒ ꯍꯤꯗꯥꯛ ꯒꯨꯂꯤꯁꯨ ꯐꯥꯔꯃꯥꯁꯤꯗꯒꯤ ꯂꯩꯔꯨꯒꯦ꯫ ꯄꯨꯝꯍꯦꯟꯕ ꯋꯥꯍꯩ ꯃꯆꯦꯠ ꯑꯃꯠꯇ ꯍꯥꯏꯔꯛꯇꯦ꯫ ꯃꯌꯣꯜ ꯁꯅꯥ ꯄꯨꯝꯍꯦꯟꯕꯅ ꯍꯤꯞꯂꯤꯕꯗꯨꯗ ꯉꯥꯏꯍꯥꯛ ꯂꯦꯞꯀꯛ ꯇꯧꯅ ꯌꯦꯡꯂꯝꯂꯕ ꯃꯇꯨꯡꯗ ꯇꯨꯃꯤꯟꯅ ꯃꯥꯁꯨ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯃꯌꯣꯜ ꯁꯅꯥꯅ ꯊꯣꯛꯈꯤꯕꯒ ꯄꯨꯝꯍꯦꯟꯕꯁꯨ ꯃꯁꯥꯗꯨ ꯇꯞꯅ ꯍꯧꯒꯠꯂꯛꯂꯤ꯫ ꯃꯁꯥ ꯇꯪꯈꯥꯏ ꯃꯈꯨꯠꯇꯨꯅ ꯃꯃꯤꯠ ꯑꯅꯤ ꯑꯃꯗꯤ ꯃꯔꯥꯏꯕꯛꯇꯨꯗ ꯄꯥꯏꯕꯣꯏ ꯅꯝꯕꯣꯏ ꯇꯧꯔꯒ꯫ ꯀꯣꯛꯁꯤꯁꯨ ꯆꯤꯛꯄ ꯌꯥꯎꯏꯅ, ꯁꯦꯡꯅ ꯏꯁꯥ ꯉꯝꯗꯕ ꯍꯥꯏꯗꯣ ꯇꯥꯗꯧꯔ ꯃꯥꯜꯂꯦꯅꯦ ꯑꯩꯒꯤꯁꯤꯗꯤ꯫ ꯁꯣꯝꯗꯅ ꯃꯌꯣꯜ ꯁꯅꯥꯗꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ꯫ ꯏꯟꯗꯨꯁꯨ ꯑꯗꯨꯝ ꯂꯩꯔꯝꯃꯤ꯫ ꯏꯟꯗꯨꯅ, ꯀꯝꯗꯧꯍꯧꯔꯦ? ꯍꯧꯒꯠꯍꯧꯔꯕ꯭ꯔꯥ ꯃꯥꯕꯨ? ꯏꯃꯥ, ꯗꯥꯍꯦꯟꯗꯣ ꯃꯁꯥ ꯉꯝꯍꯧꯗꯤꯌꯦ, ꯐꯤꯚꯔ ꯂꯩꯍꯧꯋꯦ꯫ ꯃꯁꯥꯗꯣ ꯉꯔꯥꯡ ꯅꯣꯡ ꯆꯣꯠꯂꯨꯕꯗꯨꯒꯤ ꯑꯣꯏꯗꯣꯏꯅꯤ꯫ ꯍꯩꯃꯥ, ꯑꯗꯨꯗꯤ ꯂꯣꯛ ꯂꯥꯏꯍꯧ ꯇꯧꯔꯛꯂꯝꯗꯥꯏꯒꯤ ꯃꯅꯤꯜꯅꯤꯅ꯫ ꯑꯏꯪ ꯑꯁꯥ ꯑꯣꯟꯅꯔꯛꯄꯁꯤꯗ
ꯃꯤ ꯌꯥꯝꯅ ꯅꯥꯟꯅꯕ ꯃꯇꯝ ꯍꯥꯏꯗꯨꯅꯤꯅꯦ ꯍꯧꯖꯤꯛꯁꯦ ꯑꯗꯣ ꯏꯃꯥ ꯆꯥꯛꯁꯦ ꯐꯠ ꯊꯣꯡꯗꯣꯛꯂꯒ ꯐꯥꯔꯃꯥꯁꯤ ꯐꯥꯎꯗꯪ ꯆꯠꯂꯒ ꯍꯤꯗꯥꯛ ꯑꯝꯇ ꯊꯥꯍꯧꯕꯅ ꯐꯔꯣꯏꯗ꯭ꯔꯥ ꯆꯠꯁꯤ ꯏꯃꯥꯒ ꯆꯥꯛꯁꯤ ꯊꯣꯡꯗꯣꯛꯂꯝꯂꯒꯅꯦ ꯑꯩꯒ ꯆꯠꯂꯨꯕ ꯍꯥꯏꯗꯨꯅꯤ ꯍꯦꯛ ꯏꯅꯛ ꯅꯛꯄꯅꯤ ꯅꯛꯄꯒꯤꯕꯨꯗꯤ ꯍꯣꯏ ꯏꯃꯥ ꯆꯥꯛꯇꯨꯝ ꯊꯣꯡꯒꯠꯄ ꯍꯧꯅꯕ ꯇꯧꯁꯤ ꯏꯃꯧ ꯏꯕꯦꯝ ꯄ꯭ꯔꯞ ꯍꯣꯏ ꯏꯃꯥ ꯑꯗꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡ ꯃꯅꯤ ꯃꯃꯧ ꯑꯅꯤꯗꯣ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡ ꯊꯥꯛꯅꯕ ꯍꯥꯏꯗꯅ ꯍꯣꯠꯅꯃꯤꯟꯅꯈ꯭ꯔꯦ ꯁꯣꯝꯗꯅ ꯄꯨꯝꯍꯦꯟꯕꯗꯨ ꯃꯃꯥꯏ ꯃꯃꯤꯠꯇꯨ ꯈꯛ ꯇꯥꯊꯣꯛꯄ ꯂꯣꯏꯔꯒ ꯑꯃꯨꯛ ꯐꯃꯨꯡꯗ ꯆꯪꯂꯛꯇꯨꯅ ꯍꯤꯞꯂꯔꯤ ꯃꯁꯥ ꯇꯪꯈꯥꯏ ꯄꯨꯝꯍꯦꯟꯕ ꯀꯔꯤ ꯅꯤꯡꯂꯨꯔꯕꯅꯣ ꯍꯥꯏꯕ ꯈꯪꯗꯦ ꯃꯥꯒꯤ ꯐꯣꯟꯗꯣ ꯑꯃꯨꯛ ꯄꯨꯊꯣꯛꯂꯒ ꯃꯍꯥꯛ ꯂꯨꯁꯤꯒꯤ ꯐꯣꯟ ꯅꯝꯕꯔꯗꯨ ꯐꯥꯒꯠꯂꯛꯏ ꯃꯤꯀꯨꯞ ꯑꯃꯅꯤ ꯌꯦꯡꯂꯒ ꯂꯩꯔꯝꯂꯒ ꯄꯨꯝꯍꯦꯟꯕ ꯂꯨꯁꯤꯒꯤ ꯅꯝꯕꯔꯗꯨꯗ ꯀꯣꯜ ꯇꯧꯁꯤꯜꯂꯛꯏ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯝꯕꯔꯗꯨ ꯕ꯭ꯂꯣꯛ ꯂꯤꯁꯇ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯄꯨꯝꯍꯦꯟꯕ ꯅꯨꯡꯉꯥꯏꯇꯅ ꯂꯨꯁꯤ ꯅꯪꯁꯤ ꯑꯁꯨꯛ ꯃꯔꯨ ꯂꯩꯔꯤꯕ ꯀꯔꯤꯒꯤꯅꯣ ꯑꯩꯕꯨ ꯑꯣꯠ ꯂꯦꯞꯄꯣꯕ ꯑꯩ ꯑꯣꯠꯂꯅꯨ ꯑꯩꯒꯤ ꯊꯃꯣꯏꯁꯤ ꯉꯥꯎꯔꯤ ꯆꯩꯅꯥ ꯐꯪꯂꯤ ꯅꯪꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤ ꯃꯌꯥꯝꯁꯤ ꯇꯥꯔꯨꯔꯒ ꯈꯪꯂꯨꯔꯕ ꯃꯇꯨꯡ ꯅꯪꯕꯨ ꯅꯨꯡꯁꯤꯕꯁꯨ ꯍꯦꯜꯂꯛꯄꯒꯨꯝ ꯇꯧꯈ꯭ꯔꯦ ꯂꯨꯁꯤ ꯅꯪ ꯑꯩꯒꯤ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯑꯗꯨꯗ ꯑꯃꯨꯛꯇ ꯍꯜꯂꯛꯍꯟꯁꯤꯕ ꯂꯨꯁꯤꯒꯤ ꯋꯥꯈꯜꯗ ꯄꯨꯝꯍꯦꯟꯕ ꯉꯥꯎꯔꯤ ꯑꯉꯥꯎꯕ ꯑꯣꯏꯈ꯭ꯔꯦ ꯂꯨꯍꯣꯡꯂꯕ ꯅꯨꯄꯤ ꯂꯩꯔꯕ ꯃꯥꯅ ꯃꯤꯒꯤ ꯁꯥꯒꯩꯁꯤꯡꯗ ꯆꯟꯈ꯭ꯔꯕ ꯃꯥꯒꯤꯅ ꯅꯨꯡꯁꯤꯖꯕꯤ ꯃꯤꯒꯤꯅ ꯅꯨꯄꯤ ꯑꯣꯏꯈ꯭ꯔꯕꯤ ꯑꯇꯣꯞꯄ ꯁꯥꯒꯩ ꯑꯃꯒꯤ ꯃꯧ ꯑꯃꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯄꯥꯝꯕ ꯅꯨꯡꯁꯤꯕ ꯑꯗꯨꯃꯛ ꯄꯣꯛꯂꯤ ꯁꯦꯡꯅ ꯄꯨꯝꯍꯦꯟꯕ ꯑꯉꯥꯎꯕ ꯑꯣꯜꯂꯤ ꯑꯉꯥꯎꯕ ꯂꯨꯁꯤꯒꯤ ꯅꯨꯡꯁꯤꯕꯗ ꯉꯥꯎꯔꯕ ꯃꯤꯁꯛ ꯍꯥꯏꯕꯗꯣ ꯑꯩꯕꯨ ꯅꯪꯅ ꯁꯤꯒꯤ ꯐꯤꯕꯝꯁꯤꯗ ꯅꯈꯨꯠꯇꯨꯃꯛꯅ ꯑꯣꯏꯍꯜꯂꯝꯕꯀꯣ ꯁꯤꯕꯨ ꯅꯪꯒꯤ ꯀꯔꯤ ꯄꯨꯛꯆꯦꯜꯅꯣ ꯀꯔꯤ ꯋꯥꯈꯜꯅꯣ ꯂꯨꯁꯤ ꯅꯪꯕꯨ ꯅꯨꯡꯁꯤꯕꯁꯤ ꯀꯔꯤꯒꯤ ꯑꯩꯉꯣꯟꯗ ꯆꯩꯅꯥ ꯑꯣꯏꯅ ꯄꯤꯔꯤꯕꯅꯣ ꯂꯨꯁꯤ ꯅꯪꯅ ꯑꯩꯕꯨ ꯑꯁꯨꯛ ꯑꯣꯠꯂꯤꯕꯁꯤ ꯀꯩꯒꯤꯅꯣ ꯂꯨꯁꯤ ꯄꯨꯝꯍꯦꯟꯕꯒꯤ ꯋꯥꯈꯜꯗꯣ ꯁꯦꯡꯅ ꯀꯉꯥꯎꯅꯕ ꯍꯥꯏꯗꯨ ꯑꯣꯏꯔꯤ ꯃꯤꯀꯨꯞꯇꯨꯗ ꯄꯨꯡ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯆꯥꯛ ꯏꯁꯤꯡꯗꯨ ꯊꯣꯡꯂꯝ ꯊꯥꯛꯂꯝ ꯇꯧꯔꯒ ꯃꯀꯨ ꯏꯕꯨꯡꯉꯣ ꯑꯣꯏꯔꯤꯕ ꯑꯕꯤꯔꯥꯝꯕꯨ ꯄꯤꯖ ꯄꯤꯊꯛ ꯇꯧꯔꯝꯂꯕ ꯃꯇꯨꯡꯗ ꯏꯟꯗꯨꯒ ꯃꯌꯣꯜ ꯁꯅꯥꯒꯗꯨ ꯃꯈꯣꯏ ꯃꯅꯥꯛꯀꯤ ꯑꯗꯨꯗ ꯂꯩꯕ ꯐꯥꯔꯃꯥꯁꯤꯗꯨꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯗꯒꯤ ꯍꯤꯗꯥꯛ ꯂꯩꯒꯗꯧꯕꯁꯤꯡꯗꯨ ꯂꯩꯔꯒ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯂꯤ ꯏꯃꯥꯗꯤ ꯆꯥꯛ ꯆꯥꯊꯣꯛꯄꯤꯔꯝꯂꯣ ꯆꯥꯛꯁꯦ ꯑꯩꯗꯤ ꯗꯥꯏꯍꯦꯟ ꯍꯥꯟꯅ ꯈꯖꯤꯛ ꯄꯤꯖꯔꯒ ꯍꯤꯗꯥꯛ ꯆꯥꯅꯕ ꯍꯥꯏꯅ ꯇꯧꯔꯨꯈꯤꯒꯦ ꯍꯣꯏ ꯌꯥꯏ ꯑꯗꯨꯝ ꯇꯧꯔꯁꯨ ꯀꯥꯏꯗꯦꯌꯦ ꯍꯣꯏ ꯏꯃꯥ ꯑꯗꯣ ꯏꯃꯧ ꯏꯕꯦꯝꯃ ꯏꯪꯅ ꯇꯞꯅ ꯍꯥꯏꯌꯨꯀꯣ ꯊꯦꯝꯃꯨ ꯃꯥꯒꯤ ꯃꯀꯣꯛ ꯂꯩꯈꯠꯄ ꯃꯁꯤꯡꯗꯣ ꯑꯃꯨꯛ ꯇꯧꯔꯛꯀꯅꯤ ꯃꯌꯣꯜꯁꯅ ꯃꯀꯣꯛꯇꯣ ꯅꯣꯝꯂꯒ ꯅꯃꯧ ꯈꯪꯖꯩ ꯒ꯭ꯌꯥꯟ ꯇꯥꯖꯩꯌꯦ ꯏꯃꯥ ꯆꯠꯂꯣ ꯄꯤꯖꯊꯣꯛꯂꯨꯔꯣ ꯃꯌꯣꯜꯁꯅ ꯄꯨꯝꯍꯦꯟꯕꯅ ꯆꯥꯅꯕ ꯍꯥꯏꯗꯨꯅ ꯆꯥꯛ ꯏꯟꯁꯥꯡꯗꯨ ꯅꯤꯡꯊꯤꯅ ꯄ꯭ꯂꯦꯠ ꯑꯃꯗ ꯍꯥꯞꯂꯒ ꯒꯨꯂꯤꯗꯨꯒ ꯄꯨꯟꯅ ꯄꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ ꯃꯈꯣꯏꯒꯤ ꯀꯥꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯃꯇꯧꯗꯨ ꯏꯟꯗꯨꯅ ꯆꯥꯛ ꯆꯥꯅ ꯃꯨꯟꯅ ꯌꯦꯡꯍꯧꯗꯨꯅ ꯑꯁꯨꯛ ꯒ꯭ꯌꯥꯟ ꯇꯥꯕꯤ ꯈꯣꯡꯒꯨꯜ ꯇꯥꯕꯤ ꯑꯉꯥꯡꯅꯤ ꯍꯥꯏꯔꯒꯁꯨ ꯑꯁꯨꯛ ꯋꯥꯈꯜ ꯂꯩꯕꯤ ꯏꯃꯧꯁꯦ ꯁꯤꯗ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯏꯆꯥꯁꯤꯅ ꯅꯨꯡꯁꯤꯕ ꯃꯤꯅꯨꯡꯁꯤ ꯄꯣꯛꯇ꯭ꯔꯤꯕꯁꯦ ꯃꯁꯤ ꯀꯔꯤꯒꯤꯅꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯒꯤ ꯏꯆꯥꯁꯦ ꯃꯗꯨꯒꯤ ꯅꯨꯄꯤ ꯂꯨꯁꯤ ꯍꯥꯏꯕꯗꯨꯒꯤ ꯋꯥꯈꯜꯗ ꯁꯨꯝ ꯂꯨꯞꯇꯨꯅ ꯇꯧꯔꯒ ꯂꯩꯈ꯭ꯔꯕ ꯖꯥꯠꯂꯥ ꯑꯗꯨꯕꯨ ꯂꯨꯍꯣꯡꯁꯨ ꯂꯨꯍꯣꯡꯈ꯭ꯔꯦ ꯍꯥꯏꯅ ꯇꯥꯏ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯏꯆꯥꯁꯤꯅ ꯁꯨꯝ ꯃꯗꯨꯒꯤ ꯅꯨꯄꯤꯗꯨꯒꯤ ꯋꯥꯈꯜꯗ ꯂꯨꯞꯇꯨꯅ ꯂꯩꯔꯤꯕꯁꯦ ꯀꯥꯟꯅꯗꯦ ꯑꯁꯨꯝꯅ ꯁꯨꯝ ꯇꯧꯔꯒ ꯂꯩꯔꯗꯤ ꯌꯨꯝꯁꯤ ꯌꯨꯝ ꯑꯣꯏꯅ ꯄꯥꯟꯕ ꯉꯝꯂꯛꯂꯔꯣꯏ ꯏꯃꯨꯡꯁꯤ ꯏꯃꯨꯡ ꯑꯃ ꯑꯣꯏꯅ ꯂꯦꯞꯄ ꯌꯥꯔꯛꯂꯔꯣꯏ ꯑꯩꯒꯤ ꯏꯃꯧꯁꯤꯗꯁꯨ ꯍꯦꯟꯅ ꯆꯩꯅꯥ ꯐꯪꯂꯛꯂꯒꯅꯤ ꯑꯗꯨꯅ ꯊꯕꯛ ꯈꯔ ꯄꯥꯏꯈꯠꯍꯧꯗꯕ ꯇꯧꯍꯧꯗꯕ ꯌꯥꯗ꯭ꯔꯦ ꯋꯥꯈꯜ ꯂꯩꯕꯤ ꯏꯟꯗꯨꯗꯨ ꯑꯣꯏꯔꯤꯕ ꯊꯣꯛꯂꯤꯕ ꯃꯌꯥꯝꯗꯨꯒꯤ ꯋꯥꯈꯜ ꯈꯜꯂꯛꯂꯤ ꯀꯔꯝ ꯂꯥꯛꯁꯤꯟꯗꯨꯅ ꯑꯐꯕ ꯑꯃꯒꯤ ꯄꯣꯂꯣꯏꯗ ꯀꯔꯝ ꯄꯨꯔꯛꯁꯤꯒꯦ ꯍꯥꯏꯅ ꯈꯜꯂꯛꯂꯤ ꯌꯥꯝ ꯃꯨꯟꯅ ꯋꯥꯈꯜ ꯑꯗꯨꯗ ꯃꯃꯧ ꯅꯨꯄꯤꯁꯤꯅ ꯑꯁꯨꯝꯅ ꯂꯩꯕ ꯃꯇꯧꯁꯤꯁꯨ ꯏꯟꯗꯨ ꯅꯨꯡꯉꯥꯏꯕ ꯄꯣꯛꯇꯕꯅꯤ ꯃꯔꯝꯗꯤ ꯃꯌꯣꯜ ꯁꯅꯥꯁꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯄꯣꯛꯂꯨꯔꯕꯅꯤ ꯏꯟꯗꯨ ꯃꯥꯅ ꯃꯥꯒꯤ ꯃꯃꯧ ꯑꯣꯏꯅ ꯃꯆꯥ ꯅꯤꯡꯉꯣꯜꯒꯨꯝꯅ ꯈꯟꯅ ꯃꯌꯣꯜ ꯁꯅꯥꯅ ꯃꯈꯣꯏꯒꯤ ꯀꯥ ꯇꯝꯅ ꯂꯥꯛꯇꯨꯅ ꯃꯅꯨꯡ ꯆꯪꯂꯛꯄꯗꯗꯤ ꯄꯨꯝꯍꯦꯟꯕꯗꯨ ꯃꯁꯥ ꯇꯪꯈꯥꯏ ꯑꯃ ꯐꯝꯂꯒ ꯃꯁꯥꯗꯨ ꯄꯨꯂꯞ ꯃꯅꯤꯡꯗ ꯃꯣꯟꯅ ꯉꯥꯛꯂꯒ ꯂꯩꯔꯝꯂꯦ ꯃꯃꯤꯠ ꯑꯅꯤꯃꯛꯇꯨꯁꯨ ꯎꯏꯁꯤꯜꯂꯤ ꯇꯨꯝꯊꯔꯤꯕ ꯃꯥꯜꯂꯤ ꯃꯇꯧꯗꯣ ꯃꯌꯣꯜ ꯁꯅꯥ ꯇꯞꯂꯤ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯆꯥꯛ ꯀꯩꯀꯩ ꯍꯥꯞꯂꯤꯕ ꯄ꯭ꯂꯦꯠꯇꯨ ꯅꯥꯀꯟꯒꯤ ꯇꯦꯕꯜ ꯃꯆꯥꯗꯨꯗ ꯊꯝꯈ꯭ꯔꯦ
ꯑꯗꯨꯒ ꯈꯣꯟꯖꯦꯜꯗꯨ ꯑꯇꯞꯄ ꯈꯣꯟꯖꯦꯜꯗ ꯗꯥꯍꯦꯟ ꯗꯥꯍꯦꯟ ꯑꯁ ꯑꯃꯨꯛ ꯇꯨꯝꯊꯈ꯭ꯔꯤ ꯃꯥꯜꯂꯤ ꯇꯧꯔꯤꯁꯤ ꯃꯁꯥ ꯉꯝꯗꯕꯅꯤꯅ ꯄꯪꯇꯨꯝꯗ ꯇꯨꯝꯅꯤꯡꯕꯤꯗꯣ ꯁꯣꯏꯗꯅ ꯇꯧꯔꯝꯅꯤꯕ ꯃꯌꯣꯜꯁꯅꯥ ꯍꯟꯖꯤꯟ ꯑꯃꯨꯛ ꯗꯥꯍꯦꯟ 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 ꯄꯨꯝꯍꯦꯟꯕꯗꯣ ꯍꯟꯗꯛꯃꯨꯛꯇꯤ ꯃꯃꯤꯠꯇꯨ ꯃꯣꯂꯤ ꯃꯣꯂꯤ ꯄꯥꯡꯂꯛꯇꯨꯅ ꯃꯌꯣꯜꯁꯅꯥꯗ ꯌꯦꯡꯂꯛꯏ ꯃꯌꯣꯜꯁꯅꯥ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯏꯁꯥ ꯉꯝꯗꯕꯒꯤ ꯁꯨꯝ ꯇꯨꯝꯁꯤꯟꯅꯤꯡꯕꯤꯗꯣ ꯗꯥꯍꯦꯟ ꯇꯧꯔ ꯃꯥꯜꯂꯤ ꯄꯨꯝꯍꯦꯟꯕ ꯈꯨꯝꯂꯛꯇꯦ ꯑꯗꯣ ꯑꯩꯅ ꯆꯥꯛ ꯄꯨꯔꯛꯏ ꯗꯥꯍꯦꯟꯒꯤ ꯆꯥꯛꯁꯤ ꯈꯤꯇꯪ ꯆꯥꯊꯣꯛꯁꯤ ꯄꯨꯝꯍꯦꯟꯕꯅ ꯈꯣꯟꯖꯦꯜꯗꯨ ꯏꯔꯣꯜꯂꯣꯅ ꯑꯩ ꯆꯥꯅꯤꯡꯗ꯭ꯔꯦ ꯌꯥꯔꯦ ꯄꯨꯊꯣꯛꯈ꯭ꯔꯣ ꯗꯥꯍꯦꯟ ꯑꯁꯤ ꯆꯥꯔꯒ ꯒꯨꯂꯤꯁꯨ ꯆꯥꯒꯗꯧꯕꯅꯤ ꯑꯩꯅ ꯂꯩꯔꯛꯑꯕꯅꯤ ꯏꯃꯥꯒ ꯐꯥꯔꯃꯥꯁꯤꯗꯒꯤ ꯆꯠꯂꯨꯔꯒ ꯑꯩ ꯏꯁꯥ ꯀꯩꯁꯨꯝ ꯇꯧꯗꯦ ꯀꯩꯒꯤ ꯒꯨꯂꯤꯅꯣ ꯑꯩ ꯀꯩꯝ ꯇꯧꯗꯦ ꯗꯥꯍꯦꯟ ꯃꯁꯥ ꯉꯝꯗ꯭ꯔꯤꯗꯨꯗꯤ ꯑꯗꯨꯒꯤꯅꯤ ꯄꯨꯝꯍꯦꯟꯕ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩ ꯃꯌꯣꯜꯁꯅꯥꯅ ꯇꯞꯂꯤ ꯇꯞꯂꯤ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏꯔꯛꯏ ꯆꯥꯛꯁꯤꯗꯤ ꯈꯤꯇꯪ ꯑꯣꯏꯔꯁꯨ ꯆꯥꯁꯤ ꯑꯗꯨꯒ ꯍꯤꯗꯥꯛꯇꯨ ꯆꯥꯅꯕ ꯅꯠꯇ꯭ꯔꯗꯤ ꯏꯁꯥꯗꯣ ꯍꯦꯟꯅ ꯅꯥꯁꯤꯟꯈ꯭ꯔꯗꯤ ꯁꯣꯛꯀꯅꯤ ꯅꯥꯕ ꯍꯧꯔꯛꯇ ꯉꯥꯏꯔꯤꯀꯥꯟ ꯆꯥꯎꯕꯅ ꯐꯅꯤ ꯍꯤꯗꯥꯛꯁꯨ ꯄꯨꯝꯍꯦꯟꯕꯅ ꯁꯠ ꯅꯪꯅ ꯁꯤꯒꯤ ꯃꯔꯝꯒꯤ ꯋꯥꯕꯤꯌꯨ ꯍꯥꯏꯗꯤ ꯅꯪ ꯍꯩꯄꯥ ꯁꯥꯏꯁꯤ ꯀꯩꯒꯤꯅꯣ ꯗꯥꯍꯦꯟ ꯃꯌꯣꯜꯁꯅꯥ ꯀꯩꯒꯤꯅꯣ ꯅꯪꯅ ꯃꯤꯅ ꯍꯥꯏꯕ ꯋꯥꯗ ꯏꯜꯂꯒ ꯌꯥꯔꯒ ꯊꯕꯛ ꯄꯨꯝꯕ ꯈꯣꯡ ꯊꯥꯡꯒꯠꯂꯤꯕꯗꯤ ꯃꯌꯣꯜꯁꯅꯥ ꯄꯨꯝꯍꯦꯟꯕꯒꯤ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯋꯥꯍꯩꯗꯨꯗ ꯀꯣꯛ ꯉꯥꯎꯏ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯃꯔꯤ ꯂꯩꯅꯕ ꯄꯥꯎꯈꯨꯝ ꯄꯤꯔꯛꯄꯒꯤ ꯃꯍꯨꯠ ꯗꯥꯍꯦꯟ ꯑꯩ ꯅꯨꯡꯁꯤꯗ꯭ꯔꯁꯨ ꯑꯩ ꯍꯩꯅꯗ꯭ꯔꯁꯨ ꯍꯪꯒꯣꯏꯔꯁꯨ ꯆꯥꯛꯁꯤꯗꯤ ꯆꯥꯁꯤ ꯃꯔꯝꯗꯤ ꯏꯁꯥ ꯉꯝꯗꯕꯗꯣ ꯑꯗꯨꯒꯤꯅꯤ ꯆꯤꯟꯗ ꯗꯥꯍꯦꯟꯅ ꯀꯩꯁꯨꯝ ꯇꯧꯗꯦꯅ ꯍꯥꯏꯔꯁꯨ ꯁꯛꯐꯝꯗ ꯗꯥꯍꯦꯟꯒꯤ ꯑꯗꯨꯝ ꯂꯣꯏꯅ ꯎꯕ ꯈꯪꯕ ꯉꯝꯃꯤ ꯑꯗꯨꯅ ꯌꯥꯔꯗꯤ ꯆꯥꯛꯁꯤ ꯈꯤꯇꯪ ꯆꯥꯅꯕ ꯇꯧꯁꯤꯕ ꯗꯥꯍꯦꯟ ꯄꯨꯝꯍꯦꯟꯕ ꯋꯥ ꯍꯥꯏꯔꯤꯕꯤ ꯃꯌꯣꯜꯁꯅꯥꯗ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩꯗꯨꯁꯨ ꯃꯨꯟꯅ ꯇꯥꯏ ꯑꯗꯨꯒꯤ ꯃꯇꯨꯡ ꯄꯨꯝꯍꯦꯟꯕ ꯁꯣꯔ ꯑꯃꯇꯪ ꯇꯞꯅ ꯍꯣꯟꯗꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯞꯅ ꯐꯔꯦ ꯍꯣꯏ ꯑꯩ ꯆꯥꯔꯒꯦ ꯆꯥꯅ ꯆꯥꯅ ꯑꯩ ꯅꯪꯒ ꯋꯥꯔꯤꯁꯨ ꯁꯥꯕ ꯄꯥꯝꯃꯤ ꯍꯣꯏ ꯁꯥꯁꯦꯕ ꯑꯗꯣ ꯆꯥꯛꯇꯤ ꯆꯥꯎꯀꯣ ꯃꯌꯣꯜꯁꯅꯥ ꯇꯞꯅ ꯆꯥꯛꯇꯨ ꯂꯧꯈꯠꯂꯛꯇꯨꯅ ꯄꯨꯝꯍꯦꯟꯕꯗ ꯄꯤꯔꯛꯏ ꯁꯤ ꯆꯥꯔꯣ ꯄꯨꯝꯍꯦꯟꯕ ꯆꯥꯛꯇꯨꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯑꯃꯨꯛ ꯃꯌꯣꯜꯁꯅꯥꯗ ꯍꯥꯏꯔꯞ ꯑꯃꯨꯛ ꯌꯦꯡꯂ ꯃꯇꯨꯡꯗ ꯅꯪꯅ ꯑꯣꯏꯅ ꯑꯗꯨꯝ ꯄꯤꯖꯔꯛꯑꯣ ꯑꯩ ꯈꯨꯠ ꯍꯥꯝꯕ ꯇꯜꯂꯤ ꯃꯌꯣꯜꯁꯅꯥꯅ ꯀꯩꯕꯣ ꯀꯩ ꯍꯥꯏꯕꯅꯣ ꯗꯥꯍꯦꯟ ꯅꯪꯅ ꯏꯜꯂꯛꯑꯣ ꯍꯥꯏꯕꯅꯤ ꯃꯌꯣꯜꯁꯅꯥꯗꯣ ꯄꯨꯝꯍꯦꯟꯕꯒꯤ ꯋꯥꯍꯩ ꯑꯃꯗꯤ ꯃꯇꯧꯗꯨꯗ ꯄꯨꯛꯅꯤꯡꯗꯨꯗ ꯌꯥꯝ ꯍꯔꯥꯎꯕ ꯑꯃ ꯄꯣꯛꯆꯩ ꯑꯁꯦꯡꯕꯒꯤꯔꯣ ꯄꯨꯝꯍꯦꯟꯕ ꯃꯀꯣꯛꯇꯨ ꯅꯣꯝꯃꯤ ꯃꯌꯣꯜꯁꯅꯥꯅ ꯑꯃꯨꯛ ꯑꯩ ꯁꯤꯗ ꯗꯥꯍꯦꯟꯒꯤ ꯐꯃꯨꯡꯁꯤꯗ ꯐꯝꯂꯒꯦ ꯃꯁꯤꯁꯤꯗ ꯑꯩ ꯐꯝꯂꯛꯀꯦ ꯌꯥꯕ꯭ꯔꯥ ꯌꯥꯒꯗ꯭ꯔꯥ ꯗꯥꯍꯦꯟ ꯄꯨꯝꯍꯦꯟꯕ ꯋꯥ ꯉꯥꯡꯗ ꯃꯀꯣꯛꯇꯨ ꯅꯣꯝꯂꯒ ꯃꯈꯣꯡ ꯇꯤꯡꯊꯣꯛꯇꯨꯅ ꯂꯩꯔꯝꯕ ꯃꯄꯥꯗꯨ ꯐꯠ ꯅꯥꯀꯜꯂꯣꯝꯗ ꯊꯩꯗꯣꯛꯈꯤ ꯃꯇꯧꯗꯨꯅ ꯇꯥꯛꯄꯗꯤ ꯐꯝꯂꯨ ꯌꯥꯔꯦ ꯍꯥꯏꯅ ꯃꯌꯣꯜꯁꯅꯥꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯇꯞꯅ ꯐꯝꯊꯔꯛꯏ ꯈꯨꯠꯇꯤ ꯍꯥꯝꯂꯒ ꯂꯥꯛꯂꯦ ꯑꯩꯗꯤ ꯑꯗꯨꯝ ꯇꯣꯠꯂꯒ ꯏꯜꯂꯛꯂꯒꯦꯀꯣ ꯏꯃꯥꯁꯨ ꯆꯥꯍꯧꯔꯦ ꯗꯥꯍꯦꯟ ꯄꯤꯖꯔꯝꯂꯒ ꯑꯩ ꯑꯃꯨꯛ ꯆꯥꯗꯣꯏꯅꯦꯕ ꯄꯨꯝꯍꯦꯟꯕ ꯋꯥ ꯉꯥꯡꯗ ꯇꯨꯃꯤꯟ ꯂꯩ ꯏꯟꯁꯥꯡꯁꯨ ꯑꯆꯝꯕ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯔꯕꯅꯤ ꯉꯥꯁꯤꯁꯨ ꯑꯔꯧꯕꯅꯤ ꯁꯤꯁꯨ ꯏꯜꯂꯛꯀꯦ ꯃꯌꯣꯜꯁꯅꯥ ꯋꯥ ꯍꯥꯏꯗꯨꯅ ꯉꯥꯡꯂꯗꯨꯅ ꯆꯥꯛ ꯇꯣꯠꯇꯨꯅ ꯄꯨꯝꯍꯦꯟꯕ ꯃꯉꯣꯟꯗ ꯏꯟꯕ ꯍꯧꯏ ꯄꯨꯝꯍꯦꯟꯕꯁꯨ ꯑꯗꯨꯝ ꯇꯨꯃꯤꯟ ꯆꯥꯏ ꯃꯃꯤꯠꯇꯨꯅ ꯃꯌꯣꯜꯁꯅꯥꯗ ꯌꯦꯡꯕꯁꯨ ꯂꯦꯞꯇꯦ ꯍꯧꯕ꯭ꯔꯥ ꯃꯍꯥꯎ ꯈꯪꯗꯕ꯭ꯔꯥ ꯆꯤꯂꯩꯗꯣ ꯀꯃꯥꯏ ꯇꯧꯒꯦ ꯄꯨꯝꯍꯦꯟꯕ ꯍꯟꯗꯛꯃꯨꯛꯇꯤ ꯃꯀꯣꯛꯇꯣ ꯍꯥꯏꯗꯨꯅ ꯀꯩꯁꯨꯝ ꯇꯧꯗꯦ ꯑꯣ ꯑꯗꯨꯗꯤ ꯏꯜꯂꯛꯈꯤꯒꯦꯀꯣ ꯃꯌꯣꯜꯁꯅꯥꯗꯤ ꯁꯦꯡꯅ ꯍꯔꯥꯎꯖꯩ ꯑꯗꯨꯝ ꯇꯧꯕ ꯃꯤꯀꯨꯞꯇꯨ ꯄꯨꯛꯅꯤꯡꯗꯁꯨ ꯑꯗꯨꯛ ꯅꯨꯡꯁꯤꯖꯩ ꯂꯣꯟꯅ ꯑꯗꯨꯕꯨ ꯃꯥꯏꯊꯣꯡꯗꯨꯗ ꯃꯣꯃꯣꯟꯅꯗꯨꯅ ꯈꯥꯡꯉꯤ ꯃꯌꯣꯜꯁꯅꯥꯗꯣ ꯆꯥꯛ ꯆꯥꯈꯣꯝꯗꯨ ꯑꯅꯤ ꯑꯍꯨꯝ ꯈꯔ ꯆꯥꯔ ꯃꯇꯨꯡꯗ ꯄꯨꯝꯍꯦꯟꯕꯅ ꯌꯥꯔꯦ ꯑꯣꯛꯂꯦ ꯌꯥꯔꯗ꯭ꯔꯅꯦ ꯆꯥꯛꯇꯤ ꯏꯁꯥꯁꯨ ꯆꯥꯁꯤꯟꯗ꯭ꯔꯤꯅ ꯌꯥꯝ ꯆꯥꯅꯤꯡꯗꯦ ꯅꯈꯨꯠꯇꯣ ꯍꯥꯝꯃꯨꯔ ꯆꯠꯂꯣ ꯋꯥꯔꯤ ꯈꯤꯇ ꯆꯥꯁꯤ ꯃꯌꯣꯜꯁꯅꯥꯅ ꯌꯥꯅꯤ ꯑꯗꯨꯝ ꯆꯥꯁꯤ ꯈꯨꯠ ꯍꯥꯝꯗ꯭ꯔꯁꯨ ꯀꯩꯁꯨꯝ ꯇꯧꯔꯣꯏ ꯄꯨꯝꯍꯦꯟꯕ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯋꯥ ꯉꯥꯡꯗ ꯃꯤꯀꯨꯞ ꯈꯔ ꯃꯤꯠꯌꯦꯡꯗꯨ ꯃꯌꯣꯜꯁꯅꯥꯗ ꯍꯥꯏꯔꯞ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯌꯣꯜꯁꯅꯥ ꯄꯨꯝꯍꯦꯟꯕꯅ ꯀꯧꯔꯛꯄꯅꯤ ꯃꯌꯣꯜꯁꯅꯥꯁꯨ ꯇꯞꯅ ꯂꯠꯂꯤ ꯍꯥꯎ ꯗꯥꯍꯦꯟ ꯅꯪ ꯁꯦꯡꯅ ꯑꯩꯁꯦ ꯅꯨꯡꯁꯤꯕ ꯐꯥꯎꯕ꯭ꯔꯥ
ꯌꯥꯝ ꯊꯥꯖꯗꯅ ꯍꯪꯂꯛꯄ ꯄꯨꯝꯍꯦꯟꯕꯒꯤ ꯋꯥꯍꯪꯗꯨꯗ ꯃꯌꯣꯜꯁꯅꯥ ꯃꯁꯥꯗꯣ ꯏꯊꯛ ꯊꯛꯀꯠꯂꯤ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯉꯁꯤꯒꯤ ꯄꯨꯝꯍꯦꯟꯕꯒꯤ ꯃꯇꯧꯁꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯂꯣꯟꯅ ꯈꯜꯂꯛꯂꯝꯃꯤ ꯃꯕꯨꯛꯇ ꯃꯌꯣꯜꯁꯅꯥ ꯍꯥꯏꯌꯣ ꯁꯦꯡꯅ ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯕ꯭ꯔꯥ ꯃꯌꯣꯜꯁꯅꯥ ꯇꯞꯅ ꯅꯨꯡꯁꯤꯌꯦ ꯀꯩꯒꯤꯅꯣ ꯑꯗꯨꯒ ꯅꯪꯅ ꯑꯩ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯅꯪ ꯅꯁꯥꯒꯤ ꯅꯨꯡꯁꯤꯕ ꯀꯠꯊꯣꯛꯄ ꯉꯝꯗ꯭ꯔꯤꯁꯦ ꯃꯌꯣꯜꯁꯅꯥ ꯃꯀꯣꯛ ꯉꯥꯎꯅ ꯀꯩꯕꯨꯅꯣ ꯗꯥꯍꯦꯟ ꯅꯪꯅ ꯑꯩꯕꯨ ꯁꯦꯡꯅ ꯅꯨꯡꯁꯤꯔꯗꯤ ꯀꯠꯊꯣꯛꯄ ꯐꯥꯎꯕ ꯉꯝꯐꯝ ꯊꯣꯛꯇꯕ꯭ꯔꯥ ꯁꯤ ꯅꯪꯅ ꯀꯩꯒꯤ ꯉꯝꯗ꯭ꯔꯤꯅꯣ ꯍꯥꯏꯕꯅꯤ ꯗꯥꯍꯦꯟꯅ ꯍꯥꯏꯅꯤꯡꯂꯤꯕ ꯋꯥꯁꯤ ꯀꯩꯅꯣ ꯑꯩ ꯂꯧꯁꯤꯟꯕ ꯉꯝꯗ꯭ꯔꯦ ꯅꯪ ꯅꯁꯥꯅ ꯇꯧꯔꯛꯄ ꯊꯕꯛꯄꯨ ꯅꯪꯅ ꯈꯪꯖꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯃꯌꯣꯜꯁꯅꯥ ꯃꯀꯣꯛ ꯏꯉꯥꯎ ꯉꯥꯎꯅ ꯑꯗꯨꯃꯛ ꯐꯝꯗꯨꯅ ꯂꯩ ꯄꯨꯝꯍꯦꯟꯕꯅ ꯃꯈꯥ ꯇꯥꯔꯛꯇꯨꯅ ꯀꯩꯒꯤꯅꯣ ꯅꯪꯅ ꯂꯨꯁꯤꯅ ꯍꯥꯏꯕ ꯋꯥꯗ ꯏꯟꯗꯨꯅ ꯅꯪꯅ ꯑꯩꯒꯤ ꯅꯥꯛꯇ ꯑꯩꯉꯣꯟꯗ ꯃꯤꯅꯝꯗꯨꯅ ꯅꯝꯊꯥꯛ ꯇꯧꯔꯒ ꯅꯪ ꯑꯩ ꯉꯁꯤ ꯂꯨꯍꯣꯡꯂꯛꯂꯤꯕꯁꯦ ꯀꯩꯒꯤꯅꯣ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯃꯌꯣꯜꯁꯅꯥ ꯃꯁꯥꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯀꯔꯝꯅ ꯑꯔꯣꯟꯕ ꯄꯨꯝꯕ ꯈꯪꯂꯝꯂꯤꯕꯅꯣ ꯍꯥꯏꯅ ꯈꯟꯕꯗ ꯇꯊꯛ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯄꯨꯝꯍꯦꯟꯕ ꯃꯉꯣꯟꯗ ꯌꯦꯡꯖꯔꯛꯇꯨꯅ ꯂꯩꯔꯛꯏ ꯑꯩ ꯈꯪꯉꯤ ꯇꯥꯔꯤ ꯋꯥꯔꯤ ꯂꯣꯏꯅ ꯅꯪ ꯍꯧꯖꯤꯛꯇꯤ ꯆꯩꯅꯥꯁꯨ ꯐꯪꯂꯦ ꯑꯩꯒꯤ ꯅꯨꯡꯁꯤꯕꯒꯤ ꯅꯠꯇ꯭ꯔꯥ ꯃꯌꯣꯜꯁꯅꯥꯗꯣ ꯍꯟꯗꯛꯃꯨꯛꯇꯤ ꯇꯞꯅ ꯑꯩ ꯀꯔꯤꯁꯨ ꯋꯥꯗꯦꯗ ꯐꯪꯗꯦ ꯆꯩꯅꯥꯁꯨ ꯑꯃꯠꯇ ꯃꯌꯣꯜꯁꯅꯥ ꯅꯪꯕꯨ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅꯗꯤ ꯅꯨꯡꯁꯤꯌꯨ ꯍꯥꯏꯕ ꯌꯥꯗꯧꯕ ꯑꯩ ꯉꯝꯗꯧ ꯃꯥꯟꯗꯦ ꯀꯔꯝ ꯇꯧꯅꯤ ꯅꯪ ꯗꯥꯍꯦꯟ ꯑꯩꯗꯤ ꯍꯧꯖꯤꯛꯁꯨ ꯅꯨꯡꯁꯤꯔꯤ ꯃꯥꯕꯨ ꯅꯨꯡꯁꯤꯔꯤ ꯂꯨꯁꯤꯕꯨ ꯃꯥ ꯈꯛꯄꯨ ꯅꯨꯡꯁꯤꯔꯤꯌꯦ ꯉꯁꯤꯁꯨ ꯑꯩꯅ ꯃꯌꯣꯜꯁꯅꯥ ꯃꯃꯥꯏꯗꯨ ꯇꯨꯃꯤꯟ ꯅꯣꯟꯊꯗꯨꯅ ꯂꯩꯈꯤ ꯃꯇꯧꯗꯨꯗ ꯅꯪꯕꯨ ꯍꯪꯒꯣꯏ ꯇꯨꯀꯠꯆꯅ ꯌꯦꯡꯂꯝꯕ ꯑꯩꯒꯤ ꯃꯤꯠꯌꯦꯡꯗꯨꯗꯤ ꯃꯤꯀꯨꯞꯁꯤꯗꯒꯤ ꯑꯩ ꯍꯟꯗꯣꯛꯂꯒꯦ ꯍꯥꯏꯅ ꯈꯜꯂꯤ ꯅꯤꯡꯂꯩ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕ ꯅꯪꯕꯨ ꯅꯨꯡꯁꯤꯕꯗꯤ ꯑꯩ ꯉꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ ꯑꯩ ꯊꯥꯖꯗꯦ ꯃꯌꯣꯜꯁꯅꯥ ꯏꯪꯅ ꯇꯞꯂꯤ ꯈꯨꯝꯂꯛꯏ ꯃꯌꯣꯜꯁꯅꯥ ꯍꯟꯗꯛꯃꯨꯛꯇꯤ ꯗꯥꯍꯦꯟꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯛꯄ ꯃꯤꯀꯨꯞꯇꯣ ꯑꯩ ꯉꯥꯏꯒꯦ ꯑꯗꯨꯝ ꯉꯥꯏꯒꯦ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯐꯪꯂꯣꯏ ꯈꯪꯂꯁꯨ ꯑꯩ ꯅꯪꯒꯤ ꯁꯪꯒꯥꯏꯁꯤꯗ ꯅꯪꯒꯤ ꯊꯃꯣꯏ ꯂꯩꯀꯣꯜꯁꯤꯗ ꯑꯗꯨꯃꯛ ꯂꯦꯞꯇꯨꯅ ꯂꯩꯒꯦ ꯃꯌꯣꯜꯁꯅꯥ ꯗꯥꯍꯦꯟ ꯑꯩꯁꯦ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯅꯨꯄꯤꯅꯤ ꯅꯪꯒ ꯂꯨꯍꯣꯡꯂꯕꯤ ꯂꯩꯕꯥꯛ ꯃꯌꯥꯝ ꯈꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯤꯅꯨꯡꯁꯤ ꯑꯗꯨꯗꯤ ꯈꯖꯤꯛꯇ ꯐꯥꯎꯕ ꯎꯠꯄꯤꯌꯨꯕ ꯀꯔꯤꯒꯤꯅꯣ ꯗꯨꯔꯕꯥꯁꯥ ꯃꯥꯒꯤ ꯁꯛꯂꯣꯟꯗ ꯑꯩꯕꯨ ꯁꯨꯝ ꯑꯣꯠꯂꯤꯕ ꯗꯥꯍꯦꯟ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯌꯨꯕ ꯄꯨꯝꯍꯦꯟꯕꯅ ꯅꯪꯁꯨ ꯋꯥꯕ꯭ꯔꯅꯦ ꯗꯥꯍꯦꯟ ꯑꯩꯁꯨ ꯋꯥꯏ ꯌꯥꯝꯅ ꯋꯥꯏ ꯂꯨꯁꯤꯒ ꯂꯥꯞꯅꯕꯒꯤ ꯅꯨꯡꯁꯤ ꯃꯩꯁꯥꯛꯁꯦ ꯈꯥꯡꯕ ꯑꯩ ꯇꯁꯦꯡꯅ ꯋꯥꯏ ꯃꯌꯣꯜꯁꯅꯥ ꯂꯨꯁꯤꯒꯤ ꯄꯨꯟꯁꯤꯕꯨ ꯁꯦꯡꯅ ꯃꯤꯀꯨꯞ ꯑꯗꯨꯗ ꯌꯥꯝꯅ ꯀꯜꯂꯛꯄ ꯄꯣꯛꯂꯛꯏ ꯄꯨꯝꯍꯦꯟꯕ ꯃꯥꯅ ꯑꯗꯨꯛ ꯅꯨꯡꯁꯤꯖꯕꯗꯨꯗ ꯀꯜꯂꯛꯄ ꯃꯤꯍꯧꯕ ꯄꯣꯛꯂꯨꯕꯅꯤ ꯍꯧꯖꯤꯛꯇꯤ ꯍꯧꯈ꯭ꯔꯦ ꯂꯣꯏꯈ꯭ꯔꯦ ꯗꯥꯍꯦꯟ ꯏꯆꯦ ꯂꯨꯁꯤ ꯂꯨꯍꯣꯡꯈ꯭ꯔꯦ ꯃꯥ ꯂꯨꯍꯣꯡꯈ꯭ꯔꯦ ꯏꯐꯝꯗ ꯊꯣꯏꯗꯣꯛꯇꯦ ꯃꯗꯨꯒꯤ ꯋꯥꯐꯝꯗꯣ ꯃꯌꯣꯜꯁꯅꯥ ꯃꯄꯤ ꯇꯥꯔꯛꯀꯗꯧꯔꯦ ꯃꯍꯥꯛ ꯐꯝꯂꯤꯕꯗꯨꯗꯒꯤ ꯇꯞꯅ ꯍꯧꯒꯠꯂꯛꯂꯤ ꯑꯗꯨꯒ ꯋꯥ ꯉꯥꯡꯗ ꯃꯃꯥꯏꯗꯨ ꯂꯩꯗꯨꯅ ꯆꯠꯀꯦ ꯍꯥꯏꯅ ꯇꯧꯔꯛꯂꯤ ꯃꯇꯧꯗꯨꯗ ꯄꯨꯝꯍꯦꯟꯕ ꯃꯥꯅ ꯀꯩꯒꯤꯅꯣ ꯑꯩꯒꯤ ꯋꯥꯔꯤ ꯂꯣꯏꯗ꯭ꯔꯤꯉꯩ ꯍꯧꯒꯠꯇꯨꯅ ꯅꯪꯅ ꯆꯠꯂꯤꯗꯤ ꯑꯩꯒꯤ ꯍꯥꯏꯅꯤꯡꯕ ꯇꯝꯅꯤꯡꯕ ꯋꯥꯗꯨ ꯇꯝꯗ꯭ꯔꯤꯌꯦ ꯅꯪꯉꯣꯟꯗ ꯃꯌꯣꯜꯁꯅꯥ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯃꯃꯥꯏꯗꯨꯗꯤ ꯑꯣꯟꯁꯤꯜꯂꯛꯇꯦ ꯍꯥꯏꯕꯤꯌꯨ ꯑꯩ ꯇꯥꯅꯕ ꯂꯩꯖꯔꯤ ꯄꯨꯝꯍꯦꯟꯕ ꯃꯤꯀꯨꯞ ꯑꯃꯅꯤ ꯇꯨꯃꯤꯟꯅ ꯂꯩ ꯃꯌꯣꯜꯁꯅꯥꯁꯨ ꯑꯗꯨꯃꯛ ꯃꯁꯤ ꯂꯦꯡꯗꯅ ꯂꯩ ꯑꯗꯨꯝꯅ ꯂꯩꯅꯧꯔ ꯃꯇꯨꯡꯗ ꯄꯨꯝꯍꯦꯟꯕꯅ ꯃꯌꯣꯜꯁꯅꯥ ꯅꯪ ꯑꯩꯒꯤ ꯁꯔꯩꯁꯦ ꯀꯌꯥꯝ ꯀꯨꯏꯅ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯒꯅꯤ ꯅꯨꯡꯁꯤꯕꯅ ꯄꯤꯔꯛꯄ ꯆꯩꯅꯥꯗꯤ ꯑꯩ ꯈꯥꯡꯗꯨꯅ ꯂꯩꯕ ꯑꯗꯨꯝ ꯉꯝꯒꯅꯤ ꯆꯩꯊꯦꯡ ꯐꯪꯗꯨꯅ ꯊꯃꯣꯏꯁꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯥꯏꯗꯨꯅꯁꯨ ꯆꯩꯅꯥꯁꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯈꯥꯡꯕ ꯑꯩ ꯑꯗꯨꯝ ꯉꯝꯒꯅꯤ ꯄꯨꯝꯍꯦꯟꯕ ꯌꯥꯝ ꯃꯨꯟꯅ ꯃꯌꯣꯜꯁꯅꯥꯗ ꯌꯦꯡꯉꯤ ꯑꯗꯨꯒ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯅꯤꯡꯂꯤꯁꯦ ꯃꯌꯣꯜꯁꯅꯥ ꯑꯇꯩ ꯅꯠꯇꯦ ꯅꯪꯒꯤ ꯌꯨꯝꯗ ꯍꯟꯈ꯭ꯔꯣ ꯅꯪ ꯌꯨꯝꯗ ꯍꯟꯈ꯭ꯔꯣ ꯑꯩꯒꯤ ꯅꯥꯛꯇ ꯁꯨꯝ ꯂꯩꯔꯅꯨ ꯑꯩꯒꯤ ꯍꯥꯡꯂꯛꯂꯔꯣꯏꯗꯕ ꯊꯃꯣꯏꯒꯤ ꯊꯣꯡꯁꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯤꯜꯂꯅꯨ ꯃꯐꯝ ꯂꯩꯇ꯭ꯔꯕ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯂꯩꯀꯣꯜꯁꯤꯗ
ꯅꯅꯤꯡꯇꯝꯅ ꯂꯩꯁꯥ ꯇꯝꯒꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥꯗꯣ ꯑꯗꯨꯃꯁꯨ ꯊꯥꯗꯣꯛꯂꯣ. ꯑꯗꯨꯅ ꯅꯪ ꯌꯨꯝꯗ ꯑꯣꯏꯅ ꯍꯟꯗꯨꯅ ꯂꯩꯈ꯭ꯔꯣ ꯃꯌꯣꯜꯁꯅꯥ. ꯃꯌꯣꯜꯁꯅꯥ ꯄꯨꯝꯍꯦꯟꯕꯒꯤ ꯋꯥꯍꯩꯗꯨꯅ ꯃꯉꯣꯟꯗ ꯆꯩꯅꯥ ꯄꯤꯔꯛꯄꯒꯨꯝ ꯇꯧꯏ. ꯃꯃꯥꯏꯗꯨ ꯐꯠ ꯂꯩꯁꯤꯜꯂꯛꯇꯨꯅ ꯃꯄꯤꯔ ꯆꯦꯟꯅ ꯄꯨꯝꯍꯦꯟꯕꯗ ꯌꯦꯡꯂꯛꯏ. ꯗꯥꯍꯦꯟ, ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ? ꯀꯔꯤꯅꯣ ꯗꯥꯍꯦꯟ? ꯏꯅꯥꯛꯇ ꯁꯨꯝ ꯂꯩꯔꯅꯨ. ꯑꯩꯈꯣꯏꯅꯤ ꯗꯥꯏꯚꯔꯁ ꯇꯧꯔꯁꯤ ꯃꯌꯣꯜꯁꯅꯥ. ꯃꯌꯣꯜꯁꯅꯥꯗꯨ ꯄꯨꯝꯍꯦꯟꯕꯗ ꯋꯥꯔꯧꯅ ꯃꯤꯀꯨꯞ ꯈꯔ ꯌꯦꯡꯂ ꯃꯇꯨꯡ ꯃꯃꯥꯏꯗꯨ ꯐꯠ ꯂꯩꯊꯣꯛꯈꯤꯗꯨꯅ ꯉꯝꯃꯣꯏ. ꯑꯩꯒꯤ ꯏꯖꯠꯇꯤ ꯀꯔꯤꯝꯇ ꯈꯟꯕꯤꯗꯅ ꯍꯥꯏꯔꯛꯄ ꯋꯥꯗꯨꯃꯗꯤ ꯑꯩ ꯉꯝꯂꯣꯏ. ꯑꯩ ꯌꯥꯕ ꯁꯨꯛꯉꯝ ꯉꯝꯂꯣꯏ. ꯅꯪꯅ ꯑꯩꯒꯤ ꯏꯖꯠꯄꯨ ꯅꯝꯍꯠꯇꯨꯅ ꯃꯇꯝ ꯑꯁꯨꯛ ꯁꯥꯡꯕꯁꯦ ꯏꯅꯥꯛꯇ ꯂꯥꯛꯇꯨꯅ ꯂꯩꯕꯗ ꯑꯩꯅ ꯀꯔꯤ ꯍꯥꯏꯈꯤꯕꯒꯦ? ꯑꯗꯨꯅ ꯅꯪꯁꯨ ꯑꯩꯅ ꯇꯧꯔꯛꯄ ꯊꯕꯛꯇꯨ ꯑꯗꯨꯝ ꯏꯜꯂꯨ. ꯗꯥꯍꯦꯟ, ꯑꯗꯨꯅ ꯅꯪ ꯑꯩ ꯗꯥꯏꯚꯣꯔꯁ ꯇꯧꯅꯕ ꯇꯧꯁꯤ. ꯅꯪꯁꯨ ꯌꯨꯝꯗ ꯍꯟꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯖꯈ꯭ꯔꯣ. ꯅꯨꯡꯁꯤꯕꯤꯕ ꯉꯝꯂꯣꯏꯗꯧꯕ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯅꯤꯡꯉꯥꯏ ꯇꯠꯇꯅ ꯇꯧꯔꯅꯨ. ꯃꯤꯅꯨꯡꯁꯤ ꯄꯣꯛꯂꯛꯀꯗꯕꯁꯨ ꯂꯩꯇ꯭ꯔꯦ. ꯑꯩꯒꯤ ꯊꯃꯣꯏꯅ ꯑꯗꯨꯒꯤ ꯃꯍꯨꯠ ꯆꯩꯊꯦꯡ ꯑꯣꯏꯅ ꯐꯪꯒꯅꯤ ꯅꯁꯥꯗ. ꯑꯗꯨꯅ ꯃꯌꯣꯜꯁꯅꯥ, ꯅꯪ ꯌꯨꯝꯗ ꯍꯟꯈ꯭ꯔꯣ. ꯃꯌꯣꯜꯁꯅꯥꯒꯤ ꯊꯃꯣꯏꯗꯨ ꯀꯤꯟꯊꯗꯨꯅ ꯀꯥꯏꯔꯛꯂꯤ. ꯉꯥꯏꯍꯥꯛ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯃꯥꯡꯗ ꯌꯥꯝ ꯍꯔꯥꯎꯗꯅ ꯅꯣꯛꯈꯤꯕ ꯃꯤꯅꯣꯛꯇꯨꯁꯨ ꯃꯥꯡꯈ꯭ꯔꯦ. ꯑꯗꯨꯛ ꯃꯤꯅꯨꯡꯁꯤ ꯄꯣꯛꯄꯤꯔꯦ ꯉꯁꯤꯗꯤ ꯍꯥꯏꯅ ꯃꯤꯀꯨꯞ ꯈꯔ ꯅꯤꯡꯂꯨꯕ ꯑꯗꯨꯕꯨ ꯎꯠꯄꯤꯔꯤꯕ ꯃꯤꯅꯨꯡꯁꯤ ꯍꯔꯥꯎꯖꯔꯤꯕ ꯑꯗꯨꯒꯤ ꯍꯔꯥꯎꯃꯜ ꯑꯃꯗꯤ ꯅꯨꯡꯁꯤꯃꯜ ꯑꯣꯏꯅ ꯀꯥꯏꯅ ꯈꯨꯗꯣꯜ ꯑꯣꯏꯅ ꯃꯐꯝꯗ ꯇꯝꯂꯛꯀꯗꯧꯔꯦ ꯃꯤꯀꯨꯞ ꯑꯗꯨꯗ. ꯈꯨꯗꯣꯜ ꯑꯗꯨꯕꯨ ꯑꯗꯨꯝ ꯂꯧꯁꯤꯟꯕꯗ ꯇꯥꯔꯗ꯭ꯔꯥ ꯄꯨꯝꯍꯦꯟꯕ ꯃꯥꯒꯤ ꯀꯥꯏꯅ ꯈꯨꯗꯣꯜ ꯑꯗꯨꯕꯨ?